ꯃꯩꯀꯥꯟꯇ Oh, yes, sir. ꯀꯩꯀꯩ ꯌꯥꯝ ꯇꯞꯄꯤ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯁꯠ 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 ꯖꯣꯏꯟ ꯇꯧꯅꯦ ꯀꯩꯅꯣ ꯃꯣꯏꯕꯨ Hydrogen. ꯌꯥꯝ ꯁ꯭ꯂꯣ ꯑꯣꯏꯅꯦ Oh, yes, sir. Thank you. ꯀꯩꯀꯩ ꯌꯥꯝ ꯇꯞꯄꯤ ꯃꯌꯥꯝꯁꯦ ꯃꯩꯀꯥꯟꯇ ꯃꯇꯝ ꯃꯥꯡꯍꯜꯂꯦꯀꯣ ꯃꯣꯏ Yes, sir. 6ꯇꯒꯤ ꯑꯗꯨꯝ ꯍꯧꯖꯤꯜꯂꯁꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯑꯩ ꯍꯣꯏ ꯁꯣꯝꯗ ꯍꯧꯔꯗꯕꯅꯤ ꯉꯥꯏ ꯂꯩꯕ ꯀꯥꯟꯗꯦ ꯇꯥꯏꯃꯤꯡ ꯁꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯃꯦꯟꯇꯦꯟ ꯇꯧꯒꯗꯕꯅꯤ ꯇꯥꯏꯃꯤꯡ ꯍꯥꯟꯅ ꯑꯩ ꯅꯣꯠ ꯗꯥꯎꯟ ꯇꯧꯁꯜꯂꯒꯦ ꯁꯥꯔ ꯀꯅꯥ ꯀꯅꯥꯅꯣ ꯂꯥꯛꯇ꯭ꯔꯤꯕꯈꯩꯁꯦꯅ ꯑꯩꯉꯣꯟꯗ ꯂꯣꯏ ꯂꯤꯁ ꯂꯣꯏ ꯂꯩ ꯑꯩꯉꯣꯟꯗꯁꯨ ꯑꯦꯜꯄꯦꯖꯇ ꯊꯥꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏ ꯀꯦꯃꯦꯔꯥ ꯂꯣꯏ ꯑꯣꯟ ꯇꯧꯔꯣ ꯌꯥꯔꯦ ꯑꯇꯣꯞꯄꯁꯤꯡ ꯂꯣꯏ ꯆꯪꯖꯔꯛꯑꯖꯅꯤ ꯃꯁꯥ ꯃꯁꯥ ꯈꯪꯅ ꯅꯣꯏꯗ ꯑꯩꯒꯤ ꯀꯦꯃꯦꯔꯥ ꯆꯣꯡꯊꯣꯔꯛꯄ ꯆꯣꯡꯊꯣꯛꯇꯕ꯭ꯔꯥ ꯑꯦ ꯆꯣꯡꯊꯣꯛꯇꯦꯕꯀꯣ ꯎꯗꯦ ꯑꯩ ꯑꯃꯨꯛꯀ ꯔꯤꯖꯣꯏꯟ ꯇꯧꯔꯛꯀꯦ ꯑꯣꯀꯦ
ꯌꯥꯝ ꯇꯞꯄꯦ ꯖꯣꯏꯟ ꯇꯧꯏ ꯃꯌꯥꯝꯁꯤꯡꯁꯦ but anyway ngasi class yam important oiko very important Turjit kamai tawrige Sir yan nungay excited oy. record tawr nilakanda record tawr recording thamo bumkin kai legrage bumkin dagi vidyananda kai legrage Call off from the cut ke sir. tokolo bumkin muri changi okay nui myangi nahan gida keno road map pi daw kana yawi hero ayam loy road map ayam loy fange ay ngon loy khut loy lay re hoji kana yaw chi thab kana yawi nilagana sarip kai legrage sarip to jam slow chali du kai ni पैसादी तानदबे यादे हाई स्लो चले सिवाइन तो थबक स्लो चले दि कमाइन तौदुन ओके Sir, call off to lagi duga hara. तखलो के बरु जुम तखलो के बरु फोन तखलो Okay अनि sir. ngangi ayo sajid kayno tam slow chali dubo ha camera on to Oh, kayno tam slow chali dubo Bluetooth thina leram ba du. mi tranga sura mani sai digi join tori mem je lanchen ma kamain tori ge Nungai nungai ja. ꯑꯩꯉꯣꯟꯗ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯑꯣꯏꯗꯕꯩ ꯂꯤꯁꯁꯨ ꯂꯩꯀꯣ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯊꯥꯔꯛꯑꯦꯀꯣ ꯂꯤꯁꯁꯦ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯑꯣꯏꯗꯕ ꯂꯤꯁ ꯀꯣ ꯑꯩ ꯄꯥꯔꯛꯀꯦ ꯍꯧꯖꯤꯛ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯑꯣꯏꯗꯕ ꯍꯧꯖꯤꯛ ꯀꯅꯥ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯍꯧꯖꯤꯛ ꯍꯧꯗ꯭ꯔꯤꯀꯥꯟꯗ ꯉꯁꯤ ꯀ꯭ꯂꯥꯁ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯅꯣꯏꯒꯤ ꯅꯦꯠ ꯅꯨꯡ ꯂꯣꯏ ꯐꯤꯛꯁ ꯇꯧꯀꯣ ꯍꯣꯔꯦꯟ ꯃꯔꯛꯇ ꯇꯠꯄ ꯌꯥꯔꯣꯏ ꯁꯨꯔꯖꯤꯠꯄꯨꯗꯤ ꯅꯧꯔꯤ ꯌꯥꯔꯦ ꯃꯥ ꯑꯦꯛꯇꯤꯚ ꯑꯣꯏꯖꯔꯛꯁꯅꯤ ꯑꯗꯒꯤ ꯂꯟꯆꯦꯟꯕ ꯅꯧꯔꯤ ꯌꯥꯔꯦ ꯅꯤꯂꯀꯥꯟꯗ ꯀꯦꯕꯗꯣ ꯐꯣꯟ ꯇꯧꯈꯠꯂꯣ ꯀꯦꯕꯗꯣ ꯑꯝꯇ ꯃꯥ ꯑꯃ Oh sir. ꯑꯦꯛꯇꯤꯚ ꯑꯣꯏꯗ꯭ꯔꯤꯗꯣ ꯀꯩꯅꯣ ꯃꯥ ꯑꯗꯒꯤ ꯄꯤꯕꯥ ꯌꯥꯝ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯑꯃ ꯌꯥꯎꯔ ꯄꯤꯕꯥ ꯌꯥꯝ ꯑꯦꯛꯇꯤꯚ ꯑꯣꯏꯔꯦ ꯄꯤꯕꯥ ꯀꯥꯏꯅꯣ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯃꯤ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯇꯩꯁꯨ ꯑꯗꯒꯤꯗꯤ ꯕꯣꯔꯤꯁ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯕꯣꯔꯤꯁ Acha. ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯃꯌꯥꯝ ꯃꯅꯨꯡꯒꯤ ꯐꯪꯁꯟ ꯁꯤꯁꯇꯦꯝꯁꯤꯡꯁꯦ ꯂꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ Acha khalat tam tare. ꯑꯩꯉꯣꯟꯗ ꯅꯍꯥꯟ ꯃꯦꯁꯦꯖ ꯊꯥꯔꯛꯄꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯐꯖꯅ ꯀꯩꯅꯣ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏꯕꯗꯤ ꯐꯖꯅ ꯑꯦꯇꯦꯟꯁꯟ ꯄꯤꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯀꯦꯃꯦꯔꯥ ꯑꯣꯟ Okay. ꯇꯧꯔ ꯊꯝꯕꯤꯌꯨ ꯑꯗꯨ ꯃꯤꯁ ꯇꯧꯕꯤꯒꯅꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯦꯛꯇꯤꯚ ꯑꯣꯏꯕꯤꯌꯨ ꯑꯩ ꯀꯩꯝ ꯍꯥꯏꯔꯣꯏꯒꯦ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕ ꯑꯣꯏꯔꯤꯕꯅꯤꯅ ꯑꯗꯣ ꯍꯌꯦꯡꯗ ꯍꯪꯆꯤꯠꯇꯒꯤꯗꯤ ꯑꯩꯈꯣꯏ ꯄꯨꯔꯥ ꯃꯣꯔꯅꯤꯡꯗꯩ ꯀꯩꯗ ꯂꯣꯏ ꯆꯠꯊꯔꯅꯤ ꯑꯗꯨꯅꯅꯦ ꯉꯁꯤ ꯑꯩꯅ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯂꯧꯔꯤꯁꯦꯀꯣ ꯑꯗꯨꯅ ꯑꯦꯛꯇꯤꯚ ꯑꯣꯏꯕꯁꯦ ꯈ꯭ꯋꯥꯏ ꯏꯝꯄꯣꯔꯇꯦꯟ ꯊꯤꯡꯅꯦ ꯑꯩꯈꯣꯏꯒꯤ ꯔꯨꯜꯁ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟꯗꯤ ꯂꯣꯏ ꯄꯥꯕꯤꯔꯦꯀꯣ Pare sir. ꯑꯣꯀꯦ ꯀꯦꯕ ꯅꯤꯂꯀꯥꯟꯗ ꯀꯦꯕ ꯑꯝꯇ ꯀꯧꯔꯛꯑꯣ ꯀꯦꯕꯗꯣ ꯑꯝꯇ Sir, link ta issue lay mai se kai oibenom tai kano tarok. ꯑꯣꯜꯋꯦꯁ ꯃꯥꯏ ꯂꯤꯡ ꯏꯁꯨ ꯂꯩꯔꯕꯅꯦ ꯃꯥ ꯌꯦꯡꯉꯣ ꯌꯥꯔꯦ ꯕꯤꯗ꯭ꯌꯥꯅꯟꯗ ꯕꯤꯗ꯭ꯌꯥꯅꯟꯗ ꯇꯥꯕ꯭ꯔꯣ ꯃꯥ ꯀꯩꯅꯣ ꯇꯥꯖꯔꯖꯅꯤ ꯑꯣꯀꯦ ꯑꯣꯀꯦ ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ ꯅꯣꯏ ꯃꯌꯥꯝꯗ ꯀ꯭ꯂꯥꯁ ꯀꯩꯀꯥ ꯍꯧꯗ꯭ꯔꯤꯀꯥꯟꯗ ꯍꯧꯖꯤꯛ ꯐꯥꯎꯗ ꯔꯨꯜꯁ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟꯗ ꯗꯥꯎꯠ ꯂꯩꯕ ꯀꯅꯥ ꯀꯅꯥ ꯌꯥꯎꯔꯤ ꯀꯅꯥꯝ ꯌꯥꯎꯗ꯭ꯔꯦ ꯌꯦꯁ ꯑꯣꯔ ꯅꯣ ꯂꯩꯇ꯭ꯔꯗꯤ ꯂꯩꯇꯦ ꯍꯥꯏꯌꯣ ꯂꯩꯔꯗꯤ ꯂꯩ ꯍꯥꯏꯌꯣ Laitre sir. Shutdown ꯂꯩꯇ꯭ꯔꯦꯀꯣ ꯂꯩꯇ꯭ꯔꯦ. ꯑꯣꯀꯦ ꯀꯩꯒꯤꯅꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯨꯟꯅ ꯇꯥꯎ ꯃꯌꯥꯝ ꯖꯣꯏꯟ ꯇꯧꯔꯛꯈꯤꯅꯤ ꯏꯟ ꯐ꯭ꯌꯨꯆꯔꯗ ꯕꯝꯀꯤꯟ ꯇꯥꯕ꯭ꯔꯣ Try sir. ꯑꯣꯀꯦ
ꯀꯦꯃꯦꯔꯥ ꯑꯣꯟ ꯇꯧꯗꯣꯏꯗꯣ ꯀꯩꯅꯣ ꯁꯣ ꯑꯩ ꯍꯥꯏꯗꯣꯏꯁꯦ ꯃꯌꯥꯝ ꯂꯣꯏ ꯖꯣꯏꯟ ꯇꯧꯔꯛꯈꯤꯅꯤꯀꯣ ꯃꯌꯥꯝ ꯇꯨꯡꯗ ꯃꯌꯥꯝ ꯖꯣꯏꯟ ꯇꯧꯔꯛꯈꯤꯅꯤ ꯁꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯅꯀꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯁꯨꯝ ꯁꯦꯟꯅ ꯂꯩ ꯉꯝꯕ ꯅꯠꯇꯦ ꯑꯗꯒꯤ ꯑꯩꯒꯤ ꯇꯤꯝꯅ ꯁꯨꯝ ꯁꯦꯟꯅ ꯂꯩ ꯉꯝꯇꯦ ꯅꯤꯂꯀꯥꯟꯗ ꯁꯨꯝ ꯁꯦꯟꯅ ꯂꯩ ꯉꯝꯕ ꯅꯠꯇꯦꯕꯀꯣ ꯅꯣꯏ ꯃꯌꯥꯝꯁꯦ ꯂꯤꯗꯔꯅꯤ ꯅꯣꯏ ꯃꯌꯥꯝꯁꯨ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏ ꯂꯤꯗꯔ ꯉꯥꯛꯇꯅꯤꯀꯣ ꯁꯣ ꯑꯅꯧꯕ ꯖꯣꯏꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯅꯧꯕꯅ ꯀꯔꯤꯒꯨꯝꯕ ꯈꯪꯗ ꯇꯥꯔꯗꯤ ꯑꯗꯨꯁꯨ ꯅꯣꯏꯅ ꯒꯥꯏꯗ ꯇꯧꯕꯤꯌꯨ ꯑꯗꯨꯝ ꯔꯤꯁꯤꯌꯥꯁ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯩ ꯍꯥꯏꯁꯦ ꯒꯥꯏꯗ ꯇꯧꯕꯤꯌꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯁꯤ ꯇꯧꯕꯅꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯃꯣꯏꯗ ꯈꯪꯗꯕ ꯂꯩ ꯅꯣꯏ ꯍꯧꯖꯤꯛ ꯅꯣꯏꯗ ꯑꯩꯅ ꯅꯍꯥꯟ ꯍꯪꯉꯤꯗꯣ ꯗꯤꯁꯀꯣꯔꯗꯀꯤ ꯏꯁꯨ ꯂꯩꯔꯤꯕ ꯍꯪꯉꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯣꯏꯗ ꯍꯥꯟꯅ ꯗꯤꯁꯀꯣꯔꯗꯀꯤ ꯏꯁꯨꯗꯣ ꯂꯩꯇ ꯇꯥꯔꯗꯤ ꯅꯣꯏꯅ ꯍꯥꯟꯅ ꯂꯣꯏ ꯁꯣꯜቭ ꯇꯧ ꯇꯥꯔꯗꯤ ꯑꯗꯒꯤꯗꯤ ꯁꯤꯁꯇꯦꯝ ꯗꯣꯠ ꯑꯥꯏ ꯑꯣ ꯑꯗꯨꯒꯤ ꯏꯁꯨ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯂꯩꯇ ꯇꯥꯔꯗꯤ ꯍꯌꯦꯡ ꯑꯅꯧꯕꯅ ꯈꯪꯗꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨ ꯄꯣꯠꯁꯤꯡꯗꯣ ꯑꯩ ꯄ꯭ꯔꯦꯖꯦꯟ ꯑꯣꯏꯕ ꯌꯥꯏ ꯑꯣꯏꯗꯕ ꯌꯥꯏ ꯉꯥꯛꯇꯪꯗ ꯑꯗꯩ ꯅꯤꯂꯀꯥꯟꯇ ꯄ꯭ꯔꯦꯖꯦꯟ ꯑꯣꯏꯕ ꯌꯥꯏ ꯑꯣꯏꯗꯕ ꯌꯥꯏ ꯑꯃ ꯅꯠꯇ꯭ꯔ ꯑꯃꯗꯤ ꯄ꯭ꯔꯦꯖꯦꯟ ꯑꯣꯏꯅꯤ ꯁꯥꯖꯤꯠ ꯄ꯭ꯔꯦꯖꯦꯟ ꯑꯣꯏꯕ ꯌꯥꯏ ꯕꯣꯔꯤꯁ ꯄ꯭ꯔꯦꯖꯦꯟ ꯑꯣꯏꯕ ꯌꯥꯏ ꯔꯤꯗꯝ ꯄ꯭ꯔꯦꯖꯦꯟ ꯑꯣꯏꯕ ꯌꯥꯏ ꯑꯗꯨ ꯄ꯭ꯔꯦꯖꯦꯟ ꯑꯣꯏꯕ ꯃꯤꯗꯨꯅ ꯑꯗꯨꯝ ꯁꯣꯜቭ ꯇꯧꯈꯤꯕ ꯌꯥꯅꯤꯕꯀꯣ ꯅꯣꯏꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯈꯪ ꯇꯥꯕꯅꯤ ꯅꯤꯂꯀꯥꯟꯇ ꯑꯣꯄꯦꯟ ꯔꯤꯖꯤꯠ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯁꯥꯔ ꯑꯩ ꯀꯣꯜ ꯑꯣꯐ ꯇꯧꯈꯠꯂꯤ ꯔꯥꯍꯨꯜ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯩ ꯍꯥꯏꯁꯦ ꯍꯣꯏ ꯁꯥꯔ ꯑꯣꯀꯦ ꯁꯣ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯣꯏ ꯑꯝꯇ ꯗꯥꯎꯠ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅ ꯐꯔꯦ ꯑꯗꯨꯒ ꯃꯣꯔꯅꯤꯡ ꯑꯦꯆꯤꯚꯔꯗ ꯑꯃꯨꯛ ꯂꯥꯛꯑꯁꯤꯀꯣ ꯃꯣꯔꯅꯤꯡ ꯑꯦꯆꯤꯚꯔꯒꯤ ꯃꯇꯥꯡꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯪꯗꯣꯏꯁꯦ ꯅꯣꯏꯒꯤ ꯇꯨꯝ ꯍꯧꯒꯠꯄ ꯃꯇꯝ ꯑꯩ ꯍꯥꯏꯔꯦꯀꯣ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ ꯀꯌꯥ ꯍꯥꯏꯗ꯭ꯔꯤꯕ ꯃꯤ ꯈꯔꯁꯨ ꯑꯃꯅꯤ ꯌꯥꯎ ꯃꯥꯜꯂꯦ ꯁꯣ ꯃꯇꯝ ꯅꯥꯏꯗꯦ ꯍꯥꯏꯕ ꯃꯤꯁꯨ ꯌꯥꯝ ꯌꯥꯎꯋꯦꯀꯣ ꯁꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣꯏꯁꯦ ꯑꯩꯅ ꯃꯣꯔꯅꯤꯡ ꯑꯦꯆꯤꯚꯔ ꯊꯝꯃꯛꯀꯗꯣꯏꯁꯦ ꯁꯝꯋꯦꯔ ꯑꯔꯥꯎꯟ ꯄꯨꯡ 6ꯇꯤ ꯊꯝꯕꯤꯔꯔꯣꯏꯒꯦ ꯄꯨꯡ 6ꯇꯗꯤ ꯅꯣꯏ ꯌꯥꯝ ꯔꯁ ꯇꯧꯅꯔꯅꯤ ꯄꯨꯡ 6ꯇꯗꯤ ꯍꯥꯏꯕꯗꯤ ꯌꯥꯝ ꯔꯁ ꯇꯧ ꯇꯥꯔꯗꯤ ꯑꯩꯒꯤꯕꯨꯗꯤ ꯀꯩꯝ ꯀꯥꯏꯗꯦ ꯑꯩꯗꯤ 5:30ꯗ ꯍꯧꯒꯠꯂꯦ ꯑꯗꯣ ꯄꯨꯡ 6ꯇꯤ ꯌꯥꯝ ꯔꯁ ꯇꯧ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯅ ꯄꯨꯡ 7:30ꯗꯒꯤ ꯃꯣꯔꯅꯤꯡꯒꯤ ꯇꯥꯛꯁ ꯑꯃꯃꯝ ꯃꯣꯔꯅꯤꯡꯒꯤ ꯇꯥꯛꯁ ꯑꯩꯈꯣꯏꯒꯤ ꯃꯣꯔꯅꯤꯡꯒꯤ ꯀꯩꯅꯣꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯔꯨꯜꯁ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟ ꯊꯝꯃꯛꯀꯗꯣꯏꯅꯦꯕ 7:30ꯁꯦ ꯅꯣꯏ ꯂꯣꯏ ꯌꯥꯔꯕꯣ ꯌꯥꯔꯦ ꯁꯥꯔ ꯕꯤꯗ꯭ꯌꯥꯟꯗ ꯌꯥꯔꯕꯣ 7:30ꯁꯦ स्कूल चलती है जो मतलब ꯌꯥꯔꯦ नुआर ꯁꯥꯔ ꯅꯪ ꯁ꯭ꯀꯨꯜ ꯄꯨꯡ ꯀꯌꯥ ꯆꯠꯀꯦ ꯀꯌꯥꯅꯣ ꯁ꯭ꯀꯨꯜ ꯆꯠꯂꯤꯗꯣ ꯁ꯭ꯀꯨꯜ ꯆꯠꯄ ꯄꯨꯡ ꯀꯌꯥꯗ ꯆꯠꯀꯦ सर आई तुम तय मखाई बस 7:30ꯗ ꯕꯁꯅꯦꯕ ꯑꯣꯀꯦ ꯑꯩ आई ꯈꯟꯒꯦ कोचिंग चल रहे सर ꯑꯩ ꯈꯟꯒꯦ ꯁꯤ ꯃꯇꯥꯡꯁꯦ ꯑꯗꯣ ꯁꯤ ꯀꯩꯒꯤꯅꯣ ꯁꯤ ꯊꯝꯃꯤꯁꯦ ꯍꯥꯏ ꯃꯇꯝꯗ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯈꯤꯕꯗꯣ ꯃꯣꯔꯅꯤꯡꯁꯦ ꯍꯥꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯅ ꯁꯤꯁꯦ ꯍꯦꯕꯤꯠ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯦꯝꯗꯣꯏꯅꯤ ꯃꯣꯔꯅꯤꯡꯁꯦꯀꯣ ꯃꯣꯔꯅꯤꯡꯁꯦ ꯁꯦꯝꯕ ꯃꯇꯝꯗ ꯑꯗꯨꯅ ꯑꯩ ꯑꯗꯨꯒꯤ ꯇꯥꯛꯁ ꯃꯌꯥꯝꯁꯤꯡ ꯅꯣꯏ ꯄ꯭ꯔꯦꯖꯦꯟ ꯑꯣꯏꯗꯦ ꯅꯣꯏ ꯑꯦꯛꯇꯤꯞ ꯑꯣꯏꯗꯦ ꯑꯗꯒꯤꯗꯤ ꯅꯣꯏꯅ ꯉꯁꯤ ꯇꯧꯗꯣꯔꯤꯕ ꯖꯔꯅꯦꯜ ꯅꯣꯏꯅ ꯇꯧꯒꯗꯣꯔꯤꯕ ꯄꯔꯐꯣꯔꯃꯦꯟꯁ ꯃꯌꯥꯝꯁꯤꯡꯗꯣ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯩꯉꯣꯟꯗ ꯆꯦꯛ ꯂꯤꯁ ꯄꯥꯝꯃꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯁꯨ ꯌꯦꯡꯗꯕ ꯌꯥꯗꯦ ꯀꯩꯅꯣ ꯃꯇꯝꯗ ꯅꯣꯏꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯗꯦꯗꯤꯀꯦꯁꯟ ꯄꯤꯔꯤꯅꯤꯀꯣ ꯑꯩꯅ ꯍꯦꯟꯅ ꯋꯥꯒ꯭ꯔꯖꯥꯠꯅꯤ ꯅꯣꯏ ꯃꯌꯥꯝ ꯌꯦꯡꯕꯗ ꯅꯣꯏ ꯃꯌꯥꯝꯒꯤ ꯔꯣꯗ ꯃꯦꯞꯄꯨ ꯌꯦꯡꯒꯗ꯭ꯔꯥ ꯑꯃꯕꯨ ꯌꯦꯡꯒꯗ꯭ꯔꯥ ꯑꯩꯅ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯋꯥꯔꯁꯨ ꯑꯩ ꯇꯧꯗꯕ ꯌꯥꯗꯦꯕꯀꯣ ꯑꯩꯒꯤ ꯗꯦꯗꯤꯀꯦꯁꯟ 100%ꯅꯦ ꯄꯤꯔꯤꯁꯦ ꯑꯗꯨꯅ ꯀꯦꯕꯥ ꯀꯦꯕꯥ ꯀꯦꯕ ꯑꯩꯅ ꯍꯥꯏ ꯇꯥꯏꯁꯦ ꯇꯥꯔꯗꯤ ꯀꯦꯃꯦꯔꯥ ꯑꯣꯟ ꯇꯧꯔꯛꯑꯣ ꯁꯣ ꯑꯩꯅ ꯑꯗꯨꯅ ꯅꯣꯏ ꯃꯌꯥꯝꯗ ꯑꯩꯅ ꯗꯦꯗꯤꯀꯦꯁꯟ ꯄꯤꯔꯤꯅꯤꯀꯣ ꯑꯗꯣ ꯅꯣꯏ ꯄꯤꯗꯦ ꯍꯥꯏꯕꯗ ꯅꯣꯏꯅꯁꯨ ꯄꯤꯗꯣꯏꯅꯦ ꯑꯗꯨ ꯄꯣꯠꯇꯣ ꯑꯩꯅ ꯍꯧꯖꯤꯛ ꯃꯣꯔꯅꯤꯡ ꯑꯦꯆꯤꯚꯔ ꯊꯝꯃꯛꯀꯗꯣꯏꯁꯦ ꯑꯩꯅ ꯅꯣꯏ ꯃꯌꯥꯝꯒꯤ ꯈꯜꯂ ꯊꯝꯃꯛꯀꯗꯣꯏꯅꯦ ꯑꯗꯨꯅ ꯑꯩ ꯃꯇꯝ ꯁꯤꯜꯂꯛꯀꯦ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯁꯤꯗ ꯅꯣꯏ ꯅꯁꯥꯅ ꯑꯦꯛꯇꯤꯞ ꯑꯣꯏ ꯇꯥꯕ ꯍꯣꯏ ꯅꯣꯏꯒꯤ ꯄꯔꯁꯣꯅꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯄꯔꯁꯣꯅꯦꯜ ꯏꯁꯨ ꯂꯩꯕ ꯄꯣꯠꯇꯨꯗꯤ ꯀꯩꯝ ꯀꯥꯏꯗꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦ ꯑꯩ ꯑꯟꯗꯔꯁꯇꯦꯟ ꯇꯧꯋꯤ ꯕꯠ ꯅꯠꯇꯕꯤꯗ 100 ꯑꯗꯨꯝ ꯑꯦꯛꯁꯀ꯭ꯌꯨꯁ ꯄꯤꯕꯩ ꯊꯕꯛꯇꯨ ꯇꯧꯔꯛꯀꯅꯣꯕꯀꯣ ꯑꯗꯨ ꯌꯦꯡꯁꯦꯕ ꯀꯦꯕꯥ ꯀꯩꯅꯣ ꯑꯗꯨꯝ ꯊꯦꯡꯉꯤꯁꯦ ꯀꯩꯅꯣ ꯁꯥꯔ ꯑꯩꯒꯤꯁꯦ ꯉꯁꯥꯏꯗꯒꯤ ꯆꯪꯕꯁꯦ ꯖꯣꯏꯟ ꯇꯧꯕꯁꯦ ꯌꯥꯗꯕ ꯑꯗꯣ ꯂꯤꯡꯁꯦ ꯅꯪ ꯑꯦꯛꯇꯤꯞ ꯑꯣꯏꯕ ꯂꯤꯁꯇ ꯌꯥꯎꯗꯦꯀꯣ ꯑꯦꯛꯇꯤꯞ ꯑꯣꯏꯕ ꯂꯤꯁꯇ ꯌꯥꯎꯗ꯭ꯔꯤꯁꯦ ꯀꯩꯅꯣ ꯁꯥꯔ ꯑꯩꯉꯣꯟꯗ ꯍꯟꯗꯛꯇꯤ ꯁꯤ ꯑꯗꯨꯝ ꯄꯣꯠꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯅꯍꯟꯒꯅꯨꯀꯣ ꯌꯥꯔꯦ ꯍꯣꯏ ꯁꯥꯔ. ꯀꯩꯅꯣ ꯁꯤꯁꯇꯦꯝ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯣꯔꯅꯤꯡ ꯑꯦꯆꯤꯚꯔꯒꯤꯁꯦ ꯑꯩ ꯃꯇꯝ ꯁꯤꯜꯂꯒꯦ ꯑꯗꯨꯒ ꯃꯇꯝ ꯁꯤꯜꯂꯒ ꯃꯌꯥꯝꯒꯤ ꯂꯣꯏ ꯌꯦꯡꯉꯒ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯁꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯃꯣꯔꯅꯤꯡꯗ ꯄꯤꯒꯗꯧꯔꯤꯕ ꯇꯥꯛꯁ ꯃꯌꯥꯝꯁꯤꯡꯁꯦ ꯅꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯑꯦꯛꯁꯀ꯭ꯌꯨꯁ ꯄꯤꯗꯣꯏꯁꯦ ꯀꯅꯥ ꯀꯅꯥꯅꯣ ꯄꯔꯐꯣꯔꯝ ꯇꯧꯗꯣꯏꯁꯦ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯑꯩꯉꯣꯟꯗ ꯑꯦꯛꯁꯀ꯭ꯌꯨꯁ ꯄꯤꯒꯗꯕ ꯇꯨꯝ ꯍꯧꯒꯠꯇ꯭ꯔꯒ ꯑꯦꯛꯁꯀ꯭ꯌꯨꯁ ꯄꯤꯒꯗꯕ ꯃꯤ ꯀꯅꯥ ꯀꯅꯥ ꯌꯥꯎꯒꯦ ꯑꯝꯇ ꯍꯥꯏꯔꯣ ꯑꯩꯉꯣꯟꯗ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯗꯕ꯭ꯔꯣ ꯑꯩꯗꯤ ꯌꯥꯎꯗꯦ ꯁꯥꯔ ꯑꯇꯣꯞꯄꯗꯤ ꯈꯪꯗꯦ ꯌꯦꯁ ꯑꯣꯔ ꯅꯣ ꯍꯥꯏꯔꯣ ꯅꯣ ꯍꯥꯏꯔꯦ ꯑꯦꯛꯁꯀ꯭ꯌꯨꯁ ꯄꯤꯗꯣꯏꯅꯦ ꯍꯥꯏꯇꯥꯔꯦ ꯅꯣ ꯍꯥꯏꯔꯣ ꯌꯥꯔꯦ ꯌꯦꯁ ꯍꯥꯏꯇꯥꯔꯦ ꯌꯦꯁ ꯍꯥꯏꯔꯣ ꯀꯩꯅꯣ ꯑꯗꯨ ꯍꯥꯏꯕꯨ ꯀꯩꯅꯣ ꯌꯥꯝ ꯀꯩꯅꯣ ꯇꯧ ꯂꯩꯗꯨꯕꯨ ꯌꯥꯎꯗꯦ ꯌꯥꯎꯗꯦ ꯁꯥꯔ ꯌꯥꯎꯗꯦ ꯑꯣꯀꯦ ꯌꯥꯔꯦ ꯁꯣ ꯉꯁꯤ ꯍꯧꯗꯣꯏꯁꯦ ꯇꯣꯄꯤꯛꯇꯗꯤ ꯈꯪꯉꯝꯃꯅꯤ ꯅ꯭ꯌꯨ ꯋꯦꯁ ꯑꯣꯐ ꯃꯥꯔꯀꯦꯇꯤꯡ ꯀꯣ ꯅ꯭ꯌꯨ ꯋꯦꯁ ꯑꯣꯐ ꯃꯥꯔꯀꯦꯇꯤꯡ ꯑꯗꯒꯤ ꯕꯤꯜꯗꯤꯡ ꯃꯜꯇꯤꯄꯜ ꯕꯤꯖꯤꯅꯦꯁꯦꯁ ꯁꯣ ꯐꯖꯅ ꯁꯤꯁꯦ ꯐꯖꯅ ꯅꯣꯏꯒꯤ ꯅꯣꯠꯁ ꯂꯧꯔꯣ ꯁꯤꯗꯩꯁꯦ ꯏꯁꯜꯂꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯃꯅꯨꯡꯗ ꯄꯤꯔꯛꯄ ꯀꯣꯔꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯏꯗ ꯂꯥꯏꯒꯗꯣꯏꯅꯤꯀꯣ ꯁꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤ ꯃꯤꯁ ꯇꯧꯒꯅꯨ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯩ ꯏꯁꯥꯃꯛꯅꯁꯨ ꯑꯄ꯭ꯂꯥꯏ ꯇꯧꯔꯤꯕ ꯑꯩ ꯏꯁꯥꯃꯛꯅꯁꯨ ꯂꯔꯟ ꯇꯧꯔꯤꯕ ꯄꯣꯠꯅꯤ ꯍꯧꯖꯤꯛꯃꯛꯀꯣ ꯁꯤꯁꯦ ꯏꯁꯥꯅ ꯈꯪꯉꯣ ꯁꯣ ꯑꯩ ꯍꯧꯔꯒꯦ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯅꯣꯏꯀꯥꯟꯗ ꯁ꯭ꯂꯥꯏꯗ ꯁꯤꯌꯔ ꯇꯧꯔꯛꯑꯣ
Okay, sir. Vishwajit, kaidano. Okay, let's focus on new ways of marketing. I'm going to hange. What is new ways of marketing? New ways of marketing the no ya sikaram duije nel kanam tang slide tang close to mayam da yeng haige. New ways of marketing the no mayam no sikaram duije mainly aina hang matam da hack duije ko. What is a new ways of marketing haita? Digital marketing hackani. Sumralan bra digital marketing hackani. New ways of marketing hackani digital marketing hackani. Yes or no? Yes. Yes. Yes, sir, chumi. Yes, sir. Thugaije ngasi digital marketing thugaije kaino no digital marketing je hojikti mi punam se digital marketing loi hire laire adu digital marketing je yes part of digital marketing in tawdoi pot se adubu taseng lai ngasi chawthong haige manipur da north east da hojik tawriba sigi new ways of marketing je kanam ta taseng understand su tor moi yengdi loi yengam gani consume loi torong gani ba adu pot se understand su torong moi kaino ta mayam hojik tawri pot se digital marketing hype da kai da kai ham ta khoi first da kai lai ham ta Facebook the paid advertisement alive, Instagram the paid advertisements alive, adagi the YouTube the paid advertisements alive, Google ads alive. She is getting digital marketing in a khali mayam things. But in how do you say it's bigger than this? Hack to name. It's bigger than this. Adu pot ninga si ino mayam the hack to do. Have the yam simple of pot never. There is a medium the complex well. Complex well the she layga she tools like she know she might toga she toga do toga ada toga mayam labor. But I experience ki matung ina I ju ham the ko am ngawram me kari no amanong Facebook marketing hai amanong Instagram marketing hai ada YouTube na sigi CPM de sumai lei hai du lei ada lei hai adagi di skip to way chances wang du lei mayam je lei thing na reba but ahan ba khang dir kan di ai je pura kaino ne ba hadi mina ga haikon da Facebook sina fagadra ne Facebook sida di price kitang low oi ada YouTube na fagadra ne YouTube sidi mayam da yeng do ni sing po sa ngon ai gi kok tam lei gi but I learn to them te mayam de learn to ko aina learn to gi mi sing do respect to adu itar su at the end of the day no ngasi ngon de learn to re haitar su kana ngon de learn to re haitar su noi gi creative way am lakini matam am lakani ba noi market se understand to ra kan da ko okay sine si itar di I new ways ai sumai apply to ge ha po se ngon dam lakani sung soi chodina lakani ba aduna adu laktri laktri se kai ka do we la oi dino ha ke understand to dinga game je understand to dinga sura la oi game je understand to bom darka tai adu game je ngasi pura mun gyan tahan ge noi da what is the game je gyan tahan ge ko aina tari ba game je have the game di am lai ri anu no game am tholak ni ko in fact risira sai tholak ko ju ai bumkin dai tholak ko ju ai vidyananda dai tholak ko ju ai loi ma ka tholak pe ai adu game je hojik ki game je yengo ko kai no tong nari me am je ha ke hang nila kan slide share to ko YouTube te hojje power of YouTube se de hojje power of YouTube se I know the high YouTube si da mi yamna misunderstanding way ba mi sing misunderstood way ba ko have the yamna seran turan na YouTube se tongan ba way am da pura chat leb kai gino puri se hack ni laga na close tong ne do YouTube haiba matam da first thing no disrespect first thing entertainment okay adagi di ngasi lai ulak ke ba step by step lai ulak ke entertainment mukbang adagi di comedian si ju moi gi niche ni ko ai gi thabak nate se but aina hai pot se ne YouTube haiba matam da sigi pot se in chat leb bas dei je hange ba imam gaji gi fan kana kana si yawi mem sing okay Andrew Tate ki fan kana kana si yawi mem okay adagi di Gary V ki fan yawbra I'm a big fan of Gary V adagi di kenogi Luke Belmar gi fan yawbra Yawi sida. yawi ko game se yan taw ha ke moine YouTube se kamai shi nag si question se hang da ya da question amne moine YouTube se kamai na shi nag ha se YouTube se way bigger ni noina khali du gi am chaw ba YouTube se kai gi noi ha ke ba nang na YouTube ka shi na ga ko nang paisa ka am multiple business sem ba yai adubu nahan engon da phone am lai engon da hai ba brother ai se
YouTube channel hange tꯧꯕꯅꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤ YouTube ꯁꯤꯁꯦ ꯍꯥꯡꯕ ꯃꯇꯝꯗ ꯑꯩ ꯕ꯭ꯔꯣꯛ ꯆꯠꯇꯣꯏ ꯃꯥꯜꯂꯦ ꯍꯥꯏ ꯑꯩꯅ ꯍꯥꯏꯕ ꯕ꯭ꯔꯣ ꯅꯪꯅ ꯇꯧꯗꯣꯏ ꯄꯣꯠꯁꯦ ꯅꯪꯅ ꯂꯥꯟꯅ ꯑꯣꯏꯅ ꯄꯨꯔꯦ YouTube ꯁꯦ ꯑꯩꯅ ꯍꯥꯏꯕ ꯀꯩꯒꯤꯅꯣ ꯁꯤ ꯄꯣꯠꯁꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏ ꯄꯣꯠꯇꯣ YouTube ꯁꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯁꯤꯖꯤꯟꯅꯔꯕꯅꯤꯅ ꯁꯨꯃꯥꯏꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯗꯤ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤ ꯄꯣꯠꯁꯦꯀꯣ ꯕꯠ ꯑꯩꯅ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕ ꯃꯑꯣꯡꯗ ꯏꯟꯀꯝ ꯖꯦꯅꯔꯦꯠ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯗ ꯇꯥꯔꯗꯤ ꯏꯟꯀꯝ ꯖꯦꯅꯔꯦꯠ ꯁꯨꯡꯇꯧ ꯇꯧꯔꯣꯏꯕ ꯑꯩ ꯅꯣꯏꯗ ꯍꯥꯏꯔꯛꯀꯅꯤ 500 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯛ ꯂꯩꯇꯥꯔꯁꯨꯀꯣ ꯅꯣꯏ ꯏꯟꯀꯝ ꯖꯦꯅꯔꯦꯠ ꯇꯧꯕ ꯌꯥꯏ ꯀꯃꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯅꯣꯏꯁꯤ ꯀꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯤꯕꯀꯣ ꯑꯗꯨ ꯄꯣꯠꯇꯨꯅꯦ ꯉꯁꯤ ꯍꯥꯏꯔꯛꯀꯗꯣꯏ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯄꯣꯠꯅꯦꯕ ꯁꯤ ꯄꯣꯠꯁꯦꯀꯣ Instagram LinkedIn Facebook each and every one of them ꯂꯣꯏ ꯄꯥꯋꯔꯐꯨꯜ ꯑꯣꯏꯌꯦꯕ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯃꯇꯨꯡ ꯌꯥꯝ ꯏꯜꯂꯦ ꯁꯤꯅꯦ ꯅ꯭ꯌꯨ ꯋꯦꯁ ꯑꯣꯐ ꯃꯥꯔꯀꯦꯇꯤꯡ ꯂꯥꯛꯀꯗꯣꯏꯁꯦ ꯁꯤꯗꯩꯁꯦ ꯑꯩ ꯄꯨꯔꯛꯀꯗꯣꯏꯁꯦꯀꯣ LinkedIn ꯍꯥꯏ ꯃꯇꯝꯗ ꯌꯨꯇ꯭ꯌꯨꯕꯁꯤꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯋꯔꯛ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯈꯪꯉꯣ ꯁꯤꯝꯄꯜ ꯑꯣꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯋꯔꯛ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯂꯣꯡ ꯐꯣꯔꯝ ꯀꯣꯟꯇꯦꯟꯠ educational videos entertainment videos ꯀꯣ ꯁꯤꯒꯨꯝꯕ ꯌꯥꯝ ꯂꯩꯈ꯭ꯔꯦꯕ Instagramꯗ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯋꯔꯛ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯔꯤꯜꯁ carousel story ꯚꯥꯞ ꯇꯥꯔꯣ LinkedInꯁꯦ ꯋꯔꯛ ꯇꯧꯔꯤꯁꯦ ꯀꯩꯅꯣ LinkedInꯁꯦ ꯄ꯭ꯔꯣꯐꯦꯁꯅꯦꯜꯅꯦꯕ ꯃꯥꯁꯤꯗ ꯕꯤꯖꯅꯦꯁ ꯑꯣꯅꯔ ꯊꯤꯒꯦ ꯍꯥꯏꯇꯥꯔꯦ LinkedInꯗ ꯆꯠꯂꯣ ꯑꯗꯒꯤꯗꯤ ꯊꯕꯛ ꯊꯤꯒꯦ ꯍꯥꯏꯇꯥꯔꯦ LinkedInꯗ ꯄ꯭ꯔꯣꯐꯥꯏꯜ ꯁꯦꯝꯃꯣ ꯅꯪꯒꯤ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯣ ꯑꯗꯨꯀꯥꯟꯗ LinkedInꯗ ꯊꯕꯛꯀꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯌꯥ ꯑꯃ ꯂꯥꯛꯑꯅꯤ ꯑꯗꯒꯤꯗꯤ ꯐꯦꯁꯕꯨꯛꯁꯦ ꯀꯩꯅꯣ ꯐꯦꯁꯕꯨꯛꯇꯤ ꯕꯖꯥꯔꯅꯦ ꯐꯦꯁꯕꯨꯛꯇ ꯂꯩꯇꯕ ꯃꯤ ꯂꯩꯇꯦ ꯐꯦꯁꯕꯨꯛꯇ ꯂꯣꯏ ꯍꯧꯔꯦ ꯖꯤꯔꯣꯗꯒꯤ ꯍꯧꯔꯛꯑꯒ 100 ꯐꯨꯛ ꯂꯩꯕ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏ ꯐꯦꯁꯕꯨꯛꯇ ꯂꯣꯏ ꯂꯩ ꯁꯣ ꯄꯥꯋꯔꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯆꯥꯎꯋꯦ X ꯂꯩꯔꯦ ꯍꯧꯖꯤꯛ Xꯁꯨ ꯌꯥꯝꯅ ꯒ꯭ꯔꯣ ꯇꯧꯔꯛꯏꯅꯦ ꯍꯧꯖꯤꯛ ꯁꯣ ꯃꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗꯨꯒꯤ ꯑꯦꯜꯒꯣꯔꯤꯗꯝꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯨꯕ ꯈꯔ ꯒ꯭ꯌꯥꯟ ꯇꯧꯕꯀꯣ ꯀꯃꯥꯏꯅ ꯋꯔꯛ ꯇꯧꯏ ꯀꯩꯗꯧꯏ ꯍꯥꯏꯕ ꯄꯣꯠꯁꯦ ꯅꯣꯏꯗ ꯉꯁꯤ ꯑꯥꯏꯗꯤꯌꯥ ꯑꯃ ꯍꯥꯏꯔꯛꯀꯦꯕ ꯀꯩꯅꯣꯝꯃ ꯐꯣꯀꯁ ꯇꯧꯖꯦꯕ ꯑꯩꯈꯣꯏ ꯅꯣꯏ ꯃꯔꯛꯇ ꯁꯨꯡꯈꯪ ꯈꯪꯉꯣꯏꯕ ꯌꯨꯇ꯭ꯌꯨꯕꯁꯦ ꯁꯤꯖꯤꯟꯅꯔꯒ ꯀꯃꯥꯏꯅ ꯃꯜꯇꯤꯄꯜ ꯕꯤꯖꯅꯦꯁꯁꯦ ꯍꯥꯡꯗꯣꯛꯄ ꯌꯥꯏ ꯍꯥꯏꯕꯁꯦꯀꯣ ꯑꯗꯨ ꯁꯤ ꯃꯃꯥꯡꯗ ꯑꯩ ꯀꯩꯅꯣꯝ ꯋꯥ ꯑꯃ ꯍꯪꯒꯦꯕ ꯅꯣꯏ ꯃꯌꯥꯝ ꯃꯔꯛꯇ ꯈꯨꯠ ꯊꯥꯡꯒꯠꯂꯛꯑꯣꯕ ꯀꯣꯟꯇꯦꯟꯠ ꯀ꯭ꯔꯤꯌꯦꯇꯔ ꯑꯣꯏꯅꯤꯡꯕ ꯀꯅꯥ ꯀꯅꯥ ꯌꯥꯎꯏ ꯑꯣꯀꯦ ꯀꯣꯟꯇꯦꯟꯠ ꯀ꯭ꯔꯤꯌꯦꯇꯔ ꯑꯣꯏꯅꯤꯡꯕ ꯁꯣ ꯇꯥꯏꯞ ꯑꯣꯐ ꯀꯣꯟꯇꯦꯟꯠꯁꯨ ꯑꯩ ꯍꯥꯏꯔꯛꯀꯦ ꯍꯣꯔꯦꯟ ꯇꯥꯏꯞ ꯑꯣꯐ ꯀꯣꯟꯇꯦꯟꯠꯁꯦ ꯀꯃꯥꯏꯅ ꯀ꯭रिꯌꯦꯠ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯁꯨ ꯑꯩ ꯍꯥꯏꯔꯛꯀꯦꯕꯀꯣ ꯁꯥꯔ ꯀꯩꯅꯣꯝꯇ ꯁꯤ ꯄꯣꯗꯀꯥꯁꯇꯔ ꯑꯣꯏꯕꯁꯨ ꯑꯗꯨꯝ ꯃꯥꯟꯅꯕ꯭ꯔꯣ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯖꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯅꯤ ꯁꯥꯔ ꯌꯥ ꯄꯣꯗꯀꯥꯁꯇꯔ ꯏज ꯑꯣꯜꯁꯣ ꯀꯣꯟꯇꯦꯟꯠ ꯀ꯭ꯔꯤꯌꯦꯇꯔ ꯑꯗꯨꯗꯤ ꯑꯗꯨ ꯁꯄꯥꯝ ꯍꯥꯏꯔꯛꯀꯗꯣꯏꯅꯦ ꯑꯗꯨ ꯍꯥꯏꯔꯛꯀꯗꯣꯏꯅꯦ ꯑꯗꯨꯗ ꯂꯥꯛꯏꯅꯦ ꯀꯣꯟꯇꯦꯟꯠ ꯀ꯭ꯔꯤꯌꯦꯇꯔ ꯍꯥꯏꯔꯒ ꯅꯣꯏ ꯂꯥꯟꯅ ꯂꯧꯒꯅꯨ ꯍꯥꯏꯕꯗꯤ ꯑꯃ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯕ ꯄꯣꯠꯇꯨ ꯅꯠꯇꯦꯕꯀꯣ ꯋꯤ ꯑꯥꯔ ꯗꯤꯐꯔꯦꯟ ꯁꯣ ꯁꯤꯗꯩꯁꯦ ꯚꯥꯞ ꯇꯥꯎꯕ ꯅꯣꯏ ꯀꯣꯟꯇꯦꯟꯠ ꯀ꯭ꯔꯤꯌꯦꯇꯔ ꯑꯣꯏꯗ꯭ꯔꯤꯀꯥꯟꯗ ꯃꯥꯔꯀꯦꯠꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯅꯪꯅ ꯄꯤꯗꯣꯔꯤꯕ ꯄꯣꯠꯁꯦ ꯑꯦꯛꯖꯥꯝꯄꯜ ꯑꯩ ꯄꯤꯒꯦꯕ ꯕꯤꯖꯅꯦꯁꯁꯦ ꯀꯃꯥꯏꯅ ꯕꯤꯜ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯅꯍꯥꯟ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯑꯃꯗꯁꯨ ꯁꯦꯌꯔ ꯇꯧꯈ꯭ꯔꯦ ꯏꯕꯟ ꯅꯤꯂꯀꯥꯟꯗꯁꯨ ꯑꯩꯅ ꯁꯦꯌꯔ ꯇꯧꯈ꯭ꯔꯦ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯁꯦꯌꯔ ꯇꯧꯋꯦꯕ ꯑꯩ ꯏꯃꯥꯟꯅꯕꯗꯁꯨ ꯁꯦꯌꯔ ꯇꯧꯋꯦꯕ ꯅꯣꯏꯅ ꯁꯤꯗꯩꯁꯦ ꯄꯩꯁꯥ ꯊꯣꯛꯇꯦ ꯍꯥꯏꯁꯦ ꯑꯩꯕꯨꯛ ꯇꯧꯅꯤꯡꯉꯦ ꯁꯤ ꯄꯣꯠꯁꯦ ꯀꯩꯅꯣꯝꯗ ꯑꯩꯗꯤ ꯐ꯭ꯔꯦꯒ꯭ꯔꯦꯟꯁ ꯂꯚꯔꯅꯦꯕ ꯑꯩ ꯄꯔꯐ꯭ꯌꯨꯝ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯩꯁꯦ ꯁꯣ ꯑꯩꯅ ꯄꯔꯐ꯭ꯌꯨꯝ ꯊꯤꯕ ꯃꯇꯝꯗ ꯑꯩꯅ ꯀꯣꯏꯑꯣꯠ ꯑꯣꯠꯂ ꯊꯤꯕ ꯃꯇꯝꯗ ꯄꯔꯐ꯭ꯌꯨꯝꯒꯤ ꯔꯤꯚ꯭ꯌू ꯇꯧꯕ ꯃꯤꯁꯦ ꯅꯣꯔꯠ ꯏꯁꯇ ꯂꯩꯇꯦ ꯃꯅꯤꯄꯨꯔꯗ ꯂꯩꯇꯦ ꯀꯅꯥꯝꯇ ꯂꯩꯇꯦ ꯏꯚꯟ ꯏꯟꯗꯤꯌꯥꯗꯁꯨ ꯑꯃ ꯑꯅꯤ ꯈꯛꯇꯅꯦꯕ ꯂꯩꯔꯤꯁꯦ ꯕꯠ ꯑꯩꯅ ꯊꯤꯒꯠꯂꯀꯥꯟꯗ ꯁꯤꯒꯤ ꯅꯤꯁꯁꯦ ꯂꯣꯠꯁ ꯑꯣꯐ ꯃꯅꯤ ꯏꯟ ꯗꯦꯌꯔ ꯄꯩꯁꯥ ꯊꯤ ꯂꯩꯌꯦ ꯁꯤ ꯃꯐꯝꯁꯦ ꯃꯨꯟꯅ ꯇꯥꯎꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯄꯩꯁꯥ ꯐꯖꯅ ꯂꯩꯕ ꯃꯐꯝꯅꯦꯕ ꯀꯩꯅꯣ ꯑꯩ ꯍꯥꯏꯔꯛꯀꯦ ꯃꯤꯁꯤꯡꯁꯦ ꯑꯟꯗꯔꯁꯇꯦꯟ ꯁꯨꯡꯇꯧ ꯇꯧꯗꯦꯕ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯑꯣꯟꯂꯥꯏꯟ ꯕꯤꯖꯅꯦꯁ ꯍꯥꯏꯕ ꯃꯇꯝꯗ ꯇꯣꯉꯥꯟꯕ ꯋꯦ ꯑꯃꯗ ꯄꯨꯔ ꯆꯠꯂꯦ ꯁꯤꯁꯦ ꯉꯁꯤ ꯁꯦꯡꯗꯣꯔꯛꯀꯦꯕꯀꯣ ꯌꯨꯇ꯭ꯌꯨꯕꯇ ꯂꯥꯏ ꯌꯦꯡꯉꯤ ꯃꯌꯥꯝꯁꯨ ꯈꯪꯍꯧꯔꯕ ꯁꯤ ꯄꯣꯠꯁꯦ ꯑꯣꯟꯂꯥꯏꯟ ꯕꯤꯖꯅꯦꯁ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯃꯄꯥꯟꯗꯒꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯦꯝ ꯇꯧꯕ ꯀꯥꯡꯕꯨ ꯀꯝꯄꯅꯤ ꯃꯃꯤꯡ ꯑꯩ ꯃꯦꯟꯁꯟ ꯇꯧꯔ ꯃꯣꯏꯅ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯅꯦꯠꯋꯔꯛ ꯃꯥꯔꯀꯦꯇꯤꯡ ꯇꯧꯍꯟꯕ ꯄꯣꯠꯇꯣ ꯗꯦꯠꯁ ꯅꯣꯠ ꯑꯦꯟ ꯑꯣꯟꯂꯥꯏꯟ ꯕꯤꯖꯅꯦꯁ ꯑꯗꯨ ꯑꯣꯟꯂꯥꯏꯟ ꯕꯤꯖꯅꯦꯁ ꯅꯠꯇꯦꯕ ꯑꯗꯨ ꯑꯣꯟꯂꯥꯏꯟ ꯕꯤꯖꯅꯦꯁ ꯀꯧꯗꯦꯕ ꯑꯣꯟꯂꯥꯏꯟ ꯕꯤꯖꯅꯦꯁ ꯍꯥꯏꯕꯁꯦ ꯕꯤꯖꯅꯦꯁꯅꯦꯕ ꯅꯪꯒꯤ ꯕꯤꯖꯅꯦꯁꯁꯦ ꯔꯤꯌꯦꯜ ꯄ꯭ꯔꯗꯛꯠꯁꯦ ꯅꯪꯒꯤ ꯁꯔꯚꯤꯁꯁꯦ ꯅꯪꯒꯤ ꯗꯤꯖꯤꯇꯦꯜ ꯄ꯭ꯔꯗꯛꯠꯁꯦ ꯅꯪꯒꯤ ꯀꯁꯇꯃꯔꯗ ꯌꯧꯍꯟꯕ ꯋꯥꯅꯦ ꯁꯤꯅꯦꯕ ꯗꯤꯐꯔꯦꯟꯁꯁꯦ ꯁꯤ ꯃꯣꯏꯅ ꯚꯥꯞ ꯁꯨꯡꯒ ꯇꯥꯗꯦ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯇꯨꯔꯖꯤꯠ ꯇꯤꯟꯄꯇꯤꯗ ꯄꯩꯁꯥ ꯇꯥꯜꯂꯦ ꯍꯥꯏꯕꯁꯦ ꯇꯤꯟꯄꯇꯤꯁꯦ ꯑꯣꯟꯂꯥꯏꯟ ꯕꯤꯖꯅꯦꯁ ꯅꯠꯇꯦ ꯑꯣꯀꯦ ꯑꯗꯒꯤꯗꯤ ꯁꯤꯗ ꯄꯩꯁꯥ ꯇꯥꯜꯂꯦ ꯑꯗꯨ ꯇꯧꯔꯒ ꯃꯤꯒꯤ ꯒꯦꯝ ꯁꯥꯟꯅꯔ ꯄꯩꯁꯥ ꯇꯥꯜꯂꯦ ꯁꯤꯒꯨꯝꯕꯁꯦ ꯌꯥꯔꯤꯉꯩ ꯁꯤꯒꯨꯝꯕꯁꯦ ꯆꯪꯒꯅꯨ ꯑꯣꯀꯦ ꯁꯤꯒꯨꯝꯕꯁꯦ ꯉꯥꯛꯀꯤ ꯑꯉꯥꯡꯗ ꯂꯥꯡꯗ ꯊꯨꯅꯕ ꯊꯕꯛ ꯉꯥꯛꯇꯅꯦꯕ ꯔꯤꯌꯦꯜ ꯕꯤꯖꯅꯦꯁꯁꯦ ꯀꯃꯥꯏꯅ ꯕꯤꯜ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯁꯤꯅꯦꯕ ꯑꯩ ꯅꯣꯏꯗ ꯍꯥꯏꯔꯛꯀꯗꯣꯏꯁꯦꯀꯣ ꯁꯤ ꯄꯣꯠꯁꯤꯡꯁꯤꯗꯤ ꯉꯥꯛꯀꯤ ꯃꯣꯏꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯅꯕ ꯃꯣꯏꯒꯤ ꯑꯦꯞ ꯒ꯭ꯔꯣ ꯇꯧꯅꯕ ꯑꯗꯒꯤ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔꯅ ꯃꯣꯏꯒꯤ ꯄꯩꯁꯥ ꯇꯥꯟꯅꯕ ꯇꯧꯔꯒ ꯅꯣꯏꯗ ꯎꯠꯁꯜꯂꯛꯑꯒ ꯅꯣꯏꯅ ꯑꯗꯨꯗꯩꯗ ꯀ꯭ꯔꯦꯖꯤ ꯑꯣꯏꯔꯒ ꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏꯅ ꯅꯣꯏꯗ ꯄꯨꯈꯤꯕ ꯋꯥꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯣꯛꯇ ꯆꯪꯉꯨꯕꯀꯣ ꯑꯗꯨꯅ ꯔꯤꯌꯦꯜ ꯕꯤꯖꯅꯦꯁꯇ ꯑꯣꯟꯊꯔꯛꯁꯦꯕ ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯀꯤ ꯄꯔꯐ꯭ꯌꯨꯝꯁꯦ ꯀꯩꯅꯣ ꯑꯩꯅ ꯄꯔꯐ꯭ꯌꯨꯝꯗ ꯑꯦꯛꯖꯥꯝꯄꯜ ꯄꯤꯔꯤꯁꯦ ꯑꯩꯅ ꯌꯥꯝ ꯊꯤꯕ ꯄꯣꯠ ꯑꯣꯏꯕꯩꯅꯦꯕ ꯁꯤꯗ ꯍꯦꯟꯕ ꯑꯥꯏꯗꯤꯌꯥ ꯌꯥꯝ ꯂꯩꯔꯦ ꯍꯥꯏꯔꯛꯈꯤꯒꯦ ꯇꯞ ꯍꯥꯏꯔꯛꯀꯦ ꯃꯨꯟꯅ ꯇꯥꯎꯕ ꯐ꯭ꯔꯦꯒ꯭ꯔꯦꯟꯁ ꯂꯚꯔꯁꯤꯅ ꯄꯩꯁꯥ ꯀꯌꯥꯝ ꯇꯥꯟ ꯌꯥꯏ ꯍꯥꯏꯕꯁꯤ ꯅꯣꯏꯗ ꯍꯥꯏꯔꯛꯀꯦꯕ ꯅꯪꯅ ꯉꯁꯤ ꯅꯣꯔꯠ ꯏꯁꯇ ꯑꯣꯔ ꯃꯅꯤꯄꯨꯔꯗ ꯐ꯭ꯔꯦꯒ꯭ꯔꯦꯟꯁꯀꯤ ꯔꯤꯚ꯭ꯌू ꯍꯥꯡꯗꯣꯛꯑꯦꯕ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ
ꯄꯔꯐ꯭ꯌꯨꯝ ꯄꯥꯝꯗꯕ ꯅꯨꯄꯤ ꯅꯨꯄꯥ ꯌꯥꯝ ꯂꯩꯔꯝꯃꯣꯏ ꯂꯣꯏ ꯄꯥꯝꯃꯝꯒꯅꯤ ꯄꯔꯐ꯭ꯌꯨꯝ ꯄꯥꯝꯕ ꯃꯤ ꯂꯣꯏꯅꯃꯛ ꯃꯅꯝ ꯅꯨꯡꯁꯤꯕ ꯃꯤ ꯂꯣꯏ ꯄꯥꯝꯃꯝꯒꯅꯤ ꯀꯣ ꯁꯣ ꯅꯪꯅ ꯐ꯭ꯔꯦꯒ꯭ꯔꯦꯟꯁ ꯔꯤꯚ꯭ꯌू ꯇꯧꯔꯦꯕ ꯐ꯭ꯔꯦꯒ꯭ꯔꯦꯟꯁꯁꯤꯗ ꯑꯇꯥꯡꯕ ꯔꯤꯚ꯭ꯌू ꯇꯧꯕꯩ ꯗꯔꯀꯥꯔ ꯇꯥꯗꯦꯕ ꯃꯥꯔꯀꯦꯠꯁꯦ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯑꯩꯅ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯃꯥꯔꯀꯦꯠꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯎ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟ ꯑꯃ ꯂꯥꯛꯏꯅꯦꯕ ꯁꯤ ꯂꯥꯛꯏꯁꯦ ꯅꯪꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯁꯨ ꯑꯩ ꯎꯠꯂꯛꯀꯦꯕ ꯀꯅꯥꯅ ꯇꯧꯏ ꯍꯥꯏꯕꯁꯦ ꯑꯩ ꯎꯠꯂꯛꯀꯦ ꯃꯁꯛ ꯃꯤ ꯃꯁꯛꯇꯨꯁꯨ ꯎꯠꯂꯛꯀꯦꯕ ꯑꯩ ꯍꯥꯏꯔꯛꯈꯤꯔꯣꯏꯒꯦꯕ ꯅꯪꯅ ꯄꯔꯐ꯭ꯌꯨꯝꯁꯦ ꯔꯤꯚ꯭ꯌू ꯇꯧꯕ ꯍꯧꯔꯦꯕ ꯔꯤꯚ꯭ꯌू ꯇꯧꯕ ꯍꯧꯔꯀꯥꯟꯗ ꯅꯪꯒꯤ ꯆꯦꯅꯦꯜꯁꯦ ꯒ꯭ꯔꯣ ꯂꯥꯛꯑꯅꯤ ꯄꯔꯐ꯭ꯌꯨꯝ ꯄꯥꯝꯕ ꯀꯥꯡꯕꯨꯅ ꯅꯪꯒꯤ ꯆꯦꯅꯦꯜꯁꯦ ꯂꯣꯏ ꯌꯦꯡꯕ ꯍꯧꯔꯛꯑꯅꯤꯕ ꯌꯦꯡꯕ ꯍꯧꯔꯀꯥꯟꯗ ꯅꯪ ꯀꯩꯗꯧꯏ ꯈ꯭ꯋꯥꯏ ꯐꯔꯁꯇꯗꯤ ꯅꯪꯅ ꯑꯐꯤꯂꯦꯠ ꯃꯥꯔꯀꯦꯇꯤꯡ ꯇꯧꯕ ꯌꯥꯏ ꯀꯣ ꯑꯐꯤꯂꯦꯠ ꯃꯥꯔꯀꯦꯇꯤꯡꯁꯦ ꯅꯪꯒꯤ ꯐꯔꯁꯅꯦꯕ ꯅꯪꯅ ꯂꯤꯡꯛ ꯄꯤꯔꯒ ꯅꯪꯅ ꯀꯅꯦꯛ ꯇꯧꯔꯒ ꯅꯪꯒꯤ ꯄꯔꯐ꯭ꯌꯨꯝ ꯃꯣꯏꯅꯁꯨ ꯊꯥꯔꯛꯀꯅꯤ ꯑꯗꯨ ꯂꯤꯡꯛꯇꯨꯗ ꯅꯪꯅ 10% 5% ꯇꯥꯜꯂꯅꯤꯕ ꯕꯠ ꯑꯗꯩ ꯍꯦꯟꯅ ꯁꯥꯊꯤꯕ ꯄꯣꯠ ꯑꯃ ꯂꯩꯔꯤꯕ ꯑꯗꯩ ꯍꯦꯟꯅ ꯁꯥꯊꯤꯕ ꯄꯣꯠ ꯑꯃ ꯂꯩꯔꯤ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯅꯪ ꯅꯁꯥꯒꯤ ꯕ꯭ꯔꯦꯟ ꯍꯥꯡꯗꯣꯛꯄ ꯌꯥꯔꯦꯕ ꯄꯔꯁꯣꯅꯦल ꯕ꯭ꯔꯦꯟ ꯂꯥꯛꯑꯀꯥꯟꯗ ꯅꯪꯒꯤ ꯆꯦꯅꯦꯜꯁꯦ ꯒ꯭ꯔꯣ ꯇꯧꯈ꯭ꯔꯕ 50K 100K 60K 10K 5K ꯌꯧꯈ꯭ꯔꯀꯥꯟꯗꯗꯤ ꯅꯪ ꯅꯁꯥꯒꯤ ꯄꯔꯐ꯭ꯌꯨꯝ ꯄꯨꯊꯣꯛꯄ ꯌꯥꯔꯦꯕ ꯄꯔꯐ꯭ꯌꯨꯝꯁꯦ ꯀꯃꯥꯏꯅ ꯄꯨꯊꯣꯛꯀꯅꯤ ꯌꯥꯝ ꯂꯥꯏꯕ ꯄꯣꯠꯅꯦ ꯃꯦꯅꯨꯐꯦꯛꯆꯔ ꯀꯅꯦꯛ ꯇꯧꯔꯅꯤ ꯅꯪꯅ ꯃꯇꯝ ꯈꯔ ꯆꯪꯉꯅꯤ ꯊꯤꯒꯠꯂꯅꯤ ꯅꯪꯒꯤ ꯏꯟꯚꯦꯁꯠꯃꯦꯟ ꯃꯆꯥ ꯑꯃ ꯄꯨꯊꯣꯛꯑꯅꯤ ꯌꯨꯇ꯭ꯌꯨꯕꯇꯩ ꯇꯥꯟꯕ꯭ꯔꯥ ꯅꯪ ꯑꯃꯗꯩ ꯇꯥꯟꯕ꯭ꯔꯥ ꯇꯧꯔ ꯄꯨꯊꯣꯛꯈ꯭ꯔꯅꯤ ꯄꯨꯊꯣꯛꯈ꯭ꯔꯀꯥꯟꯗ ꯑꯐꯣꯔꯗꯦꯕꯜ ꯄ꯭ꯔꯥꯏꯁꯇ ꯊꯝꯈ꯭ꯔꯦ 499 ꯔꯨꯄꯤꯁ 599 ꯔꯨꯄꯤꯁ 999ꯗ ꯊꯝꯕꯤꯈ꯭ꯔꯦ ꯊꯝꯈ꯭ꯔ ꯃꯇꯨꯡ ꯅꯪ ꯇꯧꯔꯤꯁꯦ ꯀꯩ ꯅꯪꯒꯤ ꯑꯣꯗꯤꯌꯟꯁꯇ ꯍꯥꯏꯁꯦ ꯀꯩ ꯅꯪꯒꯤ ꯑꯣꯗꯤꯌꯟꯁꯇ ꯅꯪꯅ ꯉꯁꯤ ꯀ꯭ꯔꯤꯠ ꯑꯦꯚꯦꯟꯇꯁ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯄꯔꯐ꯭ꯌꯨꯝ ꯑꯃꯅꯦ 21,999 ꯄꯤꯌꯦ ꯃꯥꯁꯦ ꯁꯤꯒꯤ ꯀ꯭ꯔꯤꯠ ꯑꯦꯚꯦꯟꯇꯁꯀꯤ ꯀ꯭ꯂꯣꯟ ꯌꯥꯝ ꯊꯣꯛꯑꯦꯕ ꯁꯣ ꯅꯪꯅ ꯃꯣꯏꯗ ꯄꯤꯕ ꯃꯇꯝꯗ ꯅꯪꯒꯤ ꯑꯣꯗꯤꯌꯟꯁꯇ ꯄꯤ ꯅꯪꯒꯤ ꯑꯣꯗꯤꯌꯟꯁꯇꯗꯤ ꯅꯪꯅ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯂꯣꯏ ꯄꯥꯝꯃꯕꯅꯦ ꯄꯥꯝꯕ ꯃꯇꯝꯗ ꯅꯪꯅ ꯍꯥꯏꯌꯦꯕ ꯅꯣꯏꯅ ꯀ꯭ꯔꯤꯠ ꯑꯦꯚꯦꯟꯇꯁ ꯂꯩꯕ ꯉꯝꯗ ꯇꯥꯔꯗꯤ ꯑꯩꯅ ꯁꯤꯒꯤ ꯀ꯭ꯂꯣꯟ ꯑꯃ ꯄꯨꯊꯣꯛꯑꯦ ꯁꯤꯒꯤ ꯀ꯭ꯂꯣꯟꯁꯦ ꯑꯩ ꯏꯁꯥꯒꯤ ꯕ꯭ꯔꯦꯟꯅꯤ ꯁꯤ XYZ ꯕ꯭ꯔꯦꯟꯅꯤ ꯁꯤꯁꯦ ꯍꯧꯖꯤꯛ ꯑꯣꯐꯔꯗ ꯂꯩꯅ ꯄꯤꯕ ꯃꯇꯝꯗ ꯅꯪꯒꯤ ꯁꯦꯜ ꯀꯌꯥꯝ ꯍꯦꯟꯒꯠꯂꯛꯀꯅꯤ ꯈꯜꯂꯨ ꯄꯔꯐ꯭ꯌꯨꯝ ꯂꯚꯔ ꯉꯥꯛꯇꯅꯦ ꯅꯪꯒꯤ ꯃꯈꯥꯗ ꯂꯩ ꯃꯌꯥꯝꯁꯦ ꯄꯔꯐ꯭ꯌꯨꯝ ꯂꯚꯔ ꯉꯥꯛꯇ ꯅꯪ ꯌꯦꯡꯉꯛꯏꯁꯦ ꯍꯦꯟꯒꯠꯀꯗ꯭ꯔꯥ ꯍꯦꯟꯒꯠꯂꯣꯏꯗ꯭ꯔꯥ ꯈꯨꯠ ꯊꯥꯡꯒꯠꯂꯨ ꯍꯦꯟꯒꯠꯀꯅꯤ ꯈꯪꯕ ꯀꯥꯡꯕꯨ ꯁꯤ ꯄꯣꯠꯁꯦ ꯚꯥꯞ ꯇꯥꯔꯛꯑꯣ ꯃꯥꯔꯀꯦꯠꯁꯦ ꯚꯥꯞ ꯇꯥꯔꯛꯑꯣꯕꯀꯣ ꯃꯥꯔꯀꯦꯠꯁꯦ ꯁꯤꯅꯦꯕ ꯇꯧꯔꯤꯁꯦ ꯃꯥꯔꯀꯦꯠꯁꯦ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯃꯤꯅ ꯌꯨꯇ꯭ꯌꯨꯕ ꯆꯪꯉꯛꯏꯁꯦ ꯀꯩꯅꯣ ꯌꯨꯇ꯭ꯌꯨꯕꯇ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟꯒꯅꯤ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯎꯔꯤꯁꯦ ꯑꯣꯟꯂꯤ ꯑꯦꯗꯁꯦꯟꯁ ꯈꯛ ꯎꯏꯌꯦꯕ I don't give a damn about AdSense ꯁꯦꯡꯅ ꯍꯥꯏꯒꯦ ꯀꯩꯅꯣꯝꯗ AdSense ꯍꯥꯏꯕ ꯄꯣꯠꯁꯤꯗꯤ ꯃꯅꯤꯄꯨꯔꯗꯒꯗꯤ AdSense ꯌꯥꯝ ꯄꯤꯛꯑꯦꯕ ꯌꯥꯝ ꯊꯤ ꯄꯤꯛꯈ꯭ꯔꯖꯥꯠꯅꯤ ꯗꯣꯂꯔ ꯀꯌꯥ 0.1 ꯗꯣꯂꯔ 0.12 ꯗꯣꯂꯔꯗꯒ ꯂꯥꯛꯇꯣꯏ ꯑꯗꯨꯗ ꯄꯩꯁꯥ ꯉꯥꯏ ꯂꯩꯔꯗꯤ ꯂꯥꯏꯔ ꯑꯗꯨꯝ ꯂꯩꯔꯅꯤꯕ ꯑꯗꯨ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯄꯩꯁా ꯄꯥꯏꯔꯛꯀꯅꯤ ꯈꯟꯕ ꯇꯥꯔꯗꯤ ꯑꯗꯨ ꯑꯣꯏꯔꯣꯏꯗꯕ ꯄꯣꯠꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯇꯥꯜꯂꯤ ꯃꯌꯥꯝꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯥꯜꯂꯤ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔꯒꯤ ꯊ꯭ꯔꯨꯗꯩ ꯇꯥꯟꯕ ꯀꯌꯥ ꯑꯃꯅꯦꯕ ꯕꯠ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔꯒꯤ ꯇꯥꯏꯞꯇ ꯂꯩꯔ ꯇꯥꯟꯕ ꯀꯌꯥ ꯑꯃꯅꯦꯕ ꯕꯠ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯍꯧꯖꯤꯛ XYZ ꯃꯃꯤꯡ ꯄꯜꯂꯔꯣꯏ ꯐꯣꯂꯣꯋꯔ ꯌꯥꯝ ꯌꯥꯝꯕ ꯃꯤꯁꯤꯡꯁꯦ ꯑꯩ ꯃꯣꯏꯁꯦ ꯄꯩꯁꯥ ꯊꯤ ꯇꯥꯜꯍꯟꯕ ꯉꯝꯃꯦꯕ ꯃꯣꯏꯗꯤ ꯈꯪꯗꯕꯩꯅꯦ ꯄꯩꯁꯥ ꯊꯤ ꯇꯥꯜꯍꯟꯕ ꯉꯝꯃꯦ ꯃꯣꯏꯁꯦ ꯍꯧꯖꯤꯛ ꯈꯪꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯥꯜꯍꯟꯒꯅꯤ ꯍꯥꯏꯕꯁꯦ ꯌꯥꯝ ꯊꯤ ꯂꯥꯏꯈ꯭ꯔꯖꯥꯠꯅꯦꯕ ꯃꯣꯏꯁꯦ ꯃꯣꯏ ꯍꯩꯇꯕꯩꯅꯦꯕ ꯃꯣꯏꯅ ꯀꯣꯛ ꯁꯤꯖꯤꯟꯅꯗꯕꯩ ꯃꯣꯏꯅ ꯑꯣꯟꯂꯤ ꯄ꯭ꯔꯗꯛꯁꯦ ꯄꯣꯔꯛꯑꯒ ꯄ꯭ꯔꯗꯛꯁꯤꯗꯪ ꯇꯧꯔ ꯂꯩꯕꯩꯅꯦꯕ ꯕꯠ ꯄꯩꯁꯥꯁꯦ ꯌꯥꯝ ꯇꯥꯟꯕ ꯌꯥꯏꯑꯕ ꯍꯧꯖꯤꯛ 500K ꯐꯣꯂꯣꯋꯔꯒ ꯂꯩꯔꯤ ꯀꯥꯡꯕꯨꯁꯦ ꯃꯁꯥꯒꯤ ꯕ꯭ꯔꯦꯟ ꯑꯃ ꯐꯣꯝ ꯇꯧꯕ ꯃꯇꯝꯗꯀꯣ ꯌꯧꯈꯤꯗꯣꯏꯅꯦ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯄꯣꯠꯇꯣ ꯈꯟꯗꯦꯕ ꯁꯣ ꯁꯤ ꯄꯣꯠꯁꯤꯅꯦ ꯅꯣꯏꯗ ꯍꯥꯏꯔꯛꯏꯁꯦ ꯁꯤꯒꯤ ꯅꯣꯠ ꯑꯣꯟꯂꯤ ꯄꯔꯐ꯭ꯌꯨꯝꯁꯦ ꯑꯩ ꯍꯧꯖꯤꯛ ꯇꯥꯜꯂꯛꯀꯦꯕ ꯅꯣꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯇꯥꯜꯂꯛꯀꯦꯕ ꯅꯤꯂꯀꯥꯟꯇ ꯄꯣꯠ ꯑꯃ ꯁꯦꯌꯔ ꯇꯧꯔꯣ ꯌꯨꯇ꯭ꯌꯨꯕꯇ ꯁꯦꯌꯔ ꯇꯧꯔꯣ ꯄꯔꯐ꯭ꯌꯨꯝ ꯒ꯭ꯌꯥꯟ ꯍꯥꯏꯅ ꯄꯨꯊꯣꯔꯛꯑꯣ ꯑꯝꯇ Okay, sir. ꯌꯦꯡꯉꯨꯀꯣ ꯉꯁꯤ ꯇꯥꯛꯏ ꯃꯌꯥꯝꯁꯦ ꯃꯨꯟꯅ ꯁꯤ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯒꯤ ꯄꯥꯔꯠꯅꯦ ꯄꯤꯛꯊꯔꯛꯏꯅꯦꯀꯣ ꯅ꯭ꯌꯨ ꯋꯦꯁ ꯑꯣꯐ ꯃꯥꯔꯀꯦꯇꯤꯡꯅꯁꯨ ꯌꯦꯡꯉꯨ ꯃꯥꯅ ꯇꯧꯏ ꯄꯣꯠꯁꯦ ꯀꯩꯅꯣ ꯌꯦꯡꯉꯨ ꯑꯦꯅꯤ ꯚꯤꯗꯤꯑꯣ ꯄ꯭ꯂꯦ ꯇꯧꯔꯣ ꯃꯥꯒꯤ ꯄ꯭ꯂꯦ ꯇꯧꯔꯣ ꯑꯦꯅꯤ ꯚꯤꯗꯤꯑꯣ ꯄ꯭ꯂꯦ ꯁꯤꯒꯤ ꯑꯗꯨ ꯄ꯭ꯂꯦ ꯌꯥꯔꯦ ꯖꯁ ꯍꯧꯕꯒꯤ ꯄꯥꯔꯠꯁꯦ ꯃꯥꯏ ꯍꯧꯕꯒꯤ ꯄꯥꯔꯠꯁꯦ ꯌꯦꯡꯉꯨ ꯁꯥꯎꯟ ꯂꯥꯜꯂꯣ ꯁꯥꯎꯟ नो साउंड ब्रो और ये परफ्यूम काफी पॉपुलर है अच्छे तरीके से बनाया भी गया है लेकिन थोड़े महंगे साइड पे है अगर इसका 60 ml आप खरीदना चाहें तो आपको लगभग 12-13 हजार रुपए का पड़ सकता है और ऐसी 100 ml की बॉटल आपको लगभग 16-17 हजार रुपए की प्राइसिंग में मिल सकती है मागी तो डिस्क्रिप्शन पुथरो माई डिस्क्रिप्शन पुथरो प्राइस रेंज में है तो अब पॉपुलर है चर्चित है डिमांड भी हाई रहती है तो लाजमी है क्लोन बनाने वाली कंपनीज इसकी तरफ कुछ बनाना चाहती है तो आज ऐसे ही कुछ क्लोन्स के बारे में बात करेंगे मागी डिस्क्रिप्शन दी उनको किसी को इस्तेमाल किया है सिगी वीडियोस दे हाफ्ते सिगी वीडियोस दा सिगी वीडियोस मा हाफ्ते बो बट स्टिल मा अफिलिएट मार्केटिंग तवर थम्मिने बो मागी मसागी ब्रांड लेब परफ्यूम ज्ञान ने नोय दम थियो को परफ्यूम ज्ञान ने माई तुंग थोरकनी मागी नो दा ऑनलाइन दा चेक तौ कांदा सो माना तोई मागी वेबसाइट क्रैश होगिबदगी ऑर्डर पूरा फुल होगिबो केनो या वीडियो गा लेबनेबा सो सी पोट मैम सिंग ज्ञान तौ मान तौरी पोट से कइनो मान तौरी पोट से मार्केट से ज्ञान तौ मा हजि रिव्यू तोइने ओनली से लेजे आई जु मागे कस्टमर मने आई माई कस्टमर ने कहीं अतोप मीदे लेते परफ्यूम जो लेम अने कहीं ऑनलाइन दे परफ्यूम लेगे आई मिंत्रा खंदे अमेजन खंदे कहीं आई ओरिजिनल परफ्यूम थीब मीने ओरिजिनल परफ्यूम थीब माजे ट्रस्ट ने माजे ट्रस्टफुल होब मीने हाइदि मान तौरी पोजे थाजई अदु तारी मागी वेबसाइट आई ऑर्डर तौवे तो सी भाप ताऊ सी ट्रस्ट ने क्रिएट तौवे ट्रस्ट अमा बिल्ड तौरइने को सी मुन्ना भाप ताऊ को पारी ज्ञान ताई को काय सर
so si pot se gyan to si market se new way of si moi tawi je kan yam simple way po ne audience se build tawi ne si dei only nang na Facebook advertisement adu sum depend tawi ya pote makhal ne tawi myam jing je ko different way ne ba nila kan slide share to zara sim dalo slide tu ga ai ke no mulake next to power of Instagram hando power of LinkedIn hando okay mamang salo what type of content you want ke hando next hando nate what type of content to create ki matung chalo okay si thamu si ai pesi lake Imam Gaji Andrew Tate Alex Hormoji Gary Vaynerchuk adagi Luke Belmar dai lake ba ko close to si je Imam Gaji je noina ma je kaino ina do wane ba ma je influencer gi type ta adagi di motivational gi type ta low wane ba but ma je marketing yam thina haiba nu fa ne ma je yam thina haiba mi ne marketing haiba mi je kaino ai ha ke mai marketing ku tau je ma kem khang mana te ba sengna hai dai sengna hai du ke ba magi video sum yengo mai video si dane technically skill share to matang yaw bro hoi magi 2015 noina khang di kan 2015 de hogre ko magi video adu matam dai yeng ba hogre ma uringa thoingai matam do ko adu matam da man torami je just magi part of digital marketing how do I have the si to adu mana Dubai chatla kana Dubai dai mai khara improve lak ba ma content am lak khibane ba ining if I'm not wrong ma je kaino na ma je to iji ngo mai marketing je kyam hai ga matam da magi video sum yengo nang sum yengo digital marketing to wamina digital no Facebook da changkanda Facebook advertisement kamai chalai ni pungama changna semba video se kasu yeningdam ne yenningbra ne yeningdam boring chu ne ba ai si tawro tam taw lei po but Imam Gaji gi video de yengo ngak tang si da nangi 15 minutes se nangi mind se pura kaino ma to honi nang have the magi lifestyle je isu pa me film am lakani nang like go you know what he is doing kaino man taw report se hai matam da nang je pull tawi ne he knows exactly what he is doing nang je pull tawi ne kai gino mana pull tawi se hai matam da sidi mai maral na te sidi mai haijam ne money Luke Belmar na haibam lei ko making money is a skill haibani sidi ko se is da noina mai edu mai keno to changnam ne ko nam ne adu magi skills ne dagi magi haijaba potun tawra ma ngasi pesa ta lai ne ti mina seran tora mina haibo ne ko adugi magi mai ki keno ming do nilakanta kai educator haibra educate haibra educate no okay magi educate ta lak na ba pot se lai ne ba haibdi nang jikana na Imam Gaji magi mangon nang sagi hauzik yong hauzik risida se hauzik aina pa matam da my road map pa matam da he wants to be like an Imam Gaji okay so Imam Gaji da nang am fan oi jikana da magi content je nang yam interesting oi be ne nang Imam Gaji je kana no khang bana te kana no khang de ma je mana lai Dubai da lai ni ma $50 million gi keno da lai adu lai da lai mana pang hai tar su lai ram gani ma Rolls Royce thorong gani da thorong gani but at the end of the day nang na ma khangi is only Instagram gi through the YouTube gi through da gi khangi ne social media gi through da khangi ne mas but again adubu magi social media gi power do ki matik chawwi chang do magi personal brand do ki matik chawwi chang do nu khoi ma mark da magi influence yam line man jama to ne gen tai ko power se gyan to man to report se kai no ham da hojik Imam Gaji na t-shirt am puthok my t-shirt brand am puthok barak shell to gini Imam Gaji je marketing fazana higar jana magi yong mai anop magi man upi ba spec to adu gi sumai marketing to bone sumai to kai no ham tam da magi noi content thingnaram be mana hai bane sigi anop se aina ai ja hamba digital marketing to pum da ai kok yam chi e du bu sigi anop se season kan aina pura personally sal la kan da ai Imam Gaji style san gi na dai ai mi chik ba fare ai hai kan da magi audience ke amna du anop to order to ram gani batara ba market se man to report se kaino bhap tara market se understand to market se sini aduna ne my personal brand aduki matik chawriba aduki matik chawna mana sema imam sing de same way kaino je Gary Vaynerchuk se mayam na hai mam sam jo haijam ni ko Gary V je brand amane ma haim ni business kana run tawi Gary Vaynerchuk si gyan ta da mi am yarong gani no mam rakta ya hakib Gary V na tawi se kaino Gary V je magi personal brand je atuki matik chawbuni na ngasai sum yengo mana thada ma no mo content ka thadai kambro sum yengo 4-5 contents thadam ne magi social media da yening dabam ju yawbuni thadam ma hen maladi ko yening dabam ju yawbuni ma thadam ne mai content je pa thadam ne content ni mi je ai khoina content create to ba hodri ngai de 2006-7 de mai content create to ba hora ba mi ne ma
ꯑꯩꯈꯣꯏꯗꯤ ꯅꯥꯎꯁꯅꯦ ꯃꯥꯏ ꯃꯥꯡꯗꯗꯤ ꯀꯩꯁꯨ ꯂꯩꯕ ꯖꯥꯠꯅꯠꯇꯦ ꯀꯣꯟꯇꯦꯟꯒꯤ ꯃꯇꯥꯡꯗꯗꯤ ꯃꯥꯅ ꯂꯣꯏ ꯈꯪꯉ ꯂꯥꯛꯑꯕꯅꯦ ꯃꯥꯅ ꯋꯥꯏꯟ ꯕꯤꯖꯤꯅꯦꯁꯁꯦ ꯃꯄꯥꯒꯤ ꯋꯥꯏꯟ ꯕꯤꯖꯤꯅꯦꯁꯁꯦ ꯃꯥꯅ ꯒ꯭ꯔꯣ ꯇꯧꯍꯜꯂꯤꯅꯤ ꯃꯇꯝꯗꯨꯗ 1996-7ꯗ ꯃꯥꯅ ꯍꯥꯏꯕꯅꯦ ꯋꯦꯕꯁꯥꯏꯠꯁꯦ ꯑꯅꯧꯕ ꯅꯧꯍꯧꯅꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯋꯥꯏꯟꯁꯤꯒꯤ ꯀꯩꯅꯣ ꯋꯦꯕꯁꯥꯏꯠ ꯁꯥꯏꯌꯦ ꯋꯦꯕꯁꯥꯏꯠꯁꯦ ꯁꯥꯔꯀꯥꯟꯗ ꯋꯦꯕꯁꯥꯏꯠꯁꯦ ꯀ꯭ꯔꯥꯁ ꯑꯣꯏꯌꯦꯕ ꯐꯅꯌꯥꯝꯅ ꯀ꯭ꯔꯥꯁ ꯑꯣꯏꯌꯦꯕ ꯅꯧꯔꯤꯕꯅꯤꯅ ꯑꯗꯩ ꯍꯧꯔꯛꯑꯀꯥꯟꯗ 2008ꯇ ꯌꯦꯡꯉꯨ ꯃꯥꯏ ꯚꯤꯗꯤꯑꯣꯗ ꯆꯪꯉꯦ ꯌꯨꯇ꯭ꯌꯨꯕꯇ ꯆꯪꯉ ꯌꯦꯡꯉꯨꯕ ꯂꯥꯁ ꯚꯤꯗꯤꯑꯣꯗ ꯌꯦꯡꯉꯨ ꯋꯥꯏꯟꯒꯤ ꯔꯤꯚ꯭ꯌൂ ꯇꯧꯕꯅꯦꯕ ꯃꯥ ꯌꯦꯡꯉꯨ ꯋꯥꯏꯟꯒꯤ ꯔꯤꯚ꯭ꯌू ꯇꯧꯕꯅꯦ ꯍꯣꯔꯦꯟ ꯌꯦꯡꯉꯨ ꯍꯣꯔꯦꯟ ꯀ꯭ꯂꯥꯁ ꯂꯣꯏꯔꯀꯥꯟꯗ ꯆꯪꯉꯨꯕꯀꯣ ꯆꯪꯉ ꯌꯦꯡꯉꯨ ꯃꯥꯒꯤ ꯐꯥꯔꯁ ꯚꯤꯗꯤꯑꯣ ꯁꯨꯝ ꯌꯦꯡꯉꯨ ꯋꯥꯏꯟꯒꯤ ꯔꯤꯚ꯭ꯌू ꯇꯧꯕꯅꯦꯕ ꯃꯥ ꯍꯧꯖꯤꯛꯇꯤ ꯗꯤꯐ꯭ꯔꯦꯟ ꯋꯦꯗ ꯆꯠꯈꯤꯕ ꯋꯥꯅꯦ ꯃꯥ ꯍꯧꯖꯤꯛꯇꯤ ꯃꯥꯁꯦ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯀꯩꯒꯤꯅꯣ ꯃꯥ ꯕꯤꯖꯤꯅꯦꯁꯀꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯛꯑꯕꯅꯤꯅ ꯕꯤꯖꯤꯅꯦꯁ ꯁ꯭ꯄꯤꯀꯔ ꯑꯣꯏꯅ ꯑꯗꯒꯤ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟꯒꯤ ꯁ꯭ꯄꯤꯀꯔ ꯑꯣꯏꯅ ꯂꯥꯛꯏꯅꯦꯕ ꯄꯣꯠꯁꯦ ꯁꯣ ꯀꯩꯅꯣ ꯃꯥꯅ ꯕꯤꯜ ꯇꯧꯔꯛꯏꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯝ ꯆꯥꯎꯕ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟ ꯑꯃ ꯃꯥꯅ ꯕꯤꯜ ꯇꯧꯔꯛꯏꯅꯦꯕ ꯑꯦꯟꯗ꯭ꯔꯨ ꯇꯦꯠꯁꯦ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯑꯦꯟꯗ꯭ꯔꯨ ꯇꯦꯠ ꯍꯥꯏ ꯃꯌꯥꯝꯁꯤꯡꯁꯦ ꯌꯥꯝꯅ ꯕꯨꯜꯁꯤꯠꯁꯨ ꯉꯥꯡꯉꯤꯀꯣ ꯃꯥꯁꯦꯀꯣ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯇꯥꯕ ꯌꯥꯕ ꯌꯥꯎꯏ ꯇꯥꯕ ꯌꯥꯗꯕ ꯌꯥꯎꯏ ꯕꯠ ꯑꯒꯦꯟ ꯃꯥꯒꯤ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯋꯦ ꯀꯩꯅꯣ ꯃꯥꯁꯦ ꯃꯥ ꯐꯥꯎꯒꯠꯂꯛꯏꯁꯦ ꯀꯨꯏꯔꯝꯈꯤꯔꯣꯏ ꯑꯩꯅ ꯈꯟꯕꯗ 3-4 years 4-5 years ꯀꯣ ꯌꯥꯝꯃꯕꯗ ꯃꯥꯁꯦ ꯍꯥꯟꯅ ꯐꯥꯏꯇꯔ ꯑꯣꯏꯗꯥꯏꯅꯦ ꯃꯥꯁꯦ ꯍꯥꯟꯅ ꯐꯥꯏꯇꯔ ꯑꯣꯏꯕꯅꯦ ꯑꯣꯀꯦ 2022 ꯑꯣꯀꯦ ꯁꯣ ꯃꯥꯅ ꯐꯥꯎꯔꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯦꯡꯉꯣ ꯃꯥ ꯍꯩꯌꯦꯕ ꯃꯥꯔꯀꯦꯇꯤꯡꯁꯦ ꯍꯩꯌꯦꯕꯀꯣ ꯕꯠ ꯁꯨꯃꯥꯏꯅ ꯇꯧ ꯍꯥꯏꯕ ꯅꯠꯇꯦꯕ ꯀꯔꯤ ꯋꯥꯔꯗ ꯁꯤꯖꯤꯟꯅꯅꯤ ꯀꯔꯤ ꯋꯥꯔꯗꯅ ꯀꯅꯥꯒꯤ ꯑꯦꯇꯦꯟꯁꯟ ꯂꯧꯅꯤ ꯍꯥꯏꯕꯗꯤ ꯍꯤ ꯅꯣꯁ ꯌꯥꯝ ꯂꯥꯏꯅ ꯈꯪꯉꯦꯕ ꯀꯔꯤ ꯋꯥꯔꯗ ꯁꯤꯖꯤꯟꯅꯔꯒ ꯃꯌꯥꯝꯒꯤ ꯑꯣꯗꯤꯌꯦꯟꯁꯇ ꯀꯃꯥꯏꯅ ꯄꯨꯜ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯃꯥ ꯂꯣꯏ ꯈꯪꯉꯦꯕ ꯁꯤꯅꯤ ꯍꯧꯖꯤꯛ ꯇꯧꯔꯛꯏ ꯃꯌꯥꯝꯁꯤꯡꯁꯦ ꯂꯨꯛ ꯕꯦꯜꯃꯥꯔꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯀꯦꯄꯤꯇꯦꯜ ꯀ꯭ꯂꯕꯇ ꯃꯥꯏ ꯄꯨꯁꯜꯂꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯦꯟꯗ꯭ꯔꯨ ꯇꯦꯠꯅ ꯃꯥꯒꯤ ꯍꯁꯂꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯗꯒꯤꯗꯤ ꯀꯩꯅꯣꯅ ꯏꯃꯥꯝ ꯒꯖꯤꯅ ꯃꯥꯒꯤ ꯑꯦꯖꯨꯀꯦꯠꯇ ꯒꯦꯔꯤ ꯕꯤꯅ ꯃꯥꯒꯤ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟ ꯑꯣꯏꯍꯜꯂꯒ ꯑꯗꯒꯤ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯔꯒ ꯃꯥ ꯑꯦꯖ ꯑ ꯁ꯭ꯄꯤꯀꯔ ꯄꯩꯁꯥ ꯇꯥꯜꯂꯛꯏꯕ ꯑꯗꯩ ꯃꯥꯏ ꯕꯤꯖꯤꯅꯦꯁ ꯍꯥꯡꯗꯣꯔꯒ ꯃꯥꯏ ꯃꯔꯆꯦꯟꯗꯥꯏꯁ ꯑꯗꯒꯤ ꯑꯗꯨ ꯃꯌꯥꯝ ꯍꯥꯡꯗꯣꯔꯒ ꯄꯩꯁꯥ ꯇꯥꯜꯂꯤ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯅꯣ ꯑꯣꯗꯤꯌꯟꯁ ꯕ꯭ꯔꯗꯔꯁ ꯑꯣꯗꯤꯌꯟꯁ ꯂꯩꯇꯅ ꯌꯨ ꯀꯦꯅꯣꯠ ꯗꯨ ꯕꯤꯖꯤꯅꯦꯁ ꯅꯪ ꯌꯥꯝ ꯇꯦꯂꯦꯟꯇꯦड ꯑꯣꯏꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯪ ꯌꯥꯝ ꯊꯤꯅ ꯍꯩꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯪꯒꯤ ꯄ꯭ꯔꯗꯛ ꯐꯅ ꯐꯔꯝꯕ ꯃꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯕꯠ ꯑꯣꯗꯤꯌꯟꯁ ꯂꯩꯇꯅ ꯅꯪ ꯀꯩꯗꯧꯅꯨꯡꯗ ꯅꯪ ꯕꯤꯖꯤꯅꯦꯁ ꯂꯩꯕ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯌꯥꯒꯗ꯭ꯔꯣ Is it possible? Is it possible? No. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ Sir, ꯃꯨꯟꯅ ꯚꯥꯞ yaaroi, ꯇꯧꯕ no. ꯇꯧꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯃꯨꯟꯅ ꯚꯥꯞ ꯇꯧꯕꯀꯣ ꯀꯩꯅꯣ ꯒꯦꯝꯁꯦ what is the game ꯐꯖꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯅꯕ ꯍꯣꯠꯅꯧꯕ ꯀꯩꯅꯣ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯅꯪ ꯏꯃꯥꯝ ꯒꯥꯖꯤ ꯍꯥꯏꯔꯒ ꯏꯃꯥꯝ ꯒꯥꯖꯤ ꯈꯤꯇꯪ ꯌꯦꯡꯅ ꯏꯃꯥꯝ ꯒꯥꯖꯤꯅ ꯄꯨꯊꯣꯔꯛꯄ ꯈꯣꯡꯎꯞꯇꯨꯗꯪ ꯌꯦꯡꯅꯕ 3 shoes I wear every day ꯀꯥꯏ ꯇꯧꯔ ꯄꯨꯊꯣꯔꯛꯄꯗꯒꯤꯗꯤ ꯃꯥꯒꯤ ꯇꯤ ꯁꯔꯠ I wear this ꯇꯤ ꯁꯔꯠ ꯀꯥꯏ ꯇꯧꯕ ꯑꯗꯨ ꯄꯣꯠꯇꯨꯗꯪ ꯐꯣꯀꯁ ꯇꯧꯒꯅꯨ ꯑꯗꯨꯗꯤ ꯅꯪꯉꯣꯟꯗ ꯏꯟꯁꯄꯤꯔꯦꯁꯟ ꯑꯃ ꯄꯤꯔꯤꯅꯦ ꯃꯥꯅ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯗꯣꯄꯥꯃꯤꯟ ꯂꯦꯚꯦꯜꯗ ꯑꯗꯒꯤ ꯅꯪꯒꯤ ꯗꯣꯄꯥꯃꯤꯟ ꯂꯦꯚꯦꯜ ꯋꯥꯡꯅꯕꯗꯒꯤ ꯅꯪꯁꯦ ꯑꯦꯛꯁꯥꯏꯠꯃꯦꯟ ꯑꯣꯏꯅ ꯕꯨꯁꯠ ꯑꯞ ꯇꯧꯔꯛꯏꯅꯦ ꯃꯥꯅ ꯇꯧꯔꯛꯏꯁꯦ ꯁꯤ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯎ ꯑꯗꯨꯕꯨ ꯕꯤꯍꯥꯏꯟ ꯗ ꯁꯤꯟꯗ ꯌꯦꯡꯉꯨꯕ ꯃꯥꯅ ꯇꯧꯔꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯈꯪꯉꯨꯕ ꯃꯥꯅ ꯇꯧꯔꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯃꯥꯅ ꯄꯤꯔꯛꯏ ꯄꯣꯠꯁꯦ ꯀꯩꯅꯣ ꯁꯤꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯣ ꯃꯥꯔꯀꯦꯠꯁꯦ ꯑꯗꯨꯗ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯣ ꯑꯦꯟꯗ꯭ꯔꯨ ꯇꯦꯠꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯦꯟꯗ꯭ꯔꯨ ꯇꯦꯠꯅ ꯍꯥꯏꯗꯨꯗꯤ ꯌꯥꯝ ꯍꯩꯈ꯭ꯔꯕ ꯃꯤꯅꯦ ꯍꯁꯂꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯥꯅ ꯄꯜꯂ ꯋꯥ ꯉꯥꯡꯉꯤꯁꯦ ꯀꯩꯒꯤꯅꯣ this is also a marketing ꯅꯪ ꯅꯁꯥꯒꯤ ꯕ꯭ꯔꯦꯟꯗꯣ ꯅꯁꯥꯅ ꯄ꯭ꯔꯣꯃꯣꯠ ꯇꯧ ꯇꯥꯝꯅꯦꯕ ꯁꯣ ꯑꯩꯅ ꯅꯣꯏꯗ ꯍꯥꯏꯗꯣꯏꯁꯤ ꯌꯦꯡꯉꯨ ꯑꯩꯅ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯀꯔꯦꯟꯠꯂꯤ ꯃꯦꯟꯇꯔꯁꯤꯞ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯇꯥꯛꯏꯕ ꯐꯤꯃꯦꯜ ꯑꯃ ꯂꯩ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯍꯥꯏ ꯃꯥꯒꯤ ꯍꯧꯖꯤꯛ ꯃꯥꯏ ꯕꯤꯖꯤꯅꯦꯁ ꯍꯧꯗꯣꯛꯇꯣꯏꯁꯦ ꯃꯥꯒꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯍꯧꯗꯣꯛꯇꯣꯏꯅꯦꯕ ꯀꯦꯟꯗꯜꯒꯤ ꯕ꯭ꯔꯦꯟ ꯍꯧꯗꯣꯛꯇꯣꯏꯅꯦꯕ ꯁꯣ ꯀꯦꯟꯗꯜꯒꯤ ꯕ꯭ꯔꯦꯟ ꯍꯧꯗꯣꯛꯄꯁꯦ ꯑꯩꯅ ꯍꯥꯏꯌꯦꯕ ꯏꯆꯦ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯀꯦꯟꯗꯜꯒꯤ ꯕ꯭ꯔꯦꯟꯁꯦ ꯅꯪ ꯀꯩꯝ ꯋꯥ ꯉꯥꯡꯒꯅꯨ ꯖꯁ ꯌꯨꯇ꯭ꯌꯨꯕꯇ ꯄꯨꯔꯥ ꯍꯥꯏ ꯂꯦꯚꯦꯜꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯒ ꯅꯪꯅ ꯀꯦꯟꯗꯜ ꯁꯥꯕ ꯅꯪꯅ ꯁꯤꯖꯤꯟꯅꯕ ꯄ꯭ꯔꯗꯛ ꯃꯌꯥꯝꯁꯦ ꯎꯠꯁꯦ ꯃꯌꯥꯝꯗ ꯀꯩꯒꯤꯅꯣ ꯎꯠꯇꯣꯏꯁꯦ ꯀꯦꯟꯗꯜꯒꯤ ꯅꯤꯁꯇ ꯂꯩꯕ ꯃꯤꯁꯤꯡꯅ ꯀꯦꯟꯗꯜꯒꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯌꯨꯇ꯭ꯌꯨꯕꯁꯦ ꯁꯣꯏꯗꯅ ꯐꯪꯒꯅꯤꯕ ꯐꯪꯕ ꯃꯇꯝꯗ ꯏꯐ ꯃꯥꯒꯤ ꯀꯣꯟꯇꯦꯟꯁꯦ ꯚꯦꯂꯨꯑꯦꯕꯜ ꯑꯣꯏꯔꯕ ꯑꯗꯒꯤ ꯃꯥꯒꯤ ꯀꯣꯟꯇꯦꯟꯁꯦ ꯃꯤꯅ ꯄꯥꯝꯕ ꯊꯣꯛꯑꯕ ꯃꯥꯒꯤ ꯃꯈꯥꯗ ꯋꯦꯕꯁꯥꯏꯠ ꯍꯥꯞꯈ꯭ꯔ ꯂꯣꯏꯔꯦ ꯇꯛ ꯂꯥꯎ ꯀ꯭ꯂꯤꯛ ꯇꯧꯕ ꯃꯇꯝꯗ ꯑꯣꯔꯗꯔ ꯉꯥꯛ ꯄꯥꯏꯁꯤꯜꯂꯛꯑꯅꯤ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯛꯄ꯭ꯔꯥ ꯃꯥꯔꯀꯦꯠꯁꯦ ꯈꯔ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯛꯇꯕ꯭ꯔꯥ ꯇꯧꯔꯦ ꯁꯥꯔ ꯑꯗꯒꯤꯗꯤ ꯁꯨꯝ ꯌꯦꯡꯉꯣꯕ ꯍꯧꯖꯤꯛ ꯑꯩꯅ ꯄꯔꯐ꯭ꯌꯨꯝ ꯒ꯭ꯌꯥꯟ ꯍꯥꯏꯕ ꯌꯦꯡꯉꯣ ꯃꯥꯏ ꯍꯧꯖꯤꯛ 121K ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯦ 121K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯥꯏꯁꯦ ꯌꯥꯔꯕꯅꯤ 1 million ꯗꯔꯀꯥꯔ ꯇꯥꯗꯦꯕ 1 million ꯐꯣꯂꯣꯋꯔ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯩꯕ ꯃꯤ ꯂꯩ ꯕ꯭ꯔꯣꯛ ꯆꯠꯄ ꯃꯤ ꯂꯩꯌꯦꯕ ꯍꯧꯖꯤꯛ ꯄꯩꯁꯥ ꯇꯥꯟꯕ ꯍꯩꯇꯕ ꯃꯤ ꯌꯥꯝ ꯂꯩ ꯑꯁꯦꯡꯕꯅꯦ ꯑꯩ ꯍꯥꯏꯁꯦ ꯏꯁꯜꯂ ꯊꯝꯃꯣ ꯁꯤꯁꯦ ꯃꯅꯤꯄꯨꯔꯗ ꯄꯨꯊꯣꯔꯛꯑꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯄꯨꯊꯣꯛꯑꯁꯦ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯃꯦ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯄꯨꯊꯣꯔꯛꯑꯣꯕ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯒꯤ ꯑꯗꯔ ꯗꯦꯟ ꯅꯪꯒꯤ ꯕ꯭ꯔꯦꯟꯒꯤ ꯄ꯭ꯔꯗꯛ ꯄ꯭ꯔꯣꯃꯣꯠ ꯇꯧꯍꯟꯕ ꯅꯠꯇꯅ ꯅꯪ ꯑꯇꯣꯞꯄ ꯃꯐꯝꯗ ꯀꯩ ꯄꯩꯁꯥ ꯇꯥꯟꯒꯦ ꯍꯥꯏꯁꯦ ꯄꯨꯊꯣꯔꯛꯑꯣ ꯀꯅꯥꯝ ꯄꯨꯊꯣꯛꯄ ꯉꯝꯃꯣꯏꯕ ꯕꯤꯀꯣꯁ ꯃꯣꯏ ꯈꯪꯗꯦꯕ ꯑꯗꯨ ꯄꯣꯠꯇꯨꯅꯦꯕ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯃꯥꯏꯅ ꯇꯥꯟꯕ ꯌꯥꯏ ꯍꯥꯏꯕ ꯄꯣꯠꯁꯤꯅꯦ ꯍꯧꯖꯤꯛ ꯕꯤꯁꯣꯔꯖꯤꯠꯅ ꯃꯥꯒꯤ ꯆꯦꯅꯦꯜꯁꯦ ꯒ꯭ꯔꯣ ꯇꯧꯔꯦ ꯆꯦꯅꯦꯜꯁꯦ ꯒ꯭ꯔꯣ ꯇꯧꯕ ꯍꯥꯏꯁꯦ ꯆꯦꯅꯦꯜꯁꯦ
ꯅꯪꯒꯤ ꯑꯣꯗꯤꯌꯦꯟꯁꯇꯨꯒꯤ ꯃꯇꯨꯡ ꯏꯜꯂꯦꯀꯣ ꯅꯪꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯊꯕꯛ ꯇꯧꯔꯒ ꯑꯣꯗꯤꯌꯦꯟꯁ ꯒ꯭ꯔꯣ ꯇꯧꯗꯣꯏꯗꯨꯗꯤ ꯁꯨꯡꯂꯩ ꯂꯩꯔꯛꯑꯔꯣꯏ ꯚꯦꯂꯨꯑꯦꯕꯜ ꯑꯣꯏꯕ ꯃꯤꯅ ꯔꯦꯁꯄꯦꯛꯇꯦꯕꯜ ꯑꯣꯏꯕ ꯑꯗꯒꯤꯗꯤ ꯏꯃꯥꯝ ꯒꯖꯤꯅ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯒꯦꯔꯤ ꯕꯤꯅ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯑꯣꯔ ꯅꯪ ꯅꯁꯥꯒꯤ ꯄ꯭ꯔꯗꯛ ꯎꯠꯄ ꯑꯦꯅꯤꯊꯤꯡ ꯑꯃꯁꯨ ꯎꯠꯂꯛꯀꯦꯕ ꯉꯁꯤ ꯌꯥꯝ ꯎꯠꯂꯛꯀꯅꯤ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯃꯤ ꯌꯥꯝ ꯎꯠꯂꯛꯀꯦꯕ ꯒꯦꯔꯤ ꯕꯤ ꯈꯛꯇ ꯅꯠꯇꯦꯕ ꯏꯃꯥꯝ ꯒꯖꯤ ꯈꯛꯇ ꯅꯠꯇꯦ ꯌꯥꯝ ꯊꯤꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯃꯤ ꯌꯥꯝ ꯂꯩꯕ ꯎꯠꯂꯛꯀꯦꯕ ꯅꯣꯏꯒꯤ ꯂꯥꯏꯐ ꯆꯦꯟꯖ ꯇꯧꯅꯤꯅ ꯋꯥꯈꯜ ꯄꯨꯔꯥ ꯆꯦꯟꯖ ꯇꯧꯅꯤꯕ ꯃꯣꯏꯅ ꯇꯧꯕ ꯃꯇꯝꯗ ꯅꯪꯅ ꯇꯤ ꯁꯔꯠ ꯄꯨꯊꯣꯛꯑꯦ ꯃꯔꯁꯦꯟꯗꯥꯏꯁ ꯄꯨꯊꯣꯛꯑꯦ ꯃꯈꯥꯗ ꯅꯪꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯃꯔꯁꯦꯟꯗꯥꯏꯁ ꯆꯦꯜꯂꯦ ꯀꯝꯄꯜꯁꯔꯤ ꯃꯤꯅ ꯂꯩꯗꯣꯔꯕ ꯅꯪ ꯑꯗꯨꯗꯩ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯍꯧꯔꯕꯅꯦ ꯁꯤ ꯄꯣꯠꯁꯦ ꯃꯤ ꯚꯥꯞ ꯁꯨꯡꯒꯥ ꯇꯥꯗꯦ ꯀꯃꯥꯏꯅ ꯌꯣꯟꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯇꯧ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯁꯔꯀꯜꯁꯤ ꯑꯗꯨꯝ ꯉꯥꯎ ꯂꯩꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤ ꯄꯣꯠꯁꯦ ꯑꯩ ꯑꯦꯚ꯭ꯔꯤꯗꯦ ꯁ꯭ꯇꯗꯤ ꯇꯧꯔꯤꯅꯦꯕ ꯑꯦꯚ꯭ꯔꯤꯗे ꯁ꯭ꯇꯗꯤ ꯇꯧꯔꯤꯅꯦ ꯀꯩꯅꯣ ꯇꯧꯔꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯀꯃꯥꯏꯅꯅꯣ ꯁꯤ ꯁꯦꯠꯀꯠꯂꯛꯏ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅꯅꯣ ꯄꯩꯁꯥ ꯇꯥꯜꯂꯛꯏ ꯃꯌꯥꯝꯁꯤꯡꯁꯦ ꯃꯌꯥꯝꯅ ꯁꯤ ꯁꯦꯝꯒꯠꯂꯛꯏꯁꯦ ꯕꯤꯌꯔ ꯕꯥꯏꯁꯦꯞꯀꯤ ꯔꯟꯚꯤꯔ ꯑꯂꯥꯕꯥꯗꯤꯌꯥꯅ ꯃꯥꯅ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟ ꯑꯆꯧꯕ ꯑꯃ ꯁꯦꯝꯃꯒ ꯃꯥꯅ ꯍꯧꯖꯤꯛ ꯕꯤꯌꯔ ꯕꯥꯏꯁꯦꯞ ꯆꯂꯥꯏꯔꯤꯕ ꯑꯗꯒꯤ ꯕꯤꯖꯤꯅꯦꯁ ꯃꯜꯇꯤꯄꯜ ꯕꯤꯖꯤꯅꯦꯁ ꯆꯂꯥꯏꯔꯤꯁꯦ ꯀꯃꯥꯏꯅ ꯆꯂꯥꯏꯔꯤꯅꯣ ꯀꯃꯥꯏꯅ ꯆꯂꯥꯏꯔꯤꯅꯣ ꯃꯌꯥꯝꯗꯒꯤ ꯃꯥꯅ ꯍꯦꯜꯂꯛꯏꯁꯦ ꯀꯃꯥꯏꯅ ꯍꯦꯜꯂꯛꯏꯅꯣ ꯃꯥꯒꯤ ꯄꯣꯗꯀꯥꯁꯇ ꯃꯥꯒꯤ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟ ꯑꯆꯧꯕ ꯑꯃ ꯁꯦꯝꯃꯤꯗꯣ ꯄꯣꯗꯀꯥꯁꯇꯨꯗ ꯃꯥꯅ ꯈꯪꯅꯔꯤꯕ ꯑꯣꯗꯤꯌꯦꯟꯁ ꯃꯥꯅ ꯄꯨꯔꯛꯏꯕ ꯒꯦꯁ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨꯗꯁꯨ ꯗꯤꯄꯦꯟ ꯌꯥꯝ ꯇꯧꯋꯤ ꯄꯣꯗꯀꯥꯁꯁꯦ ꯃꯥर्केटिंगꯅꯦ नील पटेल कई है नील पटेल खंगमद्रा मरु कोको खंग नील पटेल खंग्रा खंगी खंगदे नीलकांत नील पटेल की मसम तौलो से मार्केटर ने माजे मुन्ना ताउको ngasi je sidagi chatharakkadoi myam singda course lairakadam ngasi ne pidu myam je नीलकांत नील पटेल शेयर तौरो ꯑꯧ ꯁꯔ ꯑꯩ ꯁꯔꯆ ꯇꯧꯔꯒ नील पटेल अमुक कꯩꯗꯧꯏ ꯍꯥꯏꯔꯛꯀꯦꯕ मार्केट से कमाई तौई यो मार्केट से मखल मखल ने तौई मैम सी अखोई मैम लोई तौ ngam दुने अदुगिने ने हाइजे को कोई मैम तौजे हाइने सिन पाजे खंग्रो खंग्रा कखलोय यार खंगी खंगदे माना हायो हौजिकती मार्केटिंग जे पॉडकास्टर ने हेले मार्केटिंग जे पॉडकास्टर ngata ji पैसा ताली मैम सिंग बट पॉडकास्टर जो पैसा तान bangam do mi yam lei पॉडकास्ट से तौबा but bro how can I make money YouTube के AdSense ngai lei ba mi ju lei adu soirabane interesting oibo oidabro ngasi class se horokbaga okay ngasi sir. value Saya ngasi value muhi. ngasi value ngata na hidarak tuje adu नील पटेल ना तोइदु kai man haidu kan ti chungra jane podcaster piriba values ne podcaster lai mi chiga podcaster ba kana kana lake valuable oiba mi grow towning ba mi laktro adu ngate lai je aidi disrespect to one aidi mukbang yeng de ko ai sung ba yeng de adagidi ai hoi nong fa do ai entertainment yeng sometimes ai mind refresh oining ba matam da ko di adu ba yeng adu tar su ai de yamana ai ngona kana ga da pot nga yeng aduna ai di podcast lover ne so ai samak tai imagine tau jei ai je kanano who am I nang nasana imagine tau jo nasana hangjo nang si question je ko who am I aina mi gi podcast tar je kai gino maram de ai grow tau ning kai do grow tau ning no because aina pamjari myam sing ai achieve tau pame okay adu itardi achieve tau ning pot myam sing da moi gi podcast da tara kanda adu itar ai je kanano ai je buyer ne bai je ai je buyer ne my podcast ai je ai moina ai ngona kai nom yola aban my podcast ai je ai ngona kai nom yola aban paisa pibati yon baje paisa thib do khotang na te something my personal brains ai ngona trust mai ngona pira aban okay adu itardi ai ni kai nom yeng matam da mina hai pa matam da mina atoba podcast ai ngona xyz ti podcast hai re ai hai kani podcast tam ge hai tardi रणबीर अलाबादेले adegi tam alavadia de tam muso or rasamani de tam muso hai kani baina example ne mp kaino aina khangbai ne moi ne ngonda already sell tawgra moi brain jo already ngona sell tawgra bane ain thajara bane moi so ai ngona sell tawtar moi ne kari gum yol ko matam de in future I may buy their products gyan tai ko poche gyan tai ko ai khitan te customer je noi gum khoi gum ke am lai ne lai du mi ngai lai ne si myam sing je bhap tar go understand to market se kaino have understand to कई दो जम नंग यूट्यूब ता कंटेंट क्रिएट तौदुनो और यूट्यूब तौद तारसु इंस्टाग्राम दा नंग कई दो नंगी प्रोडक्ट की मरम दा कंटेंट क्रिएट आई ममिंग कावरेबा नोई नोशन आइना ऐप अम तारबा नोशन ऐप एना अखोई की
ꯀꯩꯅꯣ ꯇꯧꯅꯕꯗꯣ ꯗꯦꯂꯤ ꯇꯥꯛꯁ ꯏꯅꯕ ꯑꯗꯒꯤꯗꯤ ꯁ꯭ꯀꯦꯖꯨꯜ ꯁꯦꯝꯅꯕ ꯑꯃ ꯂꯩꯕꯗꯣ ꯅꯣꯁꯟ ꯍꯥꯏꯅ ꯑꯃ ꯂꯩꯕꯅꯦ ꯑꯃ ꯂꯩꯕ ꯑꯩ ꯎꯠꯀꯦ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩ ꯑꯩ ꯑꯗꯨꯕꯨꯗꯤ ꯀ꯭ꯂꯥꯁꯇ ꯌꯥꯎꯔꯛꯀꯅꯤ ꯀ꯭ꯂꯥꯁꯀꯤ ꯀꯣꯔꯁ ꯃꯅꯨꯡꯗ ꯂꯣꯏ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨ ꯂꯣꯏ ꯐꯪꯅꯤꯕꯀꯣ ꯃꯥꯅ ꯍꯥꯏꯕ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯒꯤ ꯁꯥꯊꯤꯕꯩ ꯆꯥꯡꯗꯤ ꯃꯤꯅ ꯄꯩꯁꯥ ꯇꯥꯟꯕꯩ ꯆꯥꯡꯗꯤ ꯃꯥꯏ ꯕ꯭ꯔꯦꯟ ꯃꯃꯤꯡꯗꯣ ꯑꯩ ꯀꯥꯎꯔꯦꯕ ꯑꯩ ꯅꯤꯡꯁꯤꯡꯗ꯭ꯔꯦꯕ ꯑꯩꯅꯁꯨ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ ꯌꯥꯎꯕꯅꯦꯕ ꯄꯩꯁꯥ ꯊꯤ ꯇꯥꯟꯕ ꯅꯨꯄꯥꯅꯦꯕ ꯃꯥꯏ ꯃꯁꯛ ꯁꯨ ꯎꯠꯇꯦꯕ ꯃꯥꯅ ꯀꯩꯗꯧꯏ ꯈꯪꯕ꯭रा ꯅꯣꯁꯟꯒꯤ ꯇꯦꯝꯄ꯭ꯂꯦꯠ ꯈꯛ ꯁꯦꯝꯃꯦꯕ ꯅꯣꯁꯟꯒꯤ ꯇꯦꯝꯄ꯭ꯂꯦꯠꯁꯦ ꯁꯦꯝꯃꯦꯗꯅ ꯅꯣꯁꯟꯒꯤ ꯇꯦꯝꯄ꯭ꯂꯦꯠꯁꯦ ꯃꯥꯅ ꯗꯤꯖꯤꯇꯦꯜ ꯄ꯭ꯔꯗꯛꯅꯤꯀꯣꯁꯦ ꯁꯤꯗꯩꯁꯦ ꯅꯪꯅ ꯁ꯭ꯋꯦꯠ ꯑꯥꯎꯠ ꯇꯧꯕꯩ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯃꯨꯛꯇꯪ ꯁꯦꯝꯈ꯭ꯔ ꯂꯣꯏ 2-3 ꯁꯦꯝꯈ꯭ꯔ ꯂꯣꯏꯔꯦꯕ ꯑꯗꯨ ꯃꯥꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯃꯥꯒꯤ ꯀꯣꯟꯇꯦꯟꯁꯦ ꯃꯁꯛ ꯁꯨꯡ ꯎꯠꯇꯕꯤꯗ ꯐꯖꯕ ꯀꯣꯟꯇꯦꯟ ꯊꯥꯗꯩꯕ ꯑꯗꯨꯒ ꯃꯥꯏ ꯋꯦꯕꯁꯥꯏꯠ ꯍꯥꯡꯗꯣꯛꯑꯦꯕꯀꯣ ꯀꯩꯗꯧꯒꯦ ꯃꯥꯅ ꯅꯣꯁꯟ ꯇꯦꯝꯄ꯭ꯂꯦꯠꯁꯦ ꯌꯣꯜꯂꯦꯕ ꯁꯕꯁꯀ꯭ꯔꯤꯞꯁꯟ ꯕꯦꯁꯤꯁꯇ ꯊꯝꯃꯦꯕ ꯅꯣꯁꯟ ꯑꯣꯜꯔꯦꯗꯤ ꯄꯨꯊꯣꯔꯛꯏꯕ ꯄꯣꯠꯇꯣ ꯃꯤꯅ ꯑꯣꯜꯔꯦꯗꯤ ꯄꯨꯊꯣꯛꯈ꯭ꯔꯕ ꯄꯣꯠꯇꯣ ꯑꯗꯨꯗꯩꯗꯣ ꯃꯥꯅ ꯇꯦꯝꯄ꯭ꯂꯦꯠ ꯁꯦꯝꯖꯤꯜꯂ ꯑꯃꯨꯛ ꯌꯣꯟꯁꯤꯜꯂꯤꯅꯦ ꯃꯥꯅ ꯑꯃꯨꯛ ꯊꯤꯡꯛ ꯑꯕꯥꯎꯠ ꯗꯤꯁ ꯋꯥꯠ ꯑꯥꯔ ꯋꯤ ꯗꯨꯏꯡ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯣꯏ ꯇꯨꯝꯃ ꯂꯩꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯏꯁꯤꯗꯤ ꯀꯩꯅꯣ ꯇꯤꯟ ꯄꯇꯤꯗ ꯄꯩꯁꯥ ꯇꯥꯟꯅ ꯍꯣꯠꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯅꯠꯇ꯭ꯔꯣ ꯇꯨꯔꯖꯤꯠ ꯇꯤꯟ ꯄꯇꯤꯗ ꯄꯩꯁꯥ ꯇꯥꯟꯅ ꯍꯣꯠꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯥꯔ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯗꯤ ꯍꯥꯟꯅꯗꯩꯁꯨ ꯄꯥꯝꯗꯦ ꯑꯗꯨꯒꯨꯝꯕ ꯏꯟꯇꯔꯦꯁ ꯂꯩꯔꯛꯇꯦ ꯑꯩ ꯚꯥꯞ ꯇꯥꯏ ꯑꯩ ꯚꯥꯞ ꯇꯥꯏ ꯁꯣ ꯄꯣꯏꯟꯁꯦ ꯑꯩꯅ ꯍꯥꯏꯔꯤ ꯄꯣꯏꯟꯁꯦ ꯀꯩꯅꯣ ꯌꯥꯝ ꯊꯤ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯄꯣꯏꯟꯁꯦ ꯍꯧꯖꯤꯛ ꯀꯦꯟꯚꯥ ꯇꯦꯝꯄ꯭ꯂꯦꯠꯁꯦ ꯀꯦꯟꯚꯥ ꯍꯥꯏꯅ ꯁꯤꯖꯤꯟꯅꯩꯁꯦ ꯀꯦꯟꯚꯥꯁꯦ ꯍꯩꯇꯕ ꯃꯤ ꯌꯥꯝ ꯂꯩꯌꯦꯕ ꯀꯦꯟꯚꯥ ꯇꯦꯝꯄ꯭ꯂꯦꯠꯁꯦ $3 ꯌꯣꯟꯕ ꯃꯇꯝꯗ ꯅꯣꯏ ꯅꯣꯡꯃꯗ ꯂꯨꯄꯥ ꯀꯌꯥ ꯇꯥꯟꯗꯣꯏꯁꯦ ꯑꯗꯨ ꯌꯣꯟꯕꯩꯗꯃꯛꯇ ꯀꯅꯥ ꯗꯔꯀꯥꯔ ꯂꯩꯒꯦ ꯑꯣꯗꯤꯌꯦꯟꯁ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯣꯗꯤꯌꯦꯟꯁꯇꯣ ꯀꯥꯏꯗꯩ ꯄꯨꯔꯛꯇꯣꯏꯅꯣ ꯅꯪꯅ ꯀꯦꯟꯚꯥꯒꯤ ꯑꯦꯖꯨꯀꯦꯠ ꯇꯧꯔꯀꯥꯟꯗ ꯑꯣꯗꯤꯌꯦꯟꯁꯇꯣ ꯅꯪꯉꯣꯟꯗ ꯊꯥꯖꯔ ꯂꯩꯒꯗꯕꯅꯦ ꯁꯤꯝꯄꯜ ꯑꯦꯁ ꯁꯤꯝꯄꯜ ꯏꯠ ꯏꯁ ꯁꯤ ꯚꯥꯞ ꯇꯥꯔꯦꯀꯣ ꯑꯩꯅ ꯍꯥꯏ ꯄꯣꯠꯁꯦ ꯕꯣꯔꯤꯁ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯏ ꯁꯥꯔ ꯇꯨꯝꯒꯤꯅꯤꯀꯣ ꯇꯨꯝꯕ ꯌꯥꯗꯦꯀꯣ ꯇꯨꯝꯕ ꯍꯧꯒꯠꯅꯕꯅꯦ ꯑꯩ ꯉꯁꯤ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯄꯤꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯃꯤ ꯌꯥꯝ ꯂꯩꯔꯤꯕ ꯅꯣꯏ ꯀꯛ ꯄꯥꯅꯤ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯦ ꯁꯤ ꯑꯩ ꯈꯜꯂꯛꯀꯦ ꯅꯣꯏ ꯃꯌꯥꯝꯗꯁꯨ ꯑꯩ ꯍꯥꯏꯔꯛꯀꯦ ꯅꯪꯅ ꯁꯤ ꯇꯧꯕ ꯌꯥꯏ ꯅꯪꯅ ꯁꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯔꯛꯀꯦ ꯇꯝ ꯇꯝꯅ ꯑꯗꯨꯅ ꯃꯥꯔꯀꯦꯠꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯀꯣ ꯏꯃꯥꯝ ꯒꯥꯖꯤ ꯌꯦꯡꯉ ꯏꯃꯥꯝ ꯒꯥꯖꯤ ꯈꯤꯇꯪ ꯌꯦꯡ ꯂꯩꯒꯅꯨ ꯀꯩꯅꯣ ꯏꯃꯥꯝ ꯒꯥꯖꯤꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯃꯥꯏ ꯋꯥꯔꯗꯇ ꯃꯥꯅ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯛꯏ ꯄꯣꯠꯁꯦ ꯍꯥꯏꯕꯁꯦ ꯔꯥꯍꯨꯜ ꯎꯏꯔꯥ ꯂꯥꯏꯠꯁꯦ ꯈꯔ ꯃꯝꯗꯣꯏꯅꯤ ꯁꯣ ꯑꯗꯨꯅ ꯑꯦꯅꯤ ꯋꯥꯟ ꯁꯤꯗ ꯌꯥꯎꯔꯤ ꯃꯌꯥꯝꯅ ꯂꯣꯏ ꯇꯧꯕ ꯉꯝꯕ ꯉꯥꯛꯇꯅꯦꯕ ꯂꯣꯏ ꯇꯧꯕ ꯉꯝꯕ ꯉꯥꯛꯇꯅꯦꯕ ꯕꯠ ꯗꯤꯐ꯭ꯔꯦꯟꯁꯇꯤ ꯅꯪꯅ ꯆꯨꯁ ꯇꯧꯖꯒꯗꯕ ꯅꯤꯁꯇꯨꯗ ꯗꯤꯄꯦꯟ ꯇꯧꯋꯦꯕ ꯁꯄꯣꯁ ꯅꯪꯅ ꯉꯁꯤ ꯄ꯭ꯔꯗꯛ ꯑꯃ ꯄꯨꯊꯣꯛꯑꯦ ꯁꯤꯁꯨ ꯃꯨꯟꯅ ꯚꯥꯞ ꯇꯧ ꯄ꯭ꯔꯗꯛ ꯑꯃ ꯄꯨꯊꯣꯛꯑꯦ ꯍꯥꯏꯕ ꯅꯪꯅ ꯑꯦꯛꯖꯥꯝꯄꯜꯗ ꯄ꯭ꯔꯗꯛ ꯑꯃ ꯄꯨꯊꯣꯛꯑꯦ ꯑꯦꯅꯤ ꯄ꯭ꯔꯗꯛ ꯁꯤ ꯄ꯭ꯔꯗꯛꯁꯦ ꯄꯨꯊꯣꯛꯑꯦ ꯍꯥꯏꯔꯁꯦ ꯁꯤ ꯄ꯭ꯔꯗꯛꯁꯦ ꯌꯣꯟꯕꯩꯗꯃꯛꯇ ꯑꯣꯗꯤꯌꯦꯟꯁ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯊꯤꯔꯛꯏꯁꯦ ꯑꯗꯣ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯣꯟꯂꯤ ꯐꯦꯁꯕꯨꯛ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯗ ꯈꯛꯇ ꯗꯤꯄꯦꯟ ꯇꯧ ꯂꯩꯗꯣꯏꯔꯣ ꯍꯌꯦꯡ ꯐꯦꯁꯕꯨꯛ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯐꯦꯁꯕꯨꯛꯁꯦ ꯀ꯭ꯔꯥꯁ ꯑꯣꯏꯈꯤ ꯇꯥꯔꯗꯤ ꯐꯦꯁꯕꯨꯛ ꯕꯟ ꯇꯧꯈꯤ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯂꯣꯏꯈꯤ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯌꯨꯇ꯭ꯌꯨꯕ ꯂꯣꯏꯈꯤ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯩ ꯍꯥꯏꯁꯦ ꯁꯣ ꯌꯦꯡꯉꯣ ꯆꯥꯏꯅꯥꯗꯒ ꯃꯤꯅ ꯆꯥꯏꯅꯥꯒꯤ ꯄ꯭ꯔꯗꯛ ꯃꯌꯥꯝ ꯄꯪꯌꯦꯡ ꯌꯦꯡꯒꯅꯣꯕꯀꯣ ꯃꯨꯟꯅ ꯚꯥꯞ ꯇꯥꯎꯕ ꯆꯥꯏꯅꯥꯒꯤ ꯄ꯭ꯔꯗꯛ ꯎꯠꯂꯀꯥꯟꯗ ꯃꯣꯏꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯍꯥꯡꯗꯣꯛꯑꯀꯥꯟꯗ ꯋꯦꯕꯁꯥꯏꯠ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤꯕ ꯁꯤ ꯃꯥꯔꯀꯦꯇꯤꯡꯅꯦꯕ ꯁꯤ ꯑꯩꯈꯣꯏꯗꯗꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯗ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯄꯣꯠꯁꯦ ꯒ꯭ꯌꯥꯟ ꯁꯨꯛꯇꯥ ꯇꯥꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯖꯁ ꯌꯦꯡꯉꯅꯤ ꯁꯨꯃꯥꯏꯁꯦ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏ ꯀꯣꯃꯦꯟ ꯄꯤꯗꯣꯏꯅꯦꯕ ꯀꯣꯃꯦꯟ ꯄꯤꯕ ꯈꯛꯇꯅꯦ ꯑꯩꯈꯣꯏ ꯇꯧꯔꯤꯁꯦ ꯃꯤꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯐꯤꯕꯝꯗꯣ ꯑꯗꯨꯗꯤ ꯁꯨꯡꯌꯦꯡ ꯌꯦꯡꯉꯣꯏ ꯀꯩꯅꯣ ꯃꯤꯅ ꯇꯧꯔꯤꯗꯣ ꯃꯈꯥꯗ ꯂꯤꯡꯛ ꯑꯃ ꯄꯤꯔꯝꯒꯅꯤ ꯋꯦꯕꯁꯥꯏꯠ ꯑꯃ ꯄꯤꯔꯝꯒꯅꯤꯕ ꯋꯦꯕꯁꯥꯏꯠꯇꯣ ꯆꯪꯉꯨꯀꯥꯟꯗ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯁꯤꯝꯄꯜꯅꯦ ꯃꯥꯔꯀꯦꯇꯤꯡꯅꯦ ꯑꯗꯨ ꯄꯣꯠꯇꯣ ꯑꯩꯒꯨꯝꯕ ꯂꯩꯅꯤꯡꯕ ꯃꯤ ꯁꯄꯣꯁ ꯑꯩꯅ ꯉꯁꯤ ꯃꯦꯅꯨꯐꯦꯛꯆꯔ ꯊꯤꯕ ꯃꯇꯝꯗ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉꯅꯤ ꯃꯦꯅꯨꯐꯦꯛꯆꯔ ꯀꯥꯏꯗ ꯂꯣꯀꯦꯠ ꯇꯧꯏ ꯅꯦꯛꯁ ꯑꯩ ꯀꯥꯏ ꯌꯦꯡꯉꯅꯤ ꯃꯣꯏ ꯐꯣꯟ ꯅꯝꯕꯔ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯃꯣꯏꯒꯤ ꯋꯦꯕꯁꯥꯏꯠ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯌꯦꯡꯉꯅꯤ ꯗꯦꯟ ꯑꯩ ꯀ꯭ꯂꯤꯛ ꯇꯧꯔꯅꯤꯕ ꯀ꯭ꯂꯤꯛ ꯇꯧꯔ ꯃꯇꯨꯡ ꯃꯣꯏꯗ ꯀꯟꯇꯦꯛ ꯇꯧꯔꯅꯤ ꯀꯩꯅꯣ ꯁꯤ ꯊꯤꯔꯤꯁꯦ ꯃꯣꯏꯅ ꯐꯪꯉꯤꯁꯦ ꯀꯩꯅꯣ ꯃꯣꯏꯅ ꯊꯤꯗ꯭ꯔꯁꯨ ꯌꯥꯕ ꯀꯁꯇꯃꯔꯗꯣ ꯌꯨꯇ꯭ꯌꯨꯕꯀꯤ ꯊ꯭ꯔꯨꯗ ꯊꯤꯍꯜꯂꯒ ꯃꯣꯏꯅ ꯀꯁꯇꯃꯔꯗꯣ ꯑꯩ ꯏꯁꯥꯁꯦ ꯃꯣꯏꯅ ꯄꯨꯁꯜꯂꯛꯑꯕꯅꯦꯕ ꯃꯣꯏꯅ ꯐꯣꯔꯁ ꯇꯧꯕꯩ ꯗꯔꯀꯥꯔ ꯇꯥꯗꯦꯕ ꯚꯥꯞ ꯇꯥꯔꯕ ꯃꯥꯔꯀꯦꯠꯁꯦ ꯍꯧꯖꯤꯛ ꯚꯥꯞ ꯇꯥꯔꯕ ꯄꯩꯁꯥ ꯇꯥꯟꯕ ꯍꯥꯏꯁꯦ ꯚꯥꯞ ꯇꯥꯔꯕ ꯄꯣꯠꯁꯦ ꯁꯣ ꯀꯩꯒꯤꯗꯃꯛꯇ ꯀꯣꯟꯇꯦꯟꯠ ꯀ꯭रिꯌꯦꯠ ꯇꯧꯗꯣꯏꯅꯣ ꯅꯨꯡꯉꯥꯏꯕꯩꯗꯃꯛꯇ ꯀꯣꯟꯇꯦꯟꯠ ꯀ꯭रिꯌꯦꯠ ꯇꯧꯗꯣꯏꯔꯣ ꯌꯦꯁ ꯅꯨꯡꯉꯥꯏꯕꯩꯁꯨꯅꯤ ꯑꯗꯒꯤꯗꯤ ꯅꯪꯒꯤ ꯄ꯭ꯔꯗꯛꯁꯨ ꯄ꯭ꯔꯣꯃꯣꯠ ꯇꯧꯗꯣꯏꯅꯦꯕ ꯅꯪꯒꯤ ꯄ꯭ꯔꯗꯛꯇꯣ ꯄ꯭ꯔꯣꯃꯣꯠ ꯇꯧꯗꯅ ꯄ꯭ꯔꯗꯛꯇꯣ ꯑꯦꯛꯁꯄꯣꯖ ꯇꯧꯗꯅ ꯃꯤꯅ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦꯕ ꯂꯥꯛꯀꯗꯣꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯏ ꯄꯥꯔꯤ ꯁꯥꯔ ꯍꯧꯖꯤꯛꯀꯤꯗꯣ ꯇꯥꯍꯧꯗ꯭ꯔꯦ ꯁꯥꯔ ꯇꯥꯍꯧꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯗꯣꯏꯅꯣ ꯑꯗꯨ ꯍꯥꯏꯔꯛꯎꯔ ꯇꯥꯍꯧꯗ꯭ꯔꯗꯤ ꯃꯦꯁꯦꯖꯇ ꯀꯣ ꯑꯩ ꯇꯥꯍꯧꯗ꯭ꯔꯦ ꯑꯃꯨꯛ ꯍꯟꯕꯤꯔꯛꯑꯣ ꯍꯥꯏꯌꯨ ꯅꯪꯅ ꯌꯦꯡꯉꯣ ꯅꯪꯅ ꯑꯦꯅꯤ ꯀꯩꯒꯨꯝꯕ ꯀꯥꯟꯅꯕ ꯄꯣꯠ ꯑꯃ ꯌꯦꯡꯕ ꯃꯇꯝꯗ ꯄꯣꯗꯀꯥꯁ ꯑꯣꯏꯔꯦ ꯑꯣꯔ ꯀꯔꯤꯒꯨꯝꯕ ꯃꯦꯅꯨꯐꯦꯛꯆꯔꯒꯤ ꯄ꯭ꯔꯗꯛ ꯑꯃ ꯌꯦꯡꯕ ꯃꯇꯝꯗ ꯄꯣꯗꯀꯥꯁꯇꯁꯨ ꯃꯥꯏ ꯃꯈꯥꯗ ꯀꯩꯅꯣꯝꯃ ꯃꯥꯅ ꯁꯤꯖꯤꯟꯅꯕ ꯏꯀ꯭ꯋꯤꯞꯃꯦꯟꯁ ꯃꯌꯥꯝꯒꯤ ꯂꯤꯡꯛ ꯍꯥꯞꯄꯝꯒꯅꯤ ꯑꯗꯨ ꯀꯩꯅꯣ ꯑꯐꯤꯂꯦꯠ ꯃꯥꯔꯀꯦꯇꯤꯡ ꯇꯧꯔꯛꯏꯅꯤ ꯑꯗꯩ ꯃꯈꯥꯗ ꯅꯪꯒꯤ ꯀꯩꯅꯣ ꯃꯣꯏꯒꯤ ꯃꯥꯔꯀꯦꯇꯤꯡ ꯑꯦꯖꯦꯟꯁꯤꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯃꯌꯥꯝ ꯂꯤꯡꯛ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ
adagidi nangna product am yeng matamda product tugi website am leramgani yan tai koi haije si pot se kaino tawise si digital marketing nem se digital marketing hage yam high level thamakano digitally market tawini online da market tawini online da marketing tawini adu pot youtube da lei matamda aina nangna pamba pot yeng tar e mai si lei mai website ai click tawge haina click tawgi matamda adu pot kaino tawrido marketing tawini nangna click tawra lei duni pot attention do lowini ba attention je money ne Gary B ne hype do mun ta salo attention je money ne so attention je am darkar lai bhap tai ko bhap tai ta de bari Tai sir. so sima khangjallo so new ways of marketing je kai nu haiba je mun na bhap to digital marketing haira ga inga sa do dang to yam simple o hello kai nu to report mem sing je if aina heng nang business grow to rakanda aingon hojik tasengna product se boost to bagi aingon tasengna darkar lai ba lai tabra Facebook advertisement salai bagi darkar lai ba lai tabra si matam lakhini ba first adu da hanekta digital marketing na chalo keno to se Facebook advertisement salai ro yare sine mayam tong nei mayam ji manipur da digital marketing kai no hango Facebook advertisement adu ne da ne ha kani ba no bro adu khata na te yam chaw marketing yam lairi yam chaw marketing yam lairi bhap ta ga da po se kai ginu si tawri mayam sing je kai ginu flow je understand to bom darka ta business ki flow je understand to inga sa do noi marak to ji yawi je ko noi marak da ina hojiki perfume ki review to matam da ko noi marak perfume ki brand da paisa ti pa ni bro nang se real business ama real brand ama build to wi pe ya ga do yan tabra ta tabra haija hojik sigi niche kanam laite noi marak hindi hairaba english hairaba manipuri da oi tar su sigi pot hek tawgi matam da fajana tawai ka pangtaw tawba nataba seran turan tawba nataba valuable oiba mingon da value piba nangna research tawba perfume gi maram da khangba kaino piri potse kaino tawdoi potse suppose aina blue de chanel gi pi dore hare adagi aina dior sauvage pi dore hare kaino dior sauvage ki si gi magi sine shu mayam sing mingon da explain tawbi khangda mi pai ge leine perfume leram da thirak turobane adu thirak pai ba je adu de nangna khar lega nang noi kaino khangbra alpha m khangbra alpha m to isi kai alpha m na lei lifestyle lei ne magi perfume lei ne villain na perfume lei leite magi masagi face cream lei ne noi di khangamoy khangdami yawnga ni kai nu man tawi poche hai yam tin singrajan magi direct my website thami do my subscription plan advertisement to salai me do magi business mem loi lei ado lei bu ai bu lei ning ado my hair gel do ino mai amazon da yeng kan da kai hair clay do pa 4000 5000 la pi da me kan tai do no India da be ne ko ai taning dre 4000 5000 pamu ye ko sung tang so po do ko ba mi lei be yaw ne adu yam nei hair clay gi dai fan oi de so aduna si pot se khango min tawri pot se kai no what kai no moin tawri pot what kind of marketing no moin tawri pot se bhap taw yeng dang yeng anu nang ding gan da re hai ja so yam interesting we pot am lagi ni lagan dam ta on toro slide to share toro aina yam pamzo mi lei si haido si ko nang lake si slide to na tende you know the forward chalo forward si lepo si close Jordan Wells Snew J Nose si jam tang noi khang brak tar ba ta der Jordan Wells Snew J Nose close to where kaino Jordan Wells ka Snew J Nose ka tawri je si mo hakim amom loi gyan ta lake Jordan Wells se noi magi YouTube content yeng ba yeng driba ta khra ba ta driba tadri Snew J Nose tar ba ta driba aina hari je maram lai because you guys are fire amantra amana di si po se tawbu yara bane pesa tan gi haita di comfort zone ni pan chat tam ni ko khara su build taw tam ne adu da sum le ga min taw da pu taw tam ne hona tam ne khara hona ma pan thok tana nupa thok tan taw tam adu dam dai ulai je man taw je kan Jordan Wilson to khwai je kan dum da magi YouTube channel di yengu US ki pesa pai ba mayam sing je businessman adagi millionaire mayam sing je mana loi interview lo thabi ne chatla live interview lo thabi ne si guts darka lai ko si to wi dam ta guts darka lai hona ba kan ba darka lai laziness skill to thok darka lai mi ki de darka lai sina kai kanai confidence wange sanga chawre adagi di magi brain masagi build tore mayam na thi interested oi mana por ise
10 million dollar तान बा 10 million dollar तो साइट थम ग्रो साइट थम ग्रो हौजिक लाओ इंडिया दा लाओ करोड़ तान बमी 10 crore तान बमी 50 lakhs तान बमी 10 lakhs तान बमी थिगलो 20 lakhs तान बमी जो थिगलो चलो माइम लागता वाई सनो वाई सनरा कंटेंट से अदुगी कंटेंट से थादा बहो मीना क्या इंटरेस्टेड ओरे क्यों मीना क्या लौ ताना निगा क्यों मीना क्या पामना क्यों सी पोच कई नो सिदे तो इजे नंगी पर्सनल ब्रांड ग्रो तो इने सुमान तो जॉर्डन वेल्स ना के दवी मागी ड्रॉप शिपिंग माना मासे ड्रॉप शिपिंग दे होरे अदुगो पोतो शेयर तौरगा मागी ड्रॉप शिपिंग की कनो से माना $1 दong पिथुए मानो ग्यान ताई को पोट मैम सिंह जे स्टेज माई पर्सनल ब्रांड अचौबम सेमग्रबने येंगो नोय होरेन हांगदोका येंगो जॉर्डन वेल्स हाजे अमतंग येंगलो ने लकांदा जॉर्डन वेल्स हाजे अमतंग येंगलो अरे भाई क्यों स्किप करने के चक्कर में पड़े हो वीडियो शेयर करो फिर बाजी हूं It's still possible. Today is day one, and I literally have $0. So before I try to start any type of business, I want to save up at least 300. And I came up with a master plan. I'm going to become the city of Miami's #1 grocery deliverer. Okay. I saw people making up to $300 a day doing Instacart grocery deliveries. So here we are. Just completed the first order of the day. We're starting the day off right, man. I'm feeling good. Let's go. तो माई सी इंटरव्यू दोनते यारे भाप ताई को मान तौरी पोचे मान तौरी पोचे मान इंटरव्यू लौर को दुने मैम चंग इंटरव्यू लौर दुने अꯩꯅ ꯍꯧꯖꯤꯛ ꯍꯪꯗꯣꯏꯅꯦ ꯃꯌꯥꯝ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯇꯧꯅꯤꯡꯕ ꯃꯤ ꯀꯅꯥ ꯀꯅꯥ ꯌꯥꯎꯋꯦ ꯒꯠꯁ ꯂꯩꯕ ꯃꯤ ꯀꯅꯥ ꯀꯅꯥ ꯌꯥꯎꯋꯦ ꯁꯨꯃꯥꯏꯅ ꯈꯨꯠ ꯊꯥꯡꯒꯠꯂꯣ ꯁꯨꯃꯥꯏꯅ ꯇꯧꯅꯤꯡꯕ ꯃꯤ ꯀꯅꯥ ꯀꯅꯥ ꯉꯝꯅꯤ ꯍꯥꯏ ꯄꯪꯗꯥꯡ ꯊꯥꯡꯒꯠꯀꯅꯨ ꯁꯤꯒꯤ ꯀꯥꯟꯅꯕ ꯑꯩ ꯍꯥꯏꯔꯛꯀꯦ ꯑꯩꯅ ꯍꯥꯏꯗꯣ ꯉꯁꯥꯏ ꯑꯩꯅ ꯅꯣꯏꯗ ꯍꯥꯏꯈ꯭ꯔꯦꯀꯣ ꯀꯝꯐꯣꯔꯠ ꯖꯣꯟꯗꯩ ꯃꯄꯥꯟ ꯊꯣꯛꯇꯕꯅꯦ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯅꯍꯥꯟ ꯇꯧꯒꯦ ꯇꯧꯔꯝꯃꯦꯕ ꯁꯤ ꯄꯣꯠꯁꯦ ꯇꯧꯒꯦ ꯇꯧꯔꯝ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯁꯣꯝꯗ ꯑꯩ ꯆꯂꯥꯏꯕ ꯍꯧꯈ꯭ꯔꯕꯅꯤꯅ ꯑꯩ ꯁꯣꯝꯗ ꯊꯥꯗꯣꯛꯄ ꯌꯥꯗꯕꯩ ꯆꯠꯇ꯭ꯔꯤꯅꯦꯕ ꯑꯩꯅ ꯃꯁꯤꯁꯦ ꯑꯩꯁꯨ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯌꯦꯕ ꯁꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯁꯤꯁꯤꯅ ꯀꯩ ꯀꯥꯟꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯍꯧꯖꯤꯛ ꯑꯣꯜ ꯑꯣꯚꯔ ꯏꯟꯗꯤꯌꯥ ꯇꯧꯈꯥꯏ ꯇꯥꯔꯗꯤ ꯑꯣꯜ ꯑꯣꯚꯔ ꯏꯟꯗꯤꯌꯥꯒꯤ ꯑꯐꯥꯎ ꯑꯐꯥꯎꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯃꯌꯥꯝꯁꯤꯡ ꯅꯪ ꯎꯅꯔꯛꯑꯅꯤ ꯁꯪꯒ ꯐꯖꯅ ꯁꯦꯝꯒꯠꯂꯛꯑꯅꯤ ꯅꯪ ꯄꯩꯁꯥ ꯄꯥꯏꯕꯁꯤ ꯌꯥꯝ ꯊꯨꯈ꯭ꯔꯅꯦꯕ ꯁꯤꯗꯤ ꯅꯪꯒꯤ ꯑꯣꯗꯤꯌꯦꯟꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯂꯛꯑꯅꯤꯕꯀꯣ ꯑꯗꯨꯅ ꯁꯤꯁꯨ ꯌꯥꯝ ꯊꯤꯅ ꯆꯥꯎꯕ ꯅꯤꯁ ꯑꯃꯅꯦꯕ ꯁꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯇ ꯏꯟꯗꯤꯌꯥꯗ ꯐꯥꯎꯗ ꯁꯤꯒꯤ ꯅꯤꯁꯁꯦ ꯆꯥꯎꯅ ꯂꯩꯇꯦ ꯕ꯭ꯂꯨ ꯑꯣꯁꯤꯟꯅꯦꯕ ꯁꯤꯁꯨ ꯕ꯭ꯂꯨ ꯑꯣꯁꯤꯟꯅꯦ ꯍꯥꯏꯕ ꯌꯥꯏ ꯀꯩꯅꯣ ꯎꯠꯂꯣ ꯁ꯭ꯅ꯭ꯌꯨ ꯖꯦꯅꯣꯁ ꯎꯠꯂꯣ ꯅꯤꯂꯀꯥꯟꯇ ओके सर मार्केटिंग मैम से ज्ञान तौ अंडरस्टैंड फजन तौको मीने तौनब सुम तौ लेदी यारोइब तोंगानबा वेदा थुगाइरो बना साजे तोंगानबा वेदा अइना तौबा याबसे कई लेगे तोंगानबा वेदा थुगाइरो को कई तौबा ले कमाई तौबे स्किल्स तो लुक बेमारना हैबदो मेकिंग मनी इज अ स्किल हैबदो ज्ञान तौ मागी सी तौको माना इंटरव्यू लोगो थारो इंटरव्यू लोगो सी थारो सीजे मिट अदु थारो यार Why not Soto's breakfast? If it's flex, I'm gonna buy it, but realistically, bro, I don't know nothing about. They'll say something about factory, this, not that. I don't even know what that means. Yeah. You just buy what I like. That's how it should be. That's how it is for me. Okay. My wife get a little bit more into it. Talk about the whips right now. Just put a body my subscribers only 310k ne ma leije but still my channel am jule 1 million hele ma ji Lamborghini thawai gre ma tawgre so poche gyan taw ko Lamborghini thawamte adu tawamte moi tawri po tawamte but akoi yu sigum mi darga leiba akoi gi society ju sigum mi darga leiba sigum mi upgrade tor ko mi sigum mi mayam da sigum uhan ba mi India da North East da sigum mi jam darga leiba so nupa thok tam ne ba nupa thok tradi you will not grow hai poche khango ko si tawamte but yam lady si marketing je munna bhap taw kai nu man to mi ki dri ni man mi ki de bai jam important no confidence level jam wang ba darga wai ko mi sana matam da nang to je kai nu si pochina si ju podcasting makhalam ne ba si gi inspiration jung chaw mu yan tai ko ina ulai je no de marketing makhal ulai ne si to je kai nu ma gi thaja ba je du ki matik trust je du ki matik wang e ma gi nikan atopa slide change to ai yam interesting no mi ngu ulaki ge bai okay CNI thamo si su harke hauzik Ras Samani Ranveer Alabhadia my pronunciation ingon yam nuaite close to where Moibani is India ki one of the finest podcaster ne
one of the finest podcaster top class की podcaster ने हायर राज थमानी जे येंगो माय podcasting येंगो he is only 25 years old if I'm not wrong मागी company में figure it out लेना figure it out से माय company ने मीनो हां कनी ब्रो नंग podcast के माय पे छाता लेना नहीं confuse तो मी आऊंगा नहीं सही but how can I make money from podcast आऊंगा नहीं मैं आमदी podcast हो जाए okay let me start a podcast but how can I make money long life सी मतम द नहीं साइड पर्सनल ब्रांड ने राज समानी की हजिक मासे 3 years 4 years ममांग द मागी फॉलोवर या ममदे माई सब्सक्राइबर या ममदे हजिक मिलियंस ऑफ सब्सक्राइबर मिलियंस ऑफ फॉलोवर्स ने मागी फिगर इट आउट इन माई ब्रांड हम लाइक अदगी हजिक माजे इन्वेस्टर होइग्रे हजिक मा मोटिवेशनल स्पीकर जो होइग्रे so multiple business ma build away ni si po cha koi da suang khang di ba koi je si gum ba po cha koi je si gum knowledge sung lai lai ti lai bra arjun lai bra hana khang da ba si gum po pam sing je adu khang ngasi dei khang ga si po cha nang apply to da bis me aroi adu tongan ma mi moi je koi tongan ma si gi maram da khang ba mi activeness se koi je yahon je tawri pot man je kai no market ta sanari ba game mem sing je kai no ha je mun ni yeng man tawri mem sing je si gi magi personal haji noi राज समानी ने कईगुम योलक मतम कईगुम तौर मतम मीम हाइपग फना फजनो मान हाइजान खनगनी सी कईगिनो सी मार्केट सुमाइना वर्क तौवे सुमाइना वर्क तौबनीना पोसे तौरी पोसे माना पॉडकास्ट तौइजे कईनो पॉडकास्ट से सेमैजे कईनो फाइ फर्स्ट माना पॉडकास्ट बिल्ड तौइजे कईनो होय माना अहानबा पॉडकास्ट होबुदा पैसा खुतक तादबे तालामरोय यस बट लॉन्ग टर्म द खल्ला तौरइने 3 years 4 years मांगदा मा खंग्रबनेबा अइना पॉडकास्टिंग जे तौतारदी ngasi होना चटकदोर मैम से मिलियंस ऑफ सब्सक्राइबर लाक्तारदी पर्सनल ब्रांड चावरनी ब्रांड लॉन्च तो यारनी इन्फ्लुएंसर क्या लानी ब्रांड की प्रोडक्ट क्या प्रमोट तौबियो हायरानी मी क्या खंगनरनी इन्वेस्टर जो पे पैसा क्या तालनी है मा उग्रबने सम वाट मा उग्रबने अदुनबो मा वैल्यू दो लाइने यान ताइको सेम थिंग रणवीर नसो अदुने तोइसे बियर बाइसेप माई मार्केटिंग एजेंसी क्रिएटिव एजेंसी मैम सिंह कमाई चलाइनो कमाई लाइनो ऑडियंस मैम सिंह माना पर्सनल ब्रांड ने माई ऑडियंस तो कलेक्ट तौर लाइने यान ताइ तादे रिदम ज्ञान ताब्रा रोबर्ट ज्ञान ताब्रा सजित ज्ञान ताब्रा ताई सर ताई सजित लूबर लाइब्रा अइना हाई मैम सिंह लाइहल्ले पंगाई हाई नु कोई है लके लाइ न तुगा की गे पुट मैम सिंह so si leire ma leire moibani podcasting to ije kaigino hosi noi bhab tare next hoi passion am ju yog ni podcast tong ning bai passion am ju yog de pungtau to ina pungtau to ya pote podcast to ge na hekta to ju to ning da be ke to ra min to ning to de lasting oi be so ngam oi passion nam yaw da manung da kaigino podcast to duise si ju nang khang ga da si po che khang gan to gu da ne ning kan da slide share to open digit gan tai go slide change so anh sai ga si ge slide yes don't test akram da tham don't test akram je close to US machane ma je clothing brand owner ne my clothing brand je ma gi se my ming doi ko re my clothing brand je one clothing have kanum haim ne ma je broke wera mi ne ai di sigu mi yam yenge bu ko habi ai afawo mi kitang yeng de ba khar mid range ta laiba mi jam yenge kai no da moi gi stories ne ngun inspire we du ga moi de gi hena result phange bai di हाइबदी अचो मी सिंग येंग मत मोय पंगा हाइजन बम यावगने मोय दिखम हाइबदी मोय की प्रोडक्ट प्रमोट तौना बइना पंगा हाइजन बने अदुना मयाइ द ले मी सिंग दि रियल ओबे पोचे गेम जे मोय नंगोन द पीडीए बको सो डोंटे साक्रम न कमाइ तो गेन तम द डोंटे साक्रम न खंगरो डोंटे साक्रम दे खंग मोय नंगोय अम त उलो नि लगान द डोंटे साक्रम न शेयर सर्च तो यस सर Sir, ngasaygi ras sahamani do adu tangga yang jauh gini. yes लगान द रास हामनी जुम त उलो let's level up man कोई level up तो से सिनु पाज ने बको so मा जे free clothing brand game do थारो दु 좀 येंग मान तो wi पोचे कई नु येंग को market understand तो Presenting the S24. All right, guys, everybody's up here. Run 15 miles. After we get down to 15 miles, pace 4 minute pound. रो ने मान थमी जे चकलो माय clothing brand promote तो पनि चकलो
ꯍꯧꯖꯤꯛꯀꯤꯗꯣ somewhere ꯑꯗꯨꯋꯥꯏꯗ ꯂꯩꯈ꯭ꯔꯕ ꯌꯥꯔꯦ ꯁꯥꯏꯗ ꯑꯣꯏꯔꯝꯒꯅꯤ It's called Wheelio. Somebody's information. So, let me break it down. Come to my website. There's a spin wheel. Pops up after 5 seconds. So you scroll, my market spin, promote pops my up. business Oh, what's this, right? These options on the spin wheel, which you can win, right? It's just like going to the casino. You possibly win, right? So if you give me your first name, last name, email, and phone number, you get a chance at spinning the wheel. On the wheel, marketing name. Moinki changal email je lokhali email lokhali ni swai changmo swai nungai halaga free to 30% off haiga email je lokhotuni email je kaino marketing to Here's the khotuni thing on the email back end. email je gyan taw rasamani ulo nilaganda this guy sin ba khangbro uramani no uramang sin ba je ꯌꯥꯝꯅ ꯎꯔꯦ ꯁꯥꯔ ꯀꯩꯅꯣ ꯃꯥꯒꯤ ꯌꯥꯝꯅ ꯌꯦꯡꯉꯦ ꯔꯤꯜꯁꯇ ꯃꯃꯤꯡꯗꯤ ꯈꯪꯗꯕ ꯌꯥꯝꯅ ꯌꯦꯡꯉꯦ ꯁꯥꯔ because ma marketing je kaino khange bu They're never publishing legal. Siyo ma mi di khalam gani kaino ma public kissing is legal in India simo tawi je kaino sini imam gajin taw yu sini close to imam gaji ki video de ko this is how I get over my ex kind of video shen mane man adu video do kai ma pusale adu video do ko no farm oi bagi thona do pire ine si ko market se loi understand to go digital marketing to wi men king ni mo je king digital marketing ni mo je king ni mo je khange bu ko sini po sumai to de sini hausi grand cardone na pura content thadar ise kaino ma je real estate la ita ju ma de sales close to mi oran ta ju lai je kaino ma ju khange ba game je kamai sanari game no ju understand to pot mayam jing je so hausi ki post da next hausi ki slide to economic han don't test agram gi jo ila ke ni laga da hausi yam interesting mi han ge ba next to sinu pa je Chris Punchalan hai noi khangoi ba ulak ke ko close to Chris Punchalan mai wari mitim ni ke ma je aina music to ringai de ma je aina follow to eba ma je musician ne ma ju beat semba dagi di shai sakpa mi ne ko ma je my YouTube channel dum yam ka hana grow to om de adu khar lega aina yeng ka na mai millions of subscribers le pai ge le ram bi ne adu my business e kamai to mi khamra ma je ti yam na my marketing je pura genius ni hai bi ma genius aina ma genius khal le ba kai no dam da ma to mi je kamai to ge da ma je ma gi grandmother je mana kaino to bi adi care lo bi ba dagi di mana kaino to bu man to we grandma my grandmother hojik na aina hojik yeng mata my grandmother to na lei gi dire bu ko kai do gan na man to khai be magi grandmother gi story se ma le share to thatle na my grandmother je mana kamai na care lo wi kamai kai do wi hai po se sidang to bu se kem wang ang bangang da magi ayeng han gi video yeng han gi bu ko swai to re na adu last aina kai no ma si to wi sum yeng ye kai no ma music to khaja sum yeng last thing a le ga magi website ma kha da le ra me magi grandmother gi t-shirt मैम सिंह माना पुथुओगे एक मागी पूरा मखा द कैनो प्रीसेल तो ले रमे ओ इन खले ओ सी नि माय बिजनेस तो सी सी दगी लोय प्रोडक्ट लोय सेल तो ले मे उलके नेला गाना क्रिस्पन चालन उलो येंगो याम तीने इंटरेस्टिंग हो मीनी को सीगी मार्केट से भाप तो मान तो पाई जे याम ती हाइग्रो मीनी kitang kitang ari video ming je crispon jalan jang mai mung jong New delicious KitKat with layers of sina te video jang video dalo makha jatro side side dham ngai ko mai mang product am yaw ni ngai ko makha jatro sina mai website ne ko matak sakal masih mai music yung yoga matak sakal si tong caregiver je tham si kai no man tawi po se understand to wa ni me am da su inspiration pi ni adum ka mai product ni la ni এই প্রভুই নাচে আৰু এই প্রভুয়েও নাচে not same How do I make caregiving look so easy? I wish I could say that it is. These videos only show about 10% of what my life with my grandma looks like. I never show the times I get frustrated, overwhelmed, lonely, and the hundreds of other emotions that come with taking care of a loved one. There are many upsides to documenting my life and putting it on the internet.
But I think a downside to that is people seeing these highlights and wondering why their caregiving journey doesn't or didn't look so easy. I'm not here to have a pity party or a contest to see whose hardships are more difficult. That's not productive. We're all going through something. It's not just you. I'm making this video as a reminder that caregiving is not easy. It's okay to feel frustrated. It's okay to feel overwhelmed. You're not alone with those feelings of resentment and feeling like you're the only family member that my actually. website hangdoro. Please remember that being a My website name. Tuesday. Master. Solau loi tham yang pura kang yo la kadune ko. Hai gro mine business to fa hai ba mine. So gyan taw bu ko pot se gyan taw hekta noi si fancy things like darka ta de close on ganda. Business taw matam da noi na ji khanjari ba ai paisa yam leiti ne khallaga lei report ma'am singo tu lok thok ko. Hai bam darka ta ba skills lei bam darka ta ba skills ne ba kwai matter wei je. Paisa na te matter wei je skills ne ba matter wei je. Paisa kitang ni changani. Ba noi na la ho mari pu tho paisa tan ge ga khali do adu di foolishness ma khalam ne ba. Mi gi skills se yeng kamai ta li ma je to ido. Adu to wangam moi hair ga di keno Boriska pibaga to video onam to Rusdan video onam to wo ko mi gi market chi ngo bo piba video on to Robert video on to loi video on to ai ni so video on to wangang ni udro so gyan ta wo ko poche kai no ma je to noi si te khali paisa lai te sumai ni si investment lai tana kamai business to duno hauzik aju lauthokro ya hauzik lauthokro ya hauzik poche kai no min to ri poche kai nangi product se kamai yoli no kamai puthui no hai poche market se gyan to link up se kamai to ri no hai potu gyan to mana hauzik to kai no emotion why first the emotion logre magi niche ma sa khange mana niche to kai no magi grandma gi take care loroga dugi poto mayam da inspiration pire mayam na grandma gi emotion do feel tawre adu tawra matung da ngasai gi emotion do laigram ni my audience to laigram ni ma ngasai t-shirt yolakpa mana key chain yolakpa mana adu yolakpa poche noine khalam be key chain t-shirt na kya ma sa tan no he's making millions of dollars ngakpra ridam gyan tabra akoi kai lei akoi ju lei je kai jino akoi de akoi chung poche kem khangman de akoi lei je akoi dunya am da business to widam ta si to si dum khana nei na lei ne akoi lei mem sing je mi na kyam advance ho yo mi ma kok sing je kamai to yo mi kamai na mi na brick se kamai na build to yem tang bhap tong ta ja akoi de complain to lei ne so si ne ba ai yam no ai je ai ne yam song ning je ai na akoi gi north east akoi mai tim sa si po song khang da si ne mai khoi do yam so li je ne yeng di yeng ma kon tawdi tawba atu right way to so an changjan de business build the way of control late sunglei late tawri poche kai gi no hai po so an khang de but aina hai ba ai maming pala ro ge ba podcast am de hai moi podcast ki wai chanam to ai hai nangi podcast ai grow to adu mi tung dai ai loi tala ke passive income kamai shem ne je matham nang kamai shem ne ai loi pi ge hai ni nang lo ji income ama lai income ama gi wari do ai no de income mari kamai shem ne ta ke yes amount tadi kitang khena bi ai ko noina pami amount adubu amount to punjala kan mari de lak tadi yaram tro merchandise hang dorkpa dagi di sidagi business lakpa service tagi lakpa si lakpa adu khang tadi kasham lu na te noina noi gi kokta luraga thamme ba noi kokta luhala thamme kaino luhal je noina na te ba society na luhan bane akoi gi generation se chatnari ba akoi cycle jina akoi da luhan bane but ai laptop ki ai di laptop ki ba kui re ai laptop ki ba kui adu cycle doi lai te ba ai hojik lai aina puli ai mayam na dei ngawe sono chui hai ni ko ai gi mana ba mathung khang da pun du su ai noi myang ga pun ge bai aseng mane noi myang ga ai coffee thak binam ne na ingon da nungai wa khan ingi kaino ai gi mana ba hai pa sa myam pulani kem di khang da ba kem tok do smile ba adu moi gi discouragement la ba ai puning de moi ga pun ju pun de bai ai na hai moi ga pun du su ai podcast ta lai ge bai aseng mane si poche bhap ta wa hai di yung mina tong nari mina kyam advance hoire mina kyam advance hoire mina noina na sana khango mina SMMA haraga misan tali se kamain tali no how di suang hangam moiba how di suang hangam moi kan ta hangam moi si yor mem je how kamain tali no suang hangam moiba but smart to jit chata ninge mai gi Rolls Royce ju thong ninge mai Lamborghini je mai lifestyle je ju hing ninge ha di loi haram gani but how hang ba yaw kro how bidan da hang ba yaw kro how amu yawi visual hang visual haron how hang da nang kai answer fangi
ꯊꯤꯒꯠꯂꯦ ꯁꯔ ꯍꯥꯏꯕꯗꯤ ꯑꯩ ꯏꯁꯥꯗ ꯍꯪꯖꯔꯀꯥꯟꯗꯀꯣ ꯒꯨꯒꯜꯗꯅꯤ ꯈꯪꯗꯦ ꯑꯗꯨꯗꯒꯤꯗꯤ ꯌꯨꯇ꯭ꯌꯨꯕꯇꯅꯤ ꯈꯪꯗꯦ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯇꯥꯜꯂꯤ ꯀꯔꯤ ꯐꯣꯔꯃꯨꯂꯥ ꯄꯥꯜꯂ ꯇꯥꯜꯂꯦꯅ ꯑꯗꯨꯝ ꯔꯤꯁꯔꯁ ꯇꯧꯕ ꯌꯥꯎꯈ꯭ꯔꯦ ꯁꯔ ꯌꯦꯁ ꯑꯗꯨꯅꯤ ꯑꯗꯨ ꯊꯤꯒꯠ ꯇꯥꯕꯅꯦꯕ ꯑꯗꯨ ꯊꯤꯒꯠꯇ꯭ꯔꯗꯤ ꯁꯨꯡꯈꯪ ꯈꯪꯉꯣꯏꯕꯀꯣ ꯅꯣꯏ ꯍꯧꯖꯤꯛ ꯅꯣꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯈꯜꯂꯒꯀꯣ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯈꯜꯂꯦ ꯅꯣꯏ ꯍꯧꯖꯤꯛ ꯁꯄꯣꯁ ꯅꯣꯏꯅ ꯀꯦꯃꯦꯔꯥ ꯔꯤꯚ꯭ꯌू ꯇꯧꯔꯦ ꯍꯥꯏꯔꯁꯦ ꯑꯣꯔ ꯀꯦꯃꯦꯔꯥ ꯅꯠꯇ꯭ꯔꯁꯨ ꯅꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯅꯣꯏꯅ ꯑꯄꯥꯝꯕ ꯈꯟꯖꯔꯨ ꯅꯣꯏꯅ ꯑꯄꯥꯝꯕ ꯄꯣꯠ ꯑꯃ ꯈꯜꯂꯣꯕ ꯀꯩꯅꯣ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯃꯤꯁꯦ ꯁꯤꯒꯤ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯕꯀꯣ ꯀꯩꯅꯣ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯃꯤꯁꯦ ꯁꯄꯣꯁ ꯅꯪꯅ ꯍꯥꯏꯌꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯦ ꯑꯩ ꯏꯁꯥꯒꯤ ꯑꯦꯛꯖꯥꯝꯄꯜꯅꯦ ꯌꯥꯝ ꯄꯤꯛꯄ ꯑꯦꯛꯖꯥꯝꯄꯜꯅꯦꯕ ꯃꯥꯏꯟꯗꯁꯨ ꯁꯤ ꯂꯩꯗꯣꯏꯅꯦꯕ ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯔꯦꯁꯇꯨꯔꯦꯟट ꯑꯃ ꯍꯥꯡꯅꯤꯡꯉꯦ ꯍꯥꯏꯌꯦꯕ ꯕꯠ ꯔꯦꯁꯇꯨꯔꯦꯟꯁꯦ ꯍꯥꯡꯗꯣꯛꯑꯦꯕ ꯍꯥꯏꯗꯤ ꯌꯥꯝ ꯀꯃꯟ ꯑꯣꯏꯕ ꯄꯣꯠꯅꯦ ꯔꯦꯁꯇꯨꯔꯦꯟꯁꯦ ꯍꯥꯡꯗꯣꯛꯑꯀꯥꯟꯗ ꯑꯩꯒꯤ ꯔꯦꯁꯇꯨꯔꯦꯟꯁꯦ ꯀꯃꯥꯏꯅ ꯆꯠꯍꯟꯗꯣꯏꯅꯣ ꯁꯤ ꯀꯣꯏꯁꯟ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯃꯌꯥꯝꯅ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯍꯥꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯄꯣꯁ ꯊꯥꯗꯗꯣꯏꯔꯥ ꯊꯥꯗꯔꯣꯏꯗꯣꯏꯔꯥ ꯂꯥꯛꯑꯅꯤ ꯑꯗ ꯑꯩꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯂꯣꯏ ꯂꯧꯊꯣꯛꯑꯣ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯣ ꯁꯤꯒꯤ ꯕꯨꯜꯁꯤꯠ ꯃꯌꯥꯝꯁꯤꯡ ꯂꯣꯏ ꯂꯧꯊꯣꯛꯑꯣ ꯇꯨ ꯊꯤꯡꯁ ꯈꯛ ꯇꯧꯕ ꯇꯨ ꯊꯤꯡꯁ ꯁꯤꯒꯤ ꯇꯨ ꯊꯤꯡꯁꯁꯦ ꯍꯥꯡꯗꯣꯛꯑꯀꯥꯟꯗ ꯋꯔꯛ ꯍꯥꯔꯗꯤ ꯇꯧꯗꯕ ꯌꯥꯔꯣꯏꯀꯣ ꯋꯔꯛ ꯍꯥꯔꯗ ꯇꯧꯗ ꯇꯥꯔꯗꯤ ꯐꯣꯇꯣ ꯊꯥꯗꯔꯒ ꯍꯧꯖꯤꯛꯇꯤ ꯐꯣꯇꯣꯒꯤ ꯃꯇꯝ ꯆꯠꯅ ꯂꯣꯏꯈ꯭ꯔꯕꯅꯦ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯃꯇꯝꯅꯦ ꯍꯧꯖꯤꯛꯁꯦ ꯀꯦꯝ ꯉꯥꯡꯉꯨ ꯅꯪ ꯋꯥ ꯉꯥꯡꯕ ꯍꯩꯇ꯭ꯔꯦ ꯑꯣꯀꯦ ꯐꯥꯏꯟ ꯕꯠ ꯀꯦꯃꯦꯔꯥ ꯑꯃꯗꯤ ꯅꯪꯒꯤ ꯐꯣꯟ ꯄꯥꯏꯔꯤꯗꯅ ꯐꯣꯟ ꯄꯥꯏꯔꯤ ꯐꯣꯟꯗꯨꯒꯤ ꯀꯦꯃꯦꯔꯥ ꯑꯁꯦꯡꯕꯗꯤ ꯂꯩꯔꯤꯗꯅ ꯇ꯭ꯔꯥꯏꯄꯣꯠ ꯑꯃ ꯂꯩꯔꯣ ꯈꯤꯜꯂꯒ ꯅꯪꯒꯤ ꯔꯦꯁꯇꯨꯔꯦꯟ ꯃꯅꯨꯡꯗ ꯇꯧꯔꯤꯕ ꯀ꯭ꯂꯤꯅꯤꯅꯦꯁ ꯃꯌꯥꯝꯁꯤꯡ ꯑꯗꯒꯤ ꯆꯥꯕ ꯊꯛꯄ ꯃꯌꯥꯝꯁꯤꯡꯗꯣ ꯄꯨꯊꯣꯛꯑꯒ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯍꯥꯞꯀꯠꯂꯒ ꯑꯦꯚ꯭ꯔꯤꯗꯦ ꯌꯨꯇ꯭ꯌꯨꯕꯇ ꯁꯦꯌꯔ ꯇꯧꯔꯛꯄ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯁꯣꯔꯠ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯕ ꯃꯇꯝꯗ ꯃꯤ ꯃꯌꯥꯝꯅ ꯀꯌꯥꯝ ꯈꯪꯅꯔꯛꯀꯅꯤ ꯈꯪꯅꯔꯛꯑꯅꯤ ꯈꯪꯅꯔ ꯃꯇꯨꯡꯗ ꯑꯣꯗꯤꯌꯦꯟꯁ ꯀꯌꯥꯝ ꯂꯥꯛꯀꯅꯤ ꯚꯥꯞ ꯇꯥꯔꯣ ꯃꯥꯔꯀꯦꯠꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯛꯑꯣ ꯃꯥꯔꯀꯦꯠꯁꯦ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯕ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯍꯟꯒꯅꯣ ꯃꯥꯔꯀꯦꯠꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯣ ꯀꯩꯅꯣ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯃꯥꯔꯀꯦꯠꯁꯦ ꯆꯞ ꯃꯥꯟꯅꯩ ꯏꯃꯥꯝ ꯒꯥꯖꯤꯅ ꯍꯥꯏ ꯂꯦꯚꯦꯜꯗ ꯄꯥꯟꯕ ꯋꯥꯅꯤ ꯅꯪꯅ ꯔꯦꯁꯇꯨꯔꯦꯟ ꯑꯣꯅꯔ ꯑꯣꯏꯅ ꯅꯪꯅ ꯃꯆꯥꯗ ꯄꯥꯟꯕ ꯋꯥꯅꯤ ꯏꯃꯥꯝ ꯒꯥꯖꯤꯅ ꯄꯥꯜꯂꯤꯗꯣ ꯀꯩꯅꯣ ꯃꯥꯒꯤ ꯑꯦꯖꯨꯀꯦꯇꯔ ꯂꯥꯛꯑꯣ ꯍꯥꯏꯅꯦ ꯑꯦꯟꯗ꯭ꯔꯨꯇꯦꯠꯅ ꯍꯥꯏꯗꯣ ꯀꯩꯅꯣ ꯍꯁꯂꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯂꯣ ꯍꯥꯏꯅꯦ ꯑꯩ ꯂꯥꯎꯔ ꯉꯥꯡꯒꯦ ꯑꯩ ꯊꯤ ꯉꯥꯡꯒꯦ ꯃꯌꯥꯝꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯋꯥ ꯃꯌꯥꯝ ꯉꯥꯡꯒꯦ ꯅꯪ ꯍꯁꯂꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯂꯣ ꯍꯥꯏꯅꯦ ꯃꯥ ꯍꯥꯏꯁꯦ ꯁꯤꯝꯄꯜꯅꯦ ꯆꯞ ꯃꯥꯟꯅꯩꯕ ꯑꯦꯚꯔꯦꯖ ꯑꯣꯏꯕ ꯄ꯭ꯔꯗꯛ ꯄꯨꯊꯣꯛ ꯇꯥꯔꯁꯨ ꯅꯪꯅ ꯍꯥꯏꯔꯦ ꯅꯪꯒꯤ ꯔꯦꯁꯇꯨꯔꯦꯟ ꯊꯪꯅꯕ ꯃꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯦ ꯊꯪꯅꯕ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯕ ꯔꯦꯁꯇꯨꯔꯦꯟꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯔꯦꯁꯇꯨꯔꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯗ ꯔꯦꯁꯇꯨꯔꯦꯟ ꯃꯌꯥꯝꯁꯨ ꯂꯩꯌꯦꯕ ꯕꯠ ꯃꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯆꯠꯂꯦꯕ ꯀꯩꯒꯤ ꯆꯠꯂꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯣꯟꯂꯥꯏꯟꯗ ꯃꯣꯏꯗꯒꯤ ꯍꯦꯟꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯌꯦꯕ ꯃꯣꯏ ꯑꯣꯟꯂꯥꯏꯟꯗ ꯑꯦꯗꯚꯥꯟꯁ ꯑꯣꯏꯗꯦꯕ ꯁꯣ ꯗꯤꯐ꯭ꯔꯦꯟꯁꯁꯦ ꯁꯤꯗ ꯂꯩꯔꯦꯕ ꯑꯣꯟꯂꯥꯏꯟꯗ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯛ ꯇꯥꯔꯗꯤꯀꯣ ꯄꯣꯠꯁꯦ ꯅꯣꯏꯅ ꯑꯣꯟꯂꯥꯏꯟ ꯍꯥꯏꯔꯒ ꯀꯔꯤꯅꯣ ꯑꯣꯟꯂꯥꯏꯟ ꯍꯥꯏꯁꯦ ꯁꯤ ꯇꯧ ꯂꯩꯒꯅꯣ ꯑꯣꯟꯂꯥꯏꯟꯗ ꯀꯔꯤꯅꯣ ꯇꯧꯋꯤ ꯃꯥꯔꯀꯦꯠꯁꯦ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧ ꯀꯩꯅꯣ ꯑꯩꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯁꯤꯖꯤꯟꯅꯗꯣꯏꯁꯦ ꯁꯤ ꯑꯩꯅ ꯀꯃꯥꯏꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯩ ꯀꯁꯇꯃꯔꯗ ꯀꯃꯥꯏꯅ ꯌꯧꯍꯟꯗꯣꯏꯅꯣ ꯁꯤ ꯈꯤꯇꯪ ꯈꯜꯂꯨ ꯌꯥꯔꯦ ꯗꯦꯠꯁ ꯏꯠ ꯅꯪꯒꯤ ꯇꯥꯔꯒꯦꯠ ꯑꯣꯗꯤꯌꯦꯟꯁꯁꯦ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯣ ꯌꯥꯔꯦ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯣꯕ ꯃꯤꯅꯗꯤ ꯈꯪꯗꯕ ꯋꯥꯅꯦꯕ ꯈꯪꯗꯕ ꯃꯤꯅꯗꯤꯀꯣ ꯑꯩꯉꯣꯟꯗ ꯍꯪꯉꯦꯕ ꯕ꯭ꯔꯗꯔ ꯅꯪꯅ ꯀꯣꯟꯇꯦꯟ ꯀ꯭रिꯌꯦꯠ ꯇꯧꯔꯒ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯜꯂꯤꯅꯣ ꯑꯣꯔ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯀꯃꯥꯏꯅ ꯅꯪ ꯃꯌꯥꯝꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯄꯣꯠ ꯍꯪꯉꯦꯕ ꯑꯩꯅ ꯍꯥꯏꯌꯦꯕ ꯅꯪꯅ ꯑꯩꯒꯤ ꯁ꯭ꯀꯤꯜꯁꯦ ꯅꯪ ꯈꯪꯉꯝ ꯇꯥꯔꯗꯤ ꯅꯪꯁꯨ ꯁꯤ ꯃꯥꯟꯅ ꯆꯞ ꯃꯥꯟꯅ ꯇꯧꯔꯝꯃꯅꯤ ꯑꯩꯅ ꯍꯥꯏꯌꯦ ꯃꯉꯣꯟꯗ ꯁꯦꯝ ꯊꯤꯡꯅꯦ ꯑꯩ ꯍꯥꯏꯁꯦ ꯑꯃꯨꯛꯀꯁꯨ ꯍꯥꯏꯕꯗꯣ ꯂꯨꯛ ꯕꯦꯜꯃꯥꯔꯅ ꯍꯥꯏꯕꯗꯣ ꯃꯦꯀꯤꯡ ꯃꯅꯤ ꯏꯖ ꯑ ꯁ꯭ꯀꯤꯜ ꯃꯦꯀꯤꯡ ꯃꯅꯤ ꯏꯖ ꯑ ꯁ꯭ꯀꯤꯜ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯁꯤꯡꯉꯣ ꯄꯩꯁꯥ ꯇꯥꯟꯕꯁꯦ ꯁꯤꯒꯤ ꯑꯦꯗꯚꯥꯏꯁ ꯑꯩ ꯀꯥꯎ ꯉꯝꯃꯔꯣꯏ ꯃꯥꯅ ꯍꯥꯏꯈꯤꯕꯁꯦ ꯃꯦꯀꯤꯡ ꯃꯅꯤ ꯏꯖ ꯑ ꯁ꯭ꯀꯤꯜ ꯍꯥꯏꯁꯦ ꯑꯆꯨꯝꯕꯅꯦꯕ ꯁ꯭ꯀꯤꯜ ꯂꯩꯇꯕꯩꯅꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯇꯥꯟ ꯉꯝꯗ꯭ꯔꯤꯁꯦ ꯒꯥꯔꯤ ꯀꯔꯕꯥꯔꯗ ꯎꯡꯉ ꯂꯩꯔꯤꯕ ꯑꯗꯒꯤꯗꯤ ꯁꯦꯝ ꯊꯤꯡ ꯔꯦꯁꯇꯨꯔꯦꯟꯗ ꯂꯩꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯁ꯭ꯀꯤꯜ ꯂꯩꯇꯕꯩꯅꯦꯕ ꯑꯩ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ ꯅꯣꯏꯗ ꯅꯣꯏ ꯍꯧꯖꯤꯛ ꯑꯩꯅ ꯍꯧꯖꯤꯛ ꯋꯦꯕꯁꯥꯏꯠ ꯁꯥꯕ ꯑꯃ ꯇꯥꯛꯑꯒꯦꯕ ꯅꯣꯏꯗ ꯀꯣꯔꯁ ꯃꯅꯨꯡ ꯇꯥꯛꯊꯣꯔꯛꯑꯅꯤꯕ ꯑꯩꯅ ꯇꯥꯛꯑꯀꯥꯟꯗ ꯑꯗꯩ ꯀꯣꯟꯇꯦꯟ ꯀ꯭रिꯌꯦꯠ ꯇꯧꯕ ꯇꯥꯛꯑꯒꯦꯕ ꯑꯗꯒꯤꯗꯤ ꯀꯔꯤꯒꯨꯝꯕ ꯗꯤꯖꯥꯏꯟ ꯇꯧꯕ ꯑꯃ ꯇꯥꯛꯑꯒꯦꯕ ꯑꯗꯨꯒꯤ ꯗꯤꯖꯥꯏꯟꯗꯣ ꯅꯣꯏꯅ ꯀꯩꯝ ꯇꯧꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯁꯨ ꯅꯣꯏꯅ ꯇꯧꯗꯣꯏꯁꯦ ꯑꯩ ꯀ꯭ꯂꯥꯏꯟꯗꯁꯨ ꯋꯥꯔꯤ ꯁꯥꯅꯤꯡꯗꯦ ꯑꯩ ꯀꯩꯝ ꯇꯧꯅꯤꯡꯗꯦ ꯍꯥꯏꯔꯒꯅ ꯀꯩꯗꯧꯅꯤ ꯑꯗꯨ ꯇꯦꯝꯄ꯭ꯂꯦꯠꯇꯣ ꯀ꯭रिꯌꯦꯠ ꯇꯧꯔꯣ ꯇꯦꯝꯄ꯭ꯂꯦꯠꯇꯣ ꯀ꯭रिꯌꯦꯠ ꯇꯧꯔꯣ ꯑꯗꯨꯒꯤ ꯀꯣꯟꯇꯦꯟ ꯁꯦꯝꯃꯣ ꯅꯁꯛꯇꯣ ꯎꯠꯂꯨꯔꯅꯣ ꯋꯦꯕꯁꯥꯏꯠ ꯍꯥꯡꯗꯣꯛꯑꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯕꯤꯖꯤꯅꯦꯁꯇꯣ ꯍꯧꯔꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯅꯣꯡꯃꯗꯗꯤ ꯄꯩꯁꯥ ꯂꯥꯛꯑꯣꯏꯀꯣ ꯃꯇꯝ ꯆꯪꯒꯅꯤ ꯃꯌꯥꯝꯗꯒꯤ ꯀꯃꯥꯏꯅ ꯅꯪꯅ ꯋꯔꯛ ꯍꯥꯔꯠ ꯂꯣꯏ ꯇꯧ ꯇꯥꯕꯅꯤ ꯋꯔꯛ ꯍꯥꯔꯠ ꯇꯧꯗꯅꯗꯤ ꯀꯩꯝꯇ ꯊꯕꯛ ꯑꯝꯇ ꯑꯣꯏꯔꯣꯏꯕ ꯋꯔꯛ ꯍꯥꯔꯠ ꯇꯧ ꯇꯥꯕꯅꯤ ꯀꯩꯅꯣꯝꯃ ꯇꯧꯕ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯅ ꯑꯩꯒꯤ ꯁꯛ ꯎꯠꯇ ꯇꯥꯔꯁꯨ ꯑꯩꯒꯤ ꯀꯣꯟꯇꯦꯟꯁꯤꯗ ꯃꯌꯥꯝꯗꯒꯤ ꯀꯃꯥꯏꯅ ꯁ꯭ꯇꯦꯟꯗ ꯑꯥꯎꯠ ꯑꯣꯏꯍꯟꯅꯤ ꯀꯃꯥꯏꯅ ꯀꯩꯗꯧꯅꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨꯗꯤ ꯅꯁꯥꯅ ꯍꯣꯠꯅꯖ ꯇꯥꯕꯅꯤ ꯗꯦꯅꯤꯜꯅ ꯍꯥꯏꯔꯕꯅꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯑꯩꯁꯨ ꯃꯇꯝ ꯀꯌꯥ ꯑꯃ ꯆꯪꯒꯅꯤ ꯅꯣꯏꯁꯨ ꯃꯇꯝ ꯆꯪꯒꯅꯤ ꯕꯠ ꯁꯤꯗꯤ ꯒꯦꯔꯦꯟꯇꯤ ꯄꯤꯒꯦ ꯆꯍꯤ ꯑꯃ ꯅꯣꯏꯅ 100% ꯐꯣꯀꯁ ꯇꯧ ꯇꯥꯔꯗꯤ ꯅꯣꯏꯒꯤ ꯔꯤꯖꯜꯇꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯁꯣ ꯁꯤꯅꯤ ꯑꯦꯅꯤꯊꯤꯡ ꯅꯣꯏꯅ ꯈꯟꯕ ꯅꯤꯁ ꯑꯃ ꯈꯜꯂꯣ ꯅꯣꯏꯅ ꯅꯤꯁ ꯑꯃ ꯍꯦꯛꯇ ꯈꯜꯂꯣ ꯏ ꯀꯣꯃꯔꯁ ꯈꯟꯒꯦꯔꯥ ꯄ꯭ꯔꯗꯛ ꯑꯃ ꯈꯟꯒꯦꯔꯥ ꯗ꯭ꯔꯣꯞ shipping ꯈꯟꯒꯦꯔꯥ ꯑꯗꯨ ꯈꯟꯒꯦꯔꯥ ꯑꯗꯥ ꯈꯟꯒꯦꯔꯥ ꯑꯦꯅꯤꯊꯤꯡ ꯈꯜꯂꯣ ꯗ꯭ꯔꯣꯞ shippingꯁꯤꯁꯨ ꯃꯌꯥꯝꯅ ꯉꯥꯎꯋꯦꯕ ꯑꯩ ꯗ꯭ꯔꯣꯞ shippingꯗ ꯂꯥꯛꯀꯦꯕ ꯕ꯭ꯔꯣ ꯗ꯭ꯔꯣꯞ shipping ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏ ꯌꯥꯝ ꯁꯤꯝꯄꯜꯅꯦ ꯗ꯭ꯔꯣꯞ shipping ꯍꯥꯏꯕ ꯄꯣꯠꯁꯦ ꯗ꯭ꯔꯣꯞ shipping ꯍꯥꯏꯕ ꯄꯣꯠꯁꯦ ꯅꯪꯒꯤ ꯄ꯭ꯔꯗꯛ ꯂꯩꯇ꯭ꯔꯁꯨ ꯅꯪꯒꯤ ꯄ꯭ꯔꯗꯛꯇꯣ ꯂꯩꯇꯕꯤꯗ ꯃꯤꯒꯤ ꯄ꯭ꯔꯗꯛꯇꯣ ꯅꯪꯅ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯕꯤꯔꯒ ꯅꯪꯅ ꯅꯪꯒꯤ ꯄ꯭ꯔꯗꯛꯇꯣ ꯃꯤꯒꯤ ꯄ꯭ꯔꯗꯛꯇꯣ ꯌꯣꯜꯂꯣ ꯍꯥꯏꯕꯅꯦ ꯍꯥꯏ ꯄ꯭ꯔꯥꯏꯁꯇ ꯌꯣꯜꯂꯣ ꯍꯥꯏꯕꯅꯦ ꯕꯠ ꯍꯥꯏ ꯄ꯭ꯔꯥꯏꯁꯇ ꯌꯣꯟꯕꯩꯗꯃꯛꯇ ꯀꯩ ꯗꯔꯀꯥꯔ ꯂꯩꯒꯦ ꯃꯤ ꯍꯥꯏꯔꯗꯤ ꯌꯥꯝ ꯂꯥꯏ ꯁꯤꯗꯤ ꯌꯥꯝ ꯂꯥꯏ ꯁꯤ ꯕꯤꯖꯤꯅꯦꯁꯁꯦ ꯍꯥꯏꯕꯗ ꯂꯥꯏꯅꯤꯕ ꯕꯠ ꯕ꯭ꯔꯣ ꯅꯪꯒꯤ ꯑꯣꯗꯤꯌꯦꯟꯁ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ
from where nangi audience kai je porok tunu from where adu question da honga from where ai audience kai je porok tunu audience ai tana kamai lai dunu nang drop shipping phana taw refer adu dam moina Facebook marketing sala hajik ti Facebook chu drop shipping gi scam yam la amne hajik so long term da kamai na drop shipping je hajik real business ta ole mine khangde drop shipping hara mam toy je US adi sigi drop shipping ge loi gre hajik akhoi da hajik lai thenga lai ne khoi da hajik thengam ne khoi da lai je hajik khoi toy sidi moina tawna po to khoi tawi ne hajik but mi di kai tawi hajik drop shipping da gi real business on gre mi hajik mi di real business on thokram ne kamai on thokrin no am da nupim lai India gi nupim lai maming kaw re ma se TEDx te yaw gna ma gi business idea jam fazai noi taw hai ne sin pi ri mem noi taw hai ai taw ge khalam nga ta noi taw hai ne ai pi rei se man taw po se kamai taw yong ma se broke chale mai wari ai ta re ma hai ba ai paisa bu thuk na kai business to ya ge thire man mana khale home decor khale home decors but home decor products ai kai je product tu nu mana ke doge nupi ni ko noi di nupa ne khoi di nupa nupi ni man to khai je mana ke doge Delhi da chatlaga Bangalore da chatlaga home decor gi manufacturer ma'am sing mana contact tawe chatla unai ne unara ma ke ha gap na mai wai li ma hai bane ko unara ma ke ai customer porak ke nai on the rate ta kya pi du nu that's it sida business lawyer adu mana ke doge website design tawre masagi website design tawre adagi di mana koi gi wallpaper adagi di home gi decor be mana phang bangai je photo na ma hapkale advertisement tawba hore that's it my business over that's it ma hausi crorepati ni gyan taraba market se gyan taraba ino ji high point se gyan kai darka lai no ji kai darka lai gem ta hayone kai nom tau ge hai online je si ne kai nom tau ge hai chalo ji thiro manufacturer do thiro fine tau nang product puthok pai darka ta de manufacturer do thiro wari sanaro adu sanaba ngam de ha ta tu adu hai tar di tu hai ta bai na sum nupa thok tam ne ko nupa thok de wangang ba hi tam ne confidence lai tam ne mi ge dil tau na hoi mi ne hai pe hai pa sa jalak pe adu tar su nang ken ba su ya de nang hai ge dam nang wari sa no da confidence ne wari sa ga dam ne mingon do nang hai tar di अरे भाई नंग इसे एक कस्टमर पोरके नंग लुपा क्या पी दुनो हाइबसे सी हाइ मतम मा यार ओइदु सिदे यार ओइदु मी जे कनानो याम सिंपल ओइबो नोइने पैसा तान दे हाइजे आइने सिने nga ije ko aduna ne sida yam sawning ko do yam sawli sida ne baina aina ji mapan thu manipur ju tawro nang product lei bedar ka ta de nang khangna ba Delhi de chaluro mapan ju chanari nga ta ne Guwahati chaluro Guwahati de lao yengo yengaga khando si lai kai khanbe wakan mun thadaro nang na lakta product to nang lakta inventory le bisu darka ta de nang to gi thabuk se kaino mayam de yohon mayam de yohol la kanda mayam na leira kan order la kan adu su drop shipping ni adu kaino drop shipping oi ta su real business ne du lai mi bab sung ta de si pot ale na jing nang na paisa je loi tan bi ai nang jing Canva da image ma design to re nan art ma design to re si su paisa da sell to bi ai be si sidagi business so one build away ba adu su kai no adu su loi ta kan technical loi ta adu design no na create to ga adu poto nangi website am sara hapkat pa matam da advertisement chalai matam da trust to lai ta di min nang si product se kai no thaja ta di compulsory lerak tan adu leira kan nangi mi ju chatlo adu deliver to bi delivery ju nang handle to dam te delivery leiri dagi di keno leiri FedEx leiri mayam lei moi no handle to bi ran अरे delivery तो कमाइन contact तो खंग दे अदुसु इना हायर नि अदुसु डायरेक्टली नंग केनो सिना बे यारे पिकर सिना बे यारे अदे इमुंग द फम लो सिना बे यारे अदगिदी खंग केनो तो मनना एक ज्ञान तागेद्रे निंजिंग दे आई NFT तो दे है तो द पोत कमा हाइड नो ai ngay ko rocket shipper hay ba ai kaw re akhoi India game lai ne so yam lai gre sum yam lai gre opportunity nga ta ne noi tum lai je si ne ina hai tum lai je kai gino si ne hai yam ti lai gre grow to no po ji ngo ji crisp chalan to je kai nu man to ipot ngamoi dro to ngamoi dro ngamoi dro to po to ngo comfort zone ma pan thoning dra di ai khang dre nang na sa ge product promote to ngamoi dro Namni sir. Namni. Nilakanda site poro. Namni sir. Next. Kyle Beach. Ai India ju pira kesi ju pira ke Kyle Beach hai dikana ma je beat maker ne.
ꯁꯨꯝ ꯌꯦꯡꯉꯣ ꯃꯥꯔꯀꯦꯠꯁꯦ ꯂꯣꯏ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯑꯃꯈꯛꯇꯪꯗ ꯅꯤꯁ ꯑꯃꯈꯛꯇꯪ ꯈꯟꯒꯅꯨꯀꯣ ꯃꯌꯥꯝꯅ ꯇꯧꯔꯤ ꯄꯣꯠ ꯅꯣꯏ ꯇꯧ ꯍꯥꯏ ꯅꯠꯇꯦꯕ ꯁꯤ ꯇꯧ ꯍꯥꯏ ꯅꯠꯇꯦꯕ ꯕꯠ ꯃꯌꯥꯝꯅ ꯇꯧꯔꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯃꯌꯥꯝꯅ ꯃꯤꯂꯤꯅꯤꯌꯔ ꯑꯣꯏꯔꯛꯏꯕ ꯃꯌꯥꯝꯅ ꯀꯔꯣꯔꯄꯇꯤ ꯑꯣꯏꯔꯛꯏ ꯃꯌꯥꯝꯅ ꯂꯥꯛꯄꯇꯤ ꯑꯣꯏꯔꯛꯏ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯑꯣꯏꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯨꯟꯅ ꯈꯪꯕ ꯄꯩꯁꯥ ꯇꯥꯜꯂꯤ ꯄꯣꯠꯁꯦ ꯅꯠꯇ꯭ꯔꯀꯥꯟꯗ ꯀꯥꯏꯜꯕꯤ ꯁꯦꯌꯔ ꯇꯧꯔꯣ ꯌꯨꯇ꯭ꯌꯨꯕꯇ ꯑꯩꯅꯁꯨ ꯌꯥꯝꯅ ꯐꯣꯂꯣ ꯇꯧꯖꯕ ꯃꯤ ꯑꯃꯅꯦ ꯁꯤ ꯄꯣꯠꯁꯦ ꯁꯤ ꯃꯤꯁꯦꯀꯣ ꯊꯥꯏꯅ ꯑꯩꯅ ꯃ꯭ꯌꯨꯖꯤꯛ ꯌꯥꯝ ꯄꯥꯝꯃꯤꯀꯥꯟꯗ ꯕꯠ ꯃꯥ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣꯅꯦ ꯃꯈꯥ ꯆꯠꯊꯔꯣ ꯃꯥꯏ ꯚꯤꯗꯤꯑꯣ ꯃꯈꯥ ꯆꯠꯊꯔꯣ ꯌꯥꯝ ꯊꯤ ꯍꯩꯕ ꯅꯨꯄꯥꯅꯦ ꯕꯤꯖꯤꯅꯦꯁꯇ ꯑꯦꯅꯤꯊꯤꯡ ꯃꯥꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯆꯠꯊꯔꯣ ꯕ꯭ꯂꯣꯛ ꯑꯃ ꯆꯠꯊꯔꯣ ꯃꯈꯥ ꯆꯠꯊꯔꯣ ꯃꯈꯥ ꯆꯠꯊꯔꯣ ꯁꯤꯁꯦ ꯑꯝꯇ ꯍꯥꯏꯔꯣ ꯑꯃ ꯍꯦꯛꯇ ꯄ꯭ꯂꯦ ꯇꯧꯔꯣ ꯗꯤꯁ ꯕꯤꯠ ꯋꯨꯗ ꯍꯦꯚ ꯀꯤꯜ ꯗꯤꯁ ꯔꯦꯄꯔꯁꯦ ꯃꯊꯛꯀꯤꯁꯦ ꯁꯤꯁꯦ ꯁꯤꯗ ꯃꯥꯒꯤ ꯁ꯭ꯇꯣꯔꯤ ꯌꯥꯎꯕ꯭ꯔ ꯌꯦꯡꯒꯦ ꯃꯥ ꯀꯩꯗꯧꯕꯒꯤ ꯊꯥꯎ ꯑꯝꯇ ꯂꯥꯛꯇ꯭ꯔꯦ ꯁꯦ ꯃꯥꯏ ꯃꯔꯝꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯀꯦꯕ ꯀ꯭ꯂꯣꯖ ꯇꯧꯔꯣ ꯁꯤ ꯅꯨꯄꯥꯁꯦ ꯀꯩꯗꯧꯏ ꯍꯥꯏꯕꯁꯦ ꯃꯥꯏ ꯃꯔꯝꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯀꯦꯕ ꯃꯥꯅ ꯍꯧꯗꯣꯛꯈꯤ 2014 2015 ꯁ꯭ꯋꯥꯏꯗ ꯍꯧꯗꯣꯛꯈꯤꯕꯅꯦ ꯑꯩ ꯅꯤꯡꯁꯤꯡꯉꯦ ꯀꯥꯝ ꯂꯩꯔꯝꯕ ꯃꯥꯒꯤ ꯖꯁ ꯀꯤꯕꯣꯔꯗ ꯑꯃ ꯄꯥꯏꯔ ꯍꯧꯗꯣꯛꯑꯝꯕ ꯃꯤꯅꯦ ꯃꯥꯁꯦ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯋꯦꯕꯁꯥꯏꯠ ꯂꯩ ꯃꯥꯒꯤ ꯋꯦꯕꯁꯥꯏꯠꯇ ꯃꯥꯒꯤ ꯕꯤꯠ ꯃꯌꯥꯝ ꯂꯣꯏ ꯌꯣꯜꯂꯦ ꯃꯥꯅ ꯁꯥꯔꯤꯕ ꯃꯥꯅ ꯃꯁꯥꯒꯤ ꯇꯦꯂꯦꯟꯁꯦ ꯑꯝꯇ ꯃꯥꯡꯍꯟꯗꯦꯕ ꯃꯁꯥꯅ ꯁꯥꯖꯔꯤꯕ ꯕꯤꯠ ꯃꯌꯥꯝꯁꯤꯡꯁꯦ ꯃꯥꯅ ꯌꯨꯇ꯭ꯌꯨꯕꯁꯤꯗꯒꯤ ꯑꯣꯗꯤꯌꯟꯁ ꯃꯌꯥꯝꯁꯤꯡ ꯂꯥꯛꯑꯅꯤ ꯑꯣꯗꯤꯌꯟꯁꯁꯤꯅ ꯃꯥꯏ ꯕꯤꯠꯁꯦ ꯍꯧꯖꯤꯛ $300 $299 ꯑꯗꯒꯤꯗꯤ $50 $299ꯒꯁꯦ ꯅꯪ ꯈꯜꯂꯨ ꯀꯌꯥꯃꯨꯛ ꯌꯥꯝ ꯇꯥꯜꯂꯝꯃꯅꯤ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯍꯧꯖꯤꯛ ꯃꯔꯁꯦꯟꯗꯥꯏꯁ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯂꯥꯏꯐ ꯀ꯭ꯂꯣꯊꯤꯡ ꯀꯥꯏꯅ ꯃꯥꯒꯤ ꯇꯤ ꯁꯔꯠ ꯀ꯭ꯂꯣꯊꯤꯡ ꯂꯣꯏ ꯂꯩꯕꯅꯦꯕꯀꯣ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯔꯛꯏꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯥꯒꯤ ꯑꯣꯟꯂꯤ ꯇꯧꯔꯤ ꯄꯣꯠꯁꯦ ꯅꯣꯏ ꯅꯁꯥꯅ ꯈꯪꯉꯣꯕ ꯏꯟꯗꯁꯇ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯋꯔꯛ ꯇꯧꯔꯤꯒꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯦꯚ꯭ꯔꯤ ꯏꯟꯗꯁꯇ꯭ꯔꯤꯗ ꯃ꯭ꯌꯨꯖꯤꯛꯀꯤ ꯏꯟꯗꯁꯇ꯭ꯔꯤꯗ ꯃꯥꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯀ꯭ꯂꯣꯊꯤꯡ ꯏꯟꯗꯁꯇ꯭ꯔꯤꯗ ꯑꯃꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯗꯒꯤꯗꯤ ꯑꯦꯖꯨꯀꯦꯁꯟꯒꯤ ꯏꯟꯗꯁꯇ꯭ꯔꯤꯗ ꯑꯃꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯗꯒꯤꯗꯤ ꯀꯣꯁꯃꯦꯇꯤꯛꯁꯀꯤ ꯏꯟꯗꯁꯇ꯭ꯔꯤꯗ ꯑꯃꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯀꯃꯥꯏꯅ ꯋꯔꯛ ꯇꯧꯔꯤꯒꯦ ꯁꯤ ꯃꯌꯥꯝꯁꯦ ꯒꯦꯝꯗ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯑꯗꯩ ꯅꯣꯏ ꯃꯌꯥꯝꯗ ꯍꯧꯖꯤꯛ ꯑꯩꯅ ꯑꯩꯒꯤ ꯑꯥꯏꯗꯣꯜ ꯅꯤꯞꯁꯤ ꯍꯁꯜꯁꯦ ꯍꯧꯖꯤꯛ ꯂꯩꯈꯤꯗ꯭ꯔꯦ ꯅꯤꯞꯁꯤ ꯍꯁꯜꯒꯤ ꯃꯥꯔꯀꯦꯠꯁꯦ ꯀꯃꯥꯏꯅ ꯋꯔꯛ ꯇꯧꯏ ꯍꯥꯏꯒꯦꯕ ꯍꯣꯏ ꯐꯔꯁꯇ ꯃꯥꯁꯦ ꯔꯦꯄꯔꯅꯦ ꯔꯦꯄꯔꯁꯦ ꯀꯩꯅꯣ ꯃꯥꯏ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟ ꯑꯆꯧꯕ ꯑꯃ ꯂꯩꯈ꯭ꯔꯕꯅꯦꯕ ꯑꯗꯨ ꯂꯩꯔ ꯃꯇꯨꯡꯗ ꯃꯥꯁꯦ ꯀꯩꯗꯧꯏ ꯃꯥꯅ ꯄꯣꯗꯀꯥꯁ ꯈꯨꯗꯤꯡꯒꯤ ꯆꯠꯂꯤꯕ ꯋꯥ ꯉꯥꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯃꯦꯔꯥꯊꯣꯟ ꯀꯟꯇꯤꯅ꯭ꯌꯨꯁ ꯍꯥꯏꯁꯦ ꯃꯥꯏ ꯀ꯭ꯂꯣꯇꯤꯡ ꯕ꯭ꯔꯦꯟꯅꯦꯕ ꯃꯥꯅ ꯐꯥꯎꯕ ꯍꯦꯟꯒꯠꯂꯛꯏꯉꯩ ꯃꯤꯅ ꯃꯁꯛ ꯈꯪꯕ ꯍꯦꯟꯒꯠꯂꯛꯏꯉꯩ ꯃꯥꯏ ꯄ꯭ꯔꯗꯛꯁꯦ ꯃꯤꯅ ꯈꯪꯕ ꯍꯦꯟꯒꯠꯂꯛꯏꯉꯩ ꯃꯥꯏ ꯄ꯭ꯔꯗꯛꯁꯦ ꯁꯦꯜ ꯇꯧꯕ ꯍꯦꯟꯒꯠꯂꯛꯀꯗꯣꯏꯅꯦꯕ ꯁꯤꯗ ꯁꯤꯝꯄꯜ ꯑꯣꯏꯕ ꯋꯥꯔꯗꯅꯤ ꯁꯤ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯅꯦ ꯑꯣꯟꯂꯥꯏꯟ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯑꯩꯕꯨꯛꯇ ꯂꯩꯅꯤꯡꯉꯦ ꯃꯥꯏ ꯄ꯭ꯔꯗꯛꯇꯣ ꯂꯩꯕ ꯉꯝꯗꯕꯩꯅꯦ ꯍꯥꯏꯗꯤ ꯑꯃꯦꯔꯤꯀꯥꯗꯩ ꯂꯩꯕ ꯌꯥꯗꯕꯅꯤ ꯂꯩꯗꯕꯩꯅꯦꯕ ꯑꯩꯕꯨꯛꯇ ꯂꯩꯅꯤꯡꯉꯤꯅꯦꯕ ꯕꯠ ꯑꯗꯨ ꯄꯣꯠ ꯃꯌꯥꯝꯁꯤꯗ ꯒ꯭ꯌꯥꯟ ꯇꯧꯕ ꯄꯣꯠ ꯃꯌꯥꯝꯁꯤꯗ ꯀꯃꯥꯏꯅ ꯃꯥꯔꯀꯦꯠꯁꯦ ꯁꯤ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯃꯣꯏꯒꯤ ꯂꯣꯖꯤꯛꯁꯦ ꯍꯣꯠꯂꯣꯕ ꯀꯃꯥꯏꯅ ꯋꯔꯛ ꯇꯧꯏ ꯃꯌꯥꯝꯁꯤꯡꯁꯦ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯜꯂꯤ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯏꯁꯦ ꯃꯨꯟꯅ ꯚꯥꯞ ꯇꯥꯔꯣ ꯑꯜꯄꯦꯁ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯀꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯇꯥꯏ ꯃꯨꯟꯅ ꯚꯥꯞ ꯇꯧ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯀꯥꯏꯜ ꯕꯤꯠꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯒꯤ ꯍꯧꯖꯤꯛ ꯁꯤꯂꯣꯡꯗ ꯂꯩꯕ ꯁꯤꯂꯣꯡ ꯃꯆꯥ ꯑꯃꯒꯤ ꯋꯥꯔꯤ ꯂꯤꯔꯛꯀꯦꯕ ꯍꯥꯡꯗꯣꯔꯛꯑꯣ ꯅꯤꯂꯀꯥꯟꯇ ꯅꯣꯏ ꯉꯛꯀꯅꯤ ꯁ꯭ꯇꯅ ꯕꯤꯠꯁ ꯇꯥꯕ ꯌꯥꯎꯔꯕ ꯁ꯭ꯇꯅ ꯕꯤꯠꯁ ꯍꯥꯏꯁꯦ ꯍꯥꯡꯗꯣꯛꯑꯣ ꯅꯤꯂꯀꯥꯟꯇ ꯁ꯭ꯇꯅ ꯕꯤꯠꯁꯀꯤ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯗꯣꯔꯛꯑꯣ ꯁꯤ ꯑꯩꯈꯣꯏ ꯁꯤꯂꯣꯡ ꯃꯆꯥꯅꯦꯕ ꯒꯨꯍꯥꯇꯤ ꯃꯆꯥꯅꯦꯕ ꯕꯠ ꯃꯥꯁꯦ ꯐꯣꯔꯦꯟꯒꯤ ꯔꯦꯄꯔ ꯃꯌꯥꯝꯁꯤꯡꯒ ꯑꯐꯥꯎ ꯑꯐꯥꯎꯕ ꯐꯣꯔꯦꯟꯒꯤ ꯔꯦꯄꯔ ꯃꯌꯥꯝꯁꯤꯡꯒ ꯃꯥ ꯋꯔꯛ ꯇꯧꯏ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯏꯟꯗꯤꯌꯥꯒꯤ ꯔꯦꯄꯔ ꯗꯤꯚꯥꯏꯟꯒꯁꯦ ꯒꯂꯤ ꯒꯦꯡꯒꯁꯦ ꯃꯥꯅ ꯂꯣꯏ ꯋꯔꯛ ꯇꯧꯕ ꯅꯨꯄꯥꯅꯦ ꯃꯥꯁꯦ ꯀꯃꯥꯏꯅ ꯋꯔꯛ ꯇꯧꯔꯤꯅꯣ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯌꯦꯡꯉꯣ ꯃꯥꯔꯀꯦꯠꯁꯦ ꯀꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯌꯦꯡꯉꯣ ꯁꯤ ꯃꯌꯥꯝ ꯎꯠꯂꯛꯏꯁꯦ ꯑꯩꯅ ꯗꯤꯖꯤꯇꯦꯜ ꯉꯥꯛꯇꯅꯦꯕ ꯆꯠꯊꯔꯣ ꯃꯥꯏꯁꯦ ꯀ꯭ꯂꯣꯖ ꯇꯧꯔꯣ ꯃꯥꯏꯁꯦ ꯁꯤꯗꯩ ꯅꯣꯏꯅ ꯌꯥꯝ ꯐꯪꯉꯔꯣꯏ ꯀꯩꯅꯣ ꯁꯤ ꯅꯨꯄꯥꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯥꯁꯦ ꯑꯩꯈꯣꯏ ꯈꯪꯅꯔꯛꯄ ꯃꯇꯝꯗ ꯃꯥꯁꯦ ꯀꯩꯁꯨ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯝꯕ ꯅꯠꯇꯦꯕ ꯑꯗꯣ ꯃꯥꯅ ꯇꯧ ꯃꯥꯏ ꯕꯤꯖꯤꯅꯦꯁꯁꯦ ꯀꯃꯥꯏꯅ ꯑꯣꯟꯊꯣꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯕꯤꯠꯁꯦ ꯄ꯭ꯔꯗ꯭ꯌꯨꯁ ꯇꯧꯔꯀꯥꯟꯗ ꯃꯥꯏ ꯃꯁꯥꯒꯤ ꯋꯦꯕꯁꯥꯏꯠ ꯍꯥꯡꯗꯣꯛꯈ꯭ꯔꯦꯕ ꯍꯥꯡꯗꯣꯛꯈ꯭ꯔꯀꯥꯟꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯃꯥꯅ ꯃꯁꯛ ꯎꯠꯇꯕꯤꯗ ꯃꯥꯒꯤ ꯚ꯭ꯌꯨꯠ ꯃꯌꯥꯝꯁꯦ ꯁꯨꯝ ꯊꯥꯗꯕ ꯍꯧꯔꯦ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯄꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥ ꯃꯨꯝꯕꯥꯏꯒꯤ ꯑꯥꯔꯇꯤꯁ ꯑꯆꯧ ꯑꯗꯒꯤ ꯃꯄꯥꯟꯒꯤ ꯑꯥꯔꯇꯤꯁ ꯑꯆꯧ ꯃꯤꯁꯤꯡꯒ ꯋꯔꯛ ꯇꯧꯈ꯭ꯔꯦ ꯂꯥꯛꯄꯇꯤ ꯀꯔꯣꯔꯄꯇꯤꯅꯤ ꯍꯧꯖꯤꯛ ꯑꯣꯏꯈ꯭ꯔꯤꯁꯦ ꯍꯧꯖꯤꯛ ꯄꯥꯋꯔꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯄꯥꯋꯔꯁꯦ ꯕꯦꯂꯦꯟꯁꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯩꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯃ꯭ꯌꯨꯖꯤꯛ ꯏꯟꯗꯁꯇ꯭ꯔꯤꯗ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯒꯤꯗꯤ ꯐꯨꯗ ꯏꯟꯗꯁꯇ꯭ꯔꯤꯗ ꯀꯃꯥꯏꯅ ꯇꯧꯏ ꯂꯣꯏ ꯎꯠꯂꯤꯅꯦꯕ ꯅꯣꯏ ꯃꯌꯥꯝꯗ ꯗꯤꯖꯤꯇꯦꯜꯁꯦ ꯀꯃꯥꯏꯅ ꯋꯔꯛ ꯇꯧꯔꯤꯒꯦ ꯍꯥꯏꯕꯁꯦ ꯅꯣꯏ ꯃꯌꯥꯝꯗ ꯈꯪꯍꯜꯂꯛꯏꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯣꯏꯗꯕ꯭ꯔꯣ ꯀꯣꯛꯇ ꯆꯪꯉꯤꯕ꯭ꯔꯣ ꯆꯪꯗꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯡꯁꯦ
चंगी सर चंगी सर चंगी सर चंगी सर ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯦ ꯑꯩꯈꯣꯏ ꯍꯥꯏ ꯑꯆꯤꯚꯔꯁ ꯃꯌꯥꯝꯁꯤꯡꯁꯦ ꯅ꯭ꯌꯨ ꯋꯦꯁ ꯑꯣꯐ ꯊꯤꯡꯀꯤꯡꯁꯦ ꯄꯣꯔꯛꯑꯁꯦꯕ ꯑꯩꯈꯣꯏꯁꯦ ꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯑꯩꯒꯤ ꯁꯥꯇ꯭ꯔꯗ ꯍꯥꯏꯔꯤꯁꯦ ꯃꯣꯏ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯗ ꯑꯩꯈꯣꯏ ꯑꯜꯄꯦꯁꯇꯒ ꯍꯥꯏꯔꯤꯁꯦ ꯑꯗꯒꯤ ꯅꯤꯂꯀꯥꯟꯇꯗꯒ ꯍꯥꯏ ꯀꯦꯕꯗꯒ ꯍꯥꯏ ꯅꯣꯏ ꯃꯌꯥꯝꯗꯁꯨ ꯍꯧꯖꯤꯛ ꯍꯥꯏꯔꯗꯕꯅꯦ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯅꯣꯔꯠ ꯏꯁꯇ ꯃꯅꯤꯄꯨꯔꯗ ꯑꯦꯅꯤ ꯀꯣꯟꯇꯦꯟ ꯂꯥꯛꯄ ꯃꯇꯝꯗ ꯃꯣꯏꯒꯤ ꯑꯁꯤ ꯗꯦꯅꯤꯜ ꯃꯣꯏꯔꯥꯡꯊꯦꯝ ꯃꯣꯏ ꯀꯥꯡꯕꯨ ꯍꯥꯏ ꯑꯆꯤꯚꯔꯁ ꯀꯥꯡꯕꯨꯁꯤꯡꯒꯤ ꯀꯣꯟꯇꯦꯟꯁꯦ ꯀꯩ ꯕꯦꯔꯥꯅꯦ ꯃꯣꯏ ꯃꯩꯅꯦ ꯃꯣꯏ ꯀꯣꯟꯇꯦꯟꯁꯤꯡꯁꯦ ꯃꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯀꯣꯟꯇꯦꯟ ꯃꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯃꯣꯏꯅ ꯇꯧꯔꯛꯏ ꯄꯣꯠ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝꯁꯤꯡꯁꯦ ꯄꯨꯔꯥ ꯗꯤꯐ꯭ꯔꯦꯟ ꯋꯦꯅꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯃꯛꯅꯦꯕ ꯑꯩꯅ ꯍꯥꯏꯅꯍꯟꯅꯤꯡꯉꯤ ꯃꯌꯥꯝꯁꯤꯡꯁꯦ ꯃꯌꯥꯝꯁꯦ ꯍꯥꯏ ꯂꯦꯚꯦꯜꯅꯦ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯌꯦꯡꯅꯤꯡꯗꯕ ꯑꯃꯁꯨ ꯌꯥꯎꯔꯦ ꯌꯦꯡꯅꯤꯡꯗꯕ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯕꯁꯦ ꯃꯤꯅ ꯀꯩꯅꯣ ꯌꯦꯡꯅꯤꯡꯗꯕ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯐꯖꯅ ꯒ꯭ꯔꯣ ꯇꯧꯔꯕꯅꯦ ꯁꯣ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯃꯛꯏ ꯑꯗꯨꯅꯕꯨ ꯅꯣꯏꯗ ꯍꯧꯖꯤꯛ ꯅ꯭ꯌꯨ ꯂꯦꯚꯦꯜꯁꯦ ꯑꯩꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕ ꯍꯧꯔꯛꯏꯅꯦꯕ ꯀꯣꯔꯁꯁꯦ ꯃꯅꯨꯡ ꯌꯧꯅ ꯆꯪꯁꯤꯟꯗ꯭ꯔꯤꯀꯥꯟꯗ ꯅꯣꯏꯅ ꯀꯩꯅꯣ ꯄꯣꯠꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯛꯑꯣꯕꯀꯣ ꯑꯗꯨꯅ ꯅꯣꯏꯒꯤ ꯑꯩꯉꯣꯟꯗ ꯔꯣꯗ ꯃꯦꯞꯇꯤ ꯂꯣꯏ ꯂꯩꯔꯦ ꯔꯣꯗ ꯃꯦꯞꯇꯤ ꯂꯩꯇꯥꯔꯁꯨ ꯃꯥꯔꯀꯦꯠꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯚꯥꯞ ꯇꯥꯜꯂꯛꯏꯅꯦ ꯅꯣꯏꯗꯤ ꯀꯃꯥꯏꯅ ꯋꯔꯛ ꯇꯧꯏ ꯀꯩꯗꯧꯏ ꯍꯥꯏꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯈꯪꯍꯜꯂꯛꯏꯅꯦ ꯅꯣꯏꯗ ꯉꯥꯏꯈꯣ ꯑꯩ ꯐꯣꯟ ꯑꯃ ꯂꯥꯛꯑꯦ ꯁꯦꯀꯦꯟ ꯑꯃꯇꯪ ꯑꯩꯉꯣꯟꯗ ꯍꯜꯂꯣ ꯏꯌꯥꯝꯕ ꯏꯌꯥꯝꯕ ꯑꯩ ꯄꯥꯎ ꯇꯧꯔꯛꯀꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣꯗꯅꯤ ꯏꯌꯥꯝꯕꯗ ꯑꯩ ꯏꯃꯥꯝ ꯒꯨꯋꯥꯍꯥꯇꯤ ꯂꯥꯛꯑꯕꯣ ꯌꯥꯏ ꯑꯩ ꯏꯌꯥꯝꯕꯗ ꯑꯩ ꯉꯥꯛꯇꯪ ꯂꯩꯔ ꯐꯣꯟ ꯇꯧꯖꯔꯛꯀꯅꯤ ꯏꯌꯥꯝꯕꯗ ꯑꯩ ꯋꯥꯔꯤ ꯁꯥ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯔꯛꯝꯃꯤꯗꯣ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯕꯠ ꯑꯦꯅꯤꯋꯦ ꯚꯥꯞ ꯇꯥꯔꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯚꯥꯞ ꯇꯥꯔꯕ ꯑꯩꯅ ꯍꯥꯏꯔꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯕ ꯃꯥꯔꯀꯦꯠꯁꯦ ꯀꯅꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯀꯅꯥ ꯒ꯭ꯌꯥꯟ ꯇꯥꯔꯤ ꯀꯅꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯂꯟꯆꯦꯟꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ खगा तारे ꯀꯃꯥꯏꯅ ꯇꯧꯋꯤ ꯂꯟꯆꯦꯟꯕ ꯅꯪ ꯁꯤ ꯑꯍꯥꯟꯕ ꯁꯤꯒꯤ ꯀ꯭ꯂꯥꯁꯁꯦ ꯌꯥꯎꯕꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩꯅ ꯍꯥꯟꯅ ꯈꯜꯂꯨꯏꯗꯨꯒ ꯌꯥꯝ ꯈꯦꯠꯅꯔꯝꯕ ꯃꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯅꯪ ꯍꯥꯟꯅ ꯈꯜꯂꯨꯏꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯅ ꯁꯤꯁꯇꯦꯝꯁꯦ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯁꯦ ꯍꯥꯏꯗꯤ ꯁꯥꯔꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯈꯔꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯑꯩꯅ ꯑꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯀꯥꯏꯅꯒ ꯈꯟꯖꯕ ꯑꯗꯨꯗ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯎꯋꯦꯕ ꯁꯤꯗꯤ ꯌꯥꯝ ꯋꯥꯠꯂꯤ ꯑꯩ ꯃꯊꯪ ꯃꯊꯪ ꯇꯥꯛꯊꯔꯛꯀꯦ ꯀꯩꯗꯧꯔꯒꯦ ꯁꯤꯗꯤ ꯌꯥꯝ ꯋꯥꯠꯂꯤ ꯀꯃꯥꯏ ꯀꯩꯗꯧ ꯄꯩꯁꯥꯁꯦ ꯀꯃꯥꯏꯅ ꯇꯥꯟꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯊꯪ ꯃꯊꯪ ꯇꯥꯛꯂꯛꯀꯦꯕ ꯑꯗꯣ ꯑꯩ ꯅꯣꯏ ꯃꯌꯥꯝꯗꯩ ꯄꯥꯝꯃꯤꯁꯦ ꯂꯥꯛꯀꯗꯧꯔꯤ ꯃꯌꯥꯝꯁꯤꯡꯗꯁꯨ ꯏꯆ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯋꯥꯟꯗꯒꯤ ꯅꯣꯏ ꯃꯌꯥꯝꯗꯒꯤ ꯑꯩ ꯐꯥꯏꯌꯔ ꯑꯦꯅꯔꯖꯤ ꯑꯃꯃꯝ ꯂꯣꯏ ꯄꯥꯝꯃꯦꯕ ꯐꯥꯏꯌꯔ ꯑꯦꯅꯔꯖꯤ ꯍꯥꯏꯕꯗꯤꯀꯣ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏ ꯑꯩꯅ ꯍꯪꯉꯤꯅ ꯀꯩ ꯇꯧ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯀꯝꯐꯣꯔꯠ ꯖꯣꯟꯗꯩ ꯊꯣꯛꯇꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯁꯤꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕꯀꯣ ꯍꯩꯅꯕ ꯊꯕꯛꯇꯨꯗꯪ ꯁꯨꯝ ꯇꯧ ꯂꯩꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯗꯤ ꯏꯃꯨꯡꯗ ꯑꯗꯨꯝ ꯐꯝ ꯂꯩꯔꯣ ꯍꯥꯏꯔꯛꯇꯣꯏꯕ ꯑꯩꯅ ꯍꯩꯅꯗꯕ ꯊꯕꯛꯁꯦ ꯇꯧ ꯇꯥꯕꯅꯦ ꯑꯍꯥꯟꯕꯗ ꯑꯩꯅꯀꯣ ꯑꯩꯁꯦ ꯃꯅꯤꯄꯨꯔꯤꯗ ꯀꯣꯟꯇꯦꯟ ꯀ꯭रिꯌꯦꯠ ꯇꯧꯕ ꯁꯨꯡꯍꯩ ꯍꯩꯅꯔꯝꯗꯦꯕ ꯑꯩꯁꯦ ꯁꯨꯡꯍꯩ ꯍꯩꯅꯔꯝꯗꯦꯕ ꯕꯠ ꯑꯃꯨꯛꯇꯪ ꯇꯧꯈ꯭ꯔꯀꯥꯟꯗꯗꯤ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯔꯦꯕ ꯑꯩꯉꯣꯟꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯏꯟꯠꯁꯦ ꯀꯩꯅꯣ ꯅꯣꯏ ꯃꯌꯥꯝ ꯃꯔꯛꯇ ꯈꯟꯕ ꯌꯥꯎꯔꯝꯒꯅꯤ ꯍꯧꯖꯤꯛ ꯁꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯤꯕꯨ ꯑꯩꯅ ꯇꯧꯗꯣꯏꯁꯤ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯀꯣꯟꯇꯦꯟ ꯁꯦꯝꯕ ꯍꯩꯇꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯩꯇꯦ ꯑꯗꯩ ꯕꯤꯖꯤꯅꯦꯁꯁꯦ ꯀꯃꯥꯏꯅ ꯑꯗꯨ ꯍꯩꯇꯕꯩꯗꯃꯛꯇ ꯅꯣꯏ ꯁꯤ ꯂꯥꯛꯏꯁꯦ ꯑꯗꯨꯗꯣ ꯒ꯭ꯔꯣ ꯇꯧꯁꯦ ꯍꯥꯏꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯒ꯭ꯔꯣ ꯇꯧꯁꯦ ꯅ꯭ꯌꯨ ꯂꯦꯚꯦꯜꯗꯣ ꯂꯥꯛꯇ ꯃꯤꯅ ꯇꯧꯅꯕ ꯄꯣꯠꯇꯣ ꯁꯨꯝ ꯇꯧ ꯂꯩꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯅꯣꯏꯁꯨ ꯃꯤ ꯃꯌꯥꯝ ꯃꯔꯛꯇ ꯑꯗꯨꯝ ꯌꯥꯎꯔꯨꯔꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯗꯣ ꯁꯤꯗ ꯂꯥꯛꯄꯅꯤꯅ ꯇꯧꯕ ꯄꯣꯠꯇꯣ ꯅ꯭ꯌꯨ ꯋꯦꯗ ꯂꯥꯛꯇꯥꯕꯅꯦ ꯑꯍꯥꯟꯕꯗ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯜꯄꯦꯁꯁꯦ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯍꯧꯖꯤꯛ ꯑꯜꯄꯦꯁꯁꯦ ꯅꯣꯏ ꯑꯩ ꯂꯣꯏ ꯁꯥꯇ꯭ꯔ ꯉꯥꯛꯇꯅꯦ ꯑꯜꯄꯦꯁꯁꯦ ꯍꯧꯖꯤꯛ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯁꯦ ꯀꯣꯟꯇꯦꯟ ꯀ꯭रिꯌꯦꯠ ꯇꯧꯅꯤꯡꯗꯦ ꯑꯗꯨ ꯇꯧꯅꯤꯡꯗꯦ ꯑꯗꯥ ꯇꯧꯅꯤꯡꯗꯦ ꯍꯥꯏꯕ ꯃꯤꯅꯦꯕ ꯕꯠ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯀꯣꯟꯇꯦꯟꯁꯦ ꯑꯩꯅ ꯇꯥꯛꯇꯕꯤꯗ ꯃꯥ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯒꯁꯦ ꯃꯥ ꯍꯧꯖꯤꯛ ꯀꯣꯟꯇꯦꯟ ꯊꯥꯖꯤꯜꯂꯛꯑꯦ ꯃꯥ ꯍꯧꯖꯤꯛ ꯀ꯭रिꯌꯦꯠ ꯇꯧꯔ ꯍꯧꯖꯤꯛ ꯃꯅꯤꯡꯗ ꯆꯦꯜꯍꯟꯗꯅ ꯑꯗꯨ ꯇꯧꯗꯅ ꯑꯗꯥ ꯇꯧꯗꯅ ꯊꯥꯖꯤꯜꯂꯛꯑꯦ ꯃꯥ ꯁꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯏꯟꯠꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯦꯁ ꯅꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯣꯏꯒꯤ ꯃꯥꯏꯟꯗꯣ ꯍꯥꯟꯅ ꯂꯩꯔꯝꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯕ ꯌꯥꯏ ꯕꯠ ꯏꯠꯁ ꯑꯣꯀꯦ ꯑꯩ ꯑꯟꯗꯔꯁꯇꯦꯟ ꯇꯧꯋꯦ ꯑꯗꯨꯕꯨ ꯁꯤꯗ ꯂꯥꯛꯇꯥꯔꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯅ꯭ꯌꯨ ꯋꯦꯁꯦ ꯄꯨꯔꯛꯅꯕ ꯍꯣꯠꯅꯖꯦ ꯍꯥꯏꯕꯅꯦꯕ ꯑꯩ ꯍꯥꯏꯁꯦ ꯕꯠ ꯍꯥꯟꯅꯩ ꯐꯤꯕꯝꯗꯁꯨ ꯁꯨꯝ ꯂꯩꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯗ ꯂꯥꯛꯄꯩ ꯀꯩ ꯀꯥꯟꯅꯔꯤꯒꯦ ꯀꯥꯟꯅꯕ꯭ꯔꯣ ꯀꯥꯟꯅꯗꯕ꯭ꯔꯣ ꯁꯤ ꯂꯥꯛꯄꯩ ꯀꯩ ꯀꯥꯟꯅ ꯁꯤ ꯂꯥꯛꯏꯁꯦ ꯅ꯭ꯌꯨ ꯋꯦ ꯑꯣꯐ ꯊꯤꯡꯀꯤꯡꯁꯦ ꯄꯣꯔꯛꯀꯦ ꯏꯟꯀꯝꯗ ꯆꯦꯟꯖꯦꯁ ꯄꯨꯔꯛꯀꯦ ꯑꯗꯩ ꯇꯧꯒꯗꯣꯏ ꯊꯕꯛ ꯃꯌꯥꯝꯁꯤꯡꯁꯦ ꯑꯅꯧꯕ ꯁ꯭ꯇꯥꯏꯜꯗ ꯇꯧꯔꯛꯀꯦꯅ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨ ꯄꯣꯠꯇꯣ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯀꯝꯐꯣꯔꯠ ꯖꯣꯟꯗ ꯁꯨꯝ ꯂꯩꯔꯒ ꯑꯗꯨ ꯄꯣꯠꯇꯣ ꯍꯩꯗꯣꯏ ꯃꯥꯟꯗꯦ ꯍꯥꯏ ꯇꯥꯔꯗꯤ ꯅꯁꯥꯅ ꯕ꯭ꯂꯣꯛ ꯆꯠꯆ ꯇꯥꯕ ꯑꯗꯨꯝ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛ ꯌꯦꯡꯉꯣ
ꯁ꯭ꯀꯤꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯚꯔꯠ ꯇꯧꯕ ꯌꯥꯏꯕ ꯍꯧꯖꯤꯛ ꯅꯣꯏꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯁꯤꯗꯥꯔꯊ ꯔꯥꯖꯁꯦꯈꯔ ꯈꯪꯕ꯭ꯔꯥ ꯌꯨ ꯅꯣ ꯁꯤꯗꯥꯔꯊ ꯔꯥꯖꯁꯦꯈꯔ ꯈꯪꯉꯦ ꯀꯔꯣꯔꯄꯇꯤ ꯀꯃꯥꯏꯅ ꯀꯔꯣꯔꯄꯇꯤ ꯑꯣꯏꯅꯣ ꯑꯩꯁꯨ ꯃꯥꯒꯤ ꯁꯥꯇ꯭ꯔ ꯑꯃꯅꯤ ꯂꯦꯚꯦꯜ 1ꯒꯤ ꯕꯠ ꯑꯩꯅ ꯃꯥꯒꯤ ꯀꯣꯆꯤꯡ ꯌꯥꯎꯕꯒꯤ ꯃꯥꯏꯟꯁꯦꯠꯇꯤ ꯃꯌꯥꯝꯒ ꯃꯌꯥꯝꯗꯩ ꯇꯣꯉꯥꯜꯂꯦꯕ ꯀꯩꯒꯤꯅꯣ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯑꯩ ꯎꯠꯂꯛꯀꯦ ꯁꯤꯗꯥꯔꯊ ꯔꯥꯖꯁꯦꯈꯔ ꯑꯝꯇ ꯎꯠꯂꯣ ꯅꯤꯂꯀꯥꯟꯇ Okay, sir. ꯔꯨꯖꯤꯠ ꯒ꯭ꯌꯥꯟ ꯇꯥꯔꯤꯀꯣ ꯀꯣꯛꯇ ꯄꯥꯏꯁꯟꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯚꯦꯂꯨ ꯂꯩꯕ꯭ꯔꯣ ꯂꯩꯇꯕ꯭ꯔꯣ ꯂꯩꯌꯦ ꯁꯥꯔ ꯂꯩ ꯌꯦꯕꯥ ꯁꯥꯔ ꯀꯣꯛꯇ ꯆꯪꯉꯤꯕꯣ ꯑꯧ ꯆꯪꯉꯤ ꯁꯥꯔ ꯌꯦꯡꯉꯣ 3 crores in 1 year ꯒ ꯍꯥꯏꯁꯦ ꯃꯥꯒꯤ ꯁꯥꯇ꯭ꯔꯅ ꯑꯦꯆꯤꯞ ꯇꯧꯕꯒꯤ ꯁꯣ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯇꯣꯏꯅꯦ 4 lakhs in 6 months ꯀꯥꯏꯅꯀꯣ ꯂꯣꯏ ꯊꯣꯛꯂꯛꯇꯣꯏꯅꯦ ꯑꯗꯨ ꯊꯣꯛꯅꯕꯅꯦ ꯑꯩꯅ ꯁꯤ ꯂꯩꯁꯦ ꯍꯧꯖꯤꯛ ꯄ꯭ꯂꯦ ꯇꯧꯔꯣ ꯑꯝꯇ ꯄ꯭ꯂꯦ ꯇꯧꯔꯣ The reason for which I came into teaching was not there. Education was actually missing. It was only the rat race, comparison, competition, pressure, a child proving himself to the society. ꯌꯥꯏ ꯁꯤ ꯀꯛꯊꯠꯂꯣ ꯃꯥ ꯌꯥꯎꯗ꯭ꯔꯦ ꯍꯣꯔꯦꯟ ꯌꯦꯡꯉꯣ ꯁꯤꯗꯥꯔꯊ ꯔꯥꯖꯁꯦꯈꯔ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯁꯤ ꯅꯨꯄꯥꯁꯤꯅꯦꯕꯀꯣ ꯃꯥꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯃꯥꯅ ꯇꯧꯔꯤꯁꯤꯅ ꯀꯣꯔꯁ ꯀ꯭ꯔꯤꯌꯦꯇꯔ ꯃꯌꯥꯝꯁꯦ ꯀꯣꯆꯤꯡ ꯏꯟꯗꯁꯇ꯭ꯔꯤꯗ ꯂꯩꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯁꯤꯒꯤ ꯅꯤꯁꯁꯦ ꯃꯥꯅ ꯄꯥꯏꯌꯦꯕ ꯃꯥꯏ ꯂꯦꯚꯦꯜ 1 ꯂꯦꯚꯦꯜ 2 ꯂꯦꯚꯦꯜ 3 ꯑꯩꯅ ꯂꯦꯚꯦꯜ 1 ꯂꯩꯒꯤ ꯃꯇꯝꯗ 20,000 ꯑꯣꯏꯈꯤꯕꯅꯦ ꯑꯗꯨ ꯃꯇꯝꯗ ꯑꯩ ꯕ꯭ꯔꯣꯛ ꯆꯠꯂꯤꯀꯣ ꯃꯇꯝꯗ ꯑꯩ ꯏꯃꯥꯟꯅꯕꯗꯩ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯋꯥꯏ ꯑꯩ ꯂꯩꯔꯤꯅꯤ ꯃꯉꯣꯟꯗ ꯏ ꯑꯦꯝ ꯑꯥꯏ ꯊꯤꯈ꯭ꯔꯤꯅꯦꯕ ꯃꯇꯝꯗ ꯂꯩꯗꯕ ꯌꯥꯗꯦ ꯈꯔ ꯂꯩꯈ꯭ꯔꯤ ꯀꯣꯛ ꯉꯥꯎꯕ ꯍꯦꯟꯃꯟꯕ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯀꯣꯛ ꯉꯥꯎꯕ ꯍꯦꯟꯃꯟꯒꯤ ꯃꯇꯥꯡꯅꯦꯕ ꯑꯗ ꯃꯥꯏ ꯂꯩꯔ ꯌꯦꯡꯀꯥꯟꯗ ꯑꯩꯅ ꯃꯥꯏ ꯂꯩꯈ꯭ꯔꯤꯁꯦ ꯃꯔꯝ ꯂꯩꯌꯦꯕ ꯅꯣꯏꯅꯗꯤ ꯃꯥꯏ ꯂꯩꯕꯁꯦ ꯇꯝꯕꯩ ꯂꯩꯅꯦ ꯇꯝꯕꯩ ꯂꯩꯇꯥꯔꯁꯨ ꯑꯩꯅ ꯌꯦꯡꯉꯦ ꯃꯥꯒꯤ ꯁꯤꯁꯇꯦꯝꯁꯦ ꯀꯃꯥꯏꯅ ꯋꯔꯛ ꯇꯧꯍꯜꯂꯤꯅꯣ ꯃꯅꯨꯡꯗ ꯑꯩ ꯌꯦꯡꯕꯩ ꯂꯩꯔꯤꯅꯦꯕ ꯀꯩꯅꯣ ꯃꯥꯅ ꯊꯝꯃꯤꯁꯦ ꯀꯩꯅꯣ ꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯁꯦꯜ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅꯅꯣ ꯃꯥꯏ ꯃꯅꯨꯡꯗ ꯂꯩꯔꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯑꯩ ꯌꯦꯡꯉꯦ ꯑꯗꯨ ꯌꯦꯡꯕꯩꯗꯃꯛꯇ ꯂꯩꯔꯤꯅꯦꯕ ꯁꯣ ꯑꯗꯨ ꯋꯥꯟꯁ ꯑꯩꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯀꯥꯟꯗꯗꯤ ꯑꯣꯀꯦ ꯁꯤꯅꯤ ꯃꯥꯅ ꯇꯧꯔꯤ ꯄꯣꯠꯁꯦ ꯁꯤꯅꯤ ꯃꯥꯅ ꯇꯧꯔꯤ ꯄꯣꯠꯁꯦ ꯈꯪꯉꯦꯕ ꯁꯣ ꯁꯦꯝ ꯊꯤꯡ ꯑꯩ ꯅꯣꯏꯗ ꯍꯥꯏ ꯄꯣꯠꯁꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯀꯣꯆꯤꯡ ꯏꯟꯗꯁꯇ꯭ꯔꯤꯗ ꯃꯥ ꯄꯥꯏꯔꯦ ꯍꯧꯖꯤꯛ ꯀꯣꯆꯤꯡ ꯏꯟꯗꯤꯌꯥꯒꯤ ꯐꯥꯏꯅꯦꯁ ꯀꯣꯆꯤꯡ ꯀꯣꯆ ꯃꯌꯥꯝꯁꯤꯡꯁꯦ ꯃꯥ ꯂꯣꯏ ꯄꯥꯏꯔꯤ ꯉꯥꯛꯇꯅꯦ ꯍꯧꯖꯤꯛ ꯃꯥ ꯂꯣꯏ ꯇꯧꯔꯤ ꯉꯥꯛꯇꯅꯦ ꯍꯧꯖꯤꯛ If you are serious about changing your life, I recommend you. ꯀꯩꯅꯣ ꯅꯤꯂꯀꯥꯟꯇ ꯅꯤꯂꯀꯥꯟꯇ Yes, sir. ꯀꯩꯅꯣ Play ꯇꯧꯈꯤꯕ ꯚꯤꯗꯤꯑꯣ ꯑꯃ. ꯑꯣꯀꯦ ꯌꯥꯔꯦ ꯄꯣꯏꯟꯠꯁꯦ ꯑꯩꯅ ꯚꯥꯞ ꯇꯥꯏ ꯄꯣꯏꯟꯠꯁꯦ ꯍꯧꯖꯤꯛ ꯚꯥꯞ ꯇꯥꯔꯦꯀꯣ ꯅꯣꯏ ꯃꯌꯥꯝꯗꯗꯤ ꯃꯥꯔꯀꯦꯠꯁꯦ ꯀꯃꯥꯏꯅ ꯋꯔꯛ ꯇꯧꯏ ꯀꯩꯗꯧꯏ ꯁꯤꯁꯇꯦꯝꯁꯦ ꯀꯩꯗꯧꯏ ꯍꯥꯏ ꯃꯌꯥꯝꯁꯤꯡꯁꯦ ꯃꯨꯟꯅ ꯚꯥꯞ ꯇꯧꯕ ꯁꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦꯀꯣ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯑꯗꯨꯅ ꯅꯣꯏꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏ ꯄꯣꯠꯁꯤꯗ ꯁ꯭ꯇꯦꯞꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣꯏꯁꯦ ꯅꯣꯏ ꯍꯧꯖꯤꯛ ꯄ꯭ꯔꯗꯛ ꯄꯨꯊꯣꯛꯅꯤꯡꯕ ꯃꯤ ꯌꯥꯎꯔꯝꯒꯅꯤ ꯑꯗꯩ ꯄꯣꯗꯀꯥꯁ ꯍꯧꯗꯣꯛꯅꯤꯡꯕ ꯃꯤ ꯌꯥꯎꯔꯝꯒꯅꯤ ꯀꯣꯟꯇꯦꯟꯠ ꯀ꯭ꯔꯤꯌꯦꯇꯔ ꯑꯣꯏꯅꯤꯡꯕ ꯃꯤ ꯌꯥꯎꯔꯝꯒꯅꯤ ꯑꯗꯒꯤꯗꯤ ꯑꯦꯖꯨꯀꯦꯁꯟꯒꯤ ꯕꯤꯖꯤꯅꯦꯁꯇ ꯆꯪꯅꯤꯡꯕ ꯃꯤ ꯌꯥꯎꯔꯝꯒꯅꯤ ꯑꯗꯒꯤ ꯀꯣꯆ ꯑꯣꯏꯅꯤꯡꯕ ꯃꯤ ꯌꯥꯎꯔꯝꯒꯅꯤ ꯑꯦꯅꯤꯊꯤꯡ ꯕꯤꯖꯤꯅꯦꯁꯇꯤ ꯕꯤꯖꯤꯅꯦꯁꯅꯦ ꯑꯦꯠ ꯗꯤ ꯑꯦꯟড ꯑꯣꯐ ꯗ ꯗे ꯑꯗꯨꯕꯨ ꯁꯤꯁꯦ ꯀꯃꯥꯏꯅ ꯋꯔꯛ ꯇꯧꯍꯟꯒꯅꯤ ꯀꯃꯥꯏꯅ ꯇꯧꯍꯟꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯗꯤ ꯅꯣꯏꯗ ꯄꯤꯔꯤꯁꯦ ꯑꯩ ꯅꯣꯏꯗ ꯄꯤꯔꯤꯁꯦ ꯁ꯭ꯀꯤꯜꯁ ꯄꯤꯒꯅꯤ ꯑꯗꯩ ꯀꯃꯥꯏꯅ ꯋꯔꯛ ꯇꯧꯍꯟꯒꯅꯤ ꯍꯥꯏꯕꯁꯦ ꯄꯤꯅꯤ ꯑꯗꯨꯕꯨ ꯂꯥꯁꯇꯗꯤ ꯇꯧꯗꯣꯏ ꯃꯤꯁꯦ ꯀꯅꯥꯅꯣ yourself ꯍꯣꯏꯅꯦ ꯅꯣꯏ ꯅꯁꯥꯅ ꯑꯣꯜꯂꯩ ꯄꯥꯜꯂꯩ ꯇꯧ ꯇꯥꯔꯗꯤ ꯃꯅꯤ ꯇꯥꯟꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯑꯣꯟꯂꯥꯏꯟꯁꯦ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯅꯤꯄꯨꯔ ꯃꯆꯥ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯁꯦꯡꯗꯣꯛꯅꯤꯡꯕ ꯑꯃ ꯂꯩ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩ ꯑꯌꯥꯝꯕꯅ ꯑꯩ ꯊꯣꯛꯂꯛꯑꯦ ꯑꯩ ꯁꯦꯡꯗꯣꯛꯈꯤꯅꯤ ꯃꯣꯏ ꯃꯌꯥꯝꯗꯀꯣ ꯃꯤ ꯐꯠꯇꯕ ꯈꯔꯅ ꯑꯣꯟꯂꯥꯏꯟꯁꯦ ꯇꯣꯉꯥꯟꯕ ꯋꯦꯗ ꯄꯨꯁꯜꯂꯦꯕ ꯗꯦꯠ ꯏꯁ ꯇꯣꯇꯦꯂꯤ ꯔꯣꯡ ꯑꯩ ꯑꯣꯟꯂꯥꯏꯟꯗꯒꯤ ꯍꯧꯔꯛꯑꯒ ꯑꯣꯟꯂꯥꯏꯟꯗ ꯔꯤꯌꯦꯜ ꯕꯤꯖꯤꯅꯦꯁ ꯕꯤꯜ ꯇꯧꯔꯒ ꯂꯥꯛꯄ ꯃꯤꯅꯤ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯇꯣꯉꯥꯜꯂꯦ ꯑꯩꯅ ꯍꯥꯏꯗꯨꯅꯤ ꯑꯩꯒꯤꯗꯤ ꯑꯦꯅꯤꯊꯤꯡ ꯇꯧꯕ ꯃꯇꯝꯗ ꯃꯤꯅ ꯑꯩꯉꯣꯟꯗꯒ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯦꯛꯁ ꯋꯥꯏ ꯖꯦꯠ ꯕ꯭ꯔꯦꯟ ꯑꯃ ꯂꯩꯗꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔ ꯍꯪꯉꯤ ꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯁꯤ ꯑꯦꯐꯤꯂꯦꯠ ꯃꯥꯔꯀꯦꯇꯤꯡ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯑꯩꯉꯣꯟꯗ ꯍꯪꯉꯦ ꯑꯩ ꯍꯥꯏꯌꯦꯕ ꯕ꯭ꯔꯣ ꯑꯩ ꯑꯗꯨꯒꯨꯝꯕ ꯕꯤꯖꯤꯅꯦꯁ ꯇꯧꯗꯦ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩ ꯈꯪꯗꯦ ꯗꯥꯏꯔꯦꯛ ꯊꯥꯗꯣꯛꯈꯤꯕ ꯀꯩꯒꯤꯅꯣ ꯑꯩ ꯇꯧꯗꯦꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯣ ꯅꯤꯂꯀꯥꯟꯇ ꯉꯁꯤ ꯑꯃ ꯃꯤꯁ ꯇꯧꯕ ꯔꯥꯍꯨꯜ ꯌꯥꯎꯔꯦꯀꯣ No, sir. ꯇꯧꯗ꯭ꯔꯤ. ꯁꯣ ꯚꯥꯞ ꯇꯥꯏꯀꯣ ꯄꯣꯏꯟꯁꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯏꯟꯁꯦ ꯚꯥꯞ ꯇꯥꯏꯀꯣ ꯑꯗꯨꯅ ꯔꯤꯌꯦꯜ ꯕꯤꯖꯤꯅꯦꯁꯁꯦ ꯀꯃꯥꯏꯅ ꯕꯤꯜ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯗ ꯀꯨꯝꯊꯔꯛꯑꯣ ꯔꯤꯌꯦꯜ ꯕꯤꯖꯤꯅꯦꯁꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯣꯏ ꯃꯔꯛꯇ ꯄꯣꯗꯀꯥꯁ ꯍꯧꯅꯤꯡꯕ ꯃꯤ ꯀꯅꯥ ꯀꯅꯥꯅꯣ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ
Okay. Podcast ꯍꯧꯖꯤꯛ ꯀꯃꯥꯏ ꯍꯧꯗꯣꯏꯅꯣ ꯕꯤꯁꯣꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ ꯄꯣꯗꯀꯥꯁꯁꯦ ꯀꯃꯥꯏ ꯍꯧꯗꯣꯏꯅꯣ ꯍꯧꯖꯤꯛ ꯄꯣꯗꯀꯥꯁꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯝꯇ ꯍꯥꯏꯔꯣ ꯑꯩꯉꯣꯟꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯎ ꯁꯥꯔꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯃꯦꯕꯀꯣ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯃꯊꯪ ꯃꯊꯪ ꯌꯦꯡꯕꯗ ꯃꯤꯁꯦ ꯑꯩꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯀꯧꯔ ꯇꯧꯕ ꯑꯃꯀꯣ ꯁꯥꯔ ꯀꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯩꯒꯤꯗꯤ ꯑꯗꯨ ꯑꯩ ꯈꯨꯠꯇ ꯂꯩꯕ ꯉꯝꯕ ꯅꯠꯇꯦꯕ ꯄꯩꯁꯥꯁꯨ ꯂꯩꯇꯦ ꯁꯥꯒꯠꯅꯕꯁꯨ ꯂꯩꯇꯦꯀꯣ ꯑꯩꯅ ꯑꯃꯨꯛ ꯈꯜꯂꯛꯏꯁꯤꯅ ꯃꯣꯏꯗ ꯑꯗꯨꯗ ꯆꯠꯂꯒ ꯑꯩꯅ ꯃꯣꯏꯒꯤ ꯏꯟꯇꯔꯚꯤꯌꯨ ꯂꯧꯕꯗꯤ ꯀꯝꯗꯧꯕꯅ ꯁꯨꯝ ꯈꯜꯂꯝꯃꯦ ꯁꯥꯔ ꯑꯗꯨꯒ ꯑꯩꯅ ꯑꯍꯥꯟꯕꯗ ꯈꯜꯂꯛꯏꯁꯦ ꯑꯍꯥꯟꯕꯗ ꯁꯨꯝ ꯈꯜꯂꯝꯃꯦꯕ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯀꯥꯡꯕꯨ ꯁꯥꯔ ꯉꯁꯥꯏꯒꯤꯗꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯃꯦꯕꯀꯣ ꯑꯗꯨꯗꯒꯤꯗꯤ ꯐꯤꯜ ꯑꯃꯗ ꯌꯥꯝꯅ ꯐꯦꯃꯁ ꯑꯣꯏꯕ ꯀꯥꯡꯕꯨ ꯁꯤꯒꯨꯝꯕꯒꯤ ꯑꯩꯅ ꯑꯇꯣꯞꯄ ꯂꯝ ꯆꯠꯄ ꯉꯝꯗ꯭ꯔꯤꯉꯩꯗ ꯃꯅꯤꯄꯨꯔꯒꯤꯁꯦ ꯍꯥꯟꯅ ꯑꯩꯅ ꯈꯜꯂꯒ ꯇꯧꯔꯝꯃꯒꯗꯤꯅ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯍꯥꯟꯅ ꯋꯥꯈꯜꯗ ꯁꯨꯝ ꯁꯃꯥꯏꯅ ꯁꯥꯒꯠꯆꯔꯝꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯑꯗꯨ ꯐꯖꯕ ꯑꯥꯏꯗꯤꯌꯥ ꯑꯗꯨꯗꯤ ꯀꯩ ꯍꯦꯟꯅ ꯗꯔꯀꯥꯔ ꯂꯩꯔꯤꯒꯦ ꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯃꯐꯝ ꯑꯝꯗꯩꯗꯤ ꯍꯧꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯐꯝ ꯑꯝꯗꯩ ꯍꯧꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯪ ꯍꯧꯖꯤꯛ ꯑꯦꯗꯒꯤ ꯕꯤꯗꯩꯕꯨ ꯆꯠꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯦꯗ ꯈꯤꯇꯪ ꯂꯦꯡ ꯇꯥꯕꯅꯤ ꯅꯪ ꯗꯥꯏꯔꯦꯛꯂꯤ ꯅꯪ ꯖꯝ ꯇꯧꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯂꯦꯡꯗꯣꯏꯁꯦ ꯀꯃꯥꯏꯅ ꯂꯦꯡꯗꯣꯏꯅꯣ ꯅꯪ ꯍꯧꯖꯤꯛ ꯈꯜꯂꯤꯕ ꯁ꯭ꯇꯦꯞꯇꯣ ꯚꯦꯔꯤ ꯄꯥꯋꯔꯐꯨꯜꯅꯤ ꯅꯪ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯆꯠꯂꯣ ꯃꯅꯤꯄꯨꯔꯒꯤ ꯑꯦꯅꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯑꯃ खरा हाई तामने अहामददी खरा हाइनद्रसु खरा तौ तामने नसा नत्र हाबदी अखोइना इगोदा लेबा यादेबा हाबदी सुमाना इमुंदा नो हाइरादी नो हाइरा कनो इट डजंट मैटर अदगिदी माना रिजेक्ट तो माई मांगजबने नंगी मांगजबने नंदी कनो नंदी यूथ ने नंगी नंगी ब्रेन अमा बिल्ड तौगेन थोलै नंदी करिगुम बिल्ड तौगेन थोलप नुफा ने नंगी नुफा थोक तामने हुजिक अदु तादी नंना मेसेज रिच तौगेरा अदगिदी मागी डायरेक्टली पर्सनली रिच तौगेरा तौ तामने तौरगा अदुदे हौरो वंस अदु हौरगा नंग एक्सपीरियंस अम लान but how the tardi nang move to sung nang how the tardi nang confidence tu mangini jara mangini confidence tu mangini bu yam thu speech yam darka lai business se ko ina haidu je nang no ji podcast hai je mina di podcast ne khan one podcast is a business okay pibagian tabra unmute toro Sorry, come down there. ang oya I'm mass with the play science away. issue man Sometimes I can this social media that I need to pay out. Sometimes I get on but product put in a color level. Aduma I shana zodo advertise tauser in a color level. I do not have a podcast Amazon hang to in a color level. Podcast with the podcast to I product to niche I need to one doing different way doing it. Ado kashu kai the robot pot. ai lake adu ne nang adu ne gyan tadri bai ne si yam fazaba question ne powerful question ne mayam loi munna taw ko ma haije kaino bamkin haije kaino namda yes ai sagi product am puthoe product se puthuo matungda product sigi toana product promotion am leijare and then ai podcast am ju hogdoke haine the ma ji hangi ani se link tawba yabra haine natra Not link to win it. nate ani se kana bo oigedra oirodra haine Yeah, Adam. link to ne haije kana bo oigedra adu ne haikadu je nangi podcast se kayo nangi personal brand ne mina masak khangbe helai ni mina masak khangba je mina hang trom ne who is this guy man who is this guy kanano ma je man tawise kai kai nang na haibe nangi podcast dum haibe ai sigi owner ne si nang makha da link ha ku je nangi advantage ne do adu nangi podcast la ibu mi myam do nangi advantage ne mai product se kai no yeng do ban kai no nangi podcast nangi fan oida ne moi nangi fan oida nangi product check out do check out to nangi product to fajaram tardi lai grani so mi si pot se nang hai question de gyan taraba loi gyan taraba je pot se sine passive income se bai je sine passive income personal brand ki passive income se kamai se ne ha ke hojik man hai poto sine sidai loisalake hojik matang da hairake ba hojik matang du dai hairake ko ma hai sumaina ani je kana boy gedra hai amana kaino amana magi business ki brand name amana personal brand name ani je karam nan powerful oi khangbra yes business brand je paisa lakani but sidagi jo powerful oi personal brand name powerful oi Elon Musk se kaino Elon Musk san to je kaino Elon Musk se am ti sing manu fa ne X से माना हजिक ट्विटर से X ऑनथोरप मतम मोन के मकी बले कहीं माय पर्सनल ब्रांड दु केम चाव बइदम तने मयाम मसक खंग जे हेले माजे एलोन मस्क से मा स्पेस एक्स वगैरह टेस्ला वगैरह एक्स वगैरह डजंट मैटर हां टेस्ला दी केनोगी कंपनी ने एलोन मस्क की कंपनी ने ओ स्पेस एक्स दी केनोगी एलोन मस्क की कंपनी ने तौद्रो अखोय जब जे हाइन तारदी ए केनोदी टेस्ला हाइबा कंपनी लंचेन मै कंपनी ने कनाव लंचेन बा बो हाय कनी
example ne hai je ko noi gyan taw mun na gyan taw so am na translate to je mun na gyan taw SpaceX ti open rosit ki kenu ne company ne kana open rosit e bo rhythm की कंपनी ने सी कनो सिदी एक्स सिदी हाई तारी मीना पोच लाकना दुबु मागी पर्सनल ब्रांड दुदी आयो ग्रे माजे सो पर्सनल ब्रांड से खंग तारी मीना मसा खंग बेहन तारी नंगी प्रोडक्ट दुई तारी नंगना प्रोडक्ट पुथोको मतम दे येमो प्रोडक्ट अमा खतंग पुथोक पे दरकार तादे प्रोडक्ट अमा खंग इनफ होय बेदि ननो जे नन प्रोडक्ट पुथोय खर लेगा मुन के पॉडकास्ट न पुथो नंगी पॉडकास्ट की जर्नल की डायरी पुथोरे हाय से डायरी दो लुपा चाम दे योले चाम दो मी लिसिंग न लैरा दि सुम नुंजाय सुम लैरा दुसु पैसा क्या लाक्तुइ नन नंगी पॉडकास्ट की मोबाइल कवर पुथोरे हाय से मार्केटिंग सुम येंगो मखल मखल ने नंगी ब्रेन से मखल मखल हांगदोक पे आय पर्सनल ब्रांड लै तारदि भाप ताई को बिबा ज्ञान ताब्रा अनम्यूट तौने ताई सर अमता हाइबियोबा ताई सर नंग कोक चंगब्राबा अई ngai happy man कमाई कई फील तौरगी न न्यू स्किल लर्निंग ने खल्ले सर नहांगे क्लास अटेंड तौबो ngasi क्लास अटेंड तौबो कई फील तौबी हारो अतोपा क्लास में अटेंड तौबो सिना आइगे केनोगे दे अर्न मर्निंग मेकिंग की को तावी ब्रो ताई लोई ताई अर्न मनी मेकिंग की स्किल एक्सा चोए नसिना हमने आई अतोपा जो यावे एक्साइटमेंट दो मांगन गनो अई हाजु से को सि लै मैम से एक्साइटमेंट लै बुंगा ता एक्साइटमेंट त मांगन बेदे हाजित ज्ञान ताब्रा हाजित ज्ञान ताब्रो के लोन थोकिद्रे कइन तइजु ngsai लोन थोकिद्रे सर अई कइनोक्ता होगेवा याई हंगो ए कइन लोय हंगो आइनी सिजना अईगी सारना हाबदो पेसिव कुमने को यूट्यूब के इने तवे खालीजे को सर को सो मेन अईगी सोमना कंद अइने हम पाम सबजे अमजु लेबा सर को सोमना हाबदा सेल्स कुम जम पामेबो को अदुना मुक तोंगान बा नत्रगा सी दुम तोंगान तोंगान चटपा याम सर ब्रो सेल्स तong लाइको सेल्स की इंटरेस्टिंग वारी हागे सेल्स ngasi ताकिंग दम ताकि मती मको सेल्स है कइनु पॉडकास्ट है कइनु सेल्स तो यनम आई की फॉर्मूला am lay sell without selling ena na aina sales to buze aham da di mingon da pressure people sales to me hai tringai di ai hoje hai rem te am hai rem te du every day ai sales am pam jai bu ko kai ginu sales pam je because paisa lai mina sales pam ta le masana sales to hai di paisa pai gi lai ko ai की फॉर्मूला am lay sell without selling aina sales to buze nang sales to wisung hangwa ya ma matam sine nang podcast to du je नंना पॉडकास्ट सेल तौदुसे नंग सेल तौवे मा सुंबा फावरोयबा वारी जे अकोई वारी सनारेबा सपोज नंग पॉडकास्ट तौरेबा नंना वारी ली मतम वारी लीबा हाइबसिने मेन दे नंना वारी लीबसे कमाई लीगे हाबसे याम इंपोर्टेंट होयबा सुम येंगोबा नंना हंगेबा ब्रो कमाई ना बिजनेस से कमाई कमाई तौवे हाय ब्रो आईगी हुजी हुजी लैबा आईगी ब्रांड सुमाई तौवे सिने सी तौवे अदे आइना सुमाई ऑफर सुमाई पिथोपुगुम बदे मनुंग दे वर्क तौये सिने सुमाई तौबुगुम सी तौ मी तारमनेबा ऑडियंस ता तारमनेबा कई माइजे माइ अमतंग येंगे माइजे कइनो हाय खान चंगदोरबने चंगबाइजे कइनो अइना मासे पुल तौग्रबने गेन ताइको पुल तौग्रबने मासे पुल तौगी बाइजे मासे इंटरेस्टेड ओइरबने ओके माइजे कइनो येंगुरगे अमतंग येंगे खोटके चंगानी मा अदे आइगी प्रोडक्ट मनुंग द फजरम तारदी मा ए सिदे आई लौबे हाइने ए अपामदुनी हाय तो खंगनी सिकेम गाइब लाइटेको सेल्स हाइबजे मीना हाइतब मीना खंगद मीना ए सेल्स तौबे मिंगोन ब्रो नंग दुकान सेल्स तो तौददी कमाई पैसा पाइदुरिगे नत्रो सेल्स तौदन कमाई पैसा पाइदुरिगे जो सेल्स तौब की लेडी कमाई तौदन मिंगोन पैसा हंगताम पैसा हंगदन कमाई लो नोय जुंगाई आई जुंगाई नो हेंग बिजनेस तौ कांदा आइना नोय दे पुरम लेगे हेंग नोय दे फ्री तो सुम लौ लेगे याबनते सिनी हाय पोतो लाक्तुने सेल्स से तौतामने सेल्स तौदन मी कमाई हिंगदुनु ग्रोसरी स्टोर चलगे एकता फ्री दे पुरगे नंग ब्रेड अमा था पुरे एकता बिस्किट अमा एकता थांगा पु लागे ब्रो सेल्स तौ कोन इंगोन दा हेंगदे सेल्स तौ हाय याब्रो मी फुल थारोइद्रो तो सेल्स से केम काय बलाइतेबा नन हाइदो सेल्स से कमाई तौगने नंगी पॉडकास्ट नन हाइता आई ताकेबा ई फॉर्मूला लोई पीगेबा रस तौगनो को लोई पीगे सेल्स कमाई तौनी सेल्स फोन कॉल दे कमाई तौनी अदे मीने प्रोडक्ट लाका कमाई क्लोज तौनी लाख अनि मखाई के डील कमाई क्लोज तौनी हबजे खंगदी याराम प्रो लाख अनि मखाई डील क्लोज तौबु गाइजे फागी नती ने खनबे लाख अनि मखाई डील क्लोज तौबु जे यू नो हाम दे नोय प्रेशर ले कमाई लाख नोय जिंग नोय मरते खलमगनी बा लिसिंग ट्राई सेल्स तो लिसिंग ट्राई नोय मरते लिसिंग ट्राई सेल्स तो मी यावब्रा अमता हारो कुथांगलो
Okay. Keba yaure. Yeah. Atopadi. Lising tara sales tongning dro. Lising tara Tꯧningi gi sir. service sale tongning dabra. Tꯧningi. Nilakanta Tawai yawe sir. khoi nilakanta su leji nilakanta sales main ni nilakanta sales. Turjit kaje turjit nangna kariba. Tin pati de paisa tanin torom po to. Tin pati de na hojik ngasi de aina nang real business tagi na hojik on dor na hojik 5 years nang ngasi de 5 years to khona matam nang kam nang mind je kamai to goni je khallo na. Ai Boris na hojik lai je Boris nang on thai je Boris nang gi matam aina waste to gudam te. Everything aina pi do myam sing nang na follow to biro. Loi mang na follow to biro. Clear cut step by step follow to where adu matam da result fang de hai ta ga di ibani wai shan je pura serious oina wai shan je ban table da famina wai shan je. Nang na tawra ga wai result fang de hai ta. Kaigino ai gi dam to work to po to noi je kamai work to woi. Simple je kaino. Business puthokpa business hodokpa problem am solve tawba adugi service package pricing nung sinoi thamba product ki price thamba then customer porakpa audience build tawba adu loikan sales close tawba mari jikatan yam line na thamu mari jikatan aduga mu recurring da porakpa adu haira diyar so sales hai baze aikoi ne ngasi wai thanari je sales ngatani noina aina hanju haigre noina aigi Instagram da YouTube te content yeng matamda Noigi mind the churi Imam Gaji na noigi mind the churi kay gino. Imam Gaji na noigi mind toy na churi kay gino. Garibi na noigi mind toy churi kay Andrew Tate na toy na churi kay gino. Kay no man toy do sales ni man toy do. Aduna ay ning ngasi yamna valuable over wa ma hakebo. Yes, noi any place toy winning boy shunu ko. Noi kyamu yam lie ba kyamu yam pa ba mi winning boy shunu. It doesn't matter. Noi kyamu yam sak phajaba kyamu yam sak thiba mi oisu it doesn't matter. Noi kyamu yam knowledge leba mi oisu later mi oisu kem kai. Hojik leba position do na sana accept tawjaba. Okay. But aina haidu je. Mind se tawduri pot sida upgrade tawraba. High level thinking poraba. Nana hojik leba position do dagi adu mafam dum laini have like change lakani. Change lakan sungyo na change lakani. Tawbadabu nangi mind se nang na push tawbudo haitaba. Aina ngasi taaga aina piriba formula mem taaga nang namu ngamgadra ngamoidra ni sum tawle di yaroi ai force to ko ai force to rokani ai force to wabdi tawdaba yade na pisala kani baina ai gi hojik alpes ka je ke baga nilakanta ga je aina piba force mem pressure mem ke baga je aina hanjan phone to jimon ke ba kai lere ke dore kamai tawre ke dore alpes ke dore adagi nilakanta kamai tawre ke dore loi pi hangine kai no ina pi je force ne pi je force pi de bade na ta comfort zone yam lei ba mi je comfort zone lei ba sunga de ba sini kwai akoi gi comfort zone de sungai lei bro noi haje ai noi thajaru ai sa da hine da ai ngona kenom phawai ba sum nung ti jai gi sum nungai sal adi ko kai awabam lak tur ma le kai wakhan da phawak pu de ngona ko si dum phawre kai no handa awab da sum leiman bai ko isa de ko adumai lei bai je kham kai no ma lei isa da aduna ne ado Andrew Tate na su haib noi Andrew Tate ke follower oi tardi me noi tardi comfort zone da lei ganu haib si yam chumba wan si me di chume comfort zone su lei bia de no farm oi tardi kainom natra kainoma new ways kainom natra kainoma tauge haibo chu tum khallo hadi kaino in tawdu sidagi step se kaino sidagi si step se kaino sidagi si step se kaino hadi khallo ana business di ko ai chau thong hai ge be a man noi ngasi ba market ma pan thok trip ne ai kamai tawge ham tamda aina sida market ta thingna ma tamda ko sa ge have ze mi am lei nang na haita di nang cha thoke nga to ne nang ji kai su lei bina ti tloi cha thok ki du ne lonely haiba mi Vidyananda aina yeng matamda waste to gunu ko mayam da ina nang ne hele hamte dagi mayam na hante hamte ba nangi language aina ta matamda nangun dem skills wange ko ina haije mun to ba adugi power do sino yan tawra Vidyananda ai haije adu power do sino haije kai no matamda adu power do yong akoi gi chino mayam rak ta hujik English haning ba rhythm ga se English haning ba hujik yawi mo haga jab du lai ne but nang di already katang advance oiram ne English haning is kai gino advance English ne kai kana ga dagi ham nang yong hang mapan to ko matam da mana Manipuri client deal to rikanda nang mapan gi client deal to we are or nang mapan da work to bagi plan sin ba yar kai no nang gi language ne nang pull to du nga man so adu gi advantage to masa khangu ko habi
ꯃꯤ ꯎꯅꯕ ꯃꯇꯝꯗ ꯍꯌꯦꯡ ꯌꯦꯡꯉꯣ ꯍꯌꯦꯡ ꯁꯣꯏꯗꯣꯏꯁꯦ ꯀꯩꯗ ꯁꯣꯏꯒꯅꯤ ꯑꯝꯇ ꯅꯣꯏꯅ ꯍꯌꯦꯡ ꯑꯆꯧꯕ ꯗꯤꯜ ꯀ꯭ꯂꯣꯖ ꯇꯧꯕꯩ ꯆꯪꯉꯛꯄ ꯃꯇꯝꯗ ꯑꯩꯅ ꯋꯥ ꯉꯥꯡꯕ ꯅꯣꯏꯅ ꯍꯧꯖꯤꯛ ꯑꯩ ꯃꯥꯔꯀꯦꯠꯇ ꯋꯥ ꯉꯥꯡꯕ ꯇꯥꯗ꯭ꯔꯤꯕꯅꯤ ꯑꯩ ꯋꯥ ꯉꯥꯡꯕ ꯇꯣꯉꯥꯜꯂꯦꯕꯀꯣ ꯑꯩ ꯋꯥ ꯉꯥꯡꯕꯁꯦ ꯑꯩꯗꯤ ꯈꯔ ꯗꯣꯃꯤꯅꯦꯁꯟꯒꯤ ꯅꯦꯆꯔꯁꯦ ꯑꯩꯉꯣꯟꯗ ꯈꯔ ꯌꯥꯎꯋꯦ ꯃꯤꯉꯣꯟꯗ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯗꯣꯃꯤꯅꯦꯠ ꯈꯔ ꯇꯧꯒꯜꯂꯦꯕ ꯋꯥ ꯉꯥꯡꯕꯗ ꯀꯩꯒꯤꯅꯣ ꯇꯧꯔꯤꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯇꯧꯗꯕꯁꯨ ꯌꯥꯗꯦꯕ ꯈꯔ ꯀꯤꯔꯒ ꯋꯥ ꯉꯥꯡ ꯇꯥꯔꯗꯤ ꯃꯤꯅꯁꯨ ꯍꯦꯟꯖꯟꯕ ꯄꯣꯠ ꯑꯃ ꯂꯥꯛ ꯀꯤꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕꯀꯣ ꯑꯗꯨꯅ ꯅꯣꯏꯅ ꯍꯌꯦꯡ ꯄꯟꯗꯣꯏꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯔꯤꯗꯝꯅ ꯍꯌꯦꯡ ꯔꯤꯗꯝꯁꯦ ꯌꯥꯝ ꯁ꯭ꯀꯤꯜꯁ ꯌꯥꯝ ꯋꯥꯡꯉꯦ ꯍꯥꯏꯔꯁꯦꯕ ꯕꯠ ꯋꯥ ꯉꯥꯡꯕꯗ ꯍꯌꯦꯡ ꯁꯣꯏ ꯇꯥꯔꯗꯤꯀꯣ ꯗꯤꯜ ꯀ꯭ꯂꯣꯖ ꯇꯧꯕ ꯁꯨꯡ ꯉꯝꯃꯣꯏꯕ ꯗꯤꯜ ꯀ꯭ꯂꯣꯖ ꯇꯧꯕ ꯁꯨꯡ ꯉꯝꯃꯣꯏꯕ ꯑꯗꯨꯅꯅꯦ ꯅꯣꯏꯅ ꯑꯩꯅ ꯀꯣꯟꯇꯦꯟ ꯀ꯭रिꯌꯦꯠ ꯇꯧꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯀꯣꯟꯇꯦꯟ ꯀ꯭रिꯌꯦꯠ ꯇꯧꯕ ꯍꯥꯏꯁꯦ ꯀꯣꯟꯇꯦꯟ ꯀ꯭रिꯌꯦꯠ ꯇꯧꯕ ꯃꯇꯝꯗ ꯋꯥ ꯉꯥꯡꯕ ꯀꯣꯟꯐꯤꯗꯦꯟꯁ ꯌꯥꯝ ꯂꯥꯛꯑꯦꯕ ꯀꯣꯟꯐꯤꯗꯦꯟꯁꯁꯦ ꯄꯩ ꯂꯥꯛꯀꯅꯤ ꯕꯛ ꯕꯛ ꯂꯥꯎꯅ ꯂꯥꯛꯀꯅꯤꯕ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯃꯤ ꯑꯃꯇꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯩ ꯀꯤꯗꯦꯕ ꯁꯨꯡꯀꯤ ꯀꯤꯗꯦ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯤꯗꯦꯕ ꯀꯩꯒꯤꯅꯣ ꯁꯤ ꯀꯤꯔꯛꯇꯦ ꯑꯍꯥꯟꯕꯗ ꯑꯩꯁꯨ ꯀꯤꯔꯝꯃꯦꯕ ꯀꯣꯟꯐꯤꯗꯦꯟꯁꯅꯦꯕ ꯁꯤ ꯄꯣꯠꯅꯦ ꯁꯨꯝ ꯗꯤꯜ ꯇꯧꯔꯛꯑꯕꯅꯤꯅ ꯑꯦꯕ꯭ꯔꯤꯗꯦ ꯁꯨꯝ ꯗꯤꯜ ꯇꯧꯔꯛꯑꯕꯅꯤꯅ ꯑꯩꯉꯣꯟꯗ ꯑꯀꯤꯕ ꯂꯥꯛꯇꯦꯕ ꯍꯟꯊꯈꯤ ꯑꯀꯤꯕ ꯑꯍꯥꯟꯕꯗ ꯈꯤꯇꯪ ꯅꯔꯚꯁ ꯂꯩꯀꯣ ꯑꯗꯣ ꯃꯤꯉꯣꯟꯗ ꯗꯤꯜ ꯇꯧꯕ ꯃꯇꯝꯗ ꯃꯤꯒꯤ ꯀꯝꯄꯅꯤ ꯑꯆꯧꯕ ꯁꯤꯏꯑꯣꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯅꯪ ꯌꯦꯡꯉꯣ ꯑꯍꯥꯟꯕꯗ ꯅꯪꯉꯣꯟꯗ ꯅꯁꯥꯗ ꯐꯥꯎꯗꯣꯏꯁꯦ ꯅꯪ ꯑꯗꯨꯝ ꯈꯜꯂꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯖꯕ ꯋꯥꯅꯤ ꯍꯧꯖꯤꯛ ꯉꯝꯅꯤ ꯍꯥꯏꯅꯤꯕ ꯍꯌꯦꯡ ꯌꯧꯔꯀꯥꯟꯗ ꯂꯤꯐ ꯀꯥꯔꯀꯥꯟꯗꯗꯤꯀꯣ ꯀ꯭ꯂꯥꯛꯀ ꯗꯔ ꯅꯤꯛꯇꯣꯏꯅꯤ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯑꯩ ꯍꯥꯏꯗꯣꯏꯁꯦ ꯀꯩꯅꯣ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯁꯦ ꯅꯔꯚꯁꯅꯦꯁ ꯃꯌꯥꯝ ꯆꯠꯇꯣꯏꯅꯦꯕ ꯋꯥꯟꯁ ꯅꯪ ꯐꯝꯃꯤꯟꯅꯒ ꯑꯃꯨꯛꯇꯪ ꯇꯧꯔꯕ ꯑꯩꯅ ꯍꯥꯏꯖꯦ ꯅꯣꯏ ꯃꯌꯥꯝꯗ ꯍꯥꯏꯁꯦ ꯑꯃꯨꯛꯇꯪ ꯋꯥꯟ ꯁꯣꯠ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯋꯥꯟ ꯁꯣꯠ ꯇꯧꯗ꯭ꯔꯤꯉꯩꯗꯤ ꯀ꯭ꯂꯥꯛ ꯅꯤꯛꯀꯅꯤ ꯅꯔꯚꯁ ꯂꯩꯒꯅꯤ ꯋꯥꯈꯟꯕꯨꯗꯤ ꯂꯧꯁꯤꯡ ꯊꯣꯛꯑꯦꯕ ꯕꯠ ꯋꯥꯟꯁ ꯇꯧꯈ꯭ꯔꯕ ꯐꯦꯜ ꯑꯣꯏꯁꯅꯨ ꯔꯤꯖꯦꯛꯁꯟ ꯂꯥꯛꯁꯅꯨ ꯗꯖꯟ ꯃꯦꯇꯔ ꯑꯩ ꯇꯧꯈꯥꯏꯔꯦ ꯅꯣꯛꯑ ꯊꯣꯛꯂꯛꯇꯣꯏꯅꯤ ꯀꯣꯟꯐꯤꯗꯦꯟꯁ ꯋꯥꯡꯈꯠꯂꯛꯄ ꯄꯥꯏꯈꯠꯂꯛꯄ ꯊꯣꯛꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯏ ꯃꯇꯨꯡꯗꯗꯤ ꯅꯪ ꯀꯤꯔꯛꯑꯔꯣꯏꯕ ꯄꯣꯏꯟꯁꯦ ꯁꯤꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏ ꯃꯌꯥꯝꯗ ꯅꯣꯏꯗ ꯌꯦꯡꯀꯥꯟꯗ ꯉꯁꯥꯏ ꯁ꯭ꯂꯥꯏꯗ ꯇꯣꯡ ꯄꯨꯁꯜꯂꯨ ꯑꯣꯀꯦ ꯁꯤꯅ ꯑꯃꯨꯛ ꯀꯦꯊꯔꯤꯟ ꯁꯥꯔꯥꯁ ꯀꯥꯏꯅ ꯂꯩꯕ ꯀ꯭ꯂꯣꯇꯤꯡꯒꯤ ꯅꯨꯄꯤꯅꯦꯕ ꯁꯤꯅ ꯑꯃꯨꯛꯀꯣ ꯌꯥꯝ ꯍꯩꯈ꯭ꯔꯖꯥꯠꯅꯦ ꯃꯥꯔꯀꯦꯇꯤꯡꯁꯦ ꯌꯥꯝ ꯍꯩꯈ꯭ꯔꯖꯥꯠꯅꯦ ꯃꯩꯅꯦ ꯀ꯭ꯂꯣꯖ ꯇꯧ ꯌꯥꯝ ꯊꯤꯅ ꯍꯩꯈ꯭ꯔꯖꯥꯠꯅꯦ ꯐꯖꯅ ꯍꯩꯈ꯭ꯔꯖꯥꯠꯅꯦ ꯃꯣꯏ ꯃꯥꯔꯀꯦꯇꯤꯡꯁꯦ ꯃꯣꯏꯅ ꯇꯧꯔꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯑꯩꯅ ꯍꯪꯉꯤꯁꯦ ꯅꯣꯏ ꯃꯌꯥꯝꯗ ꯑꯩ ꯀꯣꯏꯁꯟ ꯍꯪꯒꯦꯕ ꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯑꯝꯇ ꯑꯟꯁꯔ ꯄꯤꯔꯛꯑꯣ ꯑꯩꯉꯣꯟꯗ ꯑꯃꯃꯝꯅ ꯑꯟꯁꯔ ꯄꯤꯔꯛꯑꯣꯕ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯂꯝꯗꯝꯗ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯑꯩꯈꯣꯏ ꯂꯝꯗꯝꯗ ꯇꯧꯅꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯃꯥꯒꯤ ꯀ꯭ꯂꯣꯇꯤꯡꯁꯦ ꯍꯥꯡꯗꯣꯛꯑꯒ ꯃꯥꯒꯤ ꯀ꯭ꯂꯣꯇꯤꯡꯁꯦ ꯃꯥꯅ ꯃꯁꯥꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁ꯭ꯇꯣꯔꯁꯦ ꯃꯥꯅ ꯃꯥꯒꯤ ꯋꯦꯕꯁꯥꯏꯠꯇ ꯊꯝꯖꯔꯒ ꯂꯣꯏ ꯃꯥꯅ ꯑꯦꯕ꯭ꯔꯤꯊꯤꯡ ꯃꯥꯅ ꯇꯧꯋꯤ ꯗꯦ ꯏꯟ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯇꯧꯔ ꯂꯩꯕ ꯄꯣꯠꯁꯦ ꯁꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯂꯝꯗꯝꯗ ꯇꯧꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯅꯣꯏ ꯈꯪꯕ ꯌꯥꯎꯕ꯭ꯔꯥ ꯀꯩꯒꯤꯅꯣ ꯇꯧꯗ꯭ꯔꯤꯁꯦ ꯁꯤ ꯑꯝꯇꯪ ꯍꯥꯏꯔꯛꯎꯅꯦ ꯑꯝꯇ ꯑꯃꯅ ꯄꯥꯎꯈꯨꯝ ꯑꯃꯃꯝ ꯄꯤꯔꯛꯎꯅꯦ ꯇꯧꯅꯤꯡꯗꯕꯩ ꯇꯧꯗ꯭ꯔꯤꯔꯥ ꯈꯪꯗꯕꯩ ꯇꯧꯗ꯭ꯔꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯥꯝ ꯍꯩꯌꯦꯅ ꯈꯜꯂꯤꯔꯥ ꯀꯩꯒꯤꯅꯣꯕ ꯑꯝꯇꯪ ꯄꯥꯎꯈꯨꯝ ꯑꯝꯇꯪ ꯈꯪꯗꯕꯩ ꯇꯧꯗꯣꯁꯨ ꯑꯣꯀꯦ ꯑꯇꯣꯞꯄꯗꯤ ꯁꯥꯔ ꯑꯩꯈꯣꯏ ꯌꯥꯏ ꯍꯥꯏꯔꯣ ꯑꯃꯃꯝ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯈꯪ ꯇꯥꯔꯒꯁꯨ ꯃꯣꯏ ꯋꯥꯈꯜꯗ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯅ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯁꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯋꯥꯈꯜꯁꯨ ꯆꯦꯜꯂꯝꯒꯅꯤꯀꯣ ꯁꯥꯔꯀꯣ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯑꯃꯗ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯁꯤꯗ ꯗꯣꯃꯤꯅꯦꯠ ꯇꯧꯕ ꯀꯝꯄꯅꯤ ꯃꯥꯅꯒꯤ ꯇꯧꯒꯗꯧꯕꯗꯣ ꯃꯥꯒ ꯆꯞ ꯃꯥꯟꯅꯕ ꯗꯣꯃꯤꯅꯦꯠ ꯇꯧꯕ ꯂꯩꯔꯝꯃꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯗꯣꯛꯄ ꯃꯇꯝꯗ ꯋꯥꯒꯅꯤꯒꯨꯝꯕ ꯀꯣ ꯁꯥꯔ ꯑꯗꯨꯒꯨꯝꯕ ꯈꯔ ꯈꯜꯂꯝꯒꯅꯤ ꯑꯣꯀꯦ ꯃꯨꯝꯀꯤꯟ ꯍꯥꯏꯔꯛꯑꯣ ꯀꯃꯥꯏ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯌꯥꯝꯕꯁꯦ ꯀꯝꯐꯣꯔꯠ ꯖꯣꯟꯗ ꯂꯩꯕ ꯍꯥꯏꯗꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯋꯦꯁꯇꯔꯟ ꯂꯣꯝꯒꯤ ꯂꯥꯛꯄ ꯄꯣꯠꯅꯤꯅ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯑꯅꯧꯕ ꯄꯣꯠꯅꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯀꯟꯇꯦꯟ ꯀ꯭ꯔꯤꯌꯦꯁꯟꯒꯁꯦ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯃꯇꯨꯡꯗꯗꯤ ꯀꯟꯇꯦꯟ ꯀ꯭ꯔꯤꯌꯦꯁꯟꯁꯦ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯇꯧꯔꯛꯀꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯤꯅꯦꯕ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯤ ꯑꯌꯥꯝꯕꯁꯦ ꯀꯝꯐꯣꯔꯠ ꯖꯣꯟꯗ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯥꯔ ꯍꯣꯏꯅ ꯁꯨꯃꯥꯏꯅ ꯁꯤꯜꯂꯤꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯌꯥꯎꯔꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯇꯧꯗ꯭ꯔꯣꯕꯅꯤ ꯕꯣꯔꯤꯁ ꯍꯥꯏꯔꯛꯑꯣꯅꯦ ꯑꯗꯨꯝ ꯇꯧꯔꯛꯀꯅꯦꯕ ꯕꯣꯔꯤꯁ ꯍꯥꯏꯔꯛꯑꯣꯅꯦ ꯁꯥꯔ ꯑꯩ ꯋꯥꯈꯜꯂꯣꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯁꯤꯒꯤ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯁꯤꯗ ꯕꯤꯖꯤꯅꯦꯁꯇ ꯑꯅꯝꯕ ꯋꯥꯈꯜꯁꯦ ꯂꯩꯅꯗꯦꯕ ꯁꯔꯀꯥꯔꯒꯤ ꯊꯕꯛꯀꯨꯝꯕꯁꯤꯅ ꯈꯤꯇꯪ ꯍꯦꯟꯅ ꯄꯥꯝꯕ꯭ꯔꯥꯅ ꯍꯥꯏꯅ ꯎꯏꯕ ꯕꯤꯖꯤꯅꯦꯁꯁꯤꯗꯤ ꯁꯥꯔ ꯑꯗꯨꯝ ꯑꯞ ꯑꯦꯟ ꯗꯥꯎꯟꯅꯦꯕ ꯗꯥꯎꯟ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯅꯩꯅꯩꯁꯤꯗꯤ ꯗꯥꯎꯟ ꯆꯠꯂꯀꯥꯟꯗ ꯉꯥꯛꯇꯅꯦꯕ ꯅꯩꯅꯔꯤ ꯃꯌꯥꯝꯁꯦ ꯑꯗꯣ ꯕꯤꯖꯤꯅꯦꯁꯀꯤ ꯑꯞꯇ ꯕꯤꯖꯤꯅꯦꯁꯇ ꯌꯥꯝ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯀꯌꯥ ꯂꯩꯇꯦꯕ ꯑꯗꯨꯅ ꯕꯤꯖꯤꯅꯦꯁꯀꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯁꯦ ꯀꯌꯥ ꯂꯩꯅꯗꯕꯅꯤꯅ ꯃꯌꯥꯝꯁꯤꯅ ꯁꯨꯝ ꯈꯔ ꯂꯥꯏꯕ ꯄꯣꯠꯁꯤꯗ ꯂꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯕ꯭ꯔꯥꯅ ꯈꯜꯂꯤ ꯍꯥꯏꯗꯤ ꯄꯩꯁꯥ ꯇꯥꯟꯕꯁꯦ ꯍꯥꯏꯗꯤ ꯑꯩ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯔꯗꯤ ꯑꯩ ꯗꯥꯎꯟ ꯆꯠꯂꯒꯗꯤ ꯑꯩ ꯈꯛꯇꯅꯤ ꯃꯥꯡꯗꯣꯏꯁꯦ ꯁꯔꯀꯥꯔꯅ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯄꯤꯒꯗꯕ ꯂꯩꯇꯦ ꯑꯗꯨꯗꯨꯅ ꯁꯥꯔ ꯈꯤꯇꯪ ꯂꯥꯏꯕꯁꯤ ꯈꯤꯇꯪ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯁꯤꯗꯒꯤ ꯄꯨꯊꯈ꯭ꯔꯗꯤ ꯑꯩꯁꯦ ꯍꯧꯒꯠꯄ ꯉꯝꯃꯔꯣꯏ ꯀꯥꯏꯅ ꯈꯜꯂꯒ ꯁꯨꯝ ꯑꯗꯨꯝꯕ ꯋꯥꯈꯜꯂꯣꯟꯗꯨꯅ ꯂꯩꯕꯒꯤ ꯁꯨꯝ ꯇꯧꯔꯛꯇꯕ꯭ꯔꯥꯅ ꯈꯜꯂꯤ ꯌꯦꯁ ꯑꯩ ꯂꯥꯁꯇ ꯍꯥꯏꯔꯛꯀꯦ ꯕꯤꯗ꯭ꯌꯥꯅꯟꯗ ꯍꯥꯏꯔꯛꯑꯣ ꯁꯤꯁꯦ ꯅꯧꯁꯨ ꯅꯧꯕ ꯑꯣꯏꯕ ꯑꯗꯒꯤꯗꯤ ꯀꯌꯥꯁꯨ ꯈꯪꯅꯗꯕꯒꯤꯁꯨ ꯃꯥꯜꯂꯦ ꯈꯪꯉ ꯇꯥꯔꯒꯁꯨ ꯃꯌꯥꯝ ꯄꯥꯛꯅ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯕꯤꯖꯤꯅꯦꯁ ꯑꯅꯝꯕꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯑꯦꯗꯣꯞ ꯇꯧꯅꯗ꯭ꯔꯤꯕ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯅꯤ ꯌꯥꯔꯣꯏ ꯀꯥꯏꯅ ꯆꯤꯡꯅꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯂꯩꯕꯒꯤ ꯑꯣꯏꯔꯝꯕ ꯑꯣꯀꯦ ꯔꯤꯁꯥꯔꯁ ꯍꯥꯏꯔꯛꯑꯣ
ꯑꯩꯅ ꯈꯟꯕꯗꯀꯣ ꯁꯥꯔ ꯎꯝ ꯍꯥꯏꯗꯤ ꯈꯪꯗꯕꯒꯤꯁꯨ ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯥꯟ ꯕꯤꯖꯤꯅꯦꯁ ꯍꯥꯏꯔꯒ ꯐꯤꯖꯤꯀꯦꯜ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯆꯠꯅꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯗ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯂꯣꯟꯗꯣ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯒꯤ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯑꯅꯝꯕ ꯆꯨꯝꯃꯦ ꯑꯗꯨꯁꯨ ꯆꯨꯝꯃꯦ ꯑꯔꯖꯨꯟ ꯍꯥꯏꯔꯣ ꯁꯥꯔ ꯃꯣꯏ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯌꯥ ꯈꯪꯕ ꯋꯥꯠꯄ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯋꯦ ꯗꯤꯖꯤꯇꯦꯜ ꯅꯣꯂꯦꯖꯇꯨꯁꯨ ꯀꯌꯥ ꯂꯩꯇꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯁꯥꯔ ꯁꯨꯔꯖꯤꯠ ꯍꯥꯏꯔꯣ ꯇꯤꯟ ꯄꯇꯤ ꯅꯠꯇꯕ ꯍꯥꯏꯗꯤ ꯃꯥꯏꯟꯁꯦ ꯂꯤꯃꯤꯠ ꯂꯩꯕ ꯑꯗꯨꯒ ꯄꯦꯁꯟꯁꯦ ꯈꯥꯡꯕꯁꯦ ꯍꯥꯏꯗꯤ ꯋꯥꯠꯄ ꯁꯤ ꯍꯥꯏꯅꯤꯡꯉꯤ ꯂꯟꯆꯦꯟꯕ ꯍꯥꯏꯔꯣ ꯁꯥꯔ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯈꯔꯗꯤ ꯍꯥꯏꯒꯦ ꯑꯗꯣ ꯑꯩꯅ ꯑꯦꯗ ꯇꯧꯅꯤꯡꯕ ꯑꯃ ꯂꯩꯌꯦꯕ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯃꯤꯅ ꯀꯩ ꯍꯥꯏꯒꯗꯒꯦ ꯍꯥꯏꯅ ꯀꯤꯕ ꯑꯃ ꯂꯩꯕꯁꯦ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯒꯤ ꯌꯥꯝ ꯁꯣꯏꯕ ꯑꯦꯔꯣꯒꯦꯟ ꯌꯥꯝ ꯑꯣꯏꯕꯁꯦ ꯃꯤꯅ ꯇꯧꯔꯛꯄꯗ ꯑꯁ ꯑꯣꯏꯔꯣꯏ ꯑꯗꯨ ꯑꯗꯥ ꯁꯤꯗꯕꯒꯨꯝꯕ ꯇꯧꯔꯛꯄꯗꯣ ꯑꯗꯨꯒꯤ ꯀꯤꯕꯒꯤ ꯑꯣꯏꯗꯣꯏꯅꯦ ꯅꯝꯕꯅ ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯦ ꯑꯗꯨ ꯃꯌꯥꯝꯒꯤ ꯑꯜꯄꯦꯁ ꯍꯥꯏꯔꯣ ꯇꯨꯝꯃꯤꯔꯣ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯨ ꯈꯪꯗꯦꯗ ꯍꯥꯏꯔꯣ ꯇꯟꯕꯒꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯁꯥꯔ ꯇꯟꯕꯩꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯏꯕꯥ ꯍꯥꯏꯔꯣ ꯄꯤꯕꯥ ꯍꯥꯏꯔꯣꯏ ꯀꯩꯃ ꯀꯩꯅꯣ ꯍꯥꯏꯔꯣ ꯑꯣꯄꯦꯟ ꯍꯥꯏꯔꯣ ꯃꯣꯏꯗꯣ ꯈꯪꯗꯕꯀꯣ ꯑꯗꯨꯒ ꯈꯪꯗꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯣꯏꯗꯣ ꯄꯦꯟꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤ ꯈꯔ ꯂꯥꯛꯏꯁꯤꯅ ꯌꯥꯔꯦꯗ ꯃꯤ ꯑꯇꯩꯁꯨ ꯇꯧꯅꯗꯕꯁꯤꯕꯨ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯈꯪꯉꯒꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ ꯄꯤꯕꯥ ꯍꯥꯏꯔꯣ ꯑꯩꯈꯣꯏꯒꯤꯅ ꯃꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯤꯟ ꯄꯤꯅꯕ ꯒꯥꯏड ꯇꯧꯕꯤꯅꯕꯁꯦ ꯁꯤꯁꯦ ꯃꯦꯟꯇꯔꯒꯨꯝꯕꯁꯦ ꯋꯥꯠꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯦ ꯁꯣꯁꯤꯌꯦꯜꯒꯤ ꯃꯥꯏꯟꯗꯦꯠꯁꯤꯁꯨ ꯆꯦꯟꯖ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯑꯍꯥꯟꯕꯗꯀꯣ ꯍꯥꯏꯗꯤ ꯒꯕꯔꯃꯦꯟ ꯖꯣꯕ ꯀꯃꯟꯗ ꯂꯣꯏ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯀꯃꯟ ꯑꯣꯏꯅ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯅ ꯆꯠꯄ ꯔꯨꯁꯗꯥꯟ ꯍꯥꯏꯔꯣ ꯁꯥꯔ ꯅꯣꯂꯦꯖ ꯂꯩꯇꯕꯩꯅꯤ ꯈꯜꯂꯦ ꯋꯥꯈꯜꯗ ꯅꯥꯏꯁ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯕ ꯔꯣꯕꯔꯠ ꯍꯥꯏꯔꯣ ꯁꯥꯔ ꯃꯣꯏꯒꯤꯁꯦ ꯍꯥꯏꯗꯤ ꯁꯨꯝ ꯅꯣꯂꯦꯖꯁꯨ ꯂꯩꯇꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯃꯥꯅ ꯄꯥꯝꯃꯒꯁꯨ ꯌꯥꯝ ꯃꯅꯨꯡ ꯍꯠꯅ ꯌꯧꯅ ꯊꯤꯖꯤꯜꯂꯨꯗꯕ ꯑꯗꯨ ꯍꯥꯏꯗꯤ ꯃꯤꯗꯜ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯒꯤ ꯑꯗꯒꯤ ꯀꯩꯒꯨꯝꯕ ꯍꯧꯔꯒꯦꯅ ꯈꯜꯂꯒꯁꯨ ꯍꯧꯅꯤꯡꯉꯒꯁꯨ ꯃꯌꯥꯝꯅ ꯀꯩ ꯍꯥꯏꯔꯛꯀꯅꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯕꯒꯤꯅ ꯃꯥꯜꯂꯦ ꯃꯤꯁꯇꯔ ꯁꯥꯗꯤꯠ ꯍꯥꯏꯔꯣ ꯁꯥꯔ ꯃꯣꯏꯁꯦ ꯅꯣꯂꯦꯖ ꯂꯩꯇꯕ ꯏꯁꯀꯤꯜꯁꯨ ꯂꯩꯇꯕꯀꯣ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯑꯃꯨꯛꯀ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯟꯁꯦꯞꯁꯦ ꯑꯣꯟꯂꯥꯏꯟ ꯍꯥꯏꯔꯒꯗꯤ ꯏꯁꯀꯦꯝ ꯑꯣꯏꯔꯣꯏꯗ ꯑꯗꯒꯤ ꯁꯨꯝꯕꯅ ꯑꯃꯨꯛ ꯈꯟꯕ ꯑꯃ ꯂꯩꯔꯤꯕ ꯁꯤꯒꯤꯁꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯀꯦꯕ ꯍꯥꯏꯔꯣ ꯁꯥꯔ ꯁꯤꯒꯤꯁꯦ ꯑꯩꯅ ꯑꯗꯨꯝ ꯈꯟꯕꯗ ꯃꯅꯤꯄꯨꯔꯒꯤ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯗꯤꯖꯤꯇꯦꯜ ꯄ꯭ꯂꯦꯠꯐꯣꯝꯒꯤ ꯄꯋꯥꯔꯁꯦ ꯈꯪꯕ ꯈꯔ ꯋꯥꯠꯄ ꯃꯥꯜꯂꯦ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔꯁꯤꯡꯁꯤꯅ ꯑꯌꯥꯝꯕꯅ ꯈꯜꯂꯤꯁꯦ ꯀꯁꯇꯃꯔꯁꯤꯡꯁꯦ ꯗꯤꯖꯤꯇꯦꯜꯒꯤ ꯊ꯭ꯔꯨꯗ ꯂꯥꯛꯄꯁꯦ ꯁꯤꯒꯤ ꯄꯋꯥꯔꯁꯦ ꯈꯪꯕ ꯋꯥꯠꯄ ꯃꯥꯜꯂꯦ ꯑꯗꯨꯒ ꯗꯤꯖꯤꯇꯦꯜ ꯍꯥꯏꯔꯒ ꯏꯁꯀꯦꯝꯒꯤ ꯇꯥꯏꯞꯇ ꯈꯟꯕ ꯑꯃꯁꯨ ꯌꯥꯝ ꯀꯟꯅ ꯍꯟꯗꯛ ꯀꯨꯏꯗ꯭ꯔꯤ ꯁꯤꯒꯤ ꯇ꯭ꯔꯦꯟꯒꯁꯦ ꯃꯅꯤꯄꯨꯔꯗ ꯅꯧꯅ ꯇꯧꯔꯛꯄꯁꯦ ꯀꯝꯄꯅꯤ ꯄꯜꯂꯛꯀꯅꯨ ꯀꯝꯄꯅꯤ ꯃꯃꯤꯡ ꯄꯜꯂꯛꯀꯅꯨ ꯀꯝꯄꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯁꯥꯔ ꯃꯅꯤꯄꯨꯔꯗ ꯍꯣꯏ ꯃꯅꯤꯄꯨꯔꯗ ꯅꯪ ꯀꯝꯄꯅꯤ ꯄꯜꯂꯛꯀꯦ ꯇꯧꯕꯗꯣ ꯀꯝꯄꯅꯤ ꯄꯜꯂꯛꯇꯣꯏꯗꯤ ꯄꯜꯂꯛꯀꯅꯨ ꯄꯜꯂꯣꯏꯗ ꯀꯩꯅꯣ ꯔꯥꯍꯨꯜ ꯍꯥꯏꯔꯣ ꯌꯥꯔꯦ ꯇꯧꯔꯣ ꯌꯥꯔꯦ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯣꯏ ꯍꯥꯏꯗꯣ ꯂꯣꯏ ꯆꯨꯝꯃꯤ ꯑꯗꯣ ꯕꯤꯖꯤꯅꯦꯁ ꯍꯥꯏꯕꯁꯦ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯅꯠꯇꯦ ꯅꯪ ꯈꯪꯒꯗꯕ ꯑꯃ ꯑꯩꯈꯣই ꯕ꯭ꯂꯦꯝ ꯇꯧꯔꯔꯣꯏꯁꯤ ꯅꯪ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯪꯉꯛꯑꯕꯅꯤ ꯅꯪ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯤꯗꯔ ꯑꯣꯏꯔꯁꯤ ꯑꯩꯒꯤ ꯃꯤꯁꯟꯁꯨ ꯁꯣꯁꯥꯏꯇꯤꯗ ꯀꯔꯤꯒꯨꯝꯕ ꯆꯦꯟꯖ ꯑꯃ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩ ꯆꯪꯉꯛꯏꯁꯦ ꯁꯣ ꯑꯗꯨꯅ ꯅꯪ ꯑꯩꯈꯣꯏ ꯃꯤꯅ ꯇꯧꯕ ꯇꯧꯗꯕ ꯉꯁꯥꯏꯒꯤ ꯂꯟꯆꯦꯟꯕꯅ ꯍꯥꯏꯈꯤꯕꯗꯣ ꯂꯟꯆꯦꯟꯕꯅ ꯍꯥꯏꯕ ꯃꯥꯜꯂꯦ ꯑꯦꯔꯣꯒꯦꯟ ꯑꯣꯏꯕ ꯕꯦꯠ ꯀꯣꯃꯦꯟ ꯆꯥꯅꯤ ꯈꯣꯠꯅꯤ ꯑꯗ ꯃꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯤ ꯈꯣꯠꯂꯛꯀꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯀꯤꯕꯀꯣ ꯁꯤ ꯄꯣꯠꯁꯦ ꯍꯥꯏꯒꯦ ꯑꯩ ꯕꯦꯠ ꯀꯣꯃꯦꯟ ꯌꯥꯝ ꯆꯥꯕ ꯅꯨꯄꯥꯅꯦ ꯕꯠ ꯑꯥꯏ ꯗꯣꯟꯠ ꯒꯤቭ ꯑ ꯗꯦꯝ ꯑꯩ ꯔꯦꯁꯄꯣꯟꯁ ꯄꯤꯕ ꯍꯩꯌꯦꯕꯀꯣ ꯑꯩ ꯃꯋꯥ ꯂꯧꯗꯦꯕ ꯃꯣꯏꯒꯤ ꯀꯣꯃꯦꯟ ꯑꯩ ꯁꯨꯡ ꯌꯦꯡꯗꯦ ꯑꯍꯥꯟꯕꯗꯗꯤ ꯕꯦꯠ ꯀꯣꯃꯦꯟꯁꯦ
ꯑꯩ ꯈꯛꯇꯪꯗ ꯆꯥꯏ ꯃꯌꯥꯝ ꯂꯣꯏ ꯆꯥꯕꯅꯤ ꯕꯦꯠ ꯀꯣꯃꯦꯟ ꯆꯥꯏ ꯃꯌꯥꯝ ꯂꯣꯏ ꯆꯥꯕ ꯉꯥꯛꯇꯅꯦ ꯑꯐꯥꯎꯕ ꯍꯥꯏꯕꯗꯤ ꯑꯆꯧ ꯑꯆꯧꯕ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯅꯠꯇꯦꯕ ꯅꯪ ꯑꯩꯈꯣꯏꯗꯤ ꯊꯨꯠ ꯂꯥꯎꯕ ꯃꯤ ꯉꯥꯛꯇꯅꯦ ꯑꯋꯥꯡ ꯑꯋꯥꯡꯕ ꯃꯤ ꯁꯦꯂꯦꯕ꯭रिꯇꯤ ꯂꯩ ꯃꯌꯥꯝ ꯃꯣꯏ ꯕꯦꯠ ꯀꯣꯃꯦꯟ ꯀꯌꯥꯝ ꯆꯥꯏ ꯌꯦꯡꯉꯣꯕꯀꯣ ꯕꯠ ꯁꯤꯁꯤꯅ ꯏꯁꯨ ꯑꯣꯏꯕ ꯏꯁꯨ ꯅꯠꯇꯦꯕ ꯃꯥꯏꯟꯗꯤ ꯉꯁꯥꯏ ꯃꯌꯥꯝꯁꯨ ꯍꯥꯏꯈ꯭ꯔꯦ ꯅꯣꯂꯦꯖ ꯋꯥꯠꯄ ꯃꯤ ꯈꯔ ꯑꯃ ꯌꯥꯎꯋꯦ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦ ꯍꯥꯏ ꯕꯠ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯩꯅ ꯍꯪꯉꯤ ꯀꯣꯏꯁꯟꯁꯤꯒꯤ ꯃꯔꯝ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯆꯦꯟꯖ ꯇꯧꯔꯛꯇ ꯅꯪꯅ ꯑꯩꯅ ꯍꯧꯖꯤꯛ ꯆꯦꯟꯖ ꯈꯔ ꯇꯧꯔꯛꯄꯒꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏ ꯈꯪꯕꯒꯤ ꯅꯣꯏꯁꯨ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡ ꯊꯥꯡꯉꯛꯏꯅꯦꯕ ꯁꯦꯝ ꯋꯦ ꯑꯩꯈꯣꯏ 15ꯅ ꯑꯩꯈꯣꯏ 30ꯅ ꯑꯩꯈꯣꯏ 10ꯅ ꯑꯩꯈꯣꯏ 50ꯅ ꯊꯥꯡꯉꯒ ꯑꯗꯨ ꯄꯣꯠꯇꯣ ꯑꯃꯨꯛ ꯖꯦꯅꯦꯔꯦꯠ ꯇꯧꯔꯛ ꯇꯥꯔꯗꯤ ꯑꯗꯨ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯄꯨꯊꯣꯔꯛ ꯇꯥꯔꯗꯤ ꯃꯤꯑꯣꯏ ꯀꯌꯥꯝꯅꯣ ꯏꯟꯁꯄꯥꯌꯔ ꯑꯣꯏꯔ ꯊꯣꯛꯂꯛꯇꯣꯏ ꯃꯌꯥꯝꯁꯤꯡꯁꯦ ꯊꯣꯛꯂꯛꯀꯅꯤ ꯊꯣꯛꯂꯛꯑꯣꯏ ꯊꯣꯛꯂꯛꯀꯅꯤꯀꯣ ꯁꯣ ꯄꯣꯏꯟꯁꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯏꯟꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯦꯁ ꯉꯁꯥꯏꯒꯤꯗ ꯁ꯭ꯀꯦꯝꯅꯦ ꯑꯗꯨꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯑꯩꯅ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯄꯤꯒꯅꯤ ꯅꯣꯡꯃ ꯐꯖꯅ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯄꯤꯒꯅꯤ ꯃꯣꯏ ꯃꯌꯥꯝꯗ ꯃꯣꯏꯅ ꯔꯤꯌꯦꯜ ꯕꯤꯖꯤꯅꯦꯁꯁꯦ ꯇꯁꯦꯡꯅ ꯀꯔꯤꯅꯣ ꯄꯣꯠꯁꯦ ꯀꯩꯅꯣ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯣꯏꯗ ꯈꯪꯗꯕꯒꯤꯗꯃꯛꯇ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯎꯗ꯭ꯔꯤꯕꯩꯗꯃꯛꯇ ꯃꯌꯥꯝꯅ ꯌꯦꯡꯉꯣ ꯈꯔ ꯂꯥꯛꯑꯒ ꯃꯄꯥꯟꯒꯤ ꯃꯤꯅ ꯄꯩꯁꯥ ꯐꯛꯑ ꯄꯨꯈꯤꯕꯗꯩ ꯑꯗꯨꯝ ꯑꯗꯨꯒꯤ ꯋꯥꯈꯟꯗꯣ ꯈꯜꯂꯒ ꯃꯤ ꯀꯣꯛꯁꯤꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕ ꯋꯥꯅꯦ ꯕꯠ ꯑꯗꯨ ꯅꯠꯇꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨ ꯅꯠꯇꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝꯅ ꯈꯜꯂꯤꯁꯦ ꯄꯩꯁꯥ ꯇꯥꯟꯕ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯁꯦ ꯌꯥꯝꯅ ꯂꯧꯕ ꯄꯣꯠ ꯑꯃ ꯂꯩꯌꯦꯕ ꯌꯥꯝꯅ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯡꯗ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯁꯤꯝꯄꯜꯅꯦꯕ ꯅꯪꯁꯦ ꯍꯧꯖꯤꯛ ꯋꯦꯕꯁꯥꯏꯠ ꯁꯥꯕ ꯍꯩꯔꯦ ꯍꯥꯏꯔꯁꯦ ꯋꯦꯕꯁꯥꯏꯠ ꯁꯥꯕ ꯍꯩꯕꯁꯦ ꯋꯦꯕꯁꯥꯏꯠ ꯁꯥꯕꯤꯅꯕ ꯅꯪꯒꯤ ꯋꯦꯕꯁꯥꯏꯠ ꯗꯔꯀꯥꯔ ꯂꯩꯕ ꯀ꯭ꯂꯥꯏꯟ 3 ꯊꯤꯕ ꯃꯇꯝꯗ ꯅꯪ ꯄꯩꯁꯥ ꯇꯥꯜꯂꯣꯏꯗ꯭ꯔꯣ ꯁꯤꯕꯨ ꯁ꯭ꯀꯦꯝꯂꯣ ꯁꯤꯕꯨ ꯁ꯭ꯀꯦꯝꯂꯣ ꯃꯤꯒꯤ ꯋꯦꯕꯁꯥꯏꯠ ꯁꯥꯕꯤꯒꯦ ꯑꯩꯒꯤ ꯇꯦꯂꯦꯟꯁꯦ ꯁꯤꯖꯤꯟꯅꯔꯒ ꯅꯪꯉꯣꯟꯗ ꯋꯦꯕꯁꯥꯏꯠ ꯄꯤꯒꯦ ꯁꯤꯕꯨ ꯁ꯭ꯀꯦꯝꯂꯣ ꯅꯠꯇꯦ ꯅꯪꯒꯤ ꯀꯩꯅꯣꯒꯤ ꯄꯣꯗꯀꯥꯁꯀꯤ ꯃ꯭ꯌꯨꯖꯤꯛ ꯄ꯭ꯔꯣꯗꯛꯁꯟꯗꯣ ꯑꯩ ꯄꯥꯏꯕꯤꯒꯦ pay me 60 to 70,000 a month ꯁꯤ ꯁ꯭ꯀꯦꯝꯂꯣ ꯅꯪꯒꯤ ꯐꯦꯁꯕꯨꯛ ꯃꯥꯔꯀꯦꯇꯤꯡꯗꯣ ꯑꯩ ꯒ꯭ꯔꯣꯠ ꯄꯣꯔꯛꯀꯦ ꯒ꯭ꯔꯣꯠ ꯍꯦꯟꯒꯠꯍꯜꯂꯛꯀꯦ ꯁꯤ ꯁ꯭ꯀꯦꯝꯂꯣ ꯅꯪꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯒ꯭ꯔꯣꯠꯁꯦ ꯑꯩ ꯍꯦꯟꯒꯠꯍꯜꯂꯛꯀꯦ इन्फ्लुएंसर मार्केटिंग के थ्रू सी स्केम लो अदगिदी नंगी वीडियो एडिटिंग से नंग हजि वीडियो की वाई में आई था सुमाई पीगे सी पीगे नंग सिदे सिबुक चार्ज पे तौरो आइमोन सी स्केम लो नंगोंदा बेस्ट डिजाइन बेस्ट क्वालिटी टी शर्ट आई पिरक्के प्लेन टी शर्ट 3 पैक 1499 रुपीस सी स्केम लो नंगी कनोगी कंटेंट क्रिएशन दई मतेंग पांगे नंग सर्विस चार्ज सुमाई सी लई अदगी नंगी फाइनेंशियल की अइना ऑनलाइन द मेंटेन तोगे सी स्केम लो नो बट मयाम की नुंगाइबम हौजिसे मयाम की टारगेट फक्पम ने मणिपुर से नॉर्थ ईस्ट से हौजि मपान की मिला फक्पम ने कईगिनो नुंगाइना पंगबनिना अखोइदी याम लाइगजाने अखोइ मचासिंग दे अखोइना नंग अखोइना सीजे कनगदबने अखोइदी याम लाइगजाने अखोइदी कइनो पैसा उसला लोरे आई ngarang सुमाइन तालुरे हाय मतमदा सिगुम्बा कोचिंग यावबसे यावरोयबा आई दरकार तादे सिगुम्बा यावनिंगदे आईगी वाइनतेको हेंग बमकिनना अदगिदी बोरिसना सिगुम्बा कानाबा पोट अम पिरेबा यावरोयबा सी यावरोय मी असिदा हयेंग नोंगालागा पैसा पाइयो हाइसि लाख 2 तालो हाइसि अदुदो यावरोगेन चकिदुने अदुदि स्केम तौ तमे मीना दम स्केम तौ बिसे कना कमाइना लाख 2 तानदोय नोंगाला हप्ता अमदा कमाइ लाख 3 तानदोय अइमो होय अदुदि मोय फदना स्किल्स लेबा मी मोय अदुदि हेवी स्किल्स लेबा मी मोय अदुदि तमनिंगाय ओरे मोय तेके अदु राइट वे द मोयना लीगली तालक तादे राइट वे तमनिंगाय ओय पोट अम लेरे सी पोचे खंगो मुन्ना भाप ताओ शॉपिफाई ना बिजनेस अंडरस्टैंड तो ज्ञान सुता तारोय ऑनलाइन बिजनेस डिजिटल बिजनेस है किनु ज्ञान सुता तारोय शॉपिफाई ना अखोइदा ई कॉमर्स स्टोर साबगी प्रॉब्लम अचौबम सॉल्व तौबिरगा थादा मोइना अखोइदे लिसिंग अहुम अहुम लौइसे कइनु सिजु स्केम ने हाइगे हारो नो ओनली थिंग जे कइनु अखोइदे स्केम दो थिंगनरुबा रियल बिजनेस ती मसक खंगदबो रियल बिजनेस मसक खंग तारदी गेरी बेनर चकना मागी मीडिया द माना मीडिया बिल्ड तौइजे कमाइ बिल्ड तौइन सी हंगो नसा अमता हंगजो ngasi हंगजो हजि हसलर यूनिवर्सिटी जे मयामना स्केम ने हाय
No, it's not a scam. ꯑꯩ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ. It's not a scam. ꯑꯗꯨ ꯑꯣꯏꯗꯤ ꯑꯩꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯅꯪꯅ ꯁ꯭ꯀꯨꯜꯗ ꯀꯣꯂꯦꯖꯇ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯕ ꯆꯠꯂꯨꯕ ꯄꯩꯁꯥ ꯗꯣꯛꯇꯔ ꯑꯣꯏꯕ ꯆꯠꯂꯨꯕ ꯄꯩꯁꯥ ꯊꯤꯔꯨꯏꯗꯣ ꯑꯗꯨ ꯁ꯭ꯀꯦꯝ ꯑꯣꯏꯗ꯭ꯔꯣ ꯑꯗꯨꯗꯤ ꯐꯦꯛꯅꯦ ꯑꯩꯅ ꯍꯥꯏꯔꯛꯏꯁꯦꯀꯣ ꯅꯪꯅ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯝꯃꯨꯔꯤ ꯐꯤꯁ ꯊꯤꯔ ꯑꯗꯨ ꯂꯨꯄꯥ ꯀꯌꯥ ꯊꯤꯔ ꯂꯥꯛ ꯀꯌꯥꯅꯣ ꯅꯪ ꯊꯤꯔ ꯂꯥꯛꯏꯁꯦ ꯑꯗꯨ ꯁ꯭ꯀꯦꯝ ꯑꯣꯏꯗ꯭ꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯥꯏꯅꯤꯡꯉꯤ ꯄꯣꯏꯟꯁꯦ ꯀꯩꯅꯣ ꯍꯁꯂꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯂ ꯇꯝꯃꯨꯏꯁꯦ ꯀꯩꯅꯣ ꯍꯁꯂꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁ꯭ꯀꯤꯜꯁꯇꯣ ꯃꯇꯤꯛ ꯆꯥꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯐꯖꯅ ꯇꯧ ꯇꯥꯔꯗꯤ ꯑꯗꯨꯒꯤ ꯔꯤꯖꯜꯠ ꯀꯩꯗꯧꯕꯩ ꯂꯥꯛꯑꯣꯏꯗꯣꯏꯅꯣ ꯁꯦꯝ ꯊꯤꯡ ꯅꯪꯅ ꯁ꯭ꯀꯨꯜꯗ ꯆꯠꯂꯒ ꯅꯪꯅ ꯍꯣꯏ ꯑꯩꯗꯤ ꯁ꯭ꯀꯦꯝꯅꯦ ꯍꯥꯏꯗꯦꯀꯣ ꯑꯩ ꯏꯁꯥꯃꯛ ꯏꯟꯖꯤꯅꯤꯌꯔ ꯇꯝꯕ ꯂꯥꯛꯇꯕꯗꯣ ꯁ꯭ꯀꯦꯝꯅꯦ ꯍꯥꯏꯗꯦ ꯀꯩꯅꯣ ꯑꯩꯅ ꯑꯣꯏꯅꯤꯡꯗꯕꯩ ꯑꯣꯏꯖꯗꯕ ꯋꯥꯅꯦꯕ ꯑꯗꯨ ꯗꯤꯐ꯭ꯔꯦꯟ ꯋꯦꯅꯦꯕ ꯕꯠ ꯅꯪꯅ ꯏꯟꯖꯤꯅꯤꯌरिꯡ ꯇꯝꯃꯒ ꯕꯦꯛ ꯆꯥꯔ ꯁꯨꯝ ꯕꯦꯛ ꯆꯥꯔ ꯍꯣꯠꯅꯗ꯭ꯔꯒ ꯇꯨꯝꯕ ꯂꯩꯔ ꯕꯦꯛ ꯆꯥꯔ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯏꯟꯖꯤꯅꯤꯌरिꯡ ꯇꯝꯃꯨꯔꯒ ꯀꯩꯝ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯗꯨ ꯄꯣꯠꯇꯣ ꯀꯩꯅꯣ ꯃꯥꯡꯖꯕꯁꯦ ꯀꯩꯅꯣ ꯅꯪꯒꯤ ꯑꯁꯣꯏꯕꯅꯦꯕ ꯕꯠ ꯑꯗꯨ ꯁ꯭ꯀꯦꯝꯅꯦ ꯍꯥꯏꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯑꯗꯨ ꯁ꯭ꯀꯦꯝꯅꯦ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯁ꯭ꯀꯦꯝ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯁ꯭ꯀꯦꯝ ꯍꯥꯏꯔꯤ ꯄꯣꯠꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯥꯏꯅꯤ ꯑꯣꯕꯖꯦꯛ ꯎꯠꯁꯜꯂꯒ ꯄꯣꯠ ꯁꯨꯡꯂꯩ ꯂꯩꯇꯕꯤꯗ ꯀꯔꯤꯒꯨꯝꯕ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯕꯤꯗ ꯄꯣꯠ ꯇꯧꯁꯜꯂ ꯁꯨꯃꯥꯏꯅ ꯅꯣꯡꯉꯥꯜꯂ ꯁꯨꯃꯥꯏꯅ ꯇꯥꯜꯂꯨ ꯍꯥꯏꯕ ꯄꯣꯠꯁꯦ ꯗꯤꯁ ꯑꯥꯔ ꯑꯣꯜ ꯁ꯭ꯀꯦꯝ ꯁꯤꯗꯤ ꯁ꯭ꯀꯦꯝ ꯆꯤꯡꯉꯦꯕ ꯁꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯠꯁꯤꯗꯤ ꯅꯣꯏ ꯃꯥꯏꯟꯗꯒꯤ ꯁꯤ ꯍꯥꯟꯅ ꯂꯧꯊꯣꯛ ꯅꯣꯏꯅ ꯕꯤꯖꯤꯅꯦꯁ ꯇꯧꯗ꯭ꯔꯤꯀꯥꯟ ꯁꯤ ꯍꯥꯟꯅ ꯍꯧꯗꯣꯛꯑꯣ ꯃꯤꯅ ꯁꯨꯃꯥꯏꯅ ꯁ꯭ꯀꯦꯝ ꯍꯥꯏꯅꯩ ꯁꯤ ꯍꯥꯏꯅꯩ ꯁꯤ ꯍꯥꯏꯅꯩ ꯏꯠ ꯗꯖꯟ ꯃꯦꯇꯔ ꯃꯦꯟ ꯅꯪꯅ ꯚꯦꯜꯌꯨ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯕꯗꯣ ꯍꯩꯔꯒꯗꯤ ꯁ꯭ꯀꯦꯝ ꯑꯝꯇ ꯅꯠꯇꯦ ꯁ꯭ꯀꯦꯝ ꯍꯥꯏꯕ ꯄꯣꯠꯁꯤꯗꯤ ꯃꯤꯅ ꯁꯦꯝꯃꯛꯄ ꯃꯥꯏꯟꯗ ꯁ꯭ꯀꯦꯝ ꯑꯣꯏꯅ ꯂꯩꯍꯟꯈꯤꯕ ꯄꯣꯠꯅꯦ ꯖꯥꯂꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯤꯗ ꯃꯤꯔꯥꯡ ꯑꯃ ꯀꯥꯍꯜꯂꯤꯁꯦ ꯁꯤ ꯂꯧꯊꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯅꯪꯅ ꯗꯤꯖꯤꯇꯦꯜ ꯋꯥꯔꯜꯗ ꯆꯪꯉꯛꯀꯥꯟꯗ ꯃꯤꯒꯤ ꯐꯦꯁꯕꯨꯛ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯆꯂꯥꯏꯕꯤꯕꯁꯦ ꯇꯦꯛꯅꯤꯀꯦꯜꯅꯦ ꯁꯤ ꯄꯣꯠꯁꯦ ꯆꯂꯥꯏꯕꯤꯔꯒ ꯅꯪ ꯄꯤꯕꯤꯅꯤ ꯑꯗꯨ ꯄꯣꯠꯇꯣ ꯍꯣꯏ ꯅꯪꯅ ꯍꯨꯔꯥꯜꯂ ꯆꯦꯟꯈꯤ ꯇꯥꯔꯗꯤ ꯑꯗꯨ ꯁ꯭ꯀꯦꯝꯅꯦ ꯑꯗꯨꯗꯤ ꯇꯧꯕꯤꯗꯅ ꯍꯨꯔꯥꯜꯂ ꯄꯩꯁꯥ ꯂꯧꯊꯣꯛ ꯆꯦꯟꯈꯤ ꯑꯗꯨ ꯁ꯭ꯀꯦꯝꯅꯦꯕ ꯑꯗꯨꯕꯨ ꯑꯦꯖ ꯑ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯩꯅ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃ ꯑꯣꯏꯕ ꯃꯇꯝꯗ ꯑꯩ ꯍꯥꯏꯒꯦꯕ ꯃꯥꯏꯟꯁꯦ ꯌꯦꯡꯉꯨꯀꯣ ꯁ꯭ꯀꯦꯃꯔꯁꯀ ꯑꯩꯒꯤ ꯃꯥꯏꯟꯒ ꯅꯣꯏꯒꯤ ꯃꯥꯏꯟ ꯌꯦꯡꯉꯨ ꯅꯣꯏꯁꯨ ꯁꯨꯃꯥꯏꯅ ꯈꯜꯂꯛꯀꯗꯕꯅꯦꯕ ꯈꯔ ꯑꯃꯗꯤ ꯈꯜꯂꯦꯕ ꯑꯩ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯌꯥꯝ ꯂꯩꯌꯦꯕ ꯑꯩꯅ ꯅꯉꯣꯟꯗ ꯕ꯭ꯔꯗꯔ ꯅꯉꯣꯟꯗ ꯂꯥꯛ ꯑꯃ ꯊꯤꯗꯣꯏꯁꯦ ꯅꯠꯇ꯭ꯔꯒ ꯂꯨꯄꯥ 8,000 ꯊꯤꯗꯣꯏ ꯂꯨꯄꯥ 10,000 ꯀꯨꯟ ꯀꯨꯟꯊ꯭ꯔꯥ ꯊꯤꯗꯣꯏꯁꯦ ꯁꯤꯁꯤꯅ ꯅꯪ ꯑꯩꯉꯣꯟꯗ ꯁ꯭ꯀꯦꯝ ꯇꯧꯔꯗꯤ ꯈꯜꯂꯦ ꯑꯩꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯕ꯭ꯔꯗꯔ ꯅꯪꯒꯤ 10,000ꯅ 30,000ꯅ ꯂꯥꯛ ꯑꯃꯅ ꯑꯩ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯠꯇꯦ ꯑꯗꯨꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯅꯨꯄꯥꯗꯣ ꯑꯩ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯁꯦꯝꯅꯤ ꯑꯩꯅ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯅ ꯆꯪꯉꯛꯏꯁꯦ ꯑꯩ ꯂꯥꯛ ꯑꯃ ꯇꯥꯟꯒꯦꯅ ꯆꯪꯉꯛꯄ ꯃꯤ ꯅꯠꯇꯦ ꯑꯩꯁꯨ ꯀꯔꯣꯔꯗ ꯇꯥꯟꯒꯦꯅ ꯆꯪꯉꯛꯏꯅꯦ ꯄꯩꯁꯥ ꯄꯥꯏꯒꯦꯅ ꯆꯪꯉꯛꯏꯅꯦ ꯑꯩꯁꯨ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯒꯦꯅ ꯆꯪꯉꯛꯏꯅꯦ ꯑꯗꯨ ꯆꯪꯉꯛ ꯇꯥꯔꯗꯤ ꯑꯩꯅ ꯂꯥꯛ ꯑꯃꯒꯤ ꯃꯤꯉꯣꯟꯗ ꯁ꯭ꯀꯦꯝ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯀꯩ ꯅꯨꯡꯉꯥꯏ ꯐꯪꯗꯣꯏꯅꯣ ꯑꯗꯨ ꯑꯩꯒꯤ ꯊꯕꯛꯇꯤ ꯀꯩꯅꯣ ꯃꯌꯥꯝꯒꯤ ꯑꯩꯅ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁꯇ ꯃꯌꯥꯝꯒꯤ ꯒ꯭ꯔꯣꯠ ꯄꯤꯕ ꯃꯌꯥꯝꯒꯤ ꯔꯤꯖꯜꯠ ꯄꯤꯕ ꯔꯤꯖꯜꯠꯇꯣ ꯄꯤꯈꯤ ꯇꯥꯔꯗꯤ ꯔꯤꯖꯜꯠꯇꯣ ꯐꯪꯈꯤ ꯇꯥꯔꯗꯤ ꯑꯩꯒꯤ ꯒ꯭ꯔꯣꯠꯇꯣ ꯍꯦꯟꯒꯠꯂꯛ ꯇꯥꯕ ꯁꯣ ꯁꯤꯒꯤ ꯃꯥꯏꯟꯁꯦ ꯅꯪꯅ ꯈꯟꯒꯗꯕ ꯃꯥꯏꯟꯁꯦ ꯁꯤꯅꯦ ꯈꯟꯒꯗꯕꯁꯦ ꯕꯤయింగ్ ꯑ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯅꯪꯅ ꯈꯟꯒꯗꯕ ꯅꯪꯅ ꯉꯁꯤ ꯐꯪꯉꯤꯕ ꯂꯥꯛ ꯑꯃꯁꯦ 8,000ꯁꯦ 30,000ꯁꯦ 90,000ꯁꯦ ꯁꯤꯁꯦ ꯅꯪꯒꯤ ꯀꯩꯅꯣ ꯅꯠꯇꯦꯕ ꯁꯤꯗꯤ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇ ꯂꯥꯛꯄ ꯄꯩꯁꯥꯅꯦꯕ ꯕꯠ ꯅꯪꯒꯤ ꯒꯣꯜꯗꯤ ꯀꯩꯅꯣ ꯑꯆꯧꯕ ꯃꯅꯤꯁꯦ ꯑꯆꯧꯕ ꯕꯤꯖꯤꯅꯦꯁꯁꯦ ꯀꯃꯥꯏꯅ ꯕꯤꯖꯤꯅꯦꯁꯁꯦ ꯀꯃꯥꯏꯅ ꯆꯥꯎꯈꯠꯂꯛꯀꯅꯤ ꯂꯦꯒꯦꯁꯤ ꯀꯃꯥꯏꯅ ꯁꯦꯝꯃꯛꯀꯅꯤ ꯁꯤ ꯈꯜꯂꯛꯀꯅꯤ ꯑꯗꯨ ꯈꯜꯂꯛ ꯇꯥꯔꯗꯤ ꯃꯥꯏꯟꯁꯦ ꯇꯣꯡꯉꯥꯜꯂꯛꯀꯅꯤꯕ ꯅꯪ ꯑꯝꯇ ꯈꯜꯂꯨꯅꯦ ꯅꯪ ꯍꯧꯖꯤꯛ ꯃꯤꯅ ꯂꯥꯛ 5 ꯊꯤꯔꯦꯕ ꯐꯔꯦꯅꯦ ꯑꯩ ꯂꯥꯛ 5 ꯊꯤꯔꯒꯦꯕ ꯁꯖꯤꯠ ꯅꯉꯣꯟꯗ ꯑꯩ ꯂꯥꯛ 5 ꯊꯤꯔꯒꯦꯕ ꯔꯣꯕꯔꯠ ꯅꯉꯣꯟꯗ ꯂꯥꯛ 5 ꯊꯤꯔꯒꯦꯕ ꯂꯥꯛ 5 ꯊꯤꯔꯦ ꯅꯣꯏꯕꯥꯏꯅ ꯆꯦꯟꯈ꯭ꯔꯦꯕ ꯑꯩꯉꯣꯟꯗ ꯉꯥꯛꯇꯪꯗꯤ ꯃꯊꯥ ꯁꯥꯔꯦꯕ ꯑꯩ ꯅꯣꯡꯃꯗꯤ ꯀꯥꯎꯈ꯭ꯔꯅꯤꯕ ꯑꯣ ꯑꯁ ꯂꯧꯈ꯭ꯔꯁꯅꯨ ꯌꯥꯔꯦ ꯇꯧꯖꯈ꯭ꯔꯁꯅꯨ ꯈꯟꯗꯣꯛꯑꯦꯕ ꯑꯩ ꯀꯩ ꯅꯪ ꯗꯦꯅꯤꯜ ꯃꯣꯏꯔꯥꯡꯊꯦꯝ ꯑꯃꯨꯛ ꯆꯪꯉꯛꯏꯗꯣ ꯅꯪ ꯂꯩꯀꯥꯟꯗ ꯆꯪꯒꯦꯗꯤ ꯍꯥꯏꯗꯅ ꯅꯪꯅ ꯂꯥꯛ ꯑꯃꯗꯣ ꯂꯧꯔꯒ ꯅꯪ ꯆꯦꯟꯈ꯭ꯔꯦꯕ ꯂꯥꯛ ꯑꯃꯗꯣ ꯂꯧꯔ ꯆꯦꯟꯈꯤ ꯃꯇꯝꯗ ꯑꯗꯨ ꯄꯣꯠꯇꯣ ꯂꯧꯔ ꯆꯦꯟꯈ꯭ꯔꯀꯥꯟꯗ ꯅꯪ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯔꯕ ꯑꯗꯨꯒꯤ ꯕꯤꯖꯤꯅꯦꯁꯇꯣ ꯑꯗꯨꯅ ꯌꯥꯔꯕ ꯌꯥꯗꯦꯀꯣ ꯁꯨ ꯀꯣꯃꯟ ꯁꯦꯟꯁꯁꯦ ꯈꯪꯉꯣꯕ ꯀꯣꯃꯟ ꯁꯦꯟꯁꯁꯦ ꯀꯩꯅꯣ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃ ꯑꯣꯏꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯍꯧꯖꯤꯛ ꯂꯥꯛꯄ ꯄꯩꯁꯥꯁꯦ ꯗꯦꯠꯁ ꯅꯣꯠ ꯏꯅꯐ ꯁꯤꯁꯦ ꯀꯃꯥꯏꯅ ꯕꯤꯜ ꯇꯧꯒꯗꯒꯦ ꯀꯃꯥꯏꯅ ꯁꯤꯁꯦ ꯑꯦꯛꯁꯄꯥꯟ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤ ꯋꯥꯈꯜꯁꯦ ꯈꯟꯒꯗꯕꯅꯦ ꯑꯗꯨ ꯀꯃꯥꯏꯅ ꯑꯦꯛꯁꯄꯥꯟ ꯇꯧꯗꯣꯏꯅꯣ ꯀꯃꯥꯏꯅ ꯑꯦꯛꯁꯄꯥꯟ ꯇꯧꯗꯣꯏꯅꯣ ꯀꯃꯥꯏꯅ ꯑꯦꯛꯁꯄꯥꯟ ꯇꯧꯗꯣꯏꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯁꯄꯣꯁ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯌꯦꯕ ꯑꯩꯒꯤ ꯍꯥꯏ ꯑꯆꯤꯚꯔꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯦ ꯋꯥꯟ ꯑꯣꯐ ꯗ ꯕꯤꯒꯦꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯏꯍꯟꯒꯦ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯇ ꯑꯣꯔ ꯏꯟꯗꯤꯌꯥꯗꯁꯨ ꯃꯃꯤꯡ ꯂꯩꯍꯟꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣꯅꯦ ꯅꯣꯏ ꯕꯤꯖꯤꯅꯦꯁꯀꯤ ꯃꯥꯏꯟ ꯀꯅꯥ ꯆꯦꯟꯕ ꯀꯅꯥ ꯌꯥꯎꯒꯦ ꯌꯦꯡꯒꯦ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯀꯅꯥ ꯍꯥꯟꯅ ꯈꯨꯠ ꯊꯥꯡꯒꯠꯂꯣ ꯀꯅꯥ ꯍꯥꯟꯅ ꯍꯥꯏꯒꯦ ꯕꯤꯖꯤꯅꯦꯁꯀꯤ ꯃꯥꯏꯟ ꯆꯦꯟꯕ ꯀꯅꯥ ꯌꯥꯎꯒꯦ ꯀꯅꯥ ꯍꯥꯟꯅ ꯍꯥꯏꯒꯦ ꯍꯥꯏꯔꯣ ꯂꯟꯆꯦꯟꯕ ꯍꯥꯏꯔꯣ ꯌꯥꯝ ꯊꯤꯅ ꯇ꯭ꯔꯁ ꯂꯩꯕ ꯇꯤꯝ ꯑꯃ ꯕꯤꯜ ꯇꯧꯗꯥꯏ ꯌꯦꯁ ꯕꯤꯂꯤꯞ ꯂꯩꯅꯕ ꯁꯤꯁꯨ ꯄꯥꯔꯠ ꯑꯃꯅꯦꯕ ꯌꯥꯝꯅ ꯇ꯭ꯔꯁꯐꯨꯜ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯕꯤꯜ ꯇꯧꯗꯣꯏꯅꯦꯕ ꯇ꯭ꯔꯁꯐꯨꯜꯁꯦ ꯀꯃꯥꯏꯅ ꯕꯤꯜ ꯇꯧꯗꯣꯏꯅꯣ ꯅꯣꯏ ꯃꯌꯥꯝꯁꯦ
ꯅꯣꯏ ꯃꯌꯥꯝꯅ ꯉꯁꯤ ꯆꯪꯉꯛꯏꯁꯦ ꯑꯩꯅ ꯅꯣꯏ ꯃꯌꯥꯝꯅ ꯁꯤ ꯆꯪꯉꯛꯏꯁꯦ ꯅꯣꯏ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯇꯧ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯅꯕ ꯆꯪꯉꯛꯄ ꯅꯠꯇꯦꯕ ꯅꯣꯏ ꯃꯌꯥꯝꯗ ꯔꯤꯖꯜꯠ ꯄꯤꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯕꯛꯅꯦꯕ ꯑꯩꯒꯤ ꯊꯕꯛꯅꯦꯕ ꯕꯠ ꯑꯩꯅ ꯅꯣꯏ ꯁꯤꯁꯨ ꯈꯟꯒꯅꯨꯕ ꯁꯤ ꯈꯟꯒꯅꯨꯕ ꯅꯣꯏꯅ ꯍꯣꯠꯅꯗ꯭ꯔꯒ ꯍꯌꯦꯡ ꯑꯩꯒꯤ ꯃꯤꯡꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯤ ꯀꯥꯏꯁꯦ ꯈꯟꯒꯅꯨ ꯑꯩ ꯂꯣꯏ ꯌꯦꯡꯅꯤꯕ एवरीथिंग ꯑꯩ ꯂꯣꯏ ꯌꯦꯡꯅꯤꯕ ꯅꯣꯏꯅ ꯉꯁꯤ ꯁꯤ ꯑꯩ ꯂꯣꯏ ꯌꯦꯡꯉꯦ एवरीवन ꯑꯩ ꯂꯣꯏ ꯆꯦꯛ ꯇꯧꯋꯦ ꯅꯣꯏ ꯁꯤ ꯈꯟꯒꯅꯨ ꯂꯣꯏ ꯆꯦꯛ ꯇꯧꯋꯦ ꯀꯅꯥꯅ ꯑꯦꯛꯇꯤꯚ ꯑꯣꯏ ꯀꯅꯥꯅ ꯑꯦꯛꯇꯤꯚ ꯑꯣꯏꯗꯦ ꯀꯅꯥꯅ ꯀꯩꯗꯧꯏ ꯔꯥꯍꯨꯜ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯇꯨꯝꯅꯤꯡꯉꯕ ꯔꯥꯍꯨꯜ राहुल एनर्जी हम वाले है आई वांट एनर्जी अइना हाई पोचे येंगो नोई मैम दा अइना चेक तौरी से कइगिनो समदा तुरजित ना कइदौरी रोबर्ट ना कइदौरी बमकिन ना कइदौरी ए लो येंग दबे यादे ऋषिराज ना कइदौरी कइगिनो हाइ मतमदा आइगिदी मेक श्योर तौदबे यादे नोई रिजल्ट फंगदबे यादे नोई खोंगथांग थांगबदा कमाइना रिजल्ट से था पुगनी हाइबसे कइनो समदा नोई रिजल्ट फंगबा हाइबसे आइगी रेपुटेशन आइगी बिजनेस द ग्रोथ आइगी एवरीथिंग ग्रोथ लाकदोने इन फ्यूचर यूनिवर्सिटी दा चोबो बिल्डन ओरकदोने सो सेम थिंग नोई की माइंड दसु नोइना बिल्ड तौदोरिबा बिजनेस से whether any kind of marketing or service business or product business or trust is the first thing. Trust is the first thing. I wam hange. Rahul I wam hange na mudazi. Saying na kumo. Everyone I hanka do business. I na hanka do poche. Sige answer I pam. I know si haire I batagla I ma'am sing Rahul. Nang tawbungam mudra ngam moidra. Nang businessman winning bra winning da bra. Nang na tawningi poche nang changning da bra. I'm gonna sing na answer biro. Give me the answer. Energy yaw yaw da bra dugi. Answer. Give me the answer. Ngomni sir. Ai tadi. Ngomni sir. Kamay ngam dun. Ai pam di changi ngam. Ai nangi voice am tadi. Ai nang ai ga wari sansi kon. Bishoji haro. Ngomni sir. Niko. Mungkin haro. Ngomni sir ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯝꯐꯣꯔꯠ ꯖꯣꯟꯗꯩ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ Yes. Comfort zone those. Loinamang ngamni ko everyone loinamang ngamni. Ngomni. Sa ngamni. Ngomni sir. Piba kai legrage. Piba. Yes sir. Ai ngomni. Kai ngamni hai off to je pari ngam godro ngamoidro. Ngamni sir. Kai gino hasan dai hai keba. Ngamoi hai tardi. I don't want your money. Sing hai do ke bai. I don't want your money. Aina hai kai gino hasan da. Aina piraga ai yam wa ga jane noida. Ai yam tina wa ga jane. Noi khanga ai ne hafta amda mayam gi training pi dai shi ge to ye. But again, aina hai du je. Noida aina wari be effort se heng mangan takhan ga da pot web du adu pot du sumam pam de. Boris ngamni ko hai je. Ngamni sir. Adi aigi sir foreign business sum salai jari mina. Adum ai wanda dum kha aigi advertisement ge wanda adi we ma lak dong tawi. Adi I pige. Kano. I pige ai loi pige. Adun aina structure pige loi pige aina ngam gai loi pige ba. Ai loi honor aina noi myam dai ni honor ai video everything loi pirakani. Video sem dai matam kyam changi. Si khan ma da kyam matam changi ha de noi khang ba natte ba. Ba ai pi du ne. Pi bo to ai gi matam manghan doi oi tar de ai pam de. Subam pam de ai matam manghan doi tar pam de heng ai gi reputation thi ba thak de shon to ba yaroi. So adun noi dai ni hangi myam sing de ko noi honestly na thamoi de aina pi du myam sing de honor kan da aina ham do nupa tho chango changjalo forward tawro aduga noi the result fanggadam step to clear cut oin changadam ne gyan tabra ta dabra robert gyan tabra passive income hai re bro passive income kamai build to do no ngon hange mayam hange wai ngon passive income kamai build to do no aina hai to khre passive income smai build to da ne to khre de hado sat khre moi hado sat khre di amuna passive income gi wari sarak kidre kai gi no handam da mine umuna passive income sem baje yam lai bai jat u bai wakhanum su lai lai dam ne passive income sem baje matam changi passive income sem baje income la han basit loi lairam tadi mi lo pisa pairam mani but way do skills to khang tar di pisa tan basit lai hai ne bai hai se vidyan da gyan tabra
Thai, sir. 내가 슬라이드 좀 붙여. 오픈 로직 간다 이거. Oh, tai sir. Next door. Oh, she hydrate. 너네 사 제레미 프레그랜스 하이드. 신우 빠제. He's making millions of dollars. He is making millions of dollars. I'm talking to like Jeremy Fragrance. I'm talking to. Learn to when she in Pazi learn to command to marketing learn to. It is going to help you a lot. Miss to gun hang to Jeremy Fragrance. In Pazi ugra mana no things anh sai được nila kana mai video hang do mai video hang do man tao je chap mane yung anh sai do si top 10 most sinate 1 year gi hang do 1 year gi yung ko market second ma ji to je ke first perfume gi to re ko makha da mai description da lo magi stage da magi website yang jeremyfragrance.com chang jeremy fragrance makha gi okay i chang si u brong si my brain ne ji gi makha sa taro yare pala mani ji close to rare sumaina business build tawning da bro si real business this is the real business du kamai build do nu adu du nei haide kamai build do nu adu pot nei haide ji noigi kamai na noigi mindset to kamai leri noini action kamai lo adu mutun si pot si mak ip ngasi aingonda ain hojik train to female je ahan je ichi jina mangon dai hang boje magi manufacturer je ain loi thi yung noi khallo ain manufacturer je ain loi thi ma masan thi de kai gino ma khang da bai dam ta adu magi result do ina promise to do pigani hai bai dam manufacturer je ain wai sana ain business to do type tai wai sana aingon hoji candle nga thane la email je message sadal email je aingon hoji ai je candle business to mi ki ta candle phone ga lai sir candle pa ma to si to na tro na Firozabad tagi adagi Noida tagi tori mem sing kai gi no si tori me si ju thi du ne si ju noin thi ge dab ne si mem sing ai talak ke si por me ado aina thibi je kai no aina responsibility lo win ai matam je yong na pressure lo mem sing so si gu ma pot mem sing je kai shu na te ba ngasai gi ain ta ki formula do adui matung inna kamaina create tor kani kamaina manufacture connect kamaina tawni aina course manung da pirak podui matung inna adai kamaina nang si deal tawni kamaina sumain tawni hai poto adu khangi ta de pop ta kan adu formula da bak pan matam da result dum tak la hꯧꯖꯤꯛ ꯑꯝꯇ ꯍꯧꯗꯣꯛꯎꯅꯦ ꯀꯅꯥꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯍꯧꯗꯣꯛꯑꯣꯕ ꯄꯣꯠ ꯑꯃ ꯍꯧꯗꯣꯛꯑꯣꯕ ꯑꯩ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ ꯃꯥꯁꯦ ꯀꯥꯔꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯔꯝꯃꯦꯕ ꯇꯧꯀꯣ ꯕꯤꯖꯤꯅꯦꯁꯀꯤ ꯋꯥꯔꯤ ꯉꯥꯛꯇꯅꯦ ꯉꯁꯤ ꯁꯥꯔꯛꯇꯣꯏꯁꯦ ꯉꯁꯤꯗꯤ ꯑꯣꯟꯂꯤ ꯕꯤꯖꯤꯅꯦꯁ ꯑꯥꯏ ꯑꯦꯝ ꯒꯣꯏꯡ ꯇꯨ ꯇꯣꯛ ꯑꯕꯥꯎꯠ ꯑꯣꯟꯂꯤ ꯕꯤꯖꯤꯅꯦꯁ ꯃꯥ ꯍꯥꯏꯌꯦꯕ ꯑꯩꯉꯣꯟꯗ ꯂꯥꯛꯑꯦ ꯃꯥꯁꯦ ꯃꯊꯥ ꯁꯥꯔꯦꯅ ꯂꯥꯛꯑꯦꯕ ꯍꯟꯗꯛꯁꯦ ꯄꯩꯁꯥꯒ ꯑꯃ ꯇꯥꯟꯗ꯭ꯔꯦ ꯒꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯁꯤꯅꯦꯕ ꯅꯪ ꯑꯥꯏꯗꯤꯌꯥ ꯈꯤꯇ ꯄꯤꯔꯣ ꯀꯃꯥꯏꯅ ꯇꯥꯟꯗꯣꯏꯅꯣ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯌꯦꯕ ꯅꯪ ꯅꯈꯨꯠꯇ ꯒꯥꯔꯤ ꯀꯌꯥꯝ ꯂꯩ ꯁꯤꯅꯦꯕ ꯑꯣꯛꯁꯟꯗ ꯂꯩꯕꯉꯩ ꯂꯣꯏꯅꯃꯛ ꯃꯉꯣꯟꯗ ꯂꯣꯏ ꯗꯤꯜ ꯂꯩꯁꯤꯅꯦꯕ ꯑꯣꯛꯁꯟꯗ ꯂꯩꯕꯉꯩ ꯒꯥꯔꯤ ꯑꯍꯣꯡꯕ ꯑꯇꯥꯡꯕ ꯃꯉꯣꯟꯗ ꯂꯣꯏ ꯈꯪꯉꯦ ꯁꯤꯅꯦ ꯃꯥ ꯍꯥꯏꯁꯦ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯌꯦ ꯃꯅꯤꯄꯨꯔꯗ ꯐꯣꯀꯁ ꯇꯧꯒꯅꯨ ꯍꯧꯖꯤꯛ ꯁꯤꯅꯦꯕ ꯑꯩ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯗ ꯐꯣꯀꯁ ꯇꯧꯔꯅꯨ ꯀꯩꯅꯣ ꯃꯅꯤꯄꯨꯔꯗꯅ ꯍꯧꯖꯤꯛ ꯄꯨꯁꯟꯕ ꯌꯥꯔꯣꯏ ꯃꯥꯔꯀꯦꯠꯁꯦ ꯁꯤ ꯂꯩ ꯈꯣꯠꯂꯩ ꯁꯤꯅꯦꯕ ꯑꯩ ꯍꯥꯏꯁꯦ ꯅꯪꯅ ꯇꯧꯕ ꯌꯥꯏꯁꯦ ꯀꯩꯅꯣ ꯍꯧꯖꯤꯛ ꯅꯪꯒꯤ ꯈꯪꯅꯔꯤꯕ ꯑꯣꯛꯁꯟꯁꯤꯒꯤ ꯄꯥꯋꯔꯁꯦ ꯃꯌꯥꯝꯁꯨ ꯈꯪꯉꯤꯅꯤ ꯅꯪ ꯍꯧꯖꯤꯛ ꯁꯤꯒꯤ ꯄꯣꯠꯁꯦ ꯔꯤꯚ꯭ꯌꯨ ꯇꯧꯒꯦꯔꯥ ꯅꯪꯅ ꯃꯥꯔꯀꯦꯠꯁꯦ ꯄꯥꯝꯃꯦ ꯅꯪ ꯅꯨꯄꯥ ꯊꯣꯛꯆꯔꯣ ꯅꯪꯅ ꯉꯝꯖꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯅꯪꯒꯤ ꯋꯦꯕꯁꯥꯏꯠ ꯑꯃ ꯍꯥꯡꯗꯣꯛꯑꯁꯤ ꯋꯦꯕꯁꯥꯏꯠꯁꯤꯗ ꯅꯪꯅ ꯀꯔꯤꯝ ꯇꯧꯕꯩ ꯃꯊꯧ ꯇꯥꯗꯦ ꯅꯪꯅ ꯈꯪꯅꯔꯤꯕ ꯀꯥꯔ ꯃꯌꯥꯝꯁꯤꯒꯤ ꯐꯣꯇꯣꯁꯨꯠ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯧꯈꯠꯂꯁꯦ ꯐꯣꯇꯣꯁꯨꯠ ꯃꯌꯥꯝꯁꯦ ꯂꯣꯏ ꯍꯥꯞꯆꯜꯂꯒ ꯅꯪꯒꯤ ꯋꯦꯕꯁꯥꯏꯠꯇ ꯂꯣꯏ ꯂꯦꯡꯉ ꯊꯝꯃꯁꯦ ꯀꯥꯔꯁꯦ ꯀꯩꯅꯣ ꯑꯜꯇꯣꯅ ꯀꯌꯥ ꯂꯩ ꯑꯗꯒꯤꯗꯤ ꯋꯦꯒꯅꯥꯔꯅ ꯀꯌꯥ ꯂꯩ ꯑꯗꯒꯤꯗꯤ ꯍꯦꯛꯇꯔꯅ ꯀꯌꯥ ꯂꯩ ꯑꯗꯒꯤꯗꯤ ꯀꯩꯅꯣꯅ ꯀꯌꯥ ꯂꯩ ꯃꯔꯁꯤꯗꯤꯁꯅ ꯀꯌꯥ ꯂꯩ ꯑꯗꯨ ꯂꯩ ꯃꯌꯥꯝꯁꯦ ꯅꯪ ꯈꯪꯅꯕ ꯉꯩꯁꯦ ꯂꯣꯏ ꯍꯥꯞꯆꯜꯂꯣ ꯁꯤꯅꯦ ꯐꯣꯇꯣꯁꯦ ꯂꯣꯏ ꯂꯧꯈꯠꯂꯣ ꯁꯥꯏꯠꯇꯩ ꯀꯩꯗꯒꯤ ꯅꯪꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯑꯗꯨꯒ ꯅꯪꯒꯤ ꯅꯝꯕꯔꯁꯦ ꯍꯥꯞꯆꯜꯂꯣ ꯁꯤ ꯊꯝꯃꯁꯦ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯅꯪꯅ ꯊꯣꯛꯑꯒ ꯅꯪꯅ ꯑꯣꯛꯁꯟꯗꯒꯤ ꯅꯪꯅ ꯎꯠꯂꯣ ꯁꯤꯒꯤ ꯔꯤꯚ꯭ꯌꯨꯁꯦ ꯄꯤꯊꯔꯛꯑꯣ ꯄ꯭ꯔꯥꯏꯁ ꯀꯌꯥ ꯂꯩ ꯀꯌꯥꯗꯩ ꯀꯌꯥꯕꯨ ꯂꯩꯒꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯂꯣꯏ ꯎꯠꯊꯔꯛꯑꯣ ꯁꯤꯅꯦꯕ ꯑꯩ ꯍꯥꯏꯁꯦ ꯑꯦꯚ꯭ꯔꯤꯊꯤꯡ ꯁꯨꯠ ꯇꯧ
ꯑꯗꯨꯒ ꯅꯪꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃ ꯊꯝꯃꯁꯦ ꯃꯅꯨꯡꯗ ꯑꯦꯅꯤ ꯀꯥꯔ ꯂꯩꯅꯤꯡꯕ ꯃꯤ ꯑꯃꯅ ꯃꯩꯇꯩ ꯃꯆꯥ ꯑꯣꯏꯔꯁꯨ ꯑꯁꯥꯝ ꯃꯆꯥ ꯑꯣꯏꯔꯁꯨ ꯅꯣꯔꯠ ꯏꯁꯀꯤ ꯑꯦꯅꯤ ꯃꯆꯥ ꯑꯃꯅ ꯅꯪꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯀꯥꯔꯁꯦ ꯅꯪꯒꯤ ꯂꯤꯁꯇ ꯂꯣꯏ ꯄꯤꯔꯣ ꯅꯪꯒꯤ ꯋꯦꯕꯁꯥꯏꯠꯁꯦ ꯄꯤꯔꯣ ꯋꯦꯕꯁꯥꯏꯠ ꯄꯤꯔꯀꯥꯟꯗ ꯅꯪꯉꯣꯟꯗ ꯀꯟꯁꯜꯇꯦꯁꯟ ꯊꯝꯃꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯉꯣꯟꯗ ꯀꯌꯥꯝ ꯁꯦꯜꯁ ꯂꯥꯛꯑꯅꯤ ꯉꯥꯛꯇꯪ ꯃꯥ ꯃꯤꯀꯞ ꯊꯣꯛꯄꯅꯦꯕ ꯑꯩꯅ ꯍꯥꯏ ꯄꯣꯠꯁꯦ ꯅꯪ ꯍꯧꯖꯤꯛ ꯁꯦꯜꯁ ꯂꯥꯛꯇꯦ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯑꯩ ꯍꯥꯏꯒꯦ ꯀꯩꯝ ꯇꯧꯔꯨꯔꯅꯨ ꯍꯣꯏ ꯀꯦꯃꯦꯔꯥ ꯃꯥꯡꯊꯣꯛꯄ ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯇꯥꯔꯗꯤ ꯈꯪꯗ꯭ꯔꯦ ꯁꯦꯜꯁ ꯃꯤꯅ ꯑꯇꯧꯕ ꯃꯤꯅ ꯇꯧꯖꯈ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯅꯪ ꯅꯝꯊꯔꯣ ꯅꯝꯃꯒ ꯅꯪꯅ ꯀꯥꯔꯁꯤꯒꯤ ꯄꯨꯔꯥ ꯔꯤꯚ꯭ꯌꯨ ꯄꯤꯔꯣ ꯔꯤꯚ꯭ꯌꯨ ꯄꯤꯔꯒ ꯁꯤꯁꯦ ꯁꯤ ꯂꯩ ꯑꯣꯞꯁꯟꯗ ꯁꯤ ꯂꯩ ꯍꯥꯏꯕꯁꯦ ꯃꯤꯉꯣꯟꯗ ꯎꯠꯊꯣꯛꯈ꯭ꯔꯣ ꯀꯥꯔ ꯊꯤꯕ ꯃꯤ ꯌꯥꯝ ꯂꯩꯇ꯭ꯔꯣ ꯀꯥꯔ ꯍꯣꯡꯅ ꯄꯥꯝꯕ ꯃꯤ ꯂꯩꯕ꯭ꯔꯣ ꯂꯩꯇꯕ꯭ꯔꯣ ꯑꯩꯁꯨ ꯃꯈꯜ ꯑꯃꯅꯦ ꯃꯤ ꯂꯣꯏ ꯀꯥꯔ ꯄꯥꯝꯃꯤ ꯉꯥꯛꯇꯅꯦ ꯌꯨꯇ꯭ꯌꯨꯕꯇ ꯆꯪꯉ ꯊꯤꯕ ꯃꯇꯝꯗ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯅꯤ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁ ꯃꯆꯥꯅꯤ ꯁꯤꯗꯤ ꯃꯥꯏ ꯀꯥꯔ ꯃꯥꯒꯤ ꯋꯦꯕꯁꯥꯏꯠꯁꯨ ꯂꯩ ꯃꯉꯣꯟꯗ ꯀꯥꯔ ꯂꯣꯏ ꯂꯩꯔꯦ ꯁꯤꯗꯤ ꯍꯥꯏ ꯇꯥꯔꯗꯤ ꯑꯣꯕꯚꯤꯌꯁꯂꯤ ꯑꯩ ꯀꯟꯇꯦꯛ ꯇꯧ ꯇꯥꯕꯅꯤ ꯃꯉꯣꯟꯗ ꯑꯣꯕꯚꯤꯌꯁꯂꯤ ꯑꯩ ꯀꯟꯇꯦꯛ ꯇꯧ ꯇꯥꯕꯅꯤ ꯀꯟꯇꯦꯛ ꯇꯧꯔ ꯃꯉꯣꯟꯗ ꯍꯥꯏ ꯇꯥꯕꯅꯤ ꯕ꯭ꯔꯣ ꯅꯪ ꯁꯤ ꯀꯥꯔꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯅꯪ ꯋꯦꯒꯣꯅꯥꯔꯁꯦ ꯂꯨꯄꯥ ꯀꯌꯥ ꯂꯩꯒꯗꯒꯦ ꯈꯣꯠꯀꯗ ꯑꯩ ꯌꯦꯡ ꯂꯥꯛꯀꯦ ꯌꯥꯕ꯭ꯔꯥ ꯀꯌꯥꯝ ꯂꯥꯏꯍꯜꯂꯦ ꯃꯤꯉꯣꯟꯗ ꯍꯥꯟꯅ ꯃꯤꯉꯣꯟꯗ ꯌꯣꯟꯕꯒꯤ ꯀꯥꯔ ꯊꯤꯔ ꯃꯤ ꯀꯁꯇꯃꯔ ꯊꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯗꯥꯏꯔꯦꯛꯂꯤ ꯑꯩꯒꯤ ꯈꯨꯠꯇ ꯆꯣꯡꯊꯣꯛꯍꯜꯂꯒ ꯑꯩꯅ ꯌꯦꯡꯉꯀꯥꯟꯗ ꯃꯥꯏꯁꯦ ꯐꯖꯩꯅꯤ ꯃꯥꯏꯁꯤ ꯇꯧꯋꯦ ꯍꯥꯏ ꯇꯥꯔꯗꯤ ꯀꯌꯥꯃꯨꯛ ꯌꯥꯝ ꯂꯥꯏ ꯁꯤꯅꯦ ꯄꯥꯋꯔꯁꯦ ꯗꯤꯖꯤꯇꯦꯜꯒꯤ sine powers power ꯂꯩꯕ꯭ꯔꯣ ꯂꯩꯇꯕ꯭ꯔꯣ ꯂꯩ is it ꯂꯩ powerful or not ꯂꯩ ꯁꯥꯔ ꯌꯥꯝ ꯑꯗꯨ ꯚꯥꯞ ꯇꯥꯔꯣ ꯅꯁꯥꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯗꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯣꯏꯗ ꯅꯣꯏ ꯅꯁꯥꯒꯤ ꯇꯥꯔꯒꯦꯠ ꯅꯣꯏꯅ ꯏꯖꯔꯦ ꯖꯤꯔꯣ ꯂꯩꯕ ꯀꯥꯡꯕꯨꯅ 30K ꯁꯨꯃꯥꯏꯅ ꯂꯥꯛꯄ 20K ꯂꯥꯛꯄ 50K ꯂꯥꯛꯄ 40K ꯂꯥꯛꯄ ꯀꯥꯡꯕꯨꯅ 1 lakh ꯂꯥꯛꯄ ꯁꯨꯃꯥꯏꯅ ꯅꯣꯏ ꯇꯥꯔꯒꯦꯠ ꯔꯣꯗ ꯃꯦꯞꯇ ꯌꯦꯡꯉꯦ ꯏꯠꯁ ꯐꯥꯏꯟ ꯕꯠ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣꯏꯁꯦ ꯂꯣꯏꯅꯃꯛꯁꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯑꯣꯏꯅ ꯎꯔꯤꯅꯦꯕꯀꯣ in a digital world in a digital business ꯀꯤ ꯅꯤꯁꯇꯗꯤ 40K ꯇꯥꯜꯂꯝ ꯇꯥꯔꯁꯨ ꯑꯩꯅ ꯅꯣꯏꯁꯦ ꯍꯧꯖꯤꯛ ꯌꯦꯡꯉꯤꯁꯦ ꯑꯖꯨꯝ ꯇꯧꯔꯤꯁꯦ ꯖꯤꯔꯣꯗꯩ ꯍꯧꯕꯅꯦꯅ ꯂꯣꯏ ꯈꯜꯂꯤꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯦ ꯗꯤꯖꯤꯇꯦꯜ ꯋꯥꯔꯜꯗ ꯁꯣ ꯑꯩꯒꯤ ꯇꯥꯔꯒꯦꯠꯇꯤ ꯀꯩꯅꯣ ꯐꯥꯔꯁꯇ ꯄꯨꯔꯥ ꯀ꯭ꯂꯤꯌꯔ ꯑꯣꯏꯕ ꯑꯩꯉꯣꯟꯗ ꯑꯩꯅ ꯁꯔꯚꯤꯁ ꯍꯌꯦꯡ ꯄꯤꯊꯣꯔꯛꯑꯀꯥꯟꯗ ꯅꯣꯏꯅ ꯑꯩꯅ ꯁꯤ ꯇꯧꯕ ꯌꯥꯏ ꯁꯤ ꯇꯧꯕ ꯌꯥꯏ ꯁꯤ ꯇꯧꯕ ꯌꯥꯏ ꯂꯣꯏ ꯈꯥꯏꯗꯣꯔꯛꯀꯥꯟꯗ ꯅꯣꯏꯅ ꯁꯥꯟꯅ ꯑꯩꯉꯣꯟꯗ ꯔꯣꯗ ꯃꯦꯞ ꯑꯃꯨꯛ ꯄꯤꯔꯛꯄ ꯑꯗꯨꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯄꯥꯝꯃꯦ ꯁꯤꯒꯤ ꯁꯔꯚꯤꯁꯁꯦ ꯑꯩ ꯄꯥꯝꯃꯦ ꯁꯤ ꯍꯧꯗꯣꯛꯄ ꯄꯥꯝꯃꯦ ꯀꯌꯥꯝ ꯂꯥꯏꯍꯜꯂꯛꯀꯦ ꯑꯩ ꯂꯥꯏꯍꯜꯂꯛꯇꯣꯏꯁꯤꯀꯣ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯇ ꯍꯧꯖꯤꯛ ꯁꯤ ꯗꯔꯀꯥꯔ ꯂꯩꯖꯦ ꯁꯤꯅꯦ ꯁꯤꯁꯤꯃ ꯑꯩ ꯐꯖꯅ ꯈꯪꯅꯤꯡꯉꯦ ꯑꯩ ꯍꯧꯖꯤꯛ ꯁꯤꯒꯤ ꯑꯦꯖꯦꯟꯁꯤꯁꯦ ꯍꯧꯗꯣꯛꯅꯤꯡꯉꯦ ꯑꯩ ꯍꯧꯖꯤꯛ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯤꯗꯣꯝꯗ ꯆꯪꯅꯤꯡꯉꯦ ꯁꯤ ꯇꯧꯅꯤꯡꯉꯦ ꯍꯥꯏꯗꯤ ꯑꯩꯅ ꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨ ꯅꯣꯏꯅ ꯔꯣꯗ ꯃꯦꯞ ꯁꯦꯝꯃ ꯑꯗꯨꯗ ꯄꯤꯔꯛꯑꯅꯤ ꯁꯄꯣꯁ ꯕꯤꯁꯣꯔꯖꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯦ ꯀꯦꯕꯒ ꯕꯤꯁꯣꯔꯖꯤꯠꯀꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯦ ꯕ꯭ꯔꯣ ꯑꯩꯅ ꯍꯧꯅꯤꯡꯉꯤꯁꯦ ꯁꯔ ꯑꯩꯅ ꯍꯧꯅꯤꯡꯉꯤꯁꯦ ꯄꯣꯗꯀꯥꯁꯠꯅꯦ ꯄꯣꯗꯀꯥꯁꯇꯒꯤ ꯍꯧꯖꯤꯛ ꯄꯦꯁꯤꯞ ꯏꯟꯀꯝ ꯁꯦꯝꯕ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔ ꯒ꯭ꯔꯣ ꯇꯧꯅꯤ ꯀꯩꯗꯧꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯦ ꯍꯥꯏꯔꯦ ꯏꯠꯁ ꯇꯨ ꯏꯖꯤ ꯐꯣꯔ ꯃꯤ ꯑꯩꯅ ꯍꯧꯖꯤꯛ ꯁꯦꯝꯃꯛꯑꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯕꯤꯁꯣꯔꯖꯤꯠ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯑꯗꯒꯤꯗꯤ ꯀꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯁꯤ ꯇꯧꯔꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯁꯤ ꯇꯧꯔꯁꯦ ꯁꯤ ꯁꯦꯝꯒꯠꯂꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯅꯪꯒꯤ ꯁꯤ ꯂꯩ ꯁꯤ ꯗꯔꯀꯥꯔ ꯂꯩ ꯕꯤꯁꯣꯔꯖꯤꯠ ꯑꯩꯉꯣꯟꯗ ꯍꯥꯏꯔꯦꯕ ꯕ꯭ꯔꯣ ꯑꯩ ꯃꯅꯤ ꯌꯥꯝ ꯂꯩꯇꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯟꯚꯦꯁꯃꯦꯟꯗ ꯌꯥꯝ ꯄꯤꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯑꯣꯀꯦ ꯗꯦꯠꯁ ꯐꯥꯏꯟ ꯑꯩ ꯂꯝꯕꯦꯜ ꯄꯤꯔꯒꯦ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯁꯤ ꯇꯧꯔꯁꯦ ꯑꯗꯨ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯔꯒꯅ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯅꯤ ꯑꯗꯩꯗꯤ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯅꯪꯒꯤ ꯂꯝꯕꯦꯜꯗꯣ ꯑꯩ ꯄꯤꯔꯒꯦ ꯅꯪꯅ ꯍꯥꯏꯔꯦ ꯕ꯭ꯔꯣ ꯑꯩ ꯏꯟꯚꯦꯁꯃꯦꯟ ꯂꯩꯇꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯩꯒꯤ ꯁꯤ ꯂꯧꯕꯒꯤ ꯃꯊꯧ ꯄꯩꯁా ꯌꯥꯝ ꯂꯩꯇꯦ ꯍꯥꯏꯔꯦ ꯀꯩꯝ ꯀꯥꯏꯗꯦ ꯏꯠꯁ ꯐꯥꯏꯟ ꯕꯠ ꯑꯗꯨ ꯌꯧꯗ ꯇꯥꯔꯁꯨ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯁꯤꯗꯒꯤ ꯍꯧꯗꯣꯛꯑꯁꯦ ꯁꯤ ꯇꯧꯔꯁꯦ ꯁꯨꯃꯥꯏꯅ ꯍꯧꯔꯁꯦ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯇꯧ ꯇꯥꯕ ꯁꯦꯝ ꯊꯤꯡ ꯀꯦꯕꯒꯤ ꯑꯣꯜꯔꯦꯗꯤ ꯄ꯭ꯔꯣꯁꯦꯁꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯃꯥꯒꯤ ꯄꯣꯗꯀꯥꯁ ꯍꯧꯖꯤꯛ ꯍꯧꯗꯣꯔꯕꯅꯦ ꯍꯧꯖꯤꯛ ꯁꯦꯝ ꯊꯤꯡ ꯑꯜꯄꯦꯁꯀꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯏ ꯀꯣꯃꯔꯁ ꯑꯦꯖꯦꯟꯁꯤ ꯍꯧꯗꯣꯔꯕꯅꯦ ꯍꯧꯖꯤꯛ ꯃꯥꯏ ꯄ꯭ꯔꯣꯁꯦꯁꯇ ꯂꯩ ꯍꯧꯖꯤꯛ ꯖꯁ ꯇꯆꯇ ꯂꯩꯔꯕꯅꯤ ꯁꯣ ꯁꯦꯝ ꯊꯤꯡ ꯑꯣꯄꯦꯟꯗꯔꯖꯤꯠꯅ ꯑꯩ ꯁꯤꯒꯤ ꯑꯦꯖꯦꯟꯁꯤ ꯁꯨꯃꯥꯏꯅ ꯄꯥꯏꯅꯤꯡꯉꯦ ꯁꯤꯒꯤ ꯐꯥꯔꯁ ꯊꯤꯡ ꯁꯤꯗꯩ ꯄꯩꯁꯥ ꯇꯥꯅꯤꯡꯉꯦ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯣꯄꯦꯟꯗꯔꯖꯤꯠ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯅꯪ ꯁꯤ ꯇꯧꯔꯣ ꯀ꯭ꯂꯥꯏꯟꯁꯦ ꯁꯨꯃꯥꯏꯅ ꯄꯥꯔꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯦ ꯔꯤꯁꯤꯔꯥꯖꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯦ ꯄꯤꯕꯥꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯁꯤ ꯇꯧꯔꯁꯦ ꯆꯠꯂꯣ ꯌꯥꯔꯦ ꯁꯤ ꯆꯠꯂꯣ ꯅꯦꯛꯁ ꯁ꯭ꯇꯦꯞꯁꯦ ꯍꯌꯦꯡ ꯑꯩꯅ ꯀꯩꯅꯣ ꯊꯥꯗꯔꯛꯀꯅꯤꯕ ꯀꯣꯟꯇꯦꯟꯠ ꯀ꯭रिꯌꯦꯟꯒꯤ ꯀꯣꯔꯁ ꯊꯥꯗꯔꯛꯀꯅꯤꯕ ꯑꯩꯅ ꯀꯣꯟꯇꯦꯟꯠꯒꯤ ꯃꯔꯝꯗ ꯑꯗꯒꯤ ꯀꯣꯟꯇꯦꯟꯠꯒꯤ ꯃꯥꯔꯀꯦꯇꯤꯡꯒꯤ ꯃꯔꯝꯗ ꯑꯩꯅ ꯀꯣꯔꯁ ꯑꯆꯧꯕ ꯑꯃ ꯊꯥꯗꯔꯛꯀꯅꯤꯕ ꯑꯗꯨꯗꯣ ꯃꯨꯟꯅ ꯌꯦꯡꯉꯨꯕ ꯕꯠ ꯃꯤꯟꯋꯥꯏꯜ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯄꯨꯔꯥ ꯀ꯭ꯂꯤꯌꯔ ꯑꯣꯏ ꯕꯝꯀꯤꯟꯅ ꯍꯥꯏꯌꯦꯕ ꯁꯤꯁꯤꯅ ꯑꯩꯅ ꯄꯥꯏꯅꯤꯡꯉꯦ ꯁꯤꯒꯤ ꯃꯐꯝꯁꯦ ꯄꯥꯏꯕꯗ ꯑꯩꯉꯣꯟꯗ ꯀꯝꯐꯣꯔꯠ ꯑꯣꯏꯗꯣꯏ ꯃꯥꯜꯂꯦ ꯁꯤ ꯃꯐꯝꯁꯦ ꯆꯠꯄꯗ ꯑꯩꯉꯣꯟꯗ ꯀꯝꯐꯣꯔꯠ ꯑꯣꯏꯗꯣꯏ ꯃꯥꯜꯂꯦ ꯑꯩꯅ ꯅꯣꯏꯗ ꯉꯁꯤ ꯌꯨꯇ꯭ꯌꯨꯕ ꯍꯥꯏꯅ ꯅꯣꯏ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯌꯨꯇ꯭ꯌꯨꯕ ꯇꯧ ꯍꯥꯏꯕ ꯅꯠꯇꯦ ꯏꯠꯁ ꯅꯣꯠ ꯅꯦꯁꯦꯁꯔꯤ ꯑꯗꯒꯤ ꯅꯣꯏꯗ ꯄꯣꯗꯀꯥꯁ ꯇꯧꯕ ꯍꯥꯏꯅ ꯄꯣꯗꯀꯥꯁ ꯏꯠꯁ ꯅꯣꯠ ꯅꯦꯁꯦꯁꯔꯤ ꯕꯠ ꯅꯣꯏꯗ ꯑꯩꯅ ꯃꯥꯔꯀꯦꯠꯇꯨ ꯎꯠꯂꯤꯅꯦ ꯁꯨꯃꯥꯏꯅ ꯂꯩꯔꯤ ꯁꯨꯃꯥꯏꯅ ꯂꯩꯔꯤ ꯁꯤ ꯂꯩ ꯍꯥꯏꯕ ꯄꯣꯠꯇꯣ ꯃꯗꯨ ꯅꯁꯥꯅ ꯈꯟꯖꯧꯕꯀꯣ ꯑꯩꯒꯤ ꯀꯝꯐꯣꯔꯠ ꯑꯣꯏꯕ ꯀꯝꯐꯣꯔꯠ ꯖꯣꯟ ꯅꯠꯇꯕ ꯑꯩꯒꯤ ꯀꯝꯐꯣꯔꯠ ꯑꯣꯏꯕ ꯅꯠꯇꯕ ꯍꯥꯏꯗꯤ ꯑꯩꯅ ꯍꯩꯅꯗꯣꯏꯕ ꯃꯐꯝꯁꯦ ꯀꯥꯏꯗꯅꯣ ꯀꯔꯝꯕ ꯃꯐꯝꯗꯅ ꯑꯩꯅ ꯋꯔꯛ ꯇꯧꯍꯟꯕ ꯌꯥꯏꯁꯦ ꯀꯔꯝꯕ ꯃꯐꯝꯗ ꯑꯩꯅ ꯈꯤꯇꯪ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯤꯁꯦ ꯍꯥꯏꯕ ꯄꯣꯠꯇꯨ ꯑꯗꯨꯗꯤ ꯅꯣꯏ ꯏꯁꯥꯅ ꯈꯜꯂꯛꯀꯗꯕꯅꯤ ꯑꯩꯅ ꯍꯦꯛꯇ ꯅꯝꯃꯒ ꯍꯦꯛꯇ ꯑꯔꯖꯨꯟ ꯅꯪ ꯁꯤ ꯇꯧꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯌꯥꯕ ꯅꯠꯇꯦꯕ ꯔꯥꯍꯨꯜ ꯅꯪ ꯁꯤ ꯇꯧ ꯍꯥꯏꯕꯗꯤ ꯑꯩꯅ ꯑꯗꯨꯗꯤ ꯌꯥꯕꯅ ꯁꯥꯖꯤꯠ ꯅꯪ ꯁꯤ ꯇꯧ ꯑꯩꯅ ꯍꯥꯏꯒꯗꯕꯅꯦꯕ ꯅꯣꯏ ꯅꯁꯥꯅ ꯍꯥꯏꯒꯗꯕ ꯀꯩꯅꯣ ꯁꯤꯗꯤ ꯕꯤꯖꯤꯅꯦꯁꯅꯦ ꯄ꯭ꯔꯣꯐꯦꯁꯅꯦꯜꯅꯦ ꯍꯣꯝꯋꯔꯛ ꯄꯤꯕ ꯅꯠꯇꯦꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯒ ꯁꯨꯃꯥꯏꯅ ꯁꯤ ꯍꯣꯠꯂꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦꯕ ꯅꯣꯏ ꯅꯁꯥꯒꯤ ꯑꯄꯥꯝꯕꯗꯣ ꯈꯟꯕꯤꯔꯣ ꯑꯄꯥꯝꯕꯗꯣ ꯈꯟꯕꯤꯔꯛꯑꯀꯥꯟꯗ ꯁꯤ ꯇꯧꯁꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯇꯨꯔꯖꯤꯠ ꯁꯤ ꯇꯧꯔꯣ ꯍꯥꯏꯕ ꯇꯧ ꯇꯥꯕ ꯇꯨꯔꯖꯤꯠ ꯑꯩꯅ ꯅꯉꯣꯟꯗ ꯉꯁꯤ ꯋꯥ ꯍꯥꯏꯗꯣꯏꯁꯦ
ꯃꯨꯟꯅ ꯇꯥꯎ ꯅꯪꯅ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯁꯤꯁꯤꯃ ꯂꯧꯊꯣꯛꯀꯗꯕ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ 22 ꯆꯪꯉꯛꯏꯕ 22 ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯅꯪꯅ ꯋꯥꯔꯤ ꯁꯥꯕ ꯅꯤꯂꯀꯥꯟ ꯅꯪꯒꯤ ꯍꯧꯖꯤꯛ ꯕ꯭ꯔꯗꯔ ꯅꯤꯂꯀꯥꯟꯇꯁꯦ ꯍꯧꯖꯤꯛ ꯃꯥ ꯍꯧꯖꯤꯛ 20 yearsꯅꯦ 20 yearsꯁꯦ ꯌꯦꯡꯉꯣ 20 yearsꯀꯤ ꯃꯥꯅ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯚꯦꯂ꯭ꯌꯨ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯔꯒ ꯃꯥ ꯍꯧꯖꯤꯛ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯃꯦ 40 50 1 lakh ꯃꯊꯛ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯪ ꯉꯝꯃꯣꯏꯗ꯭ꯔꯣ ꯁꯥ ꯉꯝꯅꯤ ꯁꯤꯗꯤ ꯃꯤꯒꯤ ꯃꯈꯥꯁꯨ ꯌꯥꯝ ꯄꯣꯜꯂꯦꯕ ꯉꯝꯕꯁꯦ ꯃꯤꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯩꯅ ꯉꯝꯃ ꯅꯣꯏꯅ ꯀꯩꯗꯧꯕ ꯉꯝꯃꯣꯏꯗꯣꯏꯅꯣ ꯁꯦꯝ ꯊꯤꯡꯅꯦ ꯑꯩ ꯍꯥꯏ ꯑꯩꯅ ꯉꯝꯃꯒ ꯅꯣꯏꯒ ꯑꯩꯒ ꯈꯦꯠꯅꯕꯁꯦ ꯀꯩꯅꯣ ꯍꯣꯏ ꯈꯦꯠꯅꯕꯁꯦ ꯀꯩꯅꯣ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯑꯩꯅ ꯅꯣꯂꯦꯖ ꯈꯤꯇꯪ ꯅꯣꯏꯗꯒꯤ ꯍꯦꯟꯈ꯭ꯔꯦ ꯁꯤ ꯃꯇꯥꯡꯗ ꯕꯠ ꯑꯒꯦꯟ ꯅꯣꯂꯦꯖꯇꯣ ꯄꯤꯔꯛ ꯇꯥꯔꯗꯤ ꯅꯣꯏ ꯉꯝꯃꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ ꯔꯥꯍꯨꯜ ꯎꯏꯗꯣ ꯀꯩꯅꯣ ꯔꯥꯍꯨꯜ ꯎꯏꯕꯅ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ꯭ꯔꯣ ꯀ꯭ꯂꯥꯁꯅ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ꯭ꯔꯣ ꯁꯤꯒꯤ ꯄꯩꯁꯥ ꯇꯥꯟꯕꯅ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯀꯔꯝꯕꯅ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯒꯦ ꯔꯥꯍꯨꯜ ꯃꯥꯡꯖꯗꯣꯏꯁꯦ ꯅꯪ ꯈꯛꯇꯅꯤꯀꯣ ꯑꯩ ꯅꯠꯇꯦ ꯚꯥꯞꯇꯣ ꯑꯩ ꯁꯨꯃꯥꯏꯅ ꯉꯥꯡꯕꯁꯨ ꯌꯥꯎꯔꯛꯀꯅꯤ ꯀ꯭ꯂꯥꯁꯇ ꯑꯩꯅ ꯃꯇꯝ ꯊꯥꯗꯩꯁꯦ ꯑꯦꯅꯔꯖꯤ ꯊꯥꯗꯩꯁꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯇꯧꯅꯕ ꯑꯩꯅ ꯄꯤꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯂꯟꯆꯦꯟꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯏ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯀꯣ ꯅꯣꯏꯅ ꯍꯌꯦꯡ ꯃꯄꯥꯟꯒꯤ ꯍꯤꯟꯗꯤꯒꯤ ꯀ꯭ꯂꯥꯏꯟ ꯗꯤꯜ ꯇꯧꯒꯦ ꯍꯥꯏꯇꯥꯔꯁꯨ ꯀꯩꯁꯨ ꯅꯠꯇꯦ ꯆꯞ ꯃꯥꯟꯅꯩ ꯐꯣꯔꯃꯨꯂꯥꯗꯤ ꯕꯠ ꯃꯦꯟꯗꯤ ꯅꯣꯏꯒꯤ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯃꯦꯇꯔ ꯑꯣꯏ ꯅꯣꯏꯒꯤ ꯂꯦꯡꯒ꯭ꯋꯦꯖꯇꯣ ꯉꯥꯡꯕ ꯉꯝꯅꯕ ꯍꯣꯠꯅ ꯇꯥꯝ ꯍꯤꯟꯗꯤ ꯍꯥꯏꯔꯦ ꯍꯤꯟꯗꯤꯗꯨꯁꯨ ꯍꯦꯛꯇ ꯀꯤ ꯂꯩꯕ ꯃꯊꯧ ꯇꯥꯗꯦ ꯀ꯭ꯂꯣꯖ ꯇꯧꯕ ꯉꯝꯕꯩ ꯃꯑꯣꯡꯗ ꯉꯥꯡ ꯇꯥꯝ ꯄꯩꯁꯥ ꯌꯥꯝ ꯂꯩꯕꯅꯦ ꯃꯄꯥꯟꯗ ꯄꯩꯁꯥ ꯌꯥꯝ ꯂꯩꯀꯣ ꯃꯄꯥꯟꯗ ꯄꯩꯁꯥ ꯌꯥꯝ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯄꯩꯁꯥ ꯊꯤꯔꯒꯦ ꯉꯥꯛꯇꯅꯤ ꯃꯄꯥꯟꯗ ꯂꯩ ꯃꯌꯥꯝꯁꯤꯡꯁꯦ 1.5 lakh ꯀꯩꯁꯨ ꯅꯠꯇꯦ ꯃꯄꯥꯟꯗ ꯏꯁꯥꯅ ꯈꯪꯖꯧ ꯁꯤ 1.5 lakh ꯁꯔꯚꯤꯁ ꯄꯤꯕ ꯃꯇꯝꯗ ꯁꯔꯚꯤꯁꯁꯦ ꯐꯖꯅ ꯚꯦꯂꯨꯑꯦꯕꯜ ꯑꯣꯏꯇꯥꯔꯗꯤ 1.5 lakh ꯀꯩꯁꯨ ꯅꯠꯇꯦꯊꯥ ꯑꯃꯗꯕꯨꯛꯇ ꯊꯥ ꯑꯍꯨꯝꯗꯕꯨꯛꯇ 1.5 lakh ꯊꯤꯔꯛꯀꯗꯣꯏꯅꯤ ꯃꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯕ ꯕꯤꯖꯤꯅꯦꯁꯅꯦ ꯁꯔꯚꯤꯁ ꯕꯤꯖꯤꯅꯦꯁ ꯌꯥꯝ ꯆꯥꯎꯕꯖꯥꯠꯅꯤ ꯅꯪ ꯍꯧꯖꯤꯛ ꯑꯩ ꯅꯍꯥꯟ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯀꯤ ꯖꯦꯅꯦꯔꯦꯁꯟꯁꯦ ꯑꯩꯅ ꯅꯍꯥꯟ ꯎꯈ꯭ꯔꯦ ꯑꯩ ꯕꯤꯖꯤꯅꯦꯁ ꯃꯃꯤꯡꯗꯣ ꯀꯥꯎꯔꯦ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯦꯖꯦꯟꯁꯤ ꯑꯃ ꯂꯩꯌꯦꯕ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯦꯖꯦꯟꯁꯤꯁꯦ ꯃꯥꯁꯦ ꯌꯨꯔꯣꯞꯀꯤ ꯀꯩꯅꯣꯅꯦ ꯃꯃꯤꯡꯗꯣ ꯑꯩ ꯃꯃꯤꯡ ꯅꯤꯡꯁꯤꯡꯉꯦ ꯑꯩ ꯊꯥꯕꯤꯔꯛꯀꯦꯕ ꯑꯩ ꯒ꯭ꯔꯨꯞꯇ ꯊꯥꯗꯔꯛꯀꯦ ꯍꯣꯔꯦꯟ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯃꯇꯝꯗ ꯑꯣꯟꯂꯤ ꯌꯨꯇ꯭ꯌꯨꯕꯇ ꯈꯛ ꯐꯣꯀꯁ ꯇꯧꯋꯦꯕ ꯌꯨꯇ꯭ꯌꯨꯕꯀꯤ ꯀꯣꯟꯇꯦꯟ ꯀ꯭रिꯌꯦꯇꯔ ꯃꯌꯥꯝꯁꯤꯡꯁꯦ ꯑꯆꯧ ꯀꯣꯟꯇꯦꯟ ꯀ꯭रिꯌꯦꯇꯔ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯄꯥꯏꯁꯜꯂꯒ ꯃꯣꯏꯒꯤ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯁꯦ ꯃꯣꯏꯅ ꯇꯧꯋꯦꯕ ꯃꯣꯏꯒꯤ ꯁ꯭ꯇꯥꯐ ꯊꯝꯃꯒ ꯑꯗꯨꯒ ꯆꯥꯔꯖ ꯂꯧꯔꯤꯁꯦ ꯑꯩꯅ ꯃꯣꯏ ꯊꯥꯗ ꯎꯕ ꯃꯇꯝꯗ ꯁꯝꯋꯦꯔ ꯑꯔꯥꯎꯟ ꯀꯩꯅꯣ ꯂꯧꯋꯦꯕ $3,000 $4,000 ꯂꯧꯋꯦꯕ ꯀ꯭ꯂꯥꯏꯟ ꯑꯃꯃꯝꯗꯩ ꯑꯗꯨꯗ ꯈꯜꯂꯣ $3,000 $4,000 ꯂꯧꯈꯠꯂꯛꯑꯗꯤ ꯀ꯭ꯂꯥꯏꯟ ꯑꯃꯃꯝꯗꯩ ꯀ꯭ꯂꯥꯏꯟ 10 ꯋꯔꯛ ꯇꯧꯔꯗꯤ ꯀꯌꯥꯃꯨꯛ ꯌꯥꯝ ꯂꯥꯛꯑꯅꯤ ꯁꯤ ꯅꯣꯏꯒꯤ ꯁ꯭ꯀꯤꯜꯁꯇ ꯂꯩ ꯅꯣꯏꯒꯤ ꯋꯥꯈꯟꯗ ꯋꯥꯈꯟ ꯊꯣꯛꯑꯕꯣ ꯊꯣꯛꯇꯕ꯭ꯔꯣ ꯊꯣꯛꯑꯦ ꯁꯥꯔ ꯕꯤꯁꯣꯖꯤꯠ ꯀꯃꯥꯏꯅ ꯇꯧꯔꯦ ꯕꯤꯁꯣꯖꯤꯠ ꯑꯩ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯍꯥꯏꯗꯣꯏꯁꯦ ꯁꯔ ꯅꯪꯅ ꯈꯜꯂꯛꯏꯕ ꯋꯥꯈꯟꯗꯣ ꯑꯩ ꯌꯥꯝ ꯊꯥꯒꯠꯂꯦ ꯅꯉꯣꯟꯗ ꯑꯥꯏ ꯑꯦꯝ ꯚꯦꯔꯤ ꯑꯦꯛꯁꯥꯏꯇꯦꯠ ꯑꯗꯨꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯅꯪꯒꯤ ꯏꯟꯚꯦꯁꯃꯦꯟꯗꯨꯒꯤ ꯋꯥꯈꯜ ꯈꯜꯂꯨꯔꯅꯨꯀꯣ ꯍꯥꯏꯕꯗꯤ ꯇꯧꯔꯁꯤꯗꯤ ꯇꯧꯈꯥꯏꯔꯁꯦ ꯁꯔ ꯇꯧꯔꯁꯦ ꯑꯩ ꯍꯥꯏꯁꯦ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯔꯦ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯔꯕꯅꯤꯀꯣ ꯇꯧꯔꯁꯦ ꯒ꯭ꯔꯣ ꯇꯧꯔꯁꯦ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦꯀꯣ ꯀꯥꯟꯅꯕ ꯊꯕꯛꯁꯤ ꯇꯧꯕꯗ ꯃꯤꯒꯤ ꯚꯦꯂꯨ ꯄꯤꯕ ꯍꯌꯦꯡ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯃꯇꯝ ꯈꯤꯇꯪ ꯆꯪꯒꯅꯤ ꯅꯪ ꯆꯍꯤ ꯑꯃ ꯅꯪ ꯑꯗꯨꯃꯥꯏꯅ ꯐꯣꯀꯁ ꯇꯧꯕ ꯃꯇꯝꯗ ꯅꯪ ꯌꯦꯡꯉꯣ ꯑꯝꯇꯪ ꯈꯜꯂꯨꯅꯦ ꯅꯪ ꯆꯍꯤ ꯑꯃꯁꯦ ꯅꯪ ꯀꯩꯅꯣ ꯇꯧꯔꯁꯦꯕ ꯄꯨꯔꯥ ꯑꯦꯟꯇꯥꯌꯔ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯃꯌꯥꯝꯁꯤꯡꯁꯦ ꯅꯪ ꯀꯚꯔ ꯇꯧꯁꯦꯕ ꯅꯪ ꯀꯥꯏꯗꯩ ꯀꯥꯏꯕꯨ ꯌꯧꯅꯤ ꯑꯝꯇ ꯍꯥꯏꯔꯣ ꯐꯥꯔ ꯌꯥꯝ ꯂꯥꯞꯅ ꯆꯠꯈꯤꯅꯤ ꯁꯥꯔ ꯑꯩ ꯂꯝꯕꯦꯜ ꯁꯤꯜꯂꯛꯀꯦꯕ ꯑꯩ ꯈꯪꯅ ꯆꯥꯟꯅꯕ ꯃꯌꯥꯝꯁꯤꯡꯗꯁꯨ ꯑꯩ ꯂꯣꯏꯅꯃꯛ ꯅꯪꯒꯤ ꯂꯝꯕꯦꯜ ꯁꯤꯜꯂꯛꯀꯦꯕ ꯇꯧꯕꯇꯕꯨ ꯅꯪꯅ ꯍꯣꯠꯅꯕꯤꯔꯛꯎ ꯁꯥꯔ ꯑꯩꯅ ꯍꯧꯖꯤꯛ ꯍꯪꯅꯤꯡꯉꯤꯁꯦ ꯁꯥꯔ ꯀꯣ ꯑꯍꯥꯟꯕ ꯍꯧꯔꯦ ꯈꯜꯂꯁꯦꯕꯀꯣ ꯍꯧꯗꯤ ꯍꯧꯔꯅꯤ ꯁꯥꯔ ꯀꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯃꯦꯕ ꯁꯤꯁꯦ ꯃꯤ ꯎꯅꯔꯒ ꯑꯩ ꯃꯤ ꯋꯥꯔꯤ ꯁꯥꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯅꯧ ꯑꯅꯧꯕꯀꯣ ꯑꯩꯒꯤ ꯍꯩꯅꯕꯤ ꯍꯦꯕꯤꯠꯅꯦꯕ ꯁꯥꯔ ꯀꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯁꯥꯔ ꯑꯍꯥꯟꯕ ꯕꯤꯛꯇ ꯑꯗꯨꯝ ꯇꯧꯕꯅ ꯐꯒꯗ꯭ꯔꯥ ꯈ꯭ꯋꯥꯏ ꯑꯆꯧꯕ ꯃꯤꯗ ꯆꯪꯕꯅ ꯐꯒꯗ꯭ꯔꯥ ꯈꯤꯇꯪ ꯃꯌꯥꯏꯗꯩ ꯆꯪꯕꯅ ꯐꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯦꯛ ꯐꯥꯎꯒꯠꯂꯛꯇ ꯉꯥꯏꯔꯤꯕ ꯈꯔ ꯅꯧꯅ ꯐꯥꯎꯒꯠꯂꯛꯄ ꯑꯗꯨꯗꯩ ꯀꯔꯝꯕꯅ ꯐꯗꯣꯏꯁꯤꯅ ꯑꯩ ꯈꯜꯂꯤꯁꯦ ꯍꯧꯖꯤꯛ ꯅꯪꯒꯤ ꯈꯪꯅꯕꯒꯤ ꯃꯇꯨꯡ ꯏꯜꯂꯦ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯕꯤꯛꯇ ꯆꯪꯕ ꯃꯊꯧ ꯇꯥꯗꯦ ꯕꯤꯛ ꯍꯥꯏꯁꯤ ꯕꯤꯛꯅꯦ ꯕꯤꯛꯁꯤꯗꯤ ꯑꯗꯣ ꯕꯤꯛꯁꯤꯁꯨ ꯑꯄꯪꯕ ꯃꯤ ꯌꯥꯝ ꯂꯩ ꯕꯤꯛꯇꯁꯨ ꯑꯄꯪꯕ ꯕꯤꯛ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯦꯔꯣꯒꯦꯟ ꯌꯥꯝ ꯑꯣꯏꯕ ꯕꯤꯛ ꯌꯥꯝ ꯂꯩꯌꯦꯕ ꯍꯥꯏꯕꯗꯤ ꯃꯁꯥꯅ ꯇꯣꯞ ꯑꯣꯏꯖꯔꯦ ꯈꯟꯖꯕ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯗꯤ ꯃꯣꯏꯁꯤꯗꯤ ꯅꯪꯒꯤ ꯑꯁꯣꯏꯕ ꯅꯠꯇꯦ ꯃꯣꯏꯒꯤ ꯋꯥꯈꯟꯗꯨꯅꯦ ꯃꯣꯏ ꯑꯗꯨꯒꯤ ꯈꯔ ꯂꯩꯔꯒ ꯅꯝꯊꯈꯤꯗꯣꯔꯕꯅꯦꯕ ꯕꯠ ꯑꯐꯕ ꯃꯤꯁꯨ ꯂꯩ ꯕꯠ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯗꯤ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯩꯕ ꯀꯥꯡꯕꯨꯁꯦ ꯍꯥꯟꯅ ꯍꯧꯗꯣꯛꯑꯁꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯄꯜꯗ ꯑꯩ ꯍꯥꯏꯔꯒꯦꯕ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯍꯌꯦꯡ ꯊꯥ 2ꯗ ꯑꯥꯔꯖꯨꯟꯅ ꯀꯩꯅꯣ ꯁꯦꯠꯈ꯭ꯔꯦꯕ
ꯃꯥꯒꯤ ꯑꯦꯖꯦꯟꯁꯤ ꯍꯥꯡꯗꯣꯛꯑ ꯃꯥ 70K ꯁꯦꯠꯈ꯭ꯔꯦꯕ ꯎꯝ. ꯑꯥꯔꯖꯨꯟꯒꯤ ꯁ꯭ꯇꯣꯔꯤꯁꯤꯗꯒꯤ ꯏꯟꯁꯄꯥꯌꯔ ꯑꯣꯏꯒꯗꯕ ꯃꯤ ꯀꯌꯥꯝ ꯂꯩ ꯌꯥꯝ ꯂꯩ ꯑꯩꯒꯤ ꯁꯥꯔ ꯑꯣꯏꯅ ꯍꯥꯏꯖꯦ ꯎꯝ. ꯕꯤꯁ꯭ꯋꯖꯤꯠ ꯆꯤꯜꯍꯥꯎ ꯌꯥꯝ ꯊꯤꯕꯁꯨ ꯌꯥꯗꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯤꯗꯦ ꯁꯥꯔ ꯆꯤꯜꯍꯥꯎ ꯊꯤꯒꯨꯝꯁꯦꯕꯀꯣ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯅꯤꯂꯀꯥꯟꯇ ꯍꯧꯖꯤꯛ ꯂꯥꯛ ꯃꯊꯛꯇ ꯁꯦꯠꯀꯠꯈ꯭ꯔꯦ ꯃꯥ ꯍꯧꯖꯤꯛ ꯌꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯣ ꯅꯤꯂꯀꯥꯟꯇ ꯕ꯭ꯔꯣꯁꯤꯅ ꯍꯧꯖꯤꯛ ꯁꯦꯠꯊꯕ ꯌꯥꯔꯦ ꯅꯪ ꯀꯃꯥꯏꯅ ꯇꯧꯏ ꯀꯩ ꯅꯤꯂꯀꯥꯟꯇꯅ ꯑꯗꯨꯗ ꯄꯤꯔꯛꯀꯗꯕ ꯒꯦꯝꯗꯣ ꯑꯗꯨꯗꯣ ꯀꯅꯥꯒꯨꯝꯕꯅ ꯑꯃꯨꯛ ꯂꯔꯟ ꯇꯧꯗꯣꯏꯅꯦꯕ ꯅꯤꯂꯀꯥꯟꯇꯅ ꯃꯥꯅ ꯍꯥꯏꯔꯛꯇꯦꯕ ꯕ꯭ꯔꯣ ꯅꯪꯅ ꯍꯪꯕ ꯅꯤꯂꯀꯥꯟꯇ ꯅꯪꯅ 2 lakhs 3 lakhs ꯃꯌꯥ ꯌꯧꯁꯜꯂꯛꯏꯁꯦ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣ 1 lakh 2 lakhs ꯂꯥꯛꯏꯁꯦ ꯀꯃꯥꯏꯅ ꯌꯧꯔꯛꯏꯅꯣ ꯍꯪꯕ ꯃꯇꯝꯗ ꯃꯥ ꯍꯥꯏꯔꯛꯀꯅꯦꯕ ꯁꯤꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯁꯤꯅꯤ ꯑꯦꯄꯣꯏꯟꯃꯦꯟ ꯁꯦꯇꯤꯡ ꯁꯨꯃꯥꯏꯅ ꯇꯧꯏ ꯁꯤ ꯇꯧꯕ ꯑꯩꯅ ꯀ꯭ꯂꯥꯏꯟ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯁꯤ ꯇꯧꯕ ꯁꯤ ꯋꯔꯛ ꯇꯧꯕ ꯍꯥꯏꯕ ꯄꯣꯠꯇꯣ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯒꯤ ꯁ꯭ꯇꯣꯔꯤꯗꯣ ꯇꯥꯕ ꯃꯤ ꯑꯃꯅ ꯑꯃꯨꯛ ꯑꯩ ꯃꯥꯏ ꯕꯤꯖꯤꯅꯦꯁ ꯑꯥꯏꯗꯤꯌꯥꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯥꯏ ꯁ꯭ꯀꯤꯜꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯉꯣꯟꯗ ꯑꯃꯨꯛ ꯏꯟꯁꯄꯥꯌꯔ ꯑꯣꯏꯗꯣꯏ ꯑꯗꯨꯒꯤ ꯏꯟꯁꯄꯤꯔꯦꯁꯟꯗꯨꯅ ꯑꯃꯨꯛ ꯃꯥꯅ ꯑꯃꯨꯛ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯃꯨꯛ ꯇꯧꯅꯤꯡꯕ ꯄꯣꯛꯂꯛꯀꯗꯣꯏꯅꯦ ꯑꯗꯨꯗꯤ ꯅ꯭ꯌꯨ ꯑꯥꯏꯗꯤꯌꯥꯁꯦ ꯑꯃꯨꯛ ꯖꯦꯅꯦꯔꯦꯠ ꯇꯧꯔꯛꯇꯣꯏꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯩ ꯍꯥꯏꯁꯦ ꯇꯨꯝꯅꯤꯡꯕ ꯃꯤ ꯌꯥꯎꯔꯕꯣ ꯁꯣ ꯑꯗꯨꯅꯦ ꯑꯗꯨ ꯑꯩ ꯍꯥꯏꯁꯦ ꯑꯆꯧꯕ ꯑꯄꯤꯛꯄ ꯀꯩꯝ ꯂꯩꯔꯔꯣꯏꯁꯦꯕ ꯍꯧꯗꯪ ꯍꯧꯔꯁꯦꯕ ꯍꯧꯔꯒ ꯅꯪꯒꯤ ꯐ꯭ꯂꯣꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯉꯣ ꯅꯪ ꯍꯧꯗ꯭ꯔꯒꯗꯤ ꯄꯣꯖꯤꯁꯟꯗꯨ ꯑꯗꯨꯝ ꯂꯩꯅꯤ ꯑꯗꯨꯝ ꯂꯩꯅꯦꯕ ꯑꯩꯁꯨ ꯈꯜꯂꯝꯃꯦꯕꯀꯣ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯇꯁꯨ ꯑꯃ ꯕ꯭ꯔꯣ ꯅꯤꯂꯀꯥꯟꯇ ꯌꯥꯎꯔꯦꯗꯅꯀꯣ ꯑꯁ ꯈꯜꯂꯝꯃꯦꯕ ꯃꯥ ꯑꯃ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯑꯩꯅ ꯌꯥꯝꯅ ꯍꯟꯇꯛ ꯏꯟꯁꯄꯥꯌꯔ ꯑꯣꯏꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯥꯔ ꯀꯣ ꯊꯧꯕꯥꯜꯗꯒꯤ ꯃꯥꯁꯦ ꯍꯟꯇꯛ ꯑꯩꯈꯣꯏꯒꯨꯝꯅ ꯏꯁꯇꯨꯗꯦꯟꯅꯦꯕ ꯁꯥꯔ ꯀꯣ ꯃꯥꯁꯦ ꯏꯁꯇ꯭ꯔꯣꯕꯦꯔꯤ ꯐꯥꯔꯃꯤꯡ ꯇꯧꯋꯦꯕ ꯁꯥꯔ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯗꯨꯒꯨꯝꯕꯁꯨ ꯑꯩꯅ ꯉꯝꯒꯅꯤ ꯀꯩ ꯊꯥꯖꯩꯑꯕ ꯍꯥꯏꯕꯗꯤ ꯑꯗꯨꯃꯥꯏꯅ ꯈꯔ ꯈꯪꯉꯛꯄ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯦ ꯑꯗꯨꯗꯒꯤ ꯃꯣꯏꯒꯨꯝꯕꯁꯦ ꯑꯅꯧꯕ ꯌꯨꯠꯅꯤꯅ ꯁꯥꯔ ꯀꯣ ꯌꯨꯠꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯒꯗꯤ ꯌꯨꯠꯇ ꯀꯥꯟꯅꯕ ꯄꯤꯔꯛꯀꯅꯤꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯆꯠꯂꯒ ꯑꯗꯨꯃꯥꯏꯅ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯗꯔꯀꯥꯔ ꯂꯩꯁꯦ ꯀꯩꯅꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ 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 ꯗꯔꯀꯥꯔ ꯂꯩꯔꯦ ꯀꯣꯟꯐꯤꯗꯦꯟꯁ ꯗꯔꯀꯥꯔ ꯂꯩꯔꯦ ꯁꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯗꯣꯏꯅꯣ ꯇꯧꯔꯀꯥꯟꯗ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯗꯨ ꯃꯇꯨꯡꯗꯒꯤ ꯋꯥꯟꯁ ꯑꯗꯨ ꯌꯧꯈ꯭ꯔꯀꯥꯟꯗꯗꯤ ꯅꯪ ꯅꯨꯡꯉꯥꯏꯕ꯭ꯔꯅꯤ ꯅꯨꯡꯉꯥꯏꯈ꯭ꯔꯀꯥꯟꯗ ꯅꯪ ꯈꯪꯉꯛꯑꯅꯤꯕ ꯑꯣꯀꯦ ꯃꯅꯤ ꯃꯦꯀꯤꯡꯁꯦ ꯁꯤꯗ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯁꯤ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯗꯅ ꯈꯪꯉꯛꯀꯅꯤ ꯑꯗꯨꯒꯤ ꯐ꯭ꯂꯣꯗꯨꯗ ꯑꯩ ꯄꯤꯔꯛꯀꯦ ꯑꯗꯨꯒꯤ ꯐ꯭ꯂꯣ ꯆꯨꯝꯅꯗ ꯕꯤꯜ ꯇꯧ ꯑꯗꯨꯒꯤ ꯐ꯭ꯂꯣꯗꯣ ꯑꯩ ꯄꯤꯔꯛꯀꯦ ꯆꯍꯤ ꯑꯃꯗ ꯅꯪ ꯐꯖꯅ ꯋꯔꯛ ꯊꯥꯗꯣꯛ ꯑꯦꯅꯔꯖꯤ ꯊꯥꯗꯔꯛꯑꯣ ꯌꯥꯔꯦ ꯇꯧꯈꯥꯏꯔꯁꯦ ꯌꯥꯔꯦ ꯌꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ ꯁꯣ ꯁꯨꯃꯥꯏꯅ ꯔꯣꯗ ꯃꯦꯞꯁꯦ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯁꯤ ꯅꯍꯥꯟꯒꯤ ꯅꯣꯏꯒꯤ ꯄꯩꯁꯥ ꯇꯝꯕ ꯀꯩꯅꯣꯗꯤ ꯐꯪꯉꯦꯕ ꯕꯠ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯑꯩꯅ ꯍꯧꯖꯤꯛ ꯁ꯭ꯀꯤꯜꯁ ꯄꯤꯊꯔꯛꯑꯅꯤ ꯃꯊꯪ ꯃꯊꯪ ꯁ꯭ꯀꯤꯜꯁ ꯄꯤꯔꯛꯑꯅꯤ ꯍꯧꯔꯛꯑꯅꯤꯕꯀꯣ ꯃꯥꯏꯟꯁꯦꯠ ꯁ꯭ꯀꯤꯜꯁ ꯑꯗꯒꯤ ꯑꯦꯕ꯭ꯔꯤꯊꯤꯡ ꯄꯤꯔꯛꯑꯅꯤ ꯄꯤꯔꯛꯄꯁꯦ ꯅꯣꯏꯅ ꯈꯜꯂꯒ ꯑꯩꯉꯣꯟꯗ ꯁꯤꯅꯦ ꯄꯥꯝꯃꯤ ꯁꯤꯅ ꯄꯥꯝꯃꯤ ꯁꯤꯅ ꯄꯥꯝꯃꯤ ꯁꯤꯅ ꯄꯥꯝꯃꯤꯁꯦ ꯍꯥꯏꯔꯛꯄ ꯌꯥꯔꯦ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯌꯥꯏꯕꯀꯣ ꯈꯔ ꯌꯥꯎꯔꯛꯀꯅꯤꯕ ꯁꯣꯏꯗꯅ ꯌꯥꯎꯒꯅꯤꯕ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯕ꯭ꯔꯣ ꯁꯤꯒꯤ ꯁ꯭ꯀꯤꯜꯁꯤꯗ ꯑꯃꯠꯇ ꯑꯩ ꯍꯩꯇꯦꯍꯦ ꯍꯥꯏꯕꯁꯨ ꯌꯥꯎꯔꯛꯀꯅꯤꯕ ꯑꯗ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯍꯩꯇꯕ ꯄꯣꯠꯇꯨꯅ ꯇꯝꯅꯕ ꯂꯥꯛꯏꯁꯦ ꯇꯝꯃꯨ ꯑꯃ ꯈꯜꯂꯒ ꯇꯝꯃꯨ ꯍꯥꯏꯅ ꯇꯝꯃꯒ ꯑꯗꯨ ꯄꯣꯠꯇꯨꯗꯒꯤ ꯄꯩꯁꯥ ꯇꯥꯜꯂꯨ ꯍꯥꯏꯅꯦꯕ ꯅꯣꯏ ꯍꯥꯟꯅ ꯍꯩꯔꯝ ꯇꯥꯔꯗꯤ ꯂꯣꯏꯅ ꯇꯧ ꯂꯩꯔꯝꯃꯅꯤꯕ ꯀꯣ ꯍꯩꯇꯕ ꯄꯣꯠꯇꯨ ꯇꯝꯃꯣ ꯍꯩꯇꯕ ꯄꯣꯠꯇꯨ ꯇꯝꯃꯒ ꯇꯧ ꯍꯥꯏꯕꯅꯦ ꯑꯗꯨ ꯇꯧꯅꯤꯡꯗ꯭ꯔꯗꯤ ꯇꯜꯂꯒ ꯂꯩꯇꯥꯔꯗꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯅꯠꯇꯦꯕ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯔꯥꯜ ꯅꯠꯇꯦꯕ ꯑꯁꯦꯡꯕꯅꯦ ꯍꯥꯏꯁꯦ ꯑꯁꯦꯡꯕ ꯄꯣꯠꯅꯦ ꯑꯩꯅ ꯍꯥꯏꯁꯦꯀꯣ ꯇꯝꯃꯣ ꯅꯁꯥꯅ ꯇꯝꯖꯔꯣꯏ ꯄꯤꯔꯒꯦ ꯑꯩ ꯑꯉꯝꯕꯉꯩꯗꯣ ꯄꯤꯔꯒꯦ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯁꯤ ꯇꯧꯔꯣ ꯂꯣꯏ ꯄꯤꯊꯣꯛꯑꯒꯦ ꯑꯗꯨ ꯄꯣꯠꯇꯣ ꯇꯧꯖꯔꯨꯔꯣ ꯍꯥꯏꯕꯅꯦꯕ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯀꯥꯎꯔꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯗꯨꯝ ꯅꯪꯅ ꯍꯤꯡꯉꯤꯕꯣ ꯑꯗꯨꯝ ꯌꯥꯎꯖꯔ ꯂꯩꯖꯔꯣ ꯑꯗꯨ ꯁ꯭ꯀꯤꯜꯁꯇꯣ ꯍꯥꯏꯅꯦꯕ ꯑꯩ ꯍꯥꯏꯁꯦ ꯑꯗꯨ ꯄꯣꯠꯇꯨꯗꯤ ꯅꯣꯏꯅ ꯇꯝꯖꯔꯣꯕ ꯑꯃꯨꯛ ꯃꯊꯥ ꯁꯥ ꯂꯩꯔꯝꯒꯅꯣꯕ ꯑꯁ ꯕ꯭ꯔꯣ ꯁꯤ ꯑꯩꯅ ꯍꯩꯕꯗꯣ ꯑꯝꯇ ꯌꯥꯎꯗꯦ ꯁꯤꯗꯤ ꯑꯗ ꯑꯩ ꯍꯥꯏꯁꯦ ꯅꯪꯅ ꯍꯩꯕꯗꯨ ꯌꯥꯎꯕ ꯅꯪꯅ ꯍꯩꯕꯗꯨꯗꯤ ꯄꯩꯁꯥ ꯇꯥꯜꯂꯕ ꯁꯤꯅꯦ ꯑꯩ ꯍꯥꯏꯗꯣꯏꯁꯦ ꯑꯃꯨꯛ ꯅꯪꯅ ꯍꯩꯔꯦꯅ ꯈꯟꯖꯔꯤ ꯄꯣꯠꯇꯨꯗꯤ ꯄꯩꯁꯥ ꯇꯥꯜꯂꯕ ꯑꯗꯨ ꯇꯥꯟꯗ꯭ꯔꯗꯤ ꯑꯗꯨꯗꯤ ꯈ꯭ꯋꯥꯏ ꯁꯣꯏꯔꯕꯅꯦꯕ ꯁꯣ ꯁꯦꯝ ꯊꯤꯡꯅꯦꯕ ꯅꯪꯒꯤ ꯃꯅꯤꯗꯣ ꯑꯣꯟꯊꯣꯛꯅꯕ ꯇꯧꯔꯛꯁꯦꯕ ꯃꯊꯪ ꯃꯊꯪ ꯅꯣꯏ ꯑꯄꯥꯝꯕ ꯄꯣꯠꯇꯣ ꯇꯧꯔꯛꯁꯦꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯋꯥ ꯑꯃ ꯍꯪꯒꯦꯕ ꯅꯣꯏ ꯃꯌꯥꯝꯗꯒꯤ ꯑꯩꯉꯣꯟꯗ ꯄꯨꯔꯥ ꯀ꯭ꯂꯦꯔꯤꯇꯤ ꯂꯩꯍꯧꯒꯦꯕ ꯐꯖꯅ ꯀ꯭ꯂꯦꯔꯤꯇꯤ ꯂꯩꯍꯧꯒꯦꯕ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯉꯁꯤ ꯑꯦꯕ꯭ꯔꯤꯊꯤꯡ ꯑꯩ ꯗꯥꯏꯔꯤ ꯄꯥꯏ ꯅꯣꯠ ꯇꯧꯒꯦꯕ ꯍꯧꯖꯤꯛꯀꯣ ꯑꯩ ꯀꯩꯅꯣꯗꯩ ꯍꯧꯔꯛꯀꯦ ꯔꯤꯁꯤꯔꯥꯖꯇꯩ ꯍꯧꯔꯛꯀꯦꯕ ꯔꯤꯁꯤꯔꯥꯖ ꯅꯪꯒꯤ ꯔꯣꯗ ꯃꯦꯞ ꯑꯩ ꯐꯪꯉꯦ ꯑꯩ ꯒꯣ ꯊ꯭ꯔꯨ ꯇꯧꯔꯦ ꯌꯦꯡꯉꯦ ꯑꯩ ꯇꯧꯒꯦ ꯃꯇꯦꯡ ꯄꯥꯡꯉꯛꯀꯦ ꯅꯪ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯍꯥꯏꯔꯛꯑꯣꯕ ꯑꯩ ꯉꯁꯤ ꯐꯅꯌꯥꯝꯁꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯦ ꯅꯍꯥꯟꯗꯩꯁꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯦ ꯏꯟꯀꯝꯗꯤ ꯁꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩꯒꯤ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝ ꯍꯦꯟꯒꯠꯍꯟꯕ ꯍꯥꯏꯔꯛꯀꯅꯨ ꯏꯟꯀꯝꯗꯤ ꯍꯦꯟꯒꯠꯇꯣꯏꯅꯦꯕ ꯏꯟꯀꯝ ꯍꯦꯟꯒꯠꯅꯕ ꯊꯕꯛꯅꯦ ꯇꯧꯔꯛꯏꯁꯦ ꯕꯠ ꯏꯟꯀꯝꯁꯤꯗ ꯋꯥꯠ ꯀꯥꯏꯟ ꯑꯣꯐ ꯕꯤꯖꯤꯅꯦꯁ ꯗꯨ ꯌꯨ ꯋꯥꯟ ꯇꯨ ꯕꯤꯜ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯍꯪꯅꯤꯡꯉꯦꯕ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯕꯤꯖꯤꯅꯦꯁꯅꯣ ꯍꯧꯖꯤꯛ ꯕꯤꯜ ꯇꯧꯅꯤꯡꯉꯩꯁꯦ ꯀꯔꯝꯕ ꯃꯈꯜꯗ ꯅꯪꯉꯣꯟꯗ ꯏꯟꯁꯄꯥꯌꯔ ꯑꯣꯏꯕ ꯍꯦꯜꯂꯦ ꯀꯃꯥꯏꯅ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯂꯣꯡ ꯋꯦꯗ ꯅꯪ ꯍꯧꯖꯤꯛ ꯕꯤꯜ ꯇꯧꯅꯤꯡ ꯅꯉꯣꯟꯗ ꯂꯩꯔꯤꯁꯦ ꯄꯣꯠꯁꯦ ꯑꯗꯨꯒꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯑꯣꯕ ꯑꯩꯉꯣꯟꯗ ꯑꯩ ꯏꯁꯟꯒꯦꯕ ꯂꯩꯔꯗꯤ ꯄꯥꯝꯃꯦ ꯑꯩ ꯁꯤꯁꯤꯒꯤ ꯍꯥꯏꯔꯒꯦ ꯍꯥꯏꯔꯛꯑꯣ ꯑꯩꯁꯦ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯥꯟ ꯑꯃ ꯍꯧꯗꯣꯛꯅꯤꯡꯉꯦ ꯑꯣꯀꯦ ꯍꯥꯏꯗꯤ ꯅꯥꯏꯁ ꯕ꯭ꯔꯣ ꯅꯤꯂꯀꯥꯟꯇꯅ ꯇꯧꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯑꯃ ꯑꯗꯨꯒ ꯑꯩꯁꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃ ꯁꯦꯝꯅꯤꯡꯉꯦꯕ ꯑꯣꯀꯦ ꯍꯥꯏꯗꯤ ꯑꯩꯅ ꯈꯪꯕꯁꯤ ꯅꯣꯂꯦꯖꯈꯩꯗꯣ ꯑꯩꯅ ꯑꯃꯨꯛ ꯑꯣꯀꯦ ꯑꯗꯣ ꯌꯥꯔꯦ ꯍꯥꯏꯔꯣ
ꯌꯥꯔꯦ ꯁꯥꯔ ꯌꯥꯔꯦ ꯁꯤꯔꯣ ꯅꯪ ꯄꯥꯝꯃꯤꯁꯦ ꯍꯣꯏ ꯁꯤ ꯑꯇꯩꯁꯨ ꯂꯩꯔꯤ ꯑꯩ ꯑꯗꯨꯝ ꯐꯤꯒꯔ ꯑꯥꯎꯠ ꯇꯧꯔꯒꯦ ꯅꯪꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯀꯃꯥꯏꯅ ꯇꯧ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜꯁ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯣ ꯍꯤꯟꯗꯤ ꯏꯪꯂꯤꯁ ꯀꯃꯥꯏꯅ ꯇꯧꯏ ꯍꯤꯟꯗꯤꯁꯤꯃ ꯕ꯭ꯂꯦꯡꯅꯦ ꯏꯪꯂꯤꯁꯇꯤ ꯏꯪꯂꯤꯁꯁꯦ ꯑꯩ ꯉꯥꯡꯕꯗꯤ ꯐꯖꯅꯗꯤ ꯉꯝꯗ꯭ꯔꯤ ꯑꯗꯣ ꯃꯤꯅ ꯍꯥꯏꯔꯛꯄ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯏ ꯏꯝꯄ꯭ꯔꯨꯚ ꯇꯧꯕꯗꯤ ꯉꯝꯅꯤꯕ ꯌꯥꯔꯦ ꯀꯟꯐꯤꯗꯦꯟꯁ ꯌꯥꯎꯗ꯭ꯔꯤꯕ ꯑꯩ ꯉꯥꯡꯕꯒꯤ ꯀꯩꯝ ꯅꯪꯒꯤ ꯑꯩꯅ ꯁꯤ ꯄꯤꯔꯅꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯀꯃꯥꯏꯅ ꯕꯤꯜ ꯇꯧꯅꯤ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯣꯂꯦꯖ ꯀꯃꯥꯏꯅ ꯕꯤꯜ ꯇꯧꯅꯤ ꯄꯩꯁꯥ ꯀꯃꯥꯏꯅ ꯇꯥꯅꯤ ꯄꯤꯔꯒꯦ ꯌꯥꯔꯦ ꯁꯤꯗꯩꯗꯤ ꯑꯩꯅ ꯑꯃꯨꯛ ꯍꯥꯞꯄꯤꯔꯅꯤ ꯄꯦꯁꯤꯞ ꯏꯟꯀꯝ ꯍꯥꯞꯄꯤꯔꯅꯤ ꯑꯩꯅ ꯄꯤꯔꯒꯦ ꯌꯥꯔꯦ ꯑꯩꯅ ꯄꯤꯒꯗꯕ ꯁ꯭ꯇꯔꯛꯆꯔ ꯂꯣꯏ ꯐꯣꯂꯣ ꯇꯧꯕ ꯌꯥꯔꯦ ꯌꯥꯔꯦꯀꯣ ꯅꯪꯒ ꯑꯩꯒ ꯍꯧꯖꯤꯛꯁꯤꯗ ꯗꯤꯜ ꯀ꯭ꯂꯤꯌꯔ ꯑꯣꯏꯅꯔꯦ ꯌꯥꯔꯦ ꯑꯣꯀꯦ ꯀꯩꯅꯣ ꯍꯥꯏꯔꯣ ꯔꯨꯖꯗꯥꯟ ꯍꯥꯏꯔꯣ ꯅꯤꯂꯀꯥꯟꯇ ꯁꯥꯔ ꯑꯩ ꯍꯧꯖꯤꯛꯀꯤꯁꯤ ꯍꯧꯖꯤꯛꯀꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯝ ꯔꯨꯖꯗꯥꯟ ꯏꯟꯀꯝ ꯁꯦꯀꯦꯟ ꯑꯝꯇ ꯅꯤꯂꯀꯥꯟꯇ ꯁ꯭ꯇ꯭ꯔꯤꯝꯁꯤ ꯀꯩꯝ ꯂꯩꯇꯦꯕ ꯏꯁꯜꯂꯨ ꯅꯪꯁꯨ ꯏꯁꯜꯂꯨ ꯏꯁꯜꯂꯤ ꯁꯥꯔ ꯔꯨꯖꯗꯥꯟ ꯍꯥꯏꯔꯣ ꯑꯩꯒꯤ ꯍꯧꯖꯤꯛ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝꯁꯦ ꯍꯧꯖꯤꯛꯐꯥꯎꯗꯤ ꯀꯩꯝ ꯂꯩꯇ꯭ꯔꯤꯕ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯑꯣ ꯅꯪꯅ ꯕꯤꯜ ꯇꯧꯅꯤ ꯑꯩꯅ ꯅꯍꯥꯟꯗꯩ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯍꯧꯖꯤꯛꯐꯥꯎꯗꯤ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝꯁꯦ ꯀꯩꯝ ꯂꯩꯇ꯭ꯔꯤꯕ ꯑꯗꯨ ꯍꯧꯖꯤꯛ ꯑꯍꯥꯟꯕ ꯕꯤꯒꯤꯅꯔ ꯑꯣꯏꯅ ꯗ꯭ꯔꯣꯞ ꯁꯥꯔꯚꯤꯁꯤꯡ ꯇꯧꯕꯒꯤ ꯇꯧꯕ ꯑꯣꯀꯦ ꯗ꯭ꯔꯣꯞ ꯁꯔꯚꯤꯁꯤꯡ ꯏꯐ ꯗ꯭ꯔꯣꯞ ꯁꯔꯚꯤꯁꯤꯡꯁꯤꯗ ꯑꯗꯨ ꯑꯩꯅ ꯑꯩꯁꯨ ꯑꯇꯣꯞꯄ ꯁꯤꯅ ꯁ꯭ꯀꯤꯜꯁ ꯐꯒꯗ꯭ꯔꯣ ꯈꯪꯗꯦ ꯕꯤꯒꯤꯅꯔ ꯐ꯭ꯔꯦꯟꯂꯤꯁꯨ ꯑꯣꯏꯕ ꯁꯤꯅ ꯄꯩꯁꯥ ꯑꯇꯣꯞꯄꯁꯨ ꯀꯦꯄꯤꯇꯦꯜ ꯅꯣ ꯑꯩ ꯍꯥꯏꯒꯦ ꯏꯟꯚꯦꯁꯃꯦꯟꯁꯨ ꯌꯥꯝ ꯆꯪꯗꯕ ꯁꯤꯅ ꯐꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯑꯩ ꯚꯥꯞꯇ ꯅꯪ ꯍꯥꯏꯗꯣ ꯚꯥꯞꯇ ꯑꯩ ꯍꯥꯏꯗꯣ ꯇꯥꯎ ꯏꯐ ꯗ꯭ꯔꯣꯞ ꯁꯔꯚꯤꯁꯤꯡꯁꯤꯗ ꯅꯪꯒꯤ ꯕꯤꯒꯤꯅꯔ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕ ꯃꯅꯤ ꯌꯥꯝ ꯏꯟꯚꯦꯁ ꯇꯧꯗꯕ ꯄꯣꯠꯇ ꯑꯇꯣꯞꯄ ꯁ꯭ꯀꯤꯜꯁꯨ ꯄꯤꯔꯛ ꯇꯥꯔꯗꯤ ꯑꯗꯨꯁꯨ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯕ꯭ꯔꯅ ꯗ꯭ꯔꯣꯞ ꯁꯔꯚꯤꯁꯤꯡ ꯅꯠꯇꯕ ꯗ꯭ꯔꯣꯞ ꯁꯔꯚꯤꯁꯤꯡꯁꯨ ꯀꯩꯁꯨ ꯄꯤꯒꯦꯕ ꯀꯥꯏꯗꯦ ꯑꯗꯨꯝ ꯑꯩꯁꯨ ꯗ꯭ꯔꯣꯞ ꯁꯥꯔꯗ ꯁꯔꯚꯤꯁꯤꯡ ꯍꯪꯒꯦꯅ ꯅꯠꯇꯕ ꯈꯜꯂꯝꯃꯤꯅꯦ ꯑꯇꯣꯞꯄ ꯅꯪꯅ ꯁ꯭ꯀꯤꯜꯁ ꯅꯪꯅ ꯇ꯭ꯔꯥꯏ ꯇꯧꯕ ꯉꯝꯖꯕ ꯌꯥꯕ ꯅꯪꯅ ꯕꯤꯒꯤꯅꯔ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯑꯩꯅ ꯄꯤ ꯇꯥꯔꯗꯤ ꯑꯗꯨ ꯇꯧꯒꯗ꯭ꯔꯥ ꯑꯗꯨ ꯇꯧꯒꯦꯔꯥ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯥꯔ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯇꯧꯈꯥꯏꯔꯁꯦ ꯌꯥꯔꯦ ꯄꯤꯔꯒꯦ ꯌꯥꯔꯦ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯂꯟꯆꯦꯟꯕ ꯍꯥꯏꯔꯛꯑꯣ ꯁꯥꯔ ꯑꯩꯁꯦ ꯔꯤꯁꯥꯔꯖꯀ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯦꯕ ꯑꯩꯁꯨ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯥꯟ ꯑꯃ ꯇꯧꯕ ꯑꯗꯨꯒ ꯑꯩꯅ ꯑꯣꯀꯦ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯃꯤꯉꯣꯟꯗ ꯏꯟꯐ꯭ꯂꯨꯋꯦꯟꯁ ꯇꯧꯊꯣꯛꯄ ꯍꯥꯏꯗꯤ ꯑꯣꯀꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯤꯅ ꯊꯥꯖꯍꯜꯂꯒ ꯑꯩꯒꯤ ꯃꯈꯥꯗ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯂꯥꯏꯐ ꯏꯁꯇꯥꯏꯜꯁꯤꯗꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯑꯩꯅ ꯑꯩꯒꯤ ꯀꯩꯅꯣꯗꯁꯨ ꯐꯣꯔꯋꯥꯔꯗꯇꯁꯨ ꯏꯈ꯭ꯔꯕꯅꯦꯕ ꯈꯤꯇꯪ ꯍꯥꯏꯗꯤ ꯔꯤꯁ ꯅꯠꯇꯕ ꯋꯦꯜꯗꯤ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯑꯗꯨꯅꯦ ꯑꯩꯅ ꯇꯧꯅꯤꯡꯕ ꯍꯥꯏꯁꯦ ꯌꯥꯔꯦ ꯐꯪꯉꯦꯅ ꯈꯜꯂꯨ ꯌꯥꯔꯦ ꯍꯣꯏ ꯇꯧꯔꯁꯦ ꯌꯥꯔꯦ ꯑꯜꯄꯦꯁꯀꯤ ꯈꯪꯉꯦ ꯄꯥꯔꯤ ꯍꯥꯏꯔꯣ ꯁꯥꯔ ꯑꯩꯒꯤ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯗ ꯖꯦꯔꯣ ꯅꯣꯂꯦꯖꯇꯤ ꯂꯩ ꯁꯥꯔ ꯑꯗꯣ ꯁꯤꯗ ꯑꯩꯅ ꯁ꯭ꯀꯤꯜ ꯈꯔ ꯈꯟꯒꯠꯂꯒ ꯑꯈꯟꯅꯕ ꯁꯤꯒꯤꯁꯤꯗ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁ꯭ꯇꯔꯦꯡ ꯂꯩꯒꯗꯕ ꯑꯗꯨꯒ ꯑꯩꯒꯤ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯑꯣꯏꯒꯗꯕ ꯖꯒꯥ ꯁꯤ ꯍꯥꯟꯅ ꯈꯪꯗꯣꯛꯅꯤꯡꯉꯦ ꯁꯥꯔ ꯑꯗꯨꯒ ꯑꯩꯒꯤ ꯄꯥꯔꯁꯣꯅꯦꯜ ꯕ꯭ꯔꯥꯟ ꯑꯃ ꯁꯦꯝꯅꯤꯡꯉꯦ ꯁꯥꯔ ꯄ꯭ꯔꯣꯐꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯒꯤ ꯑꯩꯅ ꯇꯧꯔꯤꯕ ꯁꯥꯔꯚꯤꯁꯁꯦ ꯅꯦꯠꯋꯥꯔꯛꯀꯤ ꯇꯥꯏꯞꯇ ꯁꯥꯔ ꯑꯩꯅ ꯁꯤ ꯇꯧꯔꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯕ ꯑꯃ ꯄꯥꯝꯃꯤ ꯁꯥꯔ ꯑꯗꯨꯒ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯁꯦ ꯌꯥꯝꯗ꯭ꯔꯕꯗ 3ꯗꯩꯅ 5 ꯐꯥꯎꯕ ꯈꯔ ꯐꯖꯅ ꯚꯦꯂꯨꯑꯦꯕꯜ ꯑꯣꯏꯕ ꯀ꯭ꯂꯥꯏꯟ ꯐꯪꯅꯤꯡꯉꯦ ꯁꯥꯔ ꯑꯗꯨꯒ ꯃꯣꯏꯗꯒꯤ ꯐꯤꯗꯕꯦꯛ ꯈꯔꯁꯨ ꯂꯧꯅꯤꯡꯉꯤ ꯅꯥꯏꯁ ꯃꯦꯟ ꯅꯥꯏꯁ ꯌꯥꯔꯦ ꯑꯗꯨꯁꯨ ꯌꯥꯔꯦ ꯑꯩ ꯅꯣꯇꯦꯠ ꯇꯧꯔꯦ ꯌꯥꯔꯦ ꯑꯣꯀꯦ ꯅꯥꯏꯁ ꯑꯗꯒꯤ ꯔꯤꯗꯝ ꯍꯥꯏꯔꯣ ꯑꯩꯉꯣꯟꯗꯁꯨ ꯑꯩꯁꯦ ꯂꯥꯏꯍꯜꯂꯦ ꯑꯩꯉꯣꯟꯗꯁꯨ ꯂꯣꯏ ꯂꯥꯏꯍꯜꯂꯦꯀꯣ ꯍꯥꯏꯔꯣ ꯔꯤꯗꯝ ꯍꯥꯏꯔꯣ ꯑꯩꯁꯦ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡꯒ ꯀꯣꯟꯇꯦꯟ ꯀ꯭रिꯌꯦꯁꯟꯒ ꯇꯧꯅꯤ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡꯒ ꯀꯣꯟꯇꯦꯟ ꯀ꯭रिꯌꯦꯁꯟꯒ ꯑꯗꯨꯗ ꯅꯪꯉꯣꯟꯗ ꯑꯩꯅ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡ ꯅꯠꯇꯕ ꯑꯥꯏꯗꯤꯌꯥ ꯄꯤꯕꯁꯨ ꯅꯪ ꯂꯧꯅꯤꯀꯣ ꯏꯐ ꯆꯥꯟꯅ ꯇꯥꯔꯗꯤ ꯀꯩꯅꯣ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡꯁꯦ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯕ ꯃꯇꯥꯡ ꯂꯥꯛꯑꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯗꯨ ꯅꯠꯇꯕ ꯄꯣꯠ ꯃꯊꯥ ꯁꯥꯒꯗꯕ ꯄꯣꯠꯇꯣ ꯑꯗꯨꯁꯨ ꯑꯩꯅ ꯃꯤꯅꯤꯃꯥꯏꯁ ꯇꯧꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯒꯤꯅꯦꯕ ꯂꯧꯅꯤ ꯂꯧꯔꯣꯏ ꯍꯣꯏ ꯁꯥꯔ ꯂꯧꯋꯦ ꯑꯣꯀꯦ ꯑꯗꯨꯒ ꯏꯁꯜꯂꯨꯀꯣ ꯕꯝꯀꯤꯟ ꯍꯥꯏꯔꯣ ꯁꯥꯔ ꯑꯩꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯏꯅꯤꯡꯉꯦꯕꯀꯣ ꯍꯥꯏꯗꯤ ꯑꯐꯇꯔ ꯁꯝ ꯌꯔꯁ ꯀꯣ ꯄꯩꯁꯥ ꯋꯥꯏ ꯈꯛꯇ ꯅꯠꯇꯕ ꯏꯃꯦꯖꯀꯤꯀꯣ ꯑꯗꯨꯅ ꯑꯩ ꯄꯣꯗꯀꯥꯁ ꯑꯃ ꯇꯧꯒꯦꯅ ꯀꯨꯏꯔꯦ ꯈꯜꯂꯛꯄ ꯅꯥꯏꯁ ꯑꯗꯨꯒ ꯃꯦꯟ ꯑꯗꯨ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯩꯁꯦ ꯍꯧꯖꯤꯛ ꯖꯨꯋꯦꯂꯔꯤꯒꯤ ꯁꯦꯜꯁꯃꯦꯟꯁꯨ ꯑꯣꯏꯌꯦꯕꯀꯣ ꯑꯣꯀꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯄꯣꯠꯁꯦ ꯑꯗꯨꯝ ꯈꯔ ꯈꯔ ꯌꯣꯟꯕ ꯍꯧꯔꯦꯕ ꯎꯝ ꯑꯗꯨꯗꯣ ꯈꯤꯇꯪ ꯑꯞꯒ꯭ꯔꯦꯗ ꯇꯧꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯁꯦ ꯌꯥꯝꯗꯤ ꯌꯥꯝꯃꯜꯂꯕ ꯈꯪꯗꯦ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯉꯝꯅꯕ ꯑꯦꯗꯖꯁ ꯇꯧꯒꯦꯅ ꯌꯥꯝꯗꯦ ꯈꯜꯂꯤꯕꯀꯣ ꯌꯥꯝꯗꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯗꯤꯖꯤꯇꯦꯜ ꯑꯣꯏꯅ ꯄꯩꯁꯥꯗꯣ ꯈꯤꯇꯪ ꯑꯔꯟ ꯇꯧꯅꯤꯡꯕ ꯌꯥꯏ 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 ꯑꯗꯨꯅꯤ ꯇꯧꯗꯣꯏꯁꯤ ꯑꯗꯨꯅꯦ ꯑꯣꯜ ꯁꯥꯔ ꯀꯅꯦꯛꯇꯦꯠ ꯃꯦꯟ ꯅꯥꯏꯁ ꯃꯦꯟ ꯑꯩꯉꯣꯟꯗ ꯂꯥꯛꯏꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯦꯝꯕꯔ ꯃꯌꯥꯝꯁꯤꯡꯁꯦ ꯔꯥꯏꯠꯅꯦ ꯍꯥꯏꯅ ꯈꯜꯂꯦꯀꯣ ꯍꯧꯖꯤꯛ ꯁꯤ ꯇꯥꯔꯗꯤ ꯑꯣꯀꯦ ꯅꯥꯏꯁ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯔꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯦꯀꯣ ꯒ꯭ꯌꯥꯟ ꯇꯥꯔꯦ
Nanga Sir, Kebaga wari se mane keba su jewelry ni masa ju podcast ho dei ngai le rabne hojik adu masa gi digital business build tau duine ba ne bani lambel se mane na haro hojik hagi tau haro yareda loisilage. yare tawradam ne yare hangal la yare kenu haro open to haro ꯁꯥꯔ ꯑꯩ ꯍꯧꯖꯤꯛꯀꯤꯐꯥꯎꯗꯤ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯁꯦ ꯐꯖꯅꯁꯨ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯐꯥꯎ hangan ꯇꯧꯅꯤꯡꯕꯁꯦ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯥꯟꯗꯤꯡ ꯑꯃ ꯁꯦꯝꯅꯤꯡꯉꯦ ꯑꯗꯩ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜꯁꯦ ꯑꯃ ꯍꯦꯟꯒꯠꯅꯤꯡꯉꯦ ꯑꯗꯨꯒ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯗ ꯍꯥꯏꯐꯦꯠ ꯇꯧꯅꯤꯡꯕꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯃꯦꯅꯦꯖꯃꯦꯟꯁꯦ yare ke doroge adudi yam live poni se adudi yam live poni se sige daro ꯍꯣꯏ ꯁꯥꯔ ꯑꯗꯨꯒ ꯑꯩ ꯈꯪꯗꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯁꯥꯔꯅ ꯈꯔ ꯒꯥꯏꯗ ꯇꯧꯔꯀꯥꯟꯗ ꯑꯃꯨꯛ adu ꯇꯥꯛꯄꯤꯌꯨ adu ke ngawna khangda bo to khangan dure haji dei ni khangan duro mayam hangdoroktrone mathang mathang hangdorokta ngasi joine explain tawre sidi just aina introduce tawisi noi da sigi Saturday class di siguma doubt mayam sing clear oina na pone manung da ina content heng thadara kado mayam sing leiri adu mayam sing du u kana noi kaino hai si pot mayam khakar kaino content na mayam da pithok payad adu gi manung gi class ki mayam sing du okay nangi si leire go kaino hairo Arjun hairo ꯑꯍꯥꯟꯕꯗ ꯁꯥꯔ ꯑꯩ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜꯁꯦ ꯑꯃ ꯍꯩꯅꯤꯡꯉꯦ ꯑꯗꯨꯒ ꯄꯔꯁꯅꯦꯜ ꯕ꯭ꯔꯥꯟ ꯑꯃꯁꯨ ꯁꯦꯝꯅꯤꯡꯉꯦ ꯑꯗꯨꯒ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯗ ꯀꯃꯥꯏꯅ ꯃꯥꯏꯗꯤ ꯁꯥꯔ ꯗꯤꯖꯤꯇꯦꯜꯒꯤ ꯃꯔꯝꯗ ꯃꯥꯏ ꯁ꯭ꯀꯤꯜ ꯀꯌꯥꯝ ꯂꯩꯗ ꯑꯗꯨ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯤꯕꯀꯣ ꯑꯗꯨꯒ ꯑꯗꯨꯗ ꯏꯁꯥꯒ ꯍꯥꯏꯗꯤ ꯑꯩꯒ ꯆꯥꯟꯅꯒꯗꯕ ꯈꯜꯂ ꯑꯗꯨꯗ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯆꯠꯄꯗꯨ ꯄꯥꯝꯃꯦ yare kenu yare na du da Rahul hairo Rahul energy Rahul ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯣꯗꯀꯥꯁꯇꯔ ꯑꯃ ꯑꯣꯏꯔꯒ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯥꯟꯗꯤꯡ ꯑꯃ ꯇꯧꯋꯤ wam hange nang sure oibo nang podcaster haise nang habdi aina hangise aina hangai waram je lei ko nang bu aina underestimate to bai wante wa ngam nang energy yam lu oiba ai nang na sagira energy lu oira kaino ai energy pame nang sidai ching aina hojik sidagi energy an tholakadabane communication skills wange energy wange ta sidai tholakadam kaino amta haro energy ꯑꯩꯒꯤ ꯐꯣꯟꯁꯦ ꯚꯣꯏꯁꯁꯦ ꯖꯨꯝꯗꯩ ꯁ꯭ꯂꯣ ꯑꯣꯏꯅ ꯆꯠꯂꯦ ꯑꯗꯨꯝ ꯐꯣꯟꯒꯤ ꯚꯣꯏꯁ ꯄꯣꯗꯀꯥꯁꯇꯔ ꯑꯃ ꯑꯣꯏꯔꯒ ꯁꯥꯔ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯥꯟꯗꯤꯡ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯒ ꯀꯝꯃꯨꯅꯤꯇꯤ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯅꯤ Manipur je mai hꯧꯗꯣꯔꯦ ꯗꯩꯖꯦ ꯑꯗꯣ ꯁꯥꯔ ꯑꯩꯒꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜ ꯈꯔ ꯁ꯭ꯂꯣ ꯋꯤꯛ ꯑꯣꯏ Bhap tare yare Sujit nangi aina podcast ti khange to bahron ꯁꯥꯔ ꯑꯩꯁꯦ ꯈꯤꯇꯪ ꯁꯥꯡꯅ ꯍꯥꯏꯖꯔꯒꯦꯀꯣ ꯁꯥꯔ ꯑꯩ hairo ꯃꯃꯥꯡꯗ ꯁꯥꯔꯗ ꯑꯩꯒꯤ ꯋꯥꯔꯤ ꯑꯃꯇꯕꯨ ꯁꯦꯌꯔ ꯇꯧꯗ꯭ꯔꯤ ꯁꯤ ꯃꯇꯥꯡꯒꯤ ꯂꯧꯔꯒ ꯇꯧꯖꯔꯒꯦ ꯁꯥꯔ ꯀꯣ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯁꯥꯔ everyone is excited ꯁꯥꯔ ꯑꯩꯒꯤꯁꯦ ꯗꯥꯏꯔꯦꯛ ꯏꯟꯁꯄꯥꯌꯔ ꯑꯣꯏꯕ ꯃꯤꯗꯤ ꯂꯩꯇꯦꯕ ꯁꯥꯔ ꯀꯣ ꯑꯩ 마기 ꯃꯑꯣꯡꯗ ꯂꯩꯅꯤꯡꯕꯗꯤ ꯌꯥꯎꯋꯦꯕ ꯍꯥꯏꯕꯗꯤ ꯃꯥꯗꯧꯅ ꯍꯤꯡꯕ ꯅꯠꯇꯕ ꯃꯥꯒꯤ ꯇꯥꯏꯞꯇ ꯂꯥꯛꯅꯤꯡꯕꯗꯤ ꯐꯥꯎꯋꯦꯕ Who's ꯁꯣ that ꯑꯩꯈꯣꯏ guy UFC ꯐꯥꯏꯇꯔꯗ ꯍꯥꯏꯔꯒ ꯁꯥꯔ ꯀꯣꯅꯔ ꯃꯦꯛꯒ꯭ꯔꯦꯒꯔꯗꯣ ꯈꯪꯉꯤꯅꯦ ꯁꯥꯔ ꯀꯣ okay ꯑꯩꯁꯦ ꯃꯥꯅ ꯇꯧꯕ ꯃꯑꯣꯡꯁꯦ ꯌꯥꯝ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯄꯤꯛꯏꯉꯩꯗꯒꯤ ꯗꯥꯟꯁꯀ ꯇꯧꯔꯝꯕꯗꯒꯤ ꯈꯣꯠꯄꯗꯒꯤ ꯇꯧꯔꯒ ꯃꯥ ꯍꯤꯁꯇ꯭ꯔꯤꯁꯦ ꯁꯨꯝ ꯌꯦꯡꯕꯗ ꯌꯥꯝ ꯀꯨꯞꯅꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯁꯥꯔ ꯀꯣ ꯁꯣ ꯃꯥꯁꯦ ꯐꯥꯏꯇꯔ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯃꯥꯅ ꯗꯥꯎꯟ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯒꯔꯜ ꯐ꯭ꯔꯦꯟꯗꯣ ꯁꯥꯔ ꯂꯩꯀꯣ ꯁꯥꯔ ꯀꯣ ꯑꯗꯨꯅ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯦꯁꯨ ꯈꯪꯉꯦꯕ ꯁꯥꯔ ꯀꯣ ꯁꯞꯄꯣꯔꯠ ꯇꯧꯔꯛꯑꯒ ꯋꯤꯟ ꯑꯣꯏꯔꯛꯄꯗꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯃꯥꯁꯦ ꯌꯦꯡꯉꯨ ꯁꯥꯔ ꯍꯧꯖꯤꯛꯇꯤ ꯕꯤꯛ ꯅꯦꯝ ꯑꯣꯏꯔꯦ ꯕꯤꯛ ꯁꯦꯂꯦꯕ꯭रिꯇꯤ ꯑꯣꯏꯔꯦꯕ ꯁꯥꯔ ꯀꯣ ꯃꯥꯁꯦ ꯀꯌꯥꯃꯨꯛ ꯑꯣꯏꯒꯦꯗ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯋꯥꯡꯗꯣ ꯌꯥꯝ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯀꯣ ꯍꯥꯏꯕꯗꯤ ꯃꯤꯁꯨ ꯎꯁꯤꯠꯇꯦꯀꯣ ꯁꯥꯔ ꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯑꯃꯨꯛ ꯃꯤꯉꯣꯟꯗ ꯅꯨꯡꯁꯤꯕꯁꯨ ꯎꯠꯂꯤꯀꯣ ꯁꯥꯔ ꯀꯣ ꯃꯥꯁꯦ ꯎꯁꯤꯠꯇꯕ ꯃꯆꯤꯟꯗ ꯈꯛꯇꯅꯦꯕ ꯅꯨꯡꯁꯤꯕꯁꯨ ꯃꯤꯉꯣꯟꯗ ꯎꯠꯂꯦꯕꯗ ꯃꯥꯗ ꯂꯥꯏꯛ ꯑꯗꯨ ꯀꯨꯝꯕ ꯃꯑꯣꯡꯗꯣ ꯌꯥꯝ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯇꯧꯕ ꯃꯑꯣꯡꯗꯣ ꯌꯥꯝꯅ ꯀꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯗꯨꯒ ꯃꯥꯒ ꯑꯩꯒꯗꯤ ꯂꯥꯏꯟꯗꯤ ꯈꯦꯠꯅꯔꯦꯀꯣ ꯁꯥꯔ ꯃꯥꯅ ꯐꯥꯏꯠꯇ ꯆꯪꯉꯛꯄꯅꯤ ꯑꯩꯅ ꯁꯣꯝ ꯅꯥꯀꯟꯗ ꯆꯪꯉꯛꯑꯒ ꯇꯧꯒꯦ ꯈꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯗꯨꯝꯗꯤ ꯂꯩꯔꯦ ꯁꯥꯔ nangi waise kainom ngasi ai kainom thengneiba ko quote ama thengneiba yam fajaba quote ne kai haige da quote sida ko okay ma hai sine irami je ko help people plus your talent is equal to your purpose help people plus your talent is equal to your purpose gyan tarba sir yam fajai help people plus your talent is equal to your purpose sineba yam simple oy pone si nangi nana hojik fauri jo kesu kai deba ko hoi Conor McGregor gi magi attitude adu da that's a different thing but in hiding is the
yes ꯅꯪ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯏꯟꯁꯄꯥꯌꯔ ꯑꯣꯏꯇꯥꯔꯗꯤ ꯌꯦꯁ ꯐꯥꯏꯟ ꯑꯩꯅ ꯍꯥꯏꯗꯣ ꯑꯩꯒꯤꯁꯨ ꯏꯟꯁꯄꯤꯔꯦꯁꯟ ꯑꯦꯀꯣꯟ ꯅꯤꯞꯁꯤ ꯍꯁꯜ ꯃꯣꯏꯅ ꯇꯧꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤꯡꯉꯤꯅꯤ ꯆꯞ ꯃꯥꯟꯅ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯅꯦ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦꯕ ꯁꯣ ꯗꯨ ꯏꯠ ꯅꯪ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯛ ꯑꯣꯏꯗ ꯇꯥꯔꯁꯨ ꯃꯉꯣꯟꯗ ꯀꯔꯤ ꯃꯥꯅ ꯑꯐꯕ ꯊꯕꯛꯇꯣ ꯀꯩ ꯇꯧꯒꯦ ꯇꯧꯈꯥꯏꯔꯣ ꯌꯥꯔꯦ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯇꯧꯔꯣ ꯁꯣ ꯅꯪ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯅꯪ ꯄꯣꯗꯀꯥꯁ ꯑꯃ ꯂꯩꯔꯦ ꯑꯦꯟ ꯗꯦꯟ ꯁꯥꯔ ꯅꯪꯒꯤ ꯑꯃꯒ ꯏꯟꯀꯝ ꯑꯩꯅ ꯁ꯭ꯇ꯭ꯔꯤꯝ ꯌꯥꯝ ꯂꯥꯛꯇꯣꯏꯅꯦ ꯇꯧꯅꯤꯡꯉꯤꯁꯦ ꯑꯩꯁꯦ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯀꯁꯇꯃꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯝꯄꯅꯤ ꯑꯃꯗ ꯃꯥꯒꯤ ꯑꯗꯨ ꯀꯁꯇꯃꯔꯗꯣ ꯃꯥꯒꯤ ꯗꯥꯏꯔꯦꯛ ꯄꯣꯔꯛꯑꯒ ꯀꯁꯇꯃꯔꯗ ꯑꯣꯟꯊꯣꯛꯑꯒ ꯁꯦꯜ ꯇꯧꯍꯟꯕꯗꯣ ꯁꯥꯔ ꯑꯗꯨ ꯌꯥꯝ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯑꯝꯇꯪ ꯍꯜꯂꯣ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯗꯣ ꯍꯧꯖꯤꯛ ꯁꯥꯔ ꯑꯩꯅ ꯃꯤꯁꯦ ꯂꯤꯗꯁꯦ ꯄꯣꯔꯛꯑꯦꯅ ꯁꯥꯔ ꯀꯣ ꯂꯤꯗꯁꯦ ꯄꯣꯔꯛꯀꯥꯟꯗ ꯀꯝꯄꯅꯤꯗꯨꯗ ꯃꯥꯒꯤ ꯗꯥꯏꯔꯦꯛ ꯀꯁꯇꯃꯔ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯗꯣ ꯁꯥꯔ ꯍꯥꯏꯇꯥꯔꯗꯤ ꯑꯣꯀꯦ ꯀꯁꯇꯃꯔ ꯑꯣꯏꯅ ꯂꯥꯛꯇꯕꯗꯣ ꯀꯁꯇꯃꯔ ꯑꯣꯏꯅ ꯑꯣꯟꯊꯣꯛꯑꯒ ꯀ꯭ꯂꯣꯖꯔ ꯑꯗꯨꯗꯒꯤ ꯂꯩꯍꯟꯕꯗꯣ ꯁꯦꯜꯒ ꯇꯧꯕꯤꯕꯗꯣ ꯑꯩꯅ ꯁꯥꯔ ꯑꯗꯨꯒꯨꯝꯕꯗ ꯌꯥꯝ ꯄꯥꯝꯕ ꯀ꯭ꯂꯣꯖꯔ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯁꯥꯔ? ꯀ꯭ꯂꯣꯖꯔꯗ ꯅꯤꯂꯀꯥꯟꯇꯅ ꯄꯥꯏꯕ ꯄꯥꯔꯠ ꯃꯈꯜ ꯑꯃꯅꯦ ꯑꯗꯨ ꯄꯣꯠꯇꯨꯁꯨ ꯗꯦꯠꯁ ꯚꯦꯔꯤ ꯒꯨꯗ ꯑꯗꯨꯒꯤ ꯈꯨꯆꯥꯎꯁꯦ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯃꯌꯥꯝꯗ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕ ꯃꯥꯅ ꯍꯥꯏ ꯄꯣꯠꯁꯤꯒꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯅꯤꯁꯁꯦ ꯄꯩꯁꯥ ꯌꯥꯝ ꯂꯩꯌꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯂꯩꯕ ꯃꯐꯝꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯛꯀꯦꯕ ꯁꯤꯗꯤ ꯌꯥꯝ ꯂꯥꯏꯌꯦꯕ ꯇꯥꯛꯊꯣꯛꯄꯤꯒꯦ ꯐꯣꯔꯃꯨꯂꯥꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯇꯥꯛꯊꯣꯛꯀꯦꯕꯀꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯍꯥꯡꯗꯣꯛꯑꯣꯕ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯅꯪꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯦ ꯐꯖꯅ ꯑꯣꯞꯇꯤꯃꯥꯏꯖ ꯇꯧꯔꯣ ꯑꯣꯞꯇꯤꯃꯥꯏꯖ ꯇꯧꯔꯣ ꯏꯟ ꯗ ꯁꯦꯟꯁ ꯃꯤꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯦ ꯐꯦꯛ ꯃꯥꯟꯗꯅꯕ ꯅꯥꯟꯅ ꯁꯦꯝꯃꯣꯕ ꯅꯪꯒꯤ ꯀꯣꯟꯇꯦꯟꯗꯒꯤ ꯀꯩꯗꯒꯤ ꯅꯪꯁꯦ ꯀꯅꯥꯅꯣ ꯀꯩꯗꯧꯔꯤꯅꯣ ꯃꯤꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯅꯕ ꯀꯅꯥꯅꯣ ꯁꯤ ꯃꯤꯁꯦ ꯑꯦꯛꯖꯤꯁ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ ꯁꯤ ꯃꯤꯁꯦ ꯇ꯭ꯔꯁ ꯇꯧꯕ ꯌꯥꯕ ꯃꯤꯔ ꯌꯥꯗꯕ ꯃꯤꯔ ꯍꯥꯏꯁꯦ ꯅꯣꯏꯁꯨ ꯈꯪꯉꯣꯕ ꯑꯗꯨ ꯄꯣꯠꯇꯨꯗꯤꯀꯣ ꯁꯦꯝꯗꯣꯛꯑꯣꯕ ꯑꯗꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯑꯀꯥꯟꯗ ꯀꯩꯗꯧꯅꯤ ꯍꯥꯏ ꯃꯇꯝꯗ ꯄ꯭ꯔꯗꯛ ꯍꯥꯏ ꯇꯤꯀꯦꯠꯀꯤ ꯄ꯭ꯔꯗꯛ ꯌꯣꯟꯕ ꯃꯤ ꯊꯤꯌꯨ ꯍꯥꯏ ꯇꯤꯀꯦꯠ ꯏꯟ ꯗ ꯁꯦꯟꯁ ꯄ꯭ꯔꯗꯛ ꯑꯇꯥꯡꯕ ꯌꯣꯟꯕ ꯃꯤ ꯊꯤꯌꯨ ꯍꯥꯏꯕꯗꯤ ꯀꯣꯔꯁꯇ ꯑꯩꯈꯣꯏꯒꯤ ꯂꯥꯛ 2 ꯌꯣꯟꯕ ꯃꯤ ꯂꯥꯛ 10ꯒꯤ ꯌꯣꯟꯕ ꯃꯤ ꯂꯥꯛ 10ꯒꯤ ꯌꯣꯟꯕ ꯃꯤ ꯂꯥꯛ 5 ꯌꯣꯟꯕ ꯃꯤ ꯁꯤꯒꯨꯝꯕ ꯃꯤ ꯊꯤꯗꯣꯛꯑꯣ ꯊꯤꯔꯀꯥꯟꯗꯅꯦ ꯃꯣꯏꯒ ꯀꯅꯦꯛꯁꯟ ꯁꯦꯝꯃꯨ ꯀꯅꯦꯛꯁꯟ ꯏꯟ ꯗ ꯁꯦꯟꯁ ꯃꯣꯏꯒꯤ ꯑꯗꯨ ꯇꯧꯕꯤꯒꯦ ꯈꯤꯇꯪ ꯋꯥꯔꯤ ꯁꯥꯟꯅꯔꯣꯕ ꯑꯗꯨ ꯀꯅꯦꯛꯁꯟ ꯁꯦꯝꯃꯀꯥꯟꯗ ꯕ꯭ꯔꯗꯔ ꯃꯦꯝ ꯅꯪꯒꯤ ꯄ꯭ꯔꯗꯛꯁꯦ ꯑꯩ ꯌꯣꯜꯂꯛꯀꯦ ꯑꯩꯉꯣꯟꯗ 5% 10% ꯄꯤꯌꯣ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯁꯤ ꯗꯥꯏꯔꯦꯛ ꯑꯐꯤꯂꯦꯠ ꯃꯥꯔꯀꯦꯇꯤꯡꯅꯦꯕꯁꯦ ꯑꯩ ꯌꯣꯜꯂꯛꯀꯦ ꯑꯩꯉꯣꯟꯗ ꯀꯃꯤꯁꯟ ꯄꯤꯌꯨ ꯍꯥꯏꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯈꯪ ꯇꯥꯔꯗꯤ ꯅꯪꯅ ꯃꯥꯏ ꯄ꯭ꯔꯗꯛꯇꯣ ꯅꯪ ꯍꯧꯔꯣꯏ ꯑꯗꯨ ꯍꯧꯔꯕꯅꯦ ꯑꯗꯩꯗꯤ ꯅꯪꯅ ꯀꯩꯗꯧꯕ ꯌꯥꯏ ꯅꯪꯒꯤ ꯃꯥꯒꯤ ꯄ꯭ꯔꯗꯛꯇꯨꯒꯤ ꯄꯥꯝꯕ ꯃꯤꯗꯨ ꯅꯪꯅ ꯔꯤꯆ ꯑꯥꯎꯠ ꯇꯧꯔꯒ ꯃꯦꯁꯦꯖ ꯊꯥꯔ ꯀ꯭ꯂꯥꯏꯟꯗꯨ ꯄꯨꯔꯛꯄ ꯌꯥꯔꯦ ꯄꯨꯔꯛꯀꯥꯟꯗ ꯋꯥꯟꯁ ꯀ꯭ꯂꯣꯖ ꯇꯧꯔꯀꯥꯟꯗ ꯅꯉꯣꯟꯗ 10% ꯅꯉꯣꯟꯗ ꯂꯥꯛꯑꯅꯤ ꯁꯤ ꯃꯤꯅ ꯈꯪꯗꯕꯩꯅꯦꯕ ꯈꯤꯇꯪꯗꯤ ꯍꯥꯔꯗ ꯋꯥꯔꯛ ꯇꯧ ꯇꯥꯕꯅꯤꯀꯣ ꯍꯥꯔꯗ ꯋꯥꯔꯛ ꯇꯧꯗꯅ ꯑꯃꯨꯛꯈꯛ ꯊꯥꯔꯒ ꯃꯦꯁꯦꯖ ꯂꯥꯛꯇꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯁꯤꯗꯤ ꯌꯥꯝ ꯂꯥꯏꯕ ꯄꯣꯠꯅꯦꯕ ꯁꯤꯗꯤ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯦꯕ ꯄꯩꯁꯥ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯟꯕ ꯃꯐꯝꯅꯦ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯐꯖꯅ ꯑꯟꯂꯤꯃꯤꯇꯦড ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕ ꯃꯐꯝꯅꯦꯕ ꯁꯤ ꯃꯐꯝꯁꯦ ꯅꯪꯅ ꯃꯤꯒꯤ ꯕꯤꯖꯤꯅꯦꯁꯇ ꯅꯪꯅ ꯁꯦꯜꯁ ꯇꯧꯕꯤꯔꯤꯅꯦꯕ ꯅꯪꯅ ꯈꯜꯂꯤꯕ ꯅꯤꯁꯁꯦ ꯏꯠꯁ ꯁꯣ ꯑꯦꯛꯁꯥꯏꯇꯤꯡ ꯃꯦꯟ ꯄꯣꯗꯀꯥꯁ ꯑꯗꯒꯤꯗꯤ ꯂꯤꯗ ꯖꯦꯅꯦꯔꯦꯁꯟ ꯀꯥꯏꯟ ꯑꯣꯐ ꯀ꯭ꯂꯣꯖꯔ ꯅꯣꯇꯦꯠ ꯕ꯭ꯔꯣ ꯅꯣꯇꯦꯠ ꯇꯧꯔꯁꯦ ꯍꯧꯖꯤꯛꯐꯥꯎꯗ ꯂꯣꯏ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏ ꯏꯝꯄ꯭ꯔꯦꯁ ꯑꯣꯏꯀꯣ ꯕꯤꯗ꯭ꯌꯥꯟꯗ ꯍꯥꯏꯔꯛꯑꯣ ꯑꯣ ꯁꯥꯔ ꯑꯩꯒꯤꯗꯤ ꯀꯩꯅꯣ ꯇꯧꯕ ꯑꯃ ꯍꯦꯛꯇ ꯌꯥꯗꯤ ꯌꯥꯏꯑꯕꯀꯣ ꯑꯗꯨꯑꯣꯏꯁꯨ ꯁꯨꯝ ꯏꯟꯇꯔꯅꯦꯠꯀꯤ ꯃꯇꯦꯡꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯨꯝ ꯑꯗꯨꯗ ꯁꯦꯟ ꯊꯣꯛꯄ ꯌꯥꯕ ꯀꯩꯅꯣꯝꯃ ꯌꯦꯡꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯖꯔꯅꯤꯁꯦ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯤ ꯖꯔꯅꯤꯁꯦ ꯗꯣꯀꯨꯃꯦꯟ ꯇꯧꯕ ꯑꯣꯏꯅ ꯀꯣꯟꯇꯦꯟ ꯀ꯭ꯔꯤꯌꯦꯁꯟ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯥꯟ ꯁꯦꯝꯕ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯄꯥꯝꯃꯤ ꯂꯦꯠꯁ ꯗꯨ ꯏꯠ ꯃꯦꯟ ꯂꯦꯠꯁ ꯗꯨ ꯏꯠ ꯂꯦꯠꯁ ꯀꯤꯜ ꯏꯠ ꯌꯥꯔꯦ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯦꯟ ꯑꯃ ꯄꯥꯝꯃꯦ ꯑꯗꯒꯤꯗꯤ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯅꯪꯒꯤ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝ ꯑꯃ ꯑꯗꯨꯗꯤ ꯍꯥꯟꯅ ꯂꯥꯛꯄ ꯏꯟꯇꯔꯅꯦꯠꯀꯤ ꯊ꯭ꯔꯨꯗꯒꯤ ꯗꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯪ ꯄ꯭ꯔꯣꯁꯦꯁ ꯇꯧꯖꯗꯣꯏꯅꯦꯕ ꯗꯦꯠꯁ ꯅꯥꯏꯁ ꯁꯖꯤꯠ ꯁꯥꯔ ꯑꯍꯥꯟꯕꯗ ꯑꯦꯐꯤꯂꯦꯠ ꯃꯥꯔꯀꯦꯇꯤꯡꯒꯨꯝꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯗ꯭ꯔꯣꯞ ꯁꯤꯞꯄꯤꯡꯒꯨꯝꯕ ꯑꯃ ꯍꯧꯗꯣꯛꯑꯒ ꯏꯟꯀꯝ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯑꯣꯏꯖꯩ ꯑꯗꯨꯒ ꯁꯥꯔꯅ ꯑꯦꯅꯤ ꯄꯤꯕ ꯁ꯭ꯀꯤꯜ ꯅꯠꯇꯦ ꯑꯦꯅꯤ ꯄꯤꯕ ꯑꯣꯟꯂꯥꯏꯟꯒꯤ ꯑꯣꯏꯕ ꯇꯥꯟꯕ ꯌꯥꯕ ꯑꯃꯁꯨ ꯑꯗꯨꯝ ꯑꯩ ꯇꯧꯖꯒꯦ ꯊꯝꯖꯔꯒꯦ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯕ ꯀꯣꯟꯅꯒꯤ ꯍꯥꯏꯔꯛꯑꯣ ꯑꯩꯒꯤ ꯑꯣꯏꯕ ꯀꯣꯟꯅ ꯄꯔꯁꯣꯅꯦꯜ ꯕ꯭ꯔꯥꯟ ꯑꯃꯗꯤ ꯁꯦꯝꯅꯤꯡꯉꯦ ꯏꯁꯥꯒꯤ ꯑꯣꯏꯕ ꯀꯣꯟ ꯂꯣꯡ ꯇꯥꯝꯗꯨꯅ ꯂꯩꯍꯧꯒꯗꯕ ꯑꯗꯨꯝ ꯀꯩꯒꯨꯝꯕ ꯑꯗꯨꯒ ꯅꯪ ꯑꯩꯅ ꯍꯥꯏ ꯇꯤꯀꯦꯠ ꯗꯤꯜ ꯀ꯭ꯂꯣꯖ ꯇꯧꯕ ꯍꯥꯏꯇꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯗꯤ ꯀ꯭ꯂꯥꯏꯟꯒ ꯋꯥꯔꯤ ꯁꯥꯟꯅ ꯉꯝꯕꯗ ꯀ꯭ꯂꯥꯏꯟꯒ ꯑꯩꯅ ꯂꯝꯕꯦꯜ ꯄꯤꯔꯦꯕ ꯀ꯭ꯂꯥꯏꯟꯒ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯀ꯭ꯂꯥꯏꯟꯒ ꯀꯃꯥꯏꯅ ꯗꯤꯜ ꯇꯧꯅꯤ ꯍꯥꯏꯕꯁꯦ ꯄꯤꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯅꯪ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯣ ꯀꯣꯟꯐꯤꯗꯦꯟꯁ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯉꯝꯅꯤ ꯑꯗꯨꯗꯤ ꯑꯗꯣ ꯀꯩꯒꯨꯝꯕ ꯀꯝꯃꯨꯅꯤꯀꯦꯁꯟ ꯈꯤꯇꯪ ꯏꯝꯄ꯭ꯔꯨꯞꯇꯤ ꯑꯣꯏꯕ ꯃꯊꯧ ꯇꯥꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒꯤꯁꯨ ꯑꯩ ꯍꯥꯏꯒꯦ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜꯁꯤꯗꯤ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯂꯥꯁ ꯑꯔꯣꯏꯕꯗ ꯍꯥꯏꯒꯦꯕ ꯁꯣ ꯅꯪ ꯍꯥꯏꯁꯦ ꯑꯗꯨꯅꯦꯕꯀꯣ ꯁꯝ ꯋꯥꯠ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝ ꯑꯃ ꯄꯥꯝꯃꯦꯕ ꯅꯪ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯌꯥꯔꯦ ꯀꯩꯗꯧꯔꯕ ꯇꯧꯔꯁꯤ ꯋꯥꯔꯤꯁꯦ ꯑꯗꯨꯒ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯣ ꯁꯖꯤꯠ ꯍꯥꯏꯔꯣ
ꯏꯁꯥꯒꯤ ꯑꯣꯏꯅ ꯀꯟꯇꯦꯟ ꯀ꯭ꯔꯤꯌꯦꯁꯟ ꯑꯃ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯣꯏꯅ ꯊꯝꯕꯗꯤ ꯄꯥꯝꯃꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯁꯥ ꯄꯥꯝꯖꯕꯅ ꯑꯩ ꯄꯤꯒꯦ ꯅꯪ ꯇꯧꯖꯔꯣ ꯅꯪꯅ ꯑꯄꯥꯝꯕ ꯄꯣꯠꯇꯨ ꯑꯗꯨꯝ ꯇꯧꯔꯣꯏ ꯑꯩ ꯄꯤꯔꯒꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯣꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯛꯀꯦ ꯍꯌꯦꯡ ꯅꯪꯅ ꯁꯤ ꯇꯧꯒꯦ ꯍꯥꯏꯗꯨ ꯇꯧꯁꯦꯕ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦ I'm with you man ꯋꯥꯔꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯅꯦ ꯁꯥꯔ ꯑꯩꯁꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯀꯩꯅꯣꯁꯦ ꯅꯣꯂꯦꯖꯁꯦ ꯑꯩꯉꯣꯟꯗ ꯈꯔ ꯐꯖꯅ ꯋꯥꯠꯂꯦꯕꯀꯣ ꯁꯦꯡꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯦꯁꯕꯨꯛꯁꯦ ꯌꯨꯁ ꯇꯧꯔꯤ ꯑꯗꯣ ꯑꯩ ꯅꯣꯡꯃꯗ ꯄꯣꯁꯠ ꯑꯝꯇ ꯊꯥꯒꯠꯄ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯇꯧꯗꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯑꯁꯨꯝꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯍꯦꯟꯗꯂꯤꯡꯁꯤꯗ ꯑꯩꯉꯣꯟꯗ ꯑꯩꯁꯦ ꯀꯌꯥꯝ ꯁꯣꯜꯂꯦꯅ ꯑꯗꯨꯝ ꯈꯪꯉꯦꯕ ꯑꯗꯨꯗꯩꯗꯨꯗ ꯑꯩꯒꯤꯗꯤ ꯁꯦꯡꯅ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯂꯩꯖꯔꯦ ꯑꯩꯗꯨꯗꯩꯗꯨꯗ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯋꯥꯔꯛꯀꯤ ꯁꯦꯛꯇꯔꯁꯦ ꯑꯩ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯑ ꯊꯝꯃꯤꯕꯀꯣ ꯑꯗꯨꯗꯣ ꯑꯩꯗꯤ ꯁꯦꯡꯅ ꯑꯩꯅ ꯊꯕꯛ ꯇꯧꯖꯩꯁꯦ ꯑꯃꯔꯣꯝꯗ ꯏꯟꯀꯝꯒꯤꯁꯨ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯗꯕ ꯌꯨꯠ ꯃꯌꯥꯝꯁꯤꯁꯨ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯒꯤ ꯋꯥꯈꯜ ꯑꯃꯁꯨ ꯈꯜꯂꯦꯕꯀꯣ ꯑꯗꯨꯗꯩꯗꯨꯗ ꯑꯗꯨ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯌꯨꯠ ꯃꯌꯥꯝꯁꯤꯁꯨ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯁꯦ ꯑꯩ ꯆꯥꯎꯈꯠꯄ ꯑꯃꯁꯨ ꯆꯪꯉꯦꯕ ꯑꯩꯒꯤ ꯀꯩꯅꯣ ꯑꯩꯒꯤ ꯕ꯭ꯔꯥꯟꯁꯦ ꯆꯥꯎꯕ ꯑꯃ ꯆꯪꯉꯦ ꯑꯩꯒꯤ ꯐꯥꯔꯝ ꯆꯥꯎꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨ ꯆꯥꯎꯕ ꯍꯥꯏꯁꯦ ꯑꯩ ꯐꯥꯔꯝ ꯆꯥꯎꯈꯠꯄ ꯍꯥꯏꯁꯦ ꯑꯩꯒꯤ ꯀꯩꯅꯣꯗꯨ ꯅꯠꯇꯦꯕ ꯑꯩꯒꯤ ꯕꯤꯜꯗꯤꯡ ꯆꯥꯎꯕꯗꯨ ꯅꯠꯇꯦꯕ ꯑꯩꯒꯤ ꯃꯥꯔꯀꯦꯠ ꯆꯥꯎꯕꯅꯦꯕ ꯑꯗꯨꯗꯩꯗꯨꯗ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝꯄꯜꯗ ꯁꯥꯔ ꯂꯤꯛꯂꯥꯒꯤ ꯕ꯭ꯔꯦꯗ ꯊꯣꯛꯏ ꯃꯌꯥꯝꯁꯦ ꯂꯤꯛꯂꯥ ꯃꯃꯤꯡ ꯂꯣꯏ ꯆꯠꯂꯦ ꯂꯤꯛꯂꯥ ꯕ꯭ꯔꯦꯗꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯎꯕ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯃꯌꯥꯝ ꯂꯩꯅꯔꯤꯕ ꯑꯗꯨꯝ ꯃꯣꯏ ꯁꯤꯠꯇꯦꯕ ꯑꯗꯨꯝ ꯑꯃ ꯂꯥꯛꯑꯁꯨ ꯂꯤꯛꯂꯥ ꯌꯥꯎꯔꯝꯕꯗ ꯂꯤꯛꯂꯥꯁꯤꯅ ꯄꯤꯛ ꯎꯞ ꯇꯧꯋꯦꯕ ꯀꯩꯒꯤꯅꯣ ꯃꯥꯏ ꯕ꯭ꯔꯥꯟꯁ ꯌꯥꯝ ꯐꯥꯎꯋꯦꯕ ꯑꯗꯨꯃꯥꯏꯅ ꯁꯥꯔ ꯑꯩꯒꯤꯁꯨ ꯁꯥꯔ ꯃꯦꯅꯨꯐꯦꯛꯆꯔꯤꯡꯒꯤ ꯀꯩꯅꯣꯃꯁꯨ ꯑꯩꯅ ꯍꯥꯞꯆꯤꯟꯒꯦꯅ ꯀꯟꯅ ꯈꯟꯖꯔꯤ ꯁꯥꯔ ꯍꯧꯖꯤꯛ ꯀꯟꯅ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯤ ꯃꯄꯥꯟ ꯂꯝꯒꯤ ꯀꯩꯅꯣꯒ ꯍꯥꯏꯗꯤ ꯃꯦꯆꯤꯟ ꯀꯝꯄꯅꯤꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯈꯛꯇꯅ ꯇꯧꯔꯤ ꯑꯩꯈꯣꯏ ꯂꯥꯛꯑꯣꯅ ꯌꯦꯡꯕꯁꯨ ꯆꯠꯀꯦꯗꯤ ꯈꯜꯂꯤ ꯄ꯭ꯂꯥꯟꯗꯤ ꯇꯧꯔ ꯂꯩꯔꯤ ꯁꯥꯔ ꯑꯗꯣ ꯂꯣꯏ ꯄꯨꯔꯛꯑꯒ ꯑꯩꯈꯣꯏꯅ ꯁꯤ ꯂꯣꯏ ꯈꯤꯟꯖꯤꯜꯂꯁꯨ ꯁꯥꯔ ꯃꯥꯔꯀꯦꯇꯤꯡꯁꯤ ꯌꯥꯎꯗ꯭ꯔꯗꯤ ꯁꯨꯡꯌꯥꯃꯛ ꯌꯥꯔꯣꯏꯗꯕꯅꯤꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯣꯠꯇꯣ ꯐꯅ ꯐꯖꯅꯣꯕ ꯀꯅꯥꯝꯇ ꯈꯪꯕꯤꯗ꯭ꯔꯗꯤ ꯁꯤꯠꯂꯔꯣꯏꯕ ꯀꯅꯥꯝꯇ ꯍꯥꯏꯗꯤ ꯐꯠꯇꯕ ꯄꯣꯠꯇꯣ ꯑꯗꯨꯝ ꯁꯤꯠꯀꯅꯦꯕ ꯃꯔꯝꯗꯤ ꯑꯩꯅ ꯁꯤ ꯐꯩꯌꯦꯅ ꯑꯩ ꯄꯣꯠꯁꯤꯅ ꯈ꯭ꯋꯥꯏꯗꯩ ꯕꯦꯁꯅꯦ ꯑꯩꯗꯤ ꯃꯥꯔꯀꯦꯇꯤꯡ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ ꯑꯩꯒꯤ ꯄꯣꯠꯁꯦ ꯃꯣꯏꯅ ꯊꯤ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯃꯔꯣꯝꯗ ꯊꯥꯏꯅꯗꯤ ꯈꯕꯔꯗ ꯀꯩ ꯄꯥꯎ ꯌꯥꯎꯔꯝꯃꯤ ꯇꯤꯚꯤꯗ ꯌꯥꯎꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯇꯤꯚꯤꯗꯁꯨ ꯑꯦꯗꯚꯔꯇꯥꯏꯁ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯀꯅꯥꯝꯇ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣꯒꯤ ꯃꯇꯝ ꯗꯤꯖꯤꯇꯦꯜ ꯋꯥꯔꯜꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯩꯖꯗꯕꯩ ꯋꯥꯅꯤ ꯗꯤꯖꯤꯇꯦꯜ ꯋꯥꯔꯜꯁꯤꯗ ꯑꯗꯣ ꯆꯪꯗꯕꯗꯤ ꯌꯥꯗꯕꯅꯤ나 ꯑꯗꯣ ꯑꯩꯁꯨ ꯁꯥꯔ ꯁꯤꯒꯤ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯁꯤ ꯆꯪꯉꯒ ꯑꯩꯒꯤ ꯕ꯭ꯔꯥꯟꯁꯦ ꯈꯤꯇꯪ ꯄꯣꯄꯨꯂꯔ ꯈꯤꯇꯪ ꯑꯣꯏꯍꯟꯅꯕꯅ ꯑꯗꯨꯒꯤ ꯈꯤꯇꯪ ꯅꯣꯂꯦꯖ ꯂꯥꯛ ꯇꯧꯃꯤꯟꯅꯔꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯇꯧꯃꯤꯟꯅꯔꯁꯤ ꯌꯥꯔꯦ ꯑꯩꯒꯤ ꯑꯉꯝꯕ ꯄꯤꯔꯒꯦ ꯌꯥꯔꯦ ꯍꯥꯏꯗꯤ ꯕꯣꯔꯤꯁꯅ ꯏꯁꯥꯒꯤ ꯕ꯭ꯔꯦꯟꯗ ꯇꯧꯒꯗꯕ ꯃꯌꯥꯝꯁꯤꯡꯗꯣ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯈꯣꯠꯁꯤꯒꯦ ꯍꯥꯏꯕꯗꯨ ꯁꯦꯝꯃꯤꯟꯅꯔꯁꯤ ꯇꯧꯃꯤꯟꯅꯔꯁꯤ ꯑꯩꯅ ꯇꯥꯛꯄꯉꯩꯗꯣ ꯂꯣꯏ ꯐꯣꯂꯣ ꯇꯧꯕꯤꯕ ꯌꯥꯔꯦ ꯍꯣꯏ ꯁꯥꯔ ꯈꯤꯇꯪ ꯄꯦꯁꯦꯟꯁꯇꯤ ꯂꯩꯁꯤ ꯈꯤꯇꯪ ꯄꯦꯁꯦꯟꯁ ꯂꯩꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯊꯨꯖꯟꯕꯁꯨ ꯌꯥꯔꯣꯏꯕ ꯑꯇꯣꯞꯄ ꯃꯌꯥꯝꯁꯨ ꯌꯥꯎꯕꯅꯤꯅ ꯍꯣꯏ ꯉꯁꯥꯏꯒꯤ ꯁꯥꯔ ꯑꯩ ꯇꯧꯔꯛꯀꯦ ꯌꯥꯏ ꯁꯦꯝꯃꯛꯀꯦ ꯁꯥꯔ ꯃꯊꯪ ꯃꯊꯪ ꯍꯣꯏ ꯔꯣꯕꯔꯠ ꯀꯩ ꯎꯏꯔꯤꯔꯣ ꯀꯩꯅꯣ ꯁꯥꯔ ꯎꯏꯗꯦ ꯁꯥꯔ ꯀꯩꯅꯣ ꯎꯏꯕ ꯑꯩꯒꯤ ꯃꯥꯜꯂꯦ ꯇꯔꯟ ꯑꯝꯇ ꯉꯁꯥꯏꯗꯩ ꯍꯥꯏꯔꯛꯑꯣ ꯉꯥꯏꯔꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯔꯣꯕꯔꯠꯀꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩꯒꯤꯁꯦ ꯍꯥꯏꯗꯤ ꯑꯩꯒꯤꯁꯦ ꯏꯗꯤꯇꯤꯡꯒꯤ ꯃꯇꯥꯡꯗ ꯑꯩꯁꯦ ꯐꯖꯅ ꯕꯤꯜ ꯇꯧꯕ ꯄꯥꯝꯃꯤ ꯑꯩ ꯍꯧꯖꯤꯛꯄꯨꯗꯤ ꯇꯧꯔꯤꯀꯣ ꯍꯥꯏꯗꯤ ꯀꯩ ꯏꯗꯤꯇꯤꯡ ꯏꯟꯁꯇꯥ ꯚꯤꯗꯤꯑꯣ ꯄꯦꯖ ꯏꯗꯤꯇꯤꯡ ꯍꯥꯡꯇꯣꯛꯇꯅ ꯖꯁ 800 ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯅꯤ ꯁꯥꯔ ꯍꯥꯏꯔꯛꯑꯣ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯀꯩꯗꯧꯔꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯑꯣ ꯑꯗꯨ ꯀꯩꯗꯣ ꯑꯗꯨꯒ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯏꯗꯤꯇꯤꯡꯒꯤ ꯃꯇꯥꯡꯗ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯖꯁ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯩꯒꯨꯝꯕ ꯃꯌꯥꯝꯗ ꯈꯤꯇꯪ ꯌꯨꯅꯤꯛ ꯑꯣꯏ ꯁꯦꯝꯃꯛꯑꯒꯗꯤ ꯖꯁ ꯑꯩ ꯍꯧꯖꯤꯛ ꯑꯩ ꯁꯨꯝ ꯌꯦꯡꯕꯗ 15K ꯚ꯭ꯌꯨ ꯌꯧꯕ ꯌꯥꯎꯔꯦꯕ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯑꯗꯨꯒ ꯑꯦꯚꯔꯦꯁꯇ ꯑꯩꯅ 2Kꯗꯤ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯑꯗꯨꯝ ꯌꯧ ꯉꯝꯃꯦꯕ ꯑꯗꯨꯒ ꯁꯤꯗ ꯑꯩꯅ ꯁꯦꯝꯃꯤꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯁꯤꯒꯤꯁꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯩꯅ ꯏꯗꯤꯇꯤꯡꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯣꯂꯦꯖ ꯂꯩꯕꯗꯤ ꯑꯣꯏꯗ꯭ꯔꯤꯕ ꯁꯤꯗ ꯏꯗꯤꯇꯤꯡꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃ ꯁꯦꯝꯅꯤꯡꯉꯦꯕ ꯑꯩꯅ ꯖꯁ ꯇꯤꯁ ꯇꯧꯕ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯒ ꯁꯤꯃ ꯅꯥꯏꯁ ꯂꯩꯈ꯭ꯔꯦꯀꯣ ꯅꯥꯏꯁ ꯅꯥꯏꯁ ꯑꯗꯨꯒ ꯅꯥꯏꯁ ꯁꯥꯏꯗ ꯁꯤꯝꯕ ꯌꯥꯔ ꯄꯤꯔꯒꯦꯅꯦ ꯑꯁ ꯑꯗꯨꯗꯤ ꯄꯤꯊꯔꯒꯦ ꯑꯗꯣ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯗꯣ ꯑꯩꯉꯣꯟꯗ ꯑꯝꯇ ꯏꯗꯤꯠ ꯇꯧꯔ ꯑꯃ ꯊꯥꯔꯛꯎꯅꯦ ꯅꯪꯅ ꯀꯩꯒꯨꯝꯕ ꯏꯗꯤꯠ ꯐꯖꯔꯕ ꯅꯪ ꯀ꯭ꯂꯥꯏꯟ ꯑꯃ ꯐꯪꯉꯦ ꯈꯜꯂꯣ ꯁꯥꯔ ꯇꯥꯏꯀꯣ ꯍꯥ ꯁꯥꯔ ꯇꯥꯏꯌꯦ ꯑꯩ ꯅꯦꯠꯋꯥꯛꯁꯦ ꯄ꯭ꯔꯤꯄꯦꯌꯔ ꯍꯦꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯅꯦꯠꯋꯥꯛꯁꯦ ꯕꯨꯁꯇꯔꯗꯨ ꯀꯥꯞꯄꯝꯅꯦꯕ ꯑꯩꯅ ꯍꯥꯏꯖꯦ ꯇꯥꯕ꯭ꯔꯣ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯏꯗꯤꯠ ꯇꯧꯕꯗꯣ ꯑꯩꯉꯣꯟꯗ ꯑꯃ ꯊꯥꯔꯛꯑꯣꯕ ꯑꯩꯅ ꯄꯥꯝ ꯇꯥꯔꯗꯤꯅꯦ ꯅꯪ ꯁꯨꯃꯥꯏꯅ ꯅꯪꯒꯤ ꯀ꯭ꯂꯥꯏꯟ ꯑꯃ ꯐꯪꯉꯦ ꯈꯜꯂꯣ ꯉꯁꯤꯗꯒꯤ ꯑꯗꯨꯒ ꯃꯤꯅꯁꯨ ꯑꯗꯨꯝ ꯇꯦꯛꯁ ꯇꯧꯔꯛꯄ ꯌꯥꯎꯋꯦ ꯕ꯭ꯔꯣ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯍꯥꯏꯐꯦꯠ ꯇꯧꯕꯤꯌꯨ ꯈꯣꯠꯂꯨ ꯀꯥꯏꯅ ꯑꯩꯅ ꯇꯧꯕꯤꯕ ꯑꯃ ꯌꯥꯎꯋꯦꯀꯣ ꯑꯩꯅ ꯍꯥꯏꯖꯦ ꯇꯧ ꯑꯩꯅ ꯍꯥꯏꯖꯦ ꯑꯗꯨꯒ ꯅꯪ ꯅꯍꯥꯟ ꯊꯥꯔꯛꯑꯣ ꯅꯪꯒꯤ ꯁꯤꯃꯗꯤ ꯄꯣꯠꯇꯣ ꯄꯥꯝꯃꯦ ꯍꯥꯏꯗꯤ ꯑꯩ ꯅꯉꯣꯟꯗ ꯊꯥꯗ ꯄꯦ ꯇꯧꯔꯒꯦꯕ ꯑꯩ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜꯁꯦ ꯑꯩ ꯈꯤꯇꯪ ꯁꯣꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯇꯧꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯅꯪ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯌꯦꯡꯒꯦ ꯅꯪꯒꯤ ꯀ꯭ꯋꯥꯂꯤꯇꯤꯗꯣ ꯑꯝꯇ ꯌꯦꯡꯒꯦꯕ ꯅꯪꯒꯤꯗꯣ ꯑꯗꯨ ꯑꯩꯅꯁꯨ ꯇꯥꯛꯇꯣꯏꯅꯦ ꯑꯩ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯥꯛꯀꯦꯕ ꯐꯥꯏꯌꯔ ꯑꯣꯏꯁꯨ ꯇꯥꯛꯀꯦꯕ ꯑꯩꯅ ꯍꯥꯏꯁꯤꯅ ꯅꯪꯒꯤꯗꯣ ꯊꯥꯔꯛꯑꯣꯕ ꯑꯩꯅ ꯄꯥꯝ ꯇꯥꯔꯗꯤ ꯅꯪꯒꯤ ꯄꯥꯝ ꯇꯥꯔꯗꯤ ꯏꯕꯥꯅꯤ ꯊꯕꯛ ꯇꯧꯃꯤꯟꯅꯕꯁꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯀꯩꯅꯣ ꯑꯩꯅ ꯅꯪꯒꯤ ꯀ꯭ꯂꯥꯏꯟ ꯑꯣꯏꯕꯗ ꯀꯩ ꯀꯥꯏꯕ ꯂꯩꯕ꯭ꯔꯣ ꯑꯗꯣ ꯑꯩꯅ ꯃꯈꯥ ꯇꯥꯕ ꯂꯥꯛꯅꯤꯡꯉꯤꯁꯦ ꯑꯩꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯈꯟꯖꯩꯁꯦ ꯄꯣꯗꯀꯥꯁꯇꯔ ꯍꯥꯏꯗꯤ ꯃꯤ ꯂꯥꯏꯐ ꯆꯦꯟꯖꯤꯡ ꯇꯧꯕ ꯍꯥꯏꯗꯤ
change the life words when teacher do ma I the one the video ma and sana do it the photo yang yeng give the video upload the zero view kai khang em ko ju sorry just I YouTube the sorry 530 mo my day ko I do my very hard mom 3 years into the video editor ko je mama ngai to set just other video 20 on my something like or podcast orang ada pada nama paham ya jadi game boleh ada kamera make region yang ada jadi segi kamera dia dan sih sofa ada di ada green screen mana ya apa video di sini kalau anda channel channel apa juga terus podcast tu buat segi yang di sana ya video editing pesa am lai kerjaan he video editing je pesa manam sa nam fam ne game war no duma yare adu nangi video do keno da discord am thadaro ai koi mem yeng se hoi sir thadar ki ani thadaro Turjit haro tin pati na tabo Sir, aigi oiba brand ama sema pame aduga ani subada influencer pame aduga ahum subadana aigi oiba committee ama semgat pame mari subadana content creator aduga aige manga subadana aige video editing jam pame aduga video editing gi adi khara haiba khara wale basic oiba poti khara khang aduga advance oiba di hay khangdri aduga aije communication skill je khara sole siju yen improve to pame share ga ro sin jara nice nang pame je personal brand ju pame influence to su pame community ju pame content creator ju pame video editing ju pame kenu ju pame communication skills ju improve to pame si pot se khangdri bani connect to holake piba tungro piba ja off to thami je kainu Yes sir, yes sir. adu yade ko on to thamo kainu mayam loi on to ini adu sir keno ne ai keno je camera je excuse ne mood kharo ya dro dugin yeng nang one engineer oi ba mi ju yauri ko du khallo hoi ai na sai ge to germany sir mo ha kesu kai ai bhap tai kesu kai hero hero hai du je sir kai mayam gi answer je kai nang ngasai digi tawri mem sing je nang attention pi bro pi da bro ta hairon pi sir kai ngasai de khoin tong nei ngasai de khoi hainai je kai hainagi ge hauji hairon ngasai digi mem nan sir pi je kai nyom ta hairon keno ne sir adi magi ko pamjabado sigi keno jida platform jida adudo magi pamjabado express loi tong nei sir mayam si express tong na te piba ma na hai je aingon da road map pi ni moina pa mi se kai no moina kai no to kari business to build to ni je hai pot ne hai je kai nang attention ka kai leino ai tai sir ta de hairo nangi to hairo aingon hairo nangi sir ai je ai je sir class ngasing ne tin ha ma tok jom ne sir ai bhap tai ba nangi class ai bhap tai nang aina hai je ne keno da logo no ba aina hai pot je class ahan ba yawa mi yam yawa ba sida ijida but ngasai de explain to ren aina hangi point se nangon amuka jo repeat to roke ba aina hangi point se kem na te ba aina hangi je nangna pa me ba nang no je paisa ta ningi mong se kamai na paisa ta ningi no digital marketing hai ba dagi simai to nangna semningi pot se kai aina nangon kamai na kai mateng fazana pang ba ya ba ge have the clarity lowina dugi pot to answer piro hai ni nangon hangi je so ai ja hamda ai je paisa gi kanjadri ai personal development oi mahana fazana pame adi communication skill amjo aduga ai business amadi pame adu business ai chapchana ni khangdri hadi class attend to jai kano marakti to jarak pane ba ai bap tai logdri skill je loi khangaga ai jian do lora hajar ke sar wam hai ge oi ai har su oi faju fai har su oi ko in khanga da matang ni matuina nang active oi gadra oi ro hairo community da oi sir oi ni ko oi yeah do it that okay anyway kana se thari kana se thadre okay loi fange ko ai hojik ano bola ko mem sing ju ko lokhala lore mathang ano bo ko join tro ko gambu ge
ꯉꯁꯤ ꯌꯥꯎꯗ꯭ꯔꯤꯕ ꯁꯥꯔ ꯀꯥꯡꯕꯨ ꯀꯩꯅꯣꯝꯇ ꯃꯌꯥꯝ ꯂꯩ ꯍꯥꯏꯔꯛꯎꯅꯦ ꯃꯌꯥꯝ ꯁꯥꯔ ꯍꯥꯏꯔꯛꯑꯣ ꯑꯃ ꯑꯩꯒꯤ ꯉꯁꯥꯏꯒꯤꯗꯣ ꯑꯩꯁꯦ ꯁꯨꯝ ꯃꯤꯒꯨꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯥ ꯀꯟꯐꯤꯗꯦꯟꯁ ꯌꯥꯝ ꯂꯣ ꯑꯣꯏꯕꯀꯣ ꯍꯥꯏꯗꯤ ꯋꯥꯔꯤꯒꯨꯝꯕ ꯁꯥꯟꯅꯕꯗ ꯄꯥꯈꯠꯄ ꯈꯣꯠꯄꯁꯦ ꯇꯧꯋꯦ ꯑꯗꯨꯁꯨ ꯈꯤꯇꯪ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯅꯤꯡꯉꯦ ꯑꯩ ꯅꯪ ꯍꯧꯖꯤꯛ ꯋꯥꯔꯤ ꯐꯟ ꯁꯥꯏꯗꯨꯗꯤ ꯑꯗꯣ ꯈꯔ ꯈꯔꯗꯤ ꯄꯥꯈꯠꯂꯦ ꯍꯧꯖꯤꯛ ꯁꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯦ ꯅꯪ ꯁꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯦ ꯌꯥꯎꯗ ꯑꯗꯨꯝ ꯍꯟꯊꯔꯛꯑꯅꯤ ꯋꯥꯔꯤ ꯁꯥꯔ ꯍꯟꯊꯔꯛꯑꯅꯤ ꯁꯨꯝ ꯁꯣ ꯑꯗꯨꯒꯤꯗꯃꯛꯇ ꯇꯧꯔꯤꯁꯦ ꯅꯣꯏ ꯃꯌꯥꯝꯅ ꯈꯪꯗꯕ ꯈꯔ ꯂꯩ ꯑꯩꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯦꯝꯃꯤ ꯃꯔꯝꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯇꯧꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯂꯥꯏꯛ ꯃꯥꯏꯟꯗꯦꯠ ꯃꯌꯥꯝꯁꯤꯡ ꯄꯨꯟꯅꯕꯅꯦ ꯇꯧꯔꯛꯏ ꯃꯌꯥꯝꯁꯤꯡꯁꯦ ꯁꯣ ꯑꯗꯨꯅ ꯚꯥꯞ ꯇꯧ ꯑꯗꯨꯒꯤ ꯑꯦꯛꯇꯤꯞ ꯑꯩꯅ ꯍꯪꯉꯤ ꯄꯤꯕꯥꯗꯒ ꯑꯩꯅ ꯍꯪꯉꯤꯗꯣ ꯑꯦꯛꯇꯤꯞ ꯑꯣꯏꯌꯨ ꯀ ꯍꯥꯏꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯑꯦꯛꯇꯤꯞ ꯑꯣꯏꯗ꯭ꯔꯒꯗꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯔꯣ ꯔꯤꯖꯜ ꯐꯪꯉꯣꯏꯕ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯅꯣꯏꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯁꯤꯔꯥꯖꯀꯤ ꯌꯦꯁ ꯌꯥꯔꯦ ꯍꯣꯠꯅꯔꯣ ꯌꯥꯔꯦ ꯇꯧꯔꯁꯦ ꯌꯥꯔꯦ ꯑꯩ ꯄꯤꯔꯒꯦ ꯔꯨꯖꯗꯥꯟꯒꯤ ꯑꯩ ꯄꯤꯔꯒꯦ ꯂꯟꯆꯦꯟꯕꯒꯤ ꯄꯔꯐꯦꯛ ꯇꯥꯔꯦ ꯄꯤꯔꯒꯦ ꯄꯥꯔꯤꯒꯤ ꯄꯔꯐꯦꯛ ꯇꯥꯔꯦ ꯄꯤꯔꯒꯦ ꯔꯤꯗꯝ ꯌꯥꯔꯦ ꯈꯟꯅꯔꯁꯤ ꯏꯕꯥꯅꯤ ꯅꯪꯅ ꯈꯤꯇꯪ ꯈꯤꯇꯪ ꯀꯩꯅꯣ ꯂꯩꯗꯣ ꯑꯩꯅ ꯁ꯭ꯀꯤꯜꯁ ꯄꯤꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯁꯤ ꯅꯠꯇ꯭ꯔꯣ ꯀꯥꯏ ꯂꯩꯒꯦ ꯔꯤꯗꯝ ꯀꯥꯏ ꯂꯩꯒ꯭ꯔꯒꯦ ꯇꯥꯔꯗꯕ ꯑꯗꯒꯤꯗꯤ ꯕꯝꯀꯤꯟꯒꯤ ꯌꯥꯔꯦ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯦ ꯑꯣꯄꯦꯟ ꯔꯤꯖꯤꯠꯀꯤ ꯌꯥꯔꯦ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯦꯀꯣ ꯃꯤ ꯀꯤ ꯋꯥꯔꯤ ꯁꯥꯕꯗꯣ ꯀꯤ ꯍꯥꯏꯔꯦ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯔꯁꯦ ꯇꯣꯏꯅ ꯁꯤꯗꯩꯁꯤ ꯑꯝꯇ ꯋꯥꯔꯤ ꯁꯥꯖꯜꯂꯣ ꯑꯝꯇ ꯀꯅꯥꯅꯣꯝꯗ ꯑꯝꯇ ꯋꯥꯔꯤ ꯁꯥꯖꯜꯂꯣꯅꯦ ꯑꯝꯇ ꯅꯪꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯒꯗꯕ ꯃꯤ ꯃꯥꯟꯕ ꯑꯃ ꯌꯥꯎꯕ꯭ꯔꯣ ꯀꯅꯥꯅꯣ ꯑꯗꯨꯗ ꯑꯝꯇ ꯋꯥꯔꯤꯗꯣ ꯇꯧꯁꯜꯂꯨ ꯑꯝꯇ ꯇꯧꯅꯦ ꯑꯝꯇ ꯉꯝꯕ꯭ꯔꯦ ꯑꯝꯇ ꯇꯧꯁꯜꯂꯨꯅꯦ ꯀꯩ ꯃꯇꯥꯡꯗ ꯇꯧꯗꯣꯏꯅꯣ ꯑꯦ ꯑꯗꯨ ꯍꯪꯕꯩ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯗꯨꯅꯤꯀꯣ ꯑꯗꯨ ꯑꯩꯅ ꯍꯥꯏꯕꯩ ꯗꯔꯀꯥꯔ ꯇꯥꯗꯦ ꯃꯤ ꯊꯦꯡꯅꯔꯀꯥꯟꯗ ꯅꯪꯅ ꯇꯧꯕ ꯉꯝꯕꯗꯣ ꯀꯅꯥꯅꯣꯝꯗ ꯋꯥꯔꯤ ꯁꯥꯎꯅꯦ ꯑꯝꯇ ꯋꯥꯔꯤ ꯀꯩꯅꯣꯝ ꯍꯦꯛꯇ ꯋꯥꯔꯤ ꯁꯥꯎꯅꯦ ꯔꯣꯕꯥꯔꯠ ꯇꯥꯕ꯭ꯔꯣ ꯔꯣꯕꯥꯔꯠ ꯅꯠꯇꯕ ꯑꯃ ꯇꯧ ꯔꯣꯕꯥꯔꯠꯁꯦ ꯅꯦꯠꯋꯥꯔꯛ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯦ ꯑꯣꯀꯦ ꯑꯩꯉꯣꯟꯗ ꯁꯥꯔꯛꯑꯣ ꯑꯩꯉꯣꯟꯗ ꯀꯅꯥꯗꯅꯣ ꯕꯟꯀꯤꯝꯗ ꯕꯪꯀꯤꯟꯗ ꯁꯥꯎꯋꯦ ꯑꯣꯀꯦ ꯁꯥꯔꯣ ꯑꯣꯀꯦ ꯕ꯭ꯔꯣ ꯀꯩ ꯃꯇꯥꯡ ꯍꯧꯗꯣꯛꯇꯣꯏꯅꯣ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯗꯦꯠ ꯏꯁ ꯑ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯗ ꯊꯨꯒꯥꯏꯌꯣ ꯑꯗꯨꯗ ꯍꯪꯉꯣ ꯃꯉꯣꯟ ꯑꯦꯅꯤꯊꯤꯡ ꯅꯪꯅ ꯍꯪꯅꯤꯡꯕ ꯍꯪꯉꯣ ꯃꯤꯅꯤꯠ ꯁꯦꯀꯦꯟ ꯑꯃꯇꯪ ꯃꯤꯅꯤꯠ 5 ꯈꯛꯇꯪ ꯑꯣꯏꯁꯨ ꯋꯥꯔꯤ ꯇꯧꯅꯦ ꯑꯝꯇ ꯕ꯭ꯔꯣ ꯑꯦꯅꯤꯊꯤꯡ ꯕꯪꯀꯤꯝꯁꯦ ꯍꯧꯖꯤꯛ ꯀꯩꯀꯩ ꯍꯣꯠꯅꯔꯤꯒꯦ ꯑꯩꯁꯦ ꯍꯧꯖꯤꯛ BBA ꯂꯣꯏꯔꯦ ꯑꯗꯨꯒ ꯖꯨꯋꯦꯂꯔꯤ ꯁꯦꯜꯁꯃꯦꯟ ꯑꯣꯏꯅ ꯂꯩꯔꯤ ꯑꯗꯨꯝ ꯁꯨꯃꯥꯏ ꯐꯖꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯁꯥꯔ ꯗꯦꯅꯤꯌꯦꯜꯒꯤꯗ ꯀꯣꯔꯁ ꯌꯥꯎꯔꯤ ꯁꯣꯝꯗꯤ ꯀꯩꯀꯩ ꯇꯧꯔꯤ ꯑꯩꯁꯨ ꯑꯗꯨꯝ ꯑꯩꯗꯤ ꯀꯣꯂꯦꯖ ꯑꯗꯨꯝ ꯀꯥꯔꯤ ꯍꯥꯏꯇꯥꯔꯦ ꯐꯥꯔꯁ ꯁꯦꯃꯤꯁꯇꯔ ꯑꯗꯨꯒ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯁꯦ ꯄꯥꯝꯕꯒꯤ ꯁꯥꯔ ꯗꯦꯅꯤꯌꯦꯜꯒꯤꯁꯦ ꯌꯥꯎꯔꯤ ꯑꯣꯀꯦ ꯐꯩ ꯍꯣꯠꯅꯃꯤꯟꯅꯁꯦ ꯑꯩꯈꯣꯏ ꯍꯣꯏ ꯑꯗꯣ ꯕ꯭ꯔꯣꯗꯤ ꯕꯪꯀꯤꯡ ꯑꯗꯨꯝ ꯁꯦꯜꯁ ꯇꯧꯕꯗꯤ ꯐꯖꯅ ꯉꯝꯕ꯭ꯔꯣ ꯃꯣꯏ ꯖꯨꯋꯦꯂꯔꯤꯒꯤꯗꯣ ꯍꯥꯏꯗꯤ ꯒ꯭ꯔꯣꯠ ꯐꯔ ꯂꯩꯕ꯭ꯔꯕ ꯑꯗꯨ ꯍꯣꯏ ꯂꯩꯕꯨꯗꯤ ꯂꯩ ꯑꯗꯣ ꯈꯔ ꯍꯦꯟꯅ ꯂꯩꯅꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯂꯛꯖꯔꯤ ꯑꯥꯏꯇꯦꯝꯗꯤ ꯃꯅꯤꯄꯨꯔꯁꯤꯗ ꯌꯥꯗ꯭ꯔꯦꯗꯅ ꯑꯌꯥꯝꯕꯅꯀꯣ ꯌꯦꯁ ꯑꯗꯨꯅ ꯁꯦꯜꯁ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯣ ꯑꯇꯣꯞ ꯑꯇꯣꯞꯄ ꯈꯔ ꯄꯥꯜꯂꯒꯁꯨ ꯌꯦꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕꯅꯦ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯅꯪꯒꯤ ꯀꯩꯀꯥ ꯅꯪ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯂꯥꯏꯐꯀꯤ ꯀꯩ ꯑꯣ ꯍꯥꯏꯗꯤ ꯂꯥꯟꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯂꯦꯞꯈ꯭ꯔꯦꯗꯅ ꯍꯥꯏꯗꯤ ꯑꯍꯥꯟꯕꯗꯗꯤ ꯈꯨꯟ ꯉꯥꯛꯄꯒꯨꯝꯕ ꯑꯗꯨꯝ ꯊꯣꯛꯑꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯁꯀꯤꯜꯒꯨꯝꯕ ꯑꯗꯨꯝ ꯀꯌꯥ ꯈꯔ ꯇꯝꯃꯒ ꯂꯩꯔꯤ ꯌꯥꯏ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯀꯟꯚꯔꯖꯦꯁꯟꯗꯣ ꯌꯥꯔꯦ ꯑꯗꯨꯗ ꯍꯧꯖꯤꯛ ꯑꯩꯅ ꯍꯪꯗꯣꯏꯁꯦ ꯕꯪꯀꯤꯅ ꯅꯉꯣꯟꯗ ꯀꯩ ꯍꯥꯏꯔꯛꯀꯦ ꯑꯗꯨ ꯀꯟꯚꯔꯖꯦꯁꯟꯗꯣ ꯅꯉꯣꯟꯗ ꯀꯩ ꯑꯁꯣꯛꯄ ꯌꯥꯎꯈ꯭ꯔꯕ ꯍꯧꯖꯤꯛꯀꯤꯗꯣ ꯃꯥꯅ ꯅꯪ ꯍꯪꯕ ꯃꯇꯝꯗ ꯀꯩ ꯍꯥꯏꯒꯦ ꯐꯖꯅ ꯑꯗꯨꯝ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯇ꯭ꯔꯣ ꯄꯤꯔꯛꯑꯦ ꯆꯞ ꯃꯥꯟꯅꯩ ꯑꯗꯣ ꯃꯤ ꯄꯨꯝꯅꯃꯛꯇ ꯋꯥꯔꯤ ꯁꯥꯔ ꯂꯥꯛꯀꯗꯕ ꯃꯤꯉꯣꯟꯗ ꯀꯤꯔꯗꯤ ꯌꯥꯔꯣꯏ ꯋꯥꯔꯤ ꯄꯨꯡꯁꯥ ꯁꯥꯒꯗꯕꯅꯤ ꯋꯥꯔꯤꯁꯤꯗꯤ ꯄꯨꯡꯁꯥ ꯁꯥꯕ ꯍꯥꯏꯕꯗꯤ ꯚꯦꯂꯨꯑꯦꯕꯜ ꯑꯣꯏꯕ ꯋꯥ ꯉꯥꯡꯕ ꯌꯥꯔꯦ ꯍꯣꯏ ꯁꯥꯔ ꯁꯤꯗꯤ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯁꯤꯗꯤ ꯅꯪꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔ ꯂꯥꯛꯀꯗ ꯑꯩꯁꯨ ꯉꯥꯏꯔꯦ ꯑꯍꯥꯟꯕꯗꯤ ꯃꯤ ꯋꯥꯔꯤ ꯁꯥꯕꯗꯤ ꯅꯔꯚꯁꯅꯦꯁ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤꯅꯤ ꯑꯗꯣ ꯁꯨꯝ ꯇꯧꯔꯛꯑꯀꯥꯟꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯛꯑꯀꯥꯟꯗꯗꯤ ꯃꯤꯅ ꯇꯥꯅꯤꯡꯒꯗꯕꯁꯦ ꯀꯃꯥꯏꯅ ꯉꯥꯡꯒꯅꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯁꯨꯝ ꯈꯪꯉꯀꯥꯟꯗ ꯑꯩ ꯍꯩꯔꯛꯏꯅꯦ ꯑꯩꯁꯨ ꯅꯣꯡꯃꯗ ꯍꯩꯕ ꯅꯠꯇꯦꯕ ꯇꯧ ꯇꯥꯕꯅꯤ ꯑꯩ ꯀꯩꯝꯇ ꯍꯥꯏꯍꯧꯒꯦꯕ ꯌꯥꯏ ꯑꯩꯅ ꯈꯟꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯣ ꯑꯩ ꯀꯅꯥꯝꯇꯗꯗꯤ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕ ꯉꯁꯤꯁꯦ ꯑꯩ ꯁꯨꯝ ꯉꯁꯤ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯃꯔꯛꯇ ꯍꯥꯏꯗꯣꯛ ꯌꯥꯔꯕꯣ ꯃꯌꯥꯝ ꯃꯔꯛꯇ ꯍꯥꯏꯗꯣꯛꯑꯒꯦꯅ ꯈꯜꯂꯦꯕ ꯍꯥꯏꯗꯤ ꯑꯩ ꯅꯍꯥꯟꯈꯩ ꯁꯨꯝ ꯍꯥꯏꯗꯣꯛꯀꯦꯅ ꯉꯥꯏꯔꯛꯄꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯑꯣꯏꯔꯣꯏꯗꯕ ꯃꯤꯒꯨꯝꯕ ꯉꯥꯛꯇ ꯑꯣꯏꯕꯗꯣ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯉꯥꯡꯉꯤꯗꯣ ꯃꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯣꯏꯗꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯁꯤꯒꯤ ꯖꯒꯥꯁꯤꯗꯗꯤ ꯑꯗꯨꯝ
ꯑꯩꯒꯤ ꯋꯥꯈꯜꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯑꯗꯨꯝ ꯈꯔ ꯌꯥꯎꯔꯕꯅꯤꯅ ꯑꯩ ꯍꯥꯏꯒꯦꯅ ꯈꯜꯂꯦꯕ ꯑꯗꯨ ꯑꯩ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯀꯜꯆꯔꯁꯦ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯀꯜꯆꯔꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯁ ꯂꯥꯏꯔꯤꯛ ꯈꯔ ꯇꯝꯃꯅꯤ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯃꯅꯤ ꯑꯗꯨꯗꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯍꯤ ꯇꯪꯈꯥꯏ ꯑꯃ ꯆꯪꯍꯟꯒꯅꯤ ꯑꯗꯒꯤ ꯖꯣꯕ ꯑꯃꯨꯛ ꯇꯥꯟꯅꯔꯅꯤ ꯑꯗꯒꯤ ꯒꯣꯔꯃꯦꯟ ꯖꯣꯕ ꯑꯅ ꯑꯃꯨꯛ ꯇꯧꯔꯅꯤ ꯁꯤꯁꯤꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯂꯔꯤꯁꯦ ꯑꯅꯝꯕꯅ ꯒꯣꯔꯃꯦꯟ ꯖꯣꯕ ꯄꯨꯊꯣꯛꯑꯗꯤ ꯃꯤ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯀꯜꯆꯔꯁꯦ ꯂꯩꯌꯦꯕ ꯑꯗꯣ ꯁꯤꯁꯦ ꯑꯩꯗꯤ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦꯕ ꯑꯩ ꯊꯥꯏꯅꯗꯤ ꯍꯧꯅ ꯑꯗꯒꯤ ꯒꯣꯔꯃꯦꯟꯁꯦ ꯑꯗꯨꯗꯨ ꯑꯗꯒꯤ 2021ꯗ ꯑꯦꯟꯖꯨꯇꯦꯠ ꯊꯣꯛꯂꯛꯄꯗꯒꯤ ꯃꯥꯒꯤ ꯈꯔ ꯇꯥꯕꯗꯒꯤ ꯒꯣꯔꯃꯦꯟꯒꯤ ꯑꯗꯨꯗꯨ ꯈꯔ ꯈꯪꯉꯛꯄꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯌꯥꯅꯤꯡꯗꯕꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯄꯣꯛꯈ꯭ꯔꯦꯕ ꯑꯩꯅ ꯈꯟꯖꯈꯤꯕ ꯑꯃ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯁꯤꯒꯤ ꯗꯤꯖꯤꯇꯦꯜꯒꯤ ꯁꯤꯒꯤ ꯊ꯭ꯔꯨꯁꯤꯗꯒꯤ ꯃꯤꯁꯦ ꯄꯩꯁꯥꯁꯦ ꯃꯌꯥꯝ ꯄꯥꯏꯕ ꯃꯌꯥꯝ ꯂꯩ ꯑꯗꯨꯗꯨꯅ ꯑꯩꯁꯨ ꯁꯤꯒꯤ ꯊ꯭ꯔꯨꯁꯤꯗꯒꯤ ꯑꯩꯅ ꯑꯩ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨ ꯈꯛꯇꯪꯗꯤ ꯑꯩꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯒꯦ ꯈꯟꯕ ꯑꯃ ꯂꯩꯔꯤꯑꯕ ꯑꯗꯨꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯃꯅꯤ ꯈꯛꯇꯪꯗꯨꯅꯗꯤ ꯀꯩꯁꯨ ꯑꯣꯏꯔꯣꯏꯕ ꯑꯗꯨꯅ ꯑꯩꯅ ꯈꯜꯂꯤꯁꯦ ꯁꯤꯒꯤ ꯗꯤꯖꯤꯇꯦꯜꯁꯤꯗꯒꯤ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯅ ꯉꯝꯃꯤꯕ ꯆꯥꯡꯗꯨꯒꯩ ꯂꯣꯏꯅ ꯅꯣꯂꯦꯖꯁꯦ ꯇꯥꯟꯁꯤꯜꯂꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯉꯝꯕꯈꯩ ꯂꯣꯏ ꯇꯧꯔꯅꯤ ꯑꯗꯨꯗꯨꯒ ꯃꯅꯤꯄꯨꯔꯁꯤꯗ ꯒꯣꯔꯃꯦꯟ ꯖꯣꯕ ꯅꯠꯇꯕ ꯃꯤ ꯍꯥꯏꯗꯤ ꯒꯣꯔꯃꯦꯟ ꯖꯣꯕ ꯇꯧꯗꯕ ꯃꯤꯈꯩꯅ ꯊꯤ ꯅꯥꯟꯅ ꯊꯤ ꯅꯨꯡꯉꯥꯏꯅ ꯄꯣꯁ ꯇꯥꯅ ꯍꯤꯡꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯁꯤꯃꯗꯤ ꯄ꯭ꯔꯨꯞ ꯇꯧꯅꯤꯡꯉꯦꯕ ꯑꯗꯨꯗꯨꯒ ꯑꯩꯅ ꯀꯩꯒꯨꯝꯕ ꯄ꯭ꯔꯨꯞ ꯇꯧꯈꯤ ꯇꯥꯔꯗꯤ ꯑꯗꯨ ꯍꯥꯏꯕ ꯑꯃ ꯍꯥꯏꯗꯤ ꯑꯩꯅ ꯉꯁꯥꯏ ꯑꯩ ꯏꯟꯐ꯭ꯂꯨꯋꯦꯟꯁ ꯇꯧꯅꯤꯡꯉꯦ ꯍꯥꯏꯕ ꯑꯗꯨ ꯑꯗꯨꯝ ꯃꯁꯥ ꯑꯗꯨꯝ ꯇꯥꯔꯛꯀꯅꯦꯕ ꯁꯤꯃꯗꯤ ꯑꯩ ꯐꯖꯅ let's do it ꯃꯇꯝ ꯆꯪꯒꯅꯤꯕ ꯇꯧꯔꯁꯤ ꯌꯥꯔꯦ ꯑꯧ but anyway ꯅꯣꯏꯒꯤ ꯔꯣꯗ ꯃꯦꯞꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏ ꯐꯪꯉꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯁꯖꯤꯠꯅ ꯍꯥꯏꯔꯤꯕ ꯕꯣꯔꯤꯁꯅ ꯍꯥꯏꯔꯤꯕ ꯑꯗꯒꯤꯗꯤ ꯕꯤꯗ꯭ꯌꯥꯅꯟꯗꯅ ꯍꯥꯏꯔꯤꯕ ꯑꯗꯒꯤꯗꯤ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏ ꯐꯪꯉꯦ ꯑꯩ ꯚꯥꯞ ꯇꯥꯔꯦ let's do it ꯍꯌꯦꯡ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯅꯨꯡꯗꯥꯡꯗ ꯀꯣꯟꯇꯦꯟ ꯀ꯭ꯔꯤꯌꯦꯁꯟꯒꯤ ꯀꯣꯔꯁ ꯑꯃ ꯌꯧꯔꯛꯀꯅꯤ ꯀꯣꯟꯇꯦꯟꯒꯤ ꯃꯇꯥꯡꯗ ꯀꯣꯟꯇꯦꯟꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯀꯣꯟꯇꯦꯟ ꯃꯥꯔꯀꯦꯇꯤꯡ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯄꯣꯠꯁꯤꯡꯁꯦ ꯁꯤꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯀꯅꯤ ꯍꯌꯦꯡ ꯑꯗꯨ ꯌꯦꯡꯉꯣ ꯑꯗꯨꯒ ꯐꯥꯔꯁꯇꯗꯤ ꯍꯌꯦꯡꯒꯤ everyday as usual ꯇꯥꯛꯁ ꯑꯃ ꯂꯥꯛꯑꯅꯤ ꯍꯌꯦꯡ ꯇꯥꯛꯁꯁꯦ ꯀꯩꯅꯣ ꯁꯤꯒꯤ ꯀꯣ ꯀꯩꯅꯣꯒꯤ ꯑꯩ ꯀꯩꯅꯣꯒꯤ ꯂꯧꯗ꯭ꯔꯤ ꯃꯥꯜꯂꯦ ꯄꯤꯕꯥꯒꯤ ꯂꯧꯗ꯭ꯔꯤ ꯃꯥꯜꯂꯦ ꯍꯣꯏ ꯁꯥꯔ ꯑꯩ ꯇꯧꯋꯦ ꯍꯥꯏꯗ꯭ꯔꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯑꯦꯟ ꯕꯤꯖꯤꯅꯦꯁ ꯁ꯭ꯀꯤꯜ ꯃꯥ ꯕꯤꯖꯤꯅꯦꯁ ꯁ꯭ꯀꯤꯜꯗꯣ ꯑꯩꯈꯣꯏꯗꯩ ꯇꯝꯃꯒ ꯍꯥꯏꯔꯛꯀꯦꯅ ꯍꯥꯏꯕꯅꯤ ꯍꯥꯏꯈ꯭ꯔꯕ ꯑꯥ ꯑꯣꯀꯦ ꯌꯥꯔꯦ ꯑꯣ ꯍꯥꯏꯔꯦ ꯌꯥꯔꯦ ꯑꯣꯀꯦ ꯁꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣꯏꯁꯦ ꯍꯌꯦꯡ as usual ꯍꯌꯦꯡ ꯇꯥꯛꯁ ꯑꯃ ꯇꯥꯛꯁ ꯑꯃ ꯂꯥꯛꯑꯅꯤ ꯇꯥꯛꯁꯁꯤꯗ ꯀꯣꯟꯐꯤꯗꯦꯟꯁ ꯆꯦꯛ ꯇꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯚ꯭ꯔꯤ ꯋꯤꯛꯀꯤ ꯀꯣꯟꯐꯤꯗꯦꯟꯁ ꯆꯦꯛꯀꯤ ꯁꯤꯗꯩꯁꯤꯗ ꯅꯣꯏ ꯅꯁꯥꯅ ꯁꯦꯝꯃꯣ ꯍꯥꯟꯅꯒꯤ ꯀꯥꯡꯕꯨꯗꯤ ꯂꯣꯏ ꯈꯪꯉꯕꯅꯤ ꯁꯤꯗꯩꯁꯤꯗ ꯉꯁꯤꯒꯤ ꯀ꯭ꯂꯥꯁꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯕ ꯄꯣꯠꯁꯤꯒꯤ ꯍꯌꯦꯡ ꯐꯤꯗꯕꯦꯛ ꯑꯃ ꯂꯥꯛꯑꯅꯤ ꯅꯣꯏꯗꯒꯤ ꯐꯥꯔꯁ ꯁ꯭ꯇꯦꯞꯇ ꯁꯤ ꯂꯥꯛꯑ ꯃꯇꯨꯡꯗ ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯀꯤ ꯃꯣꯔꯅꯤꯡꯁꯤꯗ ꯇꯨꯝꯕ ꯍꯧꯒꯠꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯏꯁꯨ ꯂꯩꯅꯕ ꯃꯤ ꯈꯔ ꯌꯥꯎꯅꯔꯤ ꯑꯩ ꯈꯪꯉꯦ ꯍꯥꯏꯕꯗꯤ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯈꯣꯠꯅꯕ ꯑꯗꯒꯤꯗꯤ ꯌꯦꯡꯉꯨꯀꯣ ꯏꯁꯨ ꯂꯩꯅꯕ ꯈꯔ ꯂꯩꯅꯔꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤꯜꯂꯛꯑꯒꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯜꯂꯛꯑꯒꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯇꯧ ꯑꯗꯨꯕꯨ ꯌꯥꯝ ꯊꯨꯅ ꯍꯧꯗꯕ ꯌꯥꯗ꯭ꯔꯦ ꯃꯣꯔꯅꯤꯡꯁꯤꯗꯁꯨ ꯀꯩꯅꯣꯅ ꯃꯣꯔꯅꯤꯡ ꯑꯦꯛꯇꯤꯞ ꯑꯣꯏꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯣꯔꯅꯤꯡꯁꯤꯗ ꯑꯦꯚ꯭ꯔꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯣꯏ ꯍꯥꯏ ꯇꯥꯔꯗꯤ ꯇꯧꯔꯤ ꯄꯣꯠꯁꯤꯡꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯐꯦꯃꯤꯂꯤꯒꯤ ꯇꯥꯏꯞꯇ ꯂꯩꯗꯣꯏꯅꯦ ꯃꯅꯨꯡꯁꯤꯗ ꯐꯦꯃꯤꯂꯤꯒꯤ ꯇꯥꯏꯞꯇ ꯂꯩꯕ ꯃꯇꯝꯗ ꯂꯥꯏꯛ ꯃꯥꯏꯟꯗꯦड ꯄꯤꯄꯜ ꯃꯌꯥꯝꯁꯤꯡꯗꯨ ꯏꯟꯚꯣꯜቭ ꯑꯣꯏꯔ ꯂꯩꯃꯤꯟꯅ ꯇꯥꯔꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯒꯤ ꯒ꯭ꯔꯣꯠꯇꯣ ꯗꯕꯜ ꯇꯥꯏꯝꯁ ꯑꯣꯏꯔꯛ ꯇꯥꯕꯅꯦ ꯑꯗꯨꯒꯤꯗꯃꯛꯇ ꯃꯅꯨꯡꯗ ꯁꯦꯝꯗꯣꯏ ꯃꯌꯥꯝꯁꯤꯡꯁꯦꯀꯣ ꯍꯥꯏꯕꯗꯤ ꯑꯦꯛꯇꯤꯞ ꯑꯣꯏꯕ ꯑꯗꯒꯤꯗꯤ ꯑꯦꯛꯇꯤꯞꯅꯦꯁꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯣꯔꯅꯤꯡꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯖꯔꯅꯦꯜ ꯑꯃ ꯄꯤꯔꯛꯄ ꯃꯇꯝꯗ ꯑꯩ ꯅꯣꯏ ꯅꯁꯥꯅ ꯈꯜꯂꯨ ꯀꯌꯥꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯅꯣꯏ ꯅꯁꯥꯅ ꯖꯔꯅꯦꯜ ꯑꯃ ꯏꯔꯦ ꯖꯔꯅꯦꯜꯁꯤꯗ ꯃꯣꯔꯅꯤꯡꯒꯤ ꯋꯔꯛꯁꯦ ꯑꯩꯅ ꯉꯁꯤ ꯇꯧꯗꯣꯏꯕ ꯁꯤꯁꯤ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯇ ꯁꯤꯅꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯂꯥꯛꯄꯅ ꯅꯣꯏꯅ ꯆꯦꯛ ꯂꯤꯁ ꯑꯃ ꯊꯥꯔꯛꯑꯦ ꯆꯦꯛ ꯂꯤꯁꯁꯦ ꯁꯕꯃꯤꯠ ꯇꯧꯕ ꯃꯇꯝꯗ ꯆꯦꯛ ꯂꯤꯁꯁꯤꯗ ꯄꯤꯔꯛꯏꯕ ꯆꯦꯛ ꯂꯤꯁꯁꯦ ꯅꯪꯅ ꯍꯣꯠꯇꯣꯛꯆꯔꯕꯅꯤ ꯇꯥꯛꯁ ꯀꯃꯥꯏꯅ ꯁꯦꯝꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯝ ꯈꯪꯉꯣ ꯑꯗꯨꯒꯤ ꯄꯣꯠꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯑꯩ ꯃꯥꯏꯟꯁꯦꯠꯀꯤ ꯃꯇꯥꯡꯗ ꯆꯦꯛ ꯂꯤꯁꯁꯦ ꯁꯦꯝꯀꯥꯟꯗ 3 ꯋꯔꯛꯁ ꯑꯩ ꯉꯁꯤ ꯇꯧꯗꯣꯏꯅꯦ ꯑꯩ ꯃꯥꯔꯀꯦꯇꯤꯡꯒꯤ ꯑꯗꯒꯤ ꯀ꯭ꯂꯥꯏꯟꯁꯤ ꯊꯤꯗꯣꯏꯅꯦ ꯀ꯭ꯂꯥꯏꯟ ꯐꯪꯅꯕ ꯑꯩ ꯊꯤꯒꯅꯤ ꯃꯦꯁꯦꯖ ꯀ꯭ꯂꯥꯏꯟ 100ꯗ ꯃꯦꯁꯦꯖ ꯊꯥꯒꯅꯤ ꯑꯣꯔ ꯑꯩ ꯁꯤ ꯇꯧꯒꯅꯤ ꯑꯩꯒꯤ ꯃꯥꯔꯀꯦꯠ ꯁꯨꯃꯥꯏꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯅꯤ ꯁꯤ ꯇꯧꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯂꯥꯛꯀꯗꯣꯏꯅꯦꯕ ꯁꯤ ꯄꯣꯠꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯅ ꯄꯤꯔꯛꯏꯕ ꯆꯦꯛ ꯂꯤꯁꯁꯦ ꯅꯪꯅ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯗꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯁꯦ ꯅꯪ ꯅꯁꯥꯅ ꯈꯟꯖꯔꯣ ꯁꯤꯁꯦ ꯂꯥꯛꯀꯥꯟꯗ ꯑꯩ ꯉꯁꯤ ꯗꯦꯂꯤ ꯇꯥꯛꯁꯦ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯏꯟꯁꯄꯤꯔꯦꯁꯟ ꯑꯃ ꯂꯥꯛꯑꯅꯤ ꯑꯗꯨ ꯏꯟꯁꯄꯤꯔꯦꯁꯟ ꯂꯥꯛꯄ ꯃꯤꯗꯣ
lazy ꯑꯣꯏꯕ ꯃꯤ ꯇꯧꯅꯤꯡꯗꯕ ꯃꯤ lazy ꯑꯣꯏꯕ ꯃꯤ ꯊꯕꯛ ꯇꯧꯗꯕ ꯃꯤ ꯂꯩꯕ ꯃꯤꯁꯤꯡꯗꯨꯁꯨ ꯃꯣꯏꯗꯁꯨ inspiration ꯐꯪꯒꯅꯤ ꯐꯪꯉ ꯃꯁꯥ ꯃꯊꯟꯇ ꯏꯀꯥꯏꯔꯅꯤ ꯃꯁꯥ ꯃꯊꯟꯇ ꯏꯀꯥꯏ ꯇꯥꯔꯗꯤ ꯃꯁꯥꯁꯨ ꯃꯥꯁꯨ ꯇꯧꯕ ꯍꯧꯔꯛꯑꯅꯤ ꯏꯗꯔ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯏꯗꯔ ꯊꯣꯛꯈꯤꯕ ꯑꯃ ꯁꯤꯗ ꯂꯥꯛꯑꯅꯤ ꯁꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯒꯤ ꯏꯚꯤꯅꯤꯡꯒꯤ ꯃꯣꯔꯅꯤꯡꯒꯤ ꯁꯨꯃꯥꯏꯅ ꯈꯥꯏꯔꯛꯄ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯑꯗꯨ ꯄꯤꯔꯛꯈꯤꯅꯤ ꯃꯊꯪ ꯀꯣ ꯑꯗꯨ ꯄꯤꯔꯛꯇꯣꯏꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯅꯣꯏꯗ ꯄꯔꯐꯣꯔꯃꯦꯟꯁ ꯍꯦꯟꯅ ꯋꯥꯡꯅꯕ ꯑꯩꯉꯣꯟꯗꯁꯨ ꯄꯔꯐꯣꯔꯃꯦꯟꯁ ꯋꯥꯡꯅꯕ ꯗꯦꯂꯤ ꯆꯦꯛꯇ ꯊꯝꯗꯣꯏꯅꯦ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨ ꯄꯣꯠꯇꯣ ꯅꯣꯏ ꯃꯌꯥꯝꯅ ꯄꯔꯐꯣꯔꯝ ꯇꯧ ꯇꯥꯕꯅꯤ ꯑꯗꯒꯤ ꯁꯄꯣꯁ ꯅꯣꯏꯅ ꯍꯥꯏ ꯑꯩꯅ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜꯁꯀꯤ ꯄ꯭ꯔꯦꯛꯇꯤꯁ ꯑꯃ ꯄꯤ ꯃꯇꯝꯗ ꯉꯁꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜꯒꯤ ꯁꯤꯕꯨ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯦ ꯁꯣ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜꯁꯀꯤ ꯃꯇꯥꯡꯗ ꯁꯨꯃꯥꯏꯅ ꯍꯥꯏꯔꯁꯦꯕ ꯁꯄꯣꯁ ꯅꯪꯅ ꯍꯩꯇ ꯇꯥꯔꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯦꯕ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯒ ꯑꯦꯠꯂꯤꯁ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯏꯪꯂꯤꯁꯇ ꯋꯥ 3-5ꯗ ꯑꯣꯏꯔꯁꯨ ꯉꯥꯡꯉ ꯊꯥꯔꯛꯄ ꯍꯥꯏꯕꯁꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯃꯤ ꯑꯃꯗ ꯏꯟꯁꯄꯥꯌꯔ ꯇꯧꯗꯣꯏꯅꯦꯕ ꯏꯟꯁꯄꯥꯌꯔ ꯇꯧꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯅꯪꯉꯣꯟꯗꯁꯨ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯣ ꯆꯦꯂꯦꯟꯖ ꯃꯈꯜ ꯑꯃꯅꯦ ꯂꯥꯛꯀꯗꯣꯏ ꯃꯌꯥꯝꯁꯤꯡꯁꯦ ꯌꯥꯏꯀꯣ ꯁꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯀꯝꯐꯣꯔꯠ ꯖꯣꯟ ꯊꯨꯒꯥꯏꯔꯤꯅꯦꯕ ꯀꯝꯐꯣꯔꯠ ꯖꯣꯟ ꯊꯨꯒꯥꯏꯔꯛꯏꯅꯦ ꯁꯤ ꯄꯣꯠꯁꯦ ꯅꯁꯥꯅ ꯈꯟꯖꯕ ꯌꯥꯏꯕꯀꯣ ꯍꯥꯏꯕꯗꯤ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯇꯧꯗꯣꯏ ꯃꯌꯥꯝꯁꯦ ꯃꯊꯥ ꯁꯥꯕ ꯃꯤꯁꯨ ꯌꯥꯎꯔꯝꯒꯅꯤ ꯈꯪꯉꯦ ꯍꯩꯅꯗꯕ ꯌꯥꯝ ꯌꯥꯎꯗꯣꯔꯤꯗ ꯀꯦꯃꯦꯔꯥꯗ ꯉꯥꯡꯕ ꯈꯣꯠꯄ ꯑꯩ ꯌꯥꯝ ꯍꯩꯅꯗꯕ ꯃꯤꯁꯨ ꯌꯥꯎꯔꯝꯒꯅꯤꯕ ꯕꯠ ꯏꯠꯁ ꯑꯣꯀꯦ ꯏꯠꯁ ꯐꯥꯏꯟ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯅꯨꯡꯗ ꯂꯩꯒꯗꯕ ꯄꯣꯠꯅꯦꯕ ꯁꯤ ꯄꯣꯠꯁꯦ ꯁꯤ ꯃꯅꯨꯡꯗ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯀꯣꯟꯐꯤꯗꯦꯟꯁꯁꯨ ꯕꯨꯁ ꯇꯧꯔꯛꯏꯅꯦ ꯁꯤꯗꯩ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯁꯤꯗꯩ ꯈꯪꯈꯤꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯁꯤ ꯇꯧꯔꯛ ꯇꯥꯔꯗꯤ ꯅꯨꯡꯇꯤꯖꯥꯏ ꯁꯨꯝ ꯇꯧꯁꯜꯂꯛ ꯇꯥꯔꯗꯤ ꯀꯤꯔꯛꯑꯔꯣꯏꯕ ꯍꯩꯅꯔꯛꯑꯅꯤ ꯁꯨꯝ ꯍꯩꯅꯔꯛꯑꯀꯥꯟꯗꯗꯤ ꯑꯗꯨ ꯍꯩꯅꯈꯤꯕ ꯍꯥꯏꯕꯁꯦ ꯀꯣꯟꯐꯤꯗꯦꯟꯁ ꯂꯦꯚꯦꯜꯁꯦ ꯋꯥꯡꯈꯠꯂꯛꯇ꯭ꯔꯣꯕꯅꯦꯕ ꯊꯕꯛ ꯇꯧꯕꯗ ꯅꯨꯡꯉꯥꯏꯗꯣꯔꯕꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯇꯥꯛꯁꯦ ꯐꯖꯅ ꯄꯔꯐꯣꯔꯝ ꯇꯧ ꯇꯥꯕ ꯌꯥꯔꯕ ꯈꯨꯠ ꯊꯥꯡꯒꯠꯂꯨ ꯐꯖꯅ ꯄꯔꯐꯣꯔꯝ ꯇꯧꯅꯤ ꯇꯧꯔꯣꯏ only sir ꯌꯥꯔꯦꯀꯣ ꯂꯣꯏꯅꯃꯛ ꯌꯥꯔꯕꯣ ꯌꯥꯔꯦ Yare, yare, sir. Yes, sir. ꯑꯣꯀꯦ ꯄꯔꯐꯣꯔꯃꯦꯟꯁ ꯐꯖꯅ ꯇꯧ ꯇꯥꯕ ꯄꯔꯐꯣꯔꯃꯦꯟꯁ ꯐꯖꯅ ꯇꯧꯔꯗꯤ ꯎꯔꯦ ꯄꯤꯕꯥ ꯎꯔꯦ ꯌꯥꯔꯦ ꯚꯣꯏꯁ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ꯭ꯔꯣ ꯑꯣꯏꯌꯦ ꯁꯥꯔ ꯑꯩꯗꯤ ꯁꯥꯔ ꯑꯃꯔꯣꯝꯗ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅꯁꯨ ꯆꯪꯖꯔꯛꯄꯅꯤꯗ ꯃꯔꯝꯗꯤ ꯁꯥꯔ ꯑꯩꯗꯤ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯄꯨꯡ 10ꯗꯩꯅ ꯑꯌꯨꯛꯀꯤ ꯄꯨꯡ 10ꯗꯩꯅ ꯄꯨꯡ 3ꯐꯧꯗꯤ ꯑꯩ ꯑꯣꯐꯤꯁꯇ ꯑꯗꯨꯝ ꯍꯥꯏꯗꯤ ꯕꯤꯖꯤ ꯑꯣꯏ ꯂꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯥꯔꯠ ꯑꯞ ꯇꯧꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏ ꯌꯥꯝ ꯐꯦꯃꯤꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯨ ꯂꯤꯡꯗꯕꯅꯤꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯁꯨ ꯌꯥꯝ ꯏꯟꯚꯦꯁꯃꯦꯟ ꯇꯧꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯑꯣꯐꯤꯁꯀꯤ ꯑꯣꯏꯕ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯍꯦꯗ ꯃꯌꯥꯝꯁꯦ ꯂꯣꯏ ꯁꯨꯅ ꯊꯝꯗꯦꯕ ꯊꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒ ꯏꯃꯥꯟꯅꯕ ꯑꯃꯒ ꯇꯧꯔꯒꯅ ꯑꯩꯈꯣꯏꯁꯦ ꯁ꯭ꯇꯥꯐꯁꯦ ꯑꯇꯣꯞꯄ 5 ꯑꯃ ꯂꯩꯕꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯣꯏ ꯁꯦꯟꯅꯔ ꯂꯩꯕꯅꯦꯕ ꯂꯣꯏ ꯍꯦꯟꯗꯜ ꯇꯧ ꯂꯩꯕꯅꯤꯅ ꯑꯗꯨꯗꯗꯤ ꯊꯕꯛ ꯈꯤꯇꯪ ꯆꯤꯜꯂꯦ ꯑꯗꯣ ꯑꯗꯨ ꯆꯤꯜꯂꯁꯨ ꯁꯥꯔ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯤ ꯕ꯭ꯔꯥꯟꯁꯤ ꯈꯤꯇꯪ ꯀꯩꯅꯣ ꯆꯠꯍꯟꯗ ꯌꯥꯗꯕꯅꯤ나 ꯑꯗꯨꯒꯤ ꯑꯁꯥꯗꯅꯦ ꯑꯩ ꯆꯪꯉꯛꯏꯁꯦ ꯁꯥꯔ ꯍꯥꯏꯗꯤ ꯑꯩ ꯉꯁꯤ ꯕꯣꯔꯤꯁꯇ ꯃꯁꯤꯁꯦ ꯀꯩꯅꯣ ꯍꯪꯖꯒꯦꯕ ꯇꯧꯒꯦ ꯆꯠꯄ ꯌꯥꯅꯤ ꯁꯤꯗ ꯕꯤꯖꯤꯅꯦꯁ ꯁ꯭ꯀꯤꯜꯁꯦ ꯈꯤꯇꯪ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯃꯥꯏꯟꯁꯦ ꯔꯥꯏꯠ ꯑꯣꯏꯕꯁꯦ ꯗꯔꯀꯥꯔ ꯑꯣꯏꯕ꯭ꯔꯥ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯕꯤꯖꯤꯅꯦꯁ ꯁ꯭ꯀꯤꯜꯁꯤꯗꯤ ꯁꯥꯔ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯇꯧꯒꯦꯅ ꯈꯜꯂꯒꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤꯕꯀꯣ ꯈꯣꯡꯕꯨ ꯊꯥꯡꯕ ꯍꯧꯈ꯭ꯔꯗꯤ ꯂꯣꯏ ꯑꯩꯈꯣꯏ ꯑꯁꯣꯏꯕ ꯃꯌꯥꯝꯁꯨ ꯂꯥꯛꯀꯅꯤ ꯑꯗꯨ ꯀꯣꯟꯅ ꯁꯨꯝ ꯏꯝꯄ꯭ꯔꯨꯚ ꯇꯧꯔ ꯂꯥꯛꯀꯅꯦꯕ ꯑꯗꯣ ꯑꯍꯥꯟꯕꯗ ꯆꯪꯉꯤꯁꯦ ꯑꯩꯈꯣꯏꯁꯦ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯑꯩꯈꯣꯏ ꯇꯧꯕ ꯉꯝꯅꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯟꯁꯤꯃ ꯍꯥꯟꯅ ꯆꯪꯉꯦꯕ ꯑꯩꯁꯨ ꯁꯥꯔ ꯀꯩꯅꯣꯅꯦꯕ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯀꯃꯔꯁꯇꯩ ꯂꯥꯛꯄꯅꯦꯕꯀꯣ ꯁꯥꯔ ꯑꯩꯗꯤ ꯍꯥꯟꯅꯗꯩ ꯑꯗꯨꯝ ꯍꯥꯏꯗꯤ ꯊꯕꯛꯁꯤ ꯒꯣꯔꯃꯦꯟ ꯊꯕꯛꯁꯦ ꯑꯩ ꯌꯥꯝ ꯀꯟꯅꯁꯨ ꯄꯥꯝꯃꯛꯇꯦꯕ ꯑꯩ ꯀ꯭ꯂꯥꯁ 11ꯗꯒꯤ ꯑꯗꯨꯝ ꯀꯩꯅꯣꯗ ꯀꯃꯔꯁꯇ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯩꯒꯤ ꯏꯆꯦꯒ ꯏꯕꯥꯏꯒꯅ ꯑꯩ ꯊꯕꯛꯀꯤ ꯄꯩꯁꯥ ꯅꯝꯒꯦꯕ ꯑꯩ ꯌꯥꯈꯤꯗꯦꯕ ꯑꯗꯣ ꯑꯩ ꯄꯩꯁꯥꯗꯣ ꯑꯩꯉꯣꯟꯗ ꯄꯤꯌꯣ ꯕꯤꯖꯤꯅꯦꯁꯇ ꯊꯥꯗꯒꯦ ꯍꯥꯏꯕꯗꯁꯨ ꯑꯗꯨꯗꯅ ꯃꯣꯏꯅ ꯑꯃꯨꯛ ꯌꯥꯗꯦꯕ ꯍꯥꯏꯗꯤ ꯁꯣꯁꯥꯏꯇꯤꯁꯦ ꯀꯩꯅꯣꯝꯅꯦꯕ ꯍꯤꯡꯃꯤꯟꯅꯔꯤꯁꯦ ꯍꯥꯏꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯒꯁꯨ ꯄꯩꯁꯥꯁꯦ ꯍꯥꯏꯗꯤ ꯒꯣꯔꯃꯦꯟꯗ ꯄꯤꯕꯗꯣ ꯀꯔꯝ ꯀꯥꯟꯗ ꯐꯪꯗꯣꯏꯅꯣ ꯈꯪꯗꯕ ꯄꯣꯠꯇꯨꯒꯤꯗꯤ ꯄꯩꯁꯥ ꯅꯝꯒꯦꯅ ꯍꯥꯏꯔꯤꯕ ꯑꯗꯨꯝ ꯑꯗꯨꯒ ꯑꯩꯅ ꯕꯤꯖꯤꯅꯦꯁ ꯑꯣꯏꯅ ꯇꯧꯖꯒꯦ ꯍꯥꯏꯕꯗꯗꯤ ꯑꯗꯨ ꯄꯩꯁꯥꯗꯣ ꯑꯗꯨꯝ ꯑꯩꯅꯁꯨ ꯂꯧꯗꯦꯕ ꯑꯗꯨ ꯃꯔꯝꯗꯤ ꯅꯣꯛꯅꯤꯡꯕ ꯑꯩꯒꯤ ꯀꯩꯅꯣ ꯋꯥꯈꯜ ꯑꯩꯅ ꯇꯧꯖꯩ ꯑꯩꯅ ꯁꯨꯝ ꯑꯗꯨꯒ ꯑꯩꯅ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯁꯥꯔ ꯑꯩ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯥꯔꯀꯜꯗꯩꯕꯨ ꯍꯪꯉꯀꯥꯟꯗ ꯂꯧꯈꯤ ꯑꯗꯨꯒ ꯀꯣꯟꯅ ꯑꯩꯒꯤ ꯃꯤꯒꯤ ꯄꯩꯁꯥ ꯂꯣꯏ ꯁꯤꯡꯗꯣꯛꯈꯤꯕ ꯍꯧꯖꯤꯛꯅ ꯏꯟꯚꯦꯁ ꯇꯧꯔꯤꯁꯤꯅ ꯑꯩꯒꯤ ꯐ꯭ꯔꯦꯟꯗꯨꯒꯤ ꯏꯃꯥꯟꯅꯕꯗꯨꯒꯤ ꯑꯩꯈꯣꯏꯅꯤꯒꯤ ꯀꯩꯅꯣ ꯐꯟ ꯉꯥꯛꯇꯅꯦꯕ ꯑꯍꯥꯟꯕꯗꯤ ꯑꯩ ꯑꯗꯨꯃꯥꯏꯅ ꯄꯨꯔꯒ ꯍꯧꯗꯣꯔꯛꯑꯦꯕ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯥꯔ ꯑꯩꯈꯣꯏꯅ ꯇꯧꯒꯦꯅ ꯄꯥꯟꯗꯝ ꯑꯃ ꯊꯝꯈꯤꯕꯁꯦ ꯁꯤꯗꯤ ꯍꯣꯡꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯁꯥꯔ ꯁꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯔꯗꯤ ꯑꯗꯨꯝ ꯐꯦꯜ ꯑꯣꯏꯔꯦ ꯁꯤꯗꯅꯦꯕ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯁꯤꯅꯦꯕ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯃꯥꯅꯦ ꯁꯥꯔ ꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯩꯕ ꯍꯩꯇꯕꯗꯨꯗꯤ ꯑꯃꯅꯦꯕ ꯁꯥꯔ ꯆꯪꯁꯤꯜꯂꯀꯥꯟꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅꯦꯕ ꯍꯥꯏꯗꯤ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯀꯥꯔꯛꯏ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯔꯦꯡ 1 ꯇꯥꯕꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨ ꯀ꯭ꯂꯥꯁꯇꯤ ꯂꯣꯏ ꯄꯥꯁ ꯇꯧꯔ ꯂꯥꯛꯑꯦꯕ ꯑꯗꯨ ꯆꯞ ꯃꯥꯟꯅꯩ ꯁꯥꯔ ꯑꯗꯨꯅ ꯑꯗꯣ ꯑꯩꯗꯤ ꯉꯁꯤ ꯑꯗꯨꯃꯥꯏꯅ ꯕꯣꯔꯤꯁꯇ ꯋꯥ ꯈꯜꯂꯦꯕ ꯑꯃ ꯍꯪꯖꯒꯦ ꯕꯣꯔꯤꯁꯅ ꯉꯁꯤ ꯁꯤꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯪꯉꯛꯄꯁꯦ ꯕꯣꯔꯤꯁꯅ ꯔꯥꯏꯠ ꯗꯤꯁꯤꯖꯟꯅꯦ ꯈꯟꯕꯤꯕ꯭ꯔꯣ ꯀꯩꯅꯦ ꯈꯟꯕꯤꯒꯦ ꯃꯥꯅꯦ ꯁꯥꯔ ꯑꯩ ꯔꯥꯏꯠ ꯗꯤꯁꯤꯖꯟꯅꯦ ꯈꯜꯂꯦ ꯃꯔꯝꯗꯤ ꯁꯥꯔ ꯍꯧꯖꯤꯛꯇꯤ ꯑꯦꯕ꯭ꯔꯤ ꯕꯤꯖꯤꯅꯦꯁꯇ ꯁꯥꯔ ꯃꯥꯔꯀꯦꯇꯤꯡꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟꯅꯦꯕ ꯑꯩ ꯐꯔꯦ ꯑꯩ ꯕ꯭ꯔꯥꯟ ꯐꯔꯦꯅ ꯌꯥꯕ ꯅꯠꯇꯦ ꯑꯩ ꯄꯣꯠ ꯐꯔꯦꯅ ꯌꯥꯕ ꯅꯠꯇꯦꯕ ꯃꯌꯥꯝꯅ ꯑꯩꯅ ꯉꯁꯥꯏ ꯁ꯭ꯂꯤꯞꯄꯔꯒꯤ ꯁ꯭ꯂꯤꯞꯄꯔ ꯆꯝꯄꯜꯒꯤ ꯍꯥꯏꯗꯤ ꯌꯨꯝꯗ ꯁꯨꯝ ꯁꯤꯖꯤꯟꯅꯅꯕ ꯁ꯭ꯂꯤꯞꯄꯔ ꯆꯝꯄꯜꯒꯤ ꯑꯩ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯗꯣꯛꯇꯣꯏꯔꯦꯅꯦ ꯁꯥꯔꯗꯁꯨ ꯑꯩ ꯀꯩꯅꯣꯗ ꯍꯥꯏꯖꯈꯤꯗꯅꯀꯣ ꯏꯚꯟ ꯑꯩ ꯍꯧꯗꯣꯛꯑꯦꯅ ꯈꯜꯂꯁꯦꯕ ꯁꯥꯔꯁꯦ ꯑꯩꯅ ꯁꯥꯔ ꯍꯣꯏꯗ ꯂꯥꯛꯑꯒ ꯑꯩꯅ ꯕꯤꯖꯤꯅꯦꯁꯁꯦ ꯀꯩꯅꯣꯁꯦ ꯁꯥꯔꯁꯦ ꯑꯩꯅ
ꯁ꯭ꯂꯤꯞꯄꯔꯁꯦ ꯁꯤꯅꯅꯤ ꯈꯪꯕ ꯅꯠꯇꯦꯕ ꯆꯨꯝꯅ ꯍꯣꯠꯁꯇꯥꯔ ꯊꯥꯏꯅꯒꯤ ꯍꯣꯠꯁꯇꯥꯔ ꯑꯐꯕ ꯁꯤꯝꯒ ꯂꯩꯃꯤꯟꯅꯔꯝꯃꯣꯕ ꯑꯩ ꯄꯣꯠꯁꯤꯒ ꯁꯤ ꯀꯅꯥꯒꯤ ꯕ꯭ꯔꯥꯟꯗꯣ ꯈꯪꯗꯦ ꯍꯥꯏꯗꯤ ꯍꯥꯟꯅ ꯑꯩ ꯍꯣꯠꯁꯇꯥꯔꯁꯦ ꯄꯨꯔ ꯆꯠꯈꯤꯅꯦꯕ ꯑꯗꯨꯕꯨ ꯁꯥꯔ ꯑꯩꯅ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯒꯤ ꯊ꯭ꯔꯨꯁꯤꯗ ꯑꯩꯅ ꯁꯥꯔꯁꯤꯗ ꯑꯩ ꯕ꯭ꯔꯥꯟꯁꯦ ꯁꯤꯅꯤꯅ ꯁꯥꯔꯒꯤ ꯊꯣꯡꯒꯥꯟꯁꯦ ꯊꯤꯟꯖꯜꯂꯛꯀꯗꯣꯏꯅꯤ ꯁꯥꯔꯒꯤ ꯐꯣꯟꯁꯦ ꯊꯤꯟꯖꯜꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨ ꯊꯤꯟꯖꯜꯂꯛꯑꯒꯗꯤ ꯁꯥꯔꯅ ꯁꯤꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯀꯩꯅꯣ ꯇꯧꯖꯕꯅꯤ ꯁꯤ ꯑꯣꯏꯅ ꯇꯣꯡꯕꯤꯁꯤꯗ ꯍꯥꯏꯔ ꯇꯣꯡꯈꯤꯕꯁꯨ ꯌꯥꯏꯑꯕ ꯑꯗꯣ ꯑꯩ ꯄꯣꯠꯁꯦ ꯁꯨꯡꯈꯪ ꯈꯪꯗ꯭ꯔꯗꯤ ꯀꯩꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯝꯒꯅꯦꯕ ꯑꯗꯨꯝ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯑꯅꯤꯃꯛ ꯀꯝꯄꯤꯌꯔ ꯇꯧꯕꯗ ꯑꯗꯨꯝ ꯍꯥꯟꯅ ꯃꯣꯔꯦꯔꯣꯝꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯄꯨꯔ ꯆꯠꯈꯤꯅꯦꯕ ꯈꯪꯍꯜꯂꯁꯤ ꯑꯗꯨꯅꯦ ꯁꯥꯔ ꯑꯗꯨꯅꯤ ꯁꯥꯔ ꯁꯨꯝ ꯑꯗꯣ ꯑꯗꯨ ꯑꯩꯈꯣꯏ ꯑꯁꯥꯗ ꯁꯤꯒꯤ ꯁꯨꯝ ꯂꯥꯛꯄꯅꯦ ꯁꯥꯔ ꯑꯩꯈꯣꯏ ꯁꯤꯒꯤ ꯕ꯭ꯔꯗꯔ ꯃꯌꯥꯝꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯁꯥꯔ ꯑꯩꯒꯤ ꯑꯣꯏꯅꯔ ꯁꯥꯔ ꯃꯣꯏ ꯁꯤꯗ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯃꯌꯥꯝ ꯂꯩꯔꯝꯃꯤ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯕ ꯁꯥꯔ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩꯗ ꯁꯥꯔ ꯃꯥꯒꯤ ꯇ꯭ꯔꯦꯟꯅꯤꯗ ꯁꯥꯔ ꯑꯩꯅ ꯑꯩꯒꯤ ꯄꯥꯝꯖꯕ ꯑꯩꯒꯤ ꯀꯩꯅꯣꯗ ꯑꯗꯨꯝ ꯆꯪꯖꯕꯅꯤ ꯃꯣꯏꯅꯁꯨ ꯁꯥꯔ ꯀꯣꯟꯇꯦꯟ ꯀ꯭ꯔꯤꯌꯦꯇꯔ ꯑꯣꯏꯅꯤꯡꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ ꯑꯗꯨ ꯀꯩꯅꯣ ꯇꯧꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯣꯏꯅ ꯇꯧꯔꯤꯁꯤꯁꯨ ꯑꯃꯔꯣꯝꯗ ꯑꯩ ꯁꯥꯔ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡꯁꯦ ꯏꯐ ꯑꯩꯅ ꯁꯨꯝ ꯍꯩꯔꯒꯁꯨ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯅ ꯆꯥꯎꯈ꯭ꯔꯒꯗꯤ ꯑꯩꯁꯨ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯑꯩ ꯄꯥꯏꯔꯛꯑꯔꯣꯏꯕ ꯍꯥꯏꯗꯤ ꯑꯩ ꯇꯣꯉꯥꯟꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩ ꯑꯗꯨꯝ ꯂꯦꯛꯊꯣꯛꯈ꯭ꯔꯅꯦꯕ ꯑꯗꯨꯕꯨ ꯂꯦꯛꯊꯣꯛꯈ꯭ꯔꯦꯅꯦ ꯁꯥꯔ ꯑꯃꯔꯣꯝꯗ ꯑꯩ ꯋꯥꯈꯜꯗꯗꯤ ꯑꯩ ꯍꯩꯇꯕ ꯌꯥꯗꯦꯗꯤ ꯈꯜꯂꯦ ꯑꯩ ꯑꯦꯁ ꯑꯦ ꯁꯨꯡꯌꯥ ꯕꯤꯖꯤꯅꯦꯁ ꯌꯥꯗꯦ ꯑꯥꯎꯅꯔ ꯑꯣꯏꯅ ꯑꯩ ꯍꯩꯇꯕꯗꯤ ꯌꯥꯗꯦꯗꯤ ꯈꯜꯂꯦꯕ ꯑꯗꯨꯗꯨꯅ ꯑꯗꯨꯏ ꯑꯩꯅ ꯃꯔꯛ ꯍꯥꯟꯅ ꯍꯥꯏꯐꯦꯠ ꯊꯠꯆꯒꯦ ꯃꯔꯛ ꯍꯥꯏꯐꯦꯠ ꯍꯣꯏ ꯁꯥꯔ ꯊꯠꯆꯒꯦꯕ ꯍꯧꯖꯤꯛ ꯈꯟꯕꯤꯗꯨ ꯆꯨꯝꯃꯦꯕ ꯈꯪꯗꯕꯗꯤ ꯎꯝ ꯁꯨꯡꯌꯥ ꯌꯥꯗꯦ ꯈꯪꯗ ꯇꯥꯔꯗꯤ ꯍꯌꯦꯡ ꯃꯤꯅ ꯊꯕꯛ ꯍꯣꯏ ꯇꯧꯕ ꯃꯇꯝꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯉꯣꯏꯕꯀꯣ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯦ ꯍꯥꯏꯕꯁꯦ ꯈꯤꯇꯪꯗꯤ ꯅꯣꯂꯦꯖ ꯂꯩꯇꯕ ꯌꯥꯗꯦꯕ ꯍꯣꯏ ꯁꯥꯔ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠ ꯈꯟꯖꯩꯕ ꯑꯗꯣ ꯁꯥꯔ ꯑꯩꯒꯤ ꯑꯣꯏꯅ ꯕꯤꯖꯤꯅꯦꯁꯇ ꯑꯩꯒꯤ ꯏꯚꯦꯟꯠ ꯄ꯭ꯂꯥꯅꯔ ꯑꯣꯏꯅ ꯏꯃꯣꯟ ꯗꯦꯀꯣꯔ ꯑꯗꯨꯝ ꯂꯩꯔꯤ ꯁꯥꯔ ꯑꯗꯣ ꯁꯤꯗ ꯌꯥꯎꯕꯤꯕ ꯃꯌꯥꯝꯁꯤꯅꯁꯨ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯕꯤꯔꯒ 5% ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯂꯧꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯩꯒꯤ ꯑꯣꯏꯅ ꯁꯤꯗ ꯑꯗꯣ ꯌꯥꯎꯔꯤ ꯃꯌꯥꯝꯁꯦ ꯁꯦꯡꯅ ꯐꯥꯏꯌꯔ ꯍꯥꯏꯖꯕ ꯉꯥꯛꯇꯅꯦ ꯑꯗꯣ ꯀꯩꯁꯨ ꯑꯩꯒꯤ ꯑꯣꯏꯅ ꯑꯗꯨꯗ ꯀꯩꯁꯨ ꯇꯧꯖꯗꯦ ꯑꯗꯨꯕꯨ ꯁꯥꯔ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯕ꯭ꯔꯥꯟꯁꯦ ꯐꯥꯎꯍꯟꯗꯕ ꯌꯥꯗꯦ ꯑꯃꯔꯣꯝ ꯑꯗꯨꯒ ꯑꯩꯁꯨ ꯇꯧꯔꯁꯤ ꯍꯩꯇꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯁꯤ ꯈꯟꯕ ꯁꯥꯔ ꯑꯗꯨ ꯁꯤ ꯈꯜꯂꯒꯅꯦ ꯑꯩ ꯆꯪꯉꯛꯏꯁꯦ ꯑꯩꯒꯤ ꯑꯃꯔꯣꯝꯗ ꯁꯥꯔ ꯑꯩꯅ ꯀ꯭ꯂꯥꯁ ꯂꯩꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯑꯃ ꯄꯥꯔꯠꯅꯔꯁꯤꯞ ꯑꯣꯏꯔꯤꯕ ꯑꯩ ꯐ꯭ꯔꯦꯟꯁꯦ ꯃꯥꯁꯨ ꯑꯩ ꯀ꯭ꯂꯥꯁ 11ꯗꯩ ꯂꯣꯏꯅꯕꯅꯦ ꯆꯍꯤ 9-10 ꯁꯨꯔꯦꯕ ꯑꯩꯒ ꯂꯣꯏꯅꯔꯛꯏꯁꯦ ꯑꯩ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯦꯕ ꯃꯥꯏ ꯃꯒꯨꯟ ꯈꯪꯉꯦ ꯑꯩ ꯃꯒꯨꯟ ꯈꯪꯉꯦ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏ ꯈꯪꯉꯦꯕ ꯑꯗꯣ ꯑꯩꯅ ꯁꯤ ꯊꯕꯛ ꯑꯃ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯩꯒꯤ ꯀ꯭ꯂꯥꯁ ꯑꯃ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯥꯅ ꯍꯦꯟꯗꯜ ꯑꯃꯨꯛ ꯇꯧꯋꯦꯕ ꯑꯗꯣ ꯃꯥꯁꯦ ꯁꯥꯔ 10 ꯗꯦꯖꯀꯤ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯤꯗ ꯑꯔꯥꯝꯕꯩ ꯇ꯭ꯔꯦꯅꯤꯡ ꯆꯠꯈ꯭ꯔꯦꯕ ꯃꯥ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯑꯃꯨꯛ ꯍꯦꯟꯗꯜ ꯇꯧꯋꯦꯕ ꯂꯣꯏꯅꯃꯛ ꯍꯦꯟꯗꯜ ꯑꯃꯨꯛ ꯇꯧꯋꯦꯕ ꯑꯗꯨꯃꯥꯏꯅ ꯌꯥꯔꯦ ꯇꯧꯅꯩ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯗꯩ ꯇꯧꯔꯁꯤ ꯑꯃꯅ ꯑꯩꯅ ꯀꯣꯄꯔꯦꯁꯟ ꯄꯤꯅꯔꯒ ꯑꯩ ꯁꯤꯗ ꯂꯥꯛꯆꯕꯅꯦꯕ ꯁꯥꯔ ꯌꯥꯔꯦ ꯃꯥꯅ ꯑꯩꯁꯦ ꯃꯥꯔꯀꯦꯇꯤꯡꯁꯤꯗ ꯄꯥꯏꯔꯣꯅ ꯑꯗꯨꯝ ꯊꯥꯗꯣꯔꯛꯄꯅꯦꯕ ꯑꯩꯅ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯗꯨ ꯔꯦꯁꯄꯦꯛ ꯇꯧꯋꯤ ꯑꯩꯅ ꯇꯧꯖꯩꯀꯣ ꯑꯩꯅ ꯔꯦꯁꯄꯦꯛ ꯐꯖꯅ ꯊꯝꯖꯩ ꯑꯩꯅ ꯃꯇꯝ ꯀꯌꯥ ꯃꯥꯡꯍꯜꯂꯣꯏ ꯐꯖꯅ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯍꯣꯏ ꯀꯩꯗꯧꯕꯩ ꯁꯥꯔ ꯒ꯭ꯔꯣ ꯇꯧꯔꯣꯏꯗꯣꯏꯅꯣ ꯑꯩꯒꯤ ꯃꯥꯏꯟꯅꯤ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯁꯤꯗ ꯌꯥꯎꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏ ꯒ꯭ꯔꯣ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯃꯥꯏꯟꯅꯤ ꯑꯩ ꯃꯥꯏꯁꯦ ꯍꯣꯏ ꯁꯥꯔ ꯊꯝꯕꯗ ꯊꯤ ꯅꯨꯡꯉꯥꯏꯗꯨꯅ ꯑꯩꯅ ꯊꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯀꯩꯅꯣ ꯉꯥꯛꯇ ꯑꯩꯅ ꯇꯥꯛꯄꯤꯈꯤꯕ ꯉꯥꯛꯇꯅꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯐꯥꯎꯗꯦ ꯑꯗꯨꯅ ꯇꯧꯃꯤꯟꯅꯔꯁꯤ ꯒ꯭ꯔꯣ ꯇꯧꯃꯤꯟꯅꯔꯁꯤ ꯀꯩꯅꯣ ꯍꯣꯏ ꯁꯥꯔ ꯅꯨꯡꯉꯥꯏꯔꯦ ꯕꯠ ꯑꯦꯅꯤꯋꯦ ꯂꯣꯏꯔꯛꯄꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯪꯗꯣꯏꯁꯦ ꯃꯌꯥꯝꯗ ꯀꯩꯀꯩ ꯀꯣꯏꯁꯟ ꯍꯪꯅꯤꯡꯕ ꯂꯩꯔꯤ ꯁꯥꯔ ꯁꯤꯁꯦ ꯌꯨꯇ꯭ꯌꯨꯕꯇ ꯂꯥꯏꯚ ꯆꯠꯄ ꯅꯠꯇ꯭ꯔꯣ ꯆꯠꯂꯦ ꯑꯗꯨꯅ ꯁꯥꯔ ꯍꯣꯔꯦꯟ ꯑꯩ ꯁꯥꯔꯒꯤ ꯄꯥꯔꯁꯣꯅꯦꯜ ꯀꯟꯇꯦꯛ ꯅꯝꯕꯔꯗꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯣꯏꯅ ꯍꯪꯖꯔꯛꯒꯦ ꯁꯤꯗ ꯄꯤꯊꯣꯛꯄꯗꯤ ꯅꯨꯡꯉꯥꯏꯒꯗꯧ ꯃꯥꯟꯗ꯭ꯔꯦ ꯁꯥꯔ ꯌꯥꯔꯦ ꯑꯇꯣꯞꯄꯗꯤ ꯀꯣꯏꯁꯟ ꯂꯩꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗꯤ ꯌꯨꯇ꯭ꯌꯨꯕ ꯆꯠꯂꯤꯁꯤ ꯁꯟꯗꯦ ꯈꯛꯇꯅꯤꯀꯣ ꯑꯇꯣꯞꯄ ꯃꯅꯨꯡꯗꯗꯤ ꯍꯣꯏ ꯁꯥꯔ ꯐꯪꯉꯣꯏꯗꯕ ꯀꯌꯥꯝꯅꯤ ꯎꯝ ꯑꯗꯣ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯈꯤꯕꯗꯣ ꯔꯨꯜꯁ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯟꯇꯦꯟꯁꯦ ꯃꯤꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯀꯣꯔꯁꯇ ꯌꯥꯎꯔꯤꯕ ꯀꯣꯟꯇꯦꯟꯁꯦ ꯃꯤꯉꯣꯟꯗ ꯁꯦꯌꯔ ꯇꯧꯕ ꯌꯥꯗꯦ ꯏꯁꯥꯒꯤ ꯑꯥꯏꯗꯤ ꯁꯦꯌꯔ ꯇꯧꯕ ꯌꯥꯗꯦꯀꯣ ꯎꯝ ꯁꯤ ꯄꯣꯠꯁꯦ ꯃꯄꯥꯟ ꯂꯝꯗ ꯊꯣꯛꯈ꯭ꯔꯕ ꯀꯦꯁꯅꯦꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯅ ꯇꯧꯔꯝꯕꯗ ꯊꯣꯛꯈ꯭ꯔꯕ ꯄꯣꯠꯅꯦ ꯁꯤ ꯀꯦꯁꯁꯦꯀꯣ ꯃꯩꯇꯩ ꯃꯆꯥꯃꯛꯅ ꯇꯧꯔꯝꯃꯤꯅꯦꯀꯣ ꯀꯦꯁꯁꯦꯀꯣ ꯑꯗꯨ ꯇꯧꯔꯝꯃꯦ ꯑꯗꯨ ꯐꯠꯇꯦꯕꯀꯣ ꯁꯤ ꯄꯣꯠꯁꯦ ꯇꯧꯕ ꯐꯠꯇꯦ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯇꯧꯅꯔꯣꯏꯁꯤ ꯑꯦꯕ꯭ꯔꯤꯊꯤꯡ ꯔꯨꯜꯁ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟ ꯐꯣꯂꯣ ꯇꯧꯅꯁꯤ ꯀꯣꯏꯁꯟ ꯂꯩꯇ꯭ꯔꯕꯣ ꯕꯪꯒꯤꯟ ꯌꯥꯔꯕꯣ ꯀꯣꯏꯁꯟ ꯂꯩꯇꯦ ꯁꯥꯔ ꯌꯥꯕꯨꯗꯤ ꯍꯥꯏꯔꯛꯑꯣ ꯌꯥꯔꯦ ꯁꯤꯁꯦ ꯁꯥꯔ ꯑꯗꯣ ꯑꯣꯀꯦ ꯍꯪꯉꯨ ꯄꯤꯕ ꯍꯪꯉꯨ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯑꯝꯇ ꯍꯪꯗꯦ ꯍꯥꯏꯅꯤ ꯍꯪꯉꯨꯅꯤ ꯑꯣꯀꯦ ꯕꯤꯖꯤꯅꯦꯁꯀꯤ ꯋꯦꯁꯦ ꯑꯩ ꯐꯖꯅ ꯈꯪꯗ꯭ꯔꯤꯕꯀꯣ ꯍꯥꯏꯗꯤ ꯗꯤꯐ꯭ꯔꯦꯟꯁ ꯃꯌꯥꯝ ꯂꯩꯌꯦꯕ ꯁꯤꯗ ꯃꯌꯥꯝꯅ ꯍꯥꯏꯅꯩꯁꯦ ꯑꯗꯨꯒꯤꯗꯣ ꯑꯩꯉꯣꯟꯗ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯁꯨ ꯍꯥꯏꯗꯣꯏꯅꯤ ꯀꯩꯅꯣ ꯁꯨꯝ ꯃꯌꯥꯝ ꯂꯩ ꯃꯌꯥꯝꯅꯁꯨ ꯇꯥꯛꯄꯤꯔꯅꯤ ꯃꯌꯥꯝꯁꯨ ꯐꯥꯏꯌꯔ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯑꯩꯅ ꯇꯥꯛꯄ ꯃꯌꯥꯝꯁꯤꯅ ꯃꯌꯥꯝ ꯂꯣꯏ ꯇꯥꯛꯂꯛꯑꯅꯤ ꯑꯗꯣ ꯈꯪꯉꯣ ꯍꯥꯏꯕꯗꯤ ꯑꯩ ꯉꯁꯥꯏ ꯑꯩ ꯅꯉꯣꯟꯗ ꯁꯥꯎꯕ ꯅꯠꯇꯦꯕ ꯕꯠ ꯕꯤ ꯄꯣꯖꯤꯇꯤꯚꯅꯦ ꯁꯥꯔ ꯄꯣꯖꯤꯇꯤꯚꯀꯤ ꯋꯥ ꯅꯠꯇꯦ ꯄꯣꯖꯤꯇꯤꯚꯀꯤ ꯋꯥ ꯅꯠꯇꯦ ꯑꯦꯇꯦꯟꯁꯟꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯌꯦꯕꯀꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯇꯥꯏ ꯃꯌꯥꯝꯁꯦ ꯂꯣꯏ ꯍꯪꯉꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯅ ꯌꯦꯡꯉꯨ ꯑꯗꯨꯗ ꯑꯩꯒꯤꯗꯤ ꯅꯪꯅ ꯇꯥꯍꯧꯗꯕ ꯅꯪ ꯃꯤꯁ ꯇꯧꯗꯣꯏꯅꯦꯕ ꯁꯣ ꯑꯩꯅ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯍꯥꯏꯗꯣꯏꯁꯦ ꯈꯪꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯅ ꯄꯤꯔꯛꯏꯕ ꯐ꯭ꯂꯣꯁꯦ ꯂꯣꯏ ꯐꯣꯂꯣ ꯇꯧꯔꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯪꯅ ꯈꯪꯗ ꯇꯥꯔꯁꯨꯀꯣ ꯃꯌꯥꯝ ꯃꯔꯛꯇ ꯑꯗꯨꯝ ꯍꯪꯉꯣꯕ ꯁꯤ ꯀꯣꯏꯁꯟꯁꯦ ꯑꯩꯅ ꯑꯗꯨ ꯃꯇꯝꯗ ꯄ꯭ꯔꯦꯖꯦꯟ ꯑꯣꯏꯗ ꯇꯥꯔꯁꯨ ꯑꯃ ꯅꯠꯇ꯭ꯔ ꯑꯃꯅ ꯑꯗꯨꯝ ꯈꯪ ꯇꯥꯔꯗꯤ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯛꯑꯅꯤꯕ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯩ ꯍꯥꯏꯁꯦ ꯑꯗꯨꯅ ꯅꯪ ꯁꯤꯗꯩꯁꯤꯗ ꯄꯨꯔꯥ ꯅꯪꯒꯤ ꯕ꯭ꯔꯗꯔꯃꯛꯅꯦ ꯈꯜꯂꯣ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯩ ꯍꯌꯦꯡ ꯁꯤꯁꯇꯔ ꯌꯥꯎ ꯇꯥꯔꯁꯨ ꯁꯤꯁꯇꯔꯅꯤ ꯈꯜꯂꯣ ꯂꯣꯏꯅꯃꯛ ꯌꯥꯎꯔꯣ
ꯂꯣꯏ ꯈꯜꯂꯀꯥꯟꯗ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨ ꯊꯥꯅꯕ ꯃꯦꯁꯦꯖ ꯑꯗꯨ ꯇꯧꯕ ꯃꯌꯥꯝꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯐꯣꯂꯣ ꯏꯆ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯔꯨ ꯌꯥꯔꯦ ꯑꯗꯒꯤ ꯅꯪꯅ ꯊꯥꯔꯛꯄꯗꯣ ꯑꯩꯅ ꯊꯦꯡꯅꯕ ꯑꯣꯏꯇꯥꯔꯦ ꯑꯩꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯛꯑꯅꯤ ꯁꯣ ꯑꯦꯚ꯭ꯔꯤ ꯁ꯭ꯇꯦꯞ ꯑꯩꯅ ꯉꯁꯤ ꯁꯤꯌꯔ ꯇꯧꯔꯛꯀꯗꯧꯔꯤꯕ ꯑꯦꯚ꯭ꯔꯤ ꯁ꯭ꯇꯦꯞ ꯉꯁꯤꯗ ꯅꯠꯇꯦ ꯃꯊꯪ ꯁꯤꯌꯔ ꯇꯧꯔꯛꯀꯗꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯐꯖꯅ ꯐꯣꯂꯣ ꯇꯧꯕ ꯌꯥꯔꯦ ꯑꯗꯨ ꯃꯇꯝꯗ ꯅꯪ ꯕꯤꯖꯤꯅꯦꯁꯀꯤ ꯅꯪ ꯈꯪꯉꯝꯗꯦ ꯍꯥꯏꯁꯦ ꯂꯣꯏ ꯈꯪꯉꯛꯑꯅꯤ ꯕꯤꯖꯤꯅꯦꯁꯁꯦ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯑꯗꯣ ꯉꯁꯤꯒꯤ ꯀ꯭ꯂꯥꯁ ꯑꯩꯅ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯍꯪꯗꯣꯏꯁꯦ ꯉꯁꯤ ꯀ꯭ꯂꯥꯁꯁꯤꯗ ꯅꯪ ꯀꯌꯥꯝ ꯕꯤꯖꯤꯅꯦꯁꯀꯤ ꯅꯣꯂꯦꯖ ꯀꯌꯥꯝ ꯈꯪꯍꯧꯗꯕ꯭ꯔꯥ ꯁꯦꯡꯅ ꯍꯥꯏꯔꯣ ꯑꯩꯉꯣꯟꯗ ꯑꯦꯇꯦꯟꯁꯟ ꯀꯥꯏꯗ ꯂꯩꯇꯦ ꯑꯩ ꯍꯥꯏꯔꯣ ꯀꯩꯅꯣ ꯇꯧꯋꯦ ꯅꯣꯠ ꯈꯔ ꯇꯧꯁꯜꯍꯧꯋꯦ ꯁꯥꯔ ꯃꯔꯛꯇ ꯌꯥꯎꯕꯅꯦꯕ ꯀ꯭ꯂꯥꯁꯁꯦ ꯑꯩ ꯕ꯭ꯔꯗꯔ ꯅꯤꯂꯀꯥꯟꯇꯟꯗ ꯇꯧꯔꯒ ꯀꯣꯜ ꯇꯧꯔꯒ ꯀ꯭ꯂꯥꯁꯁꯦ ꯍꯥꯟꯅ ꯍꯧꯔꯝꯃꯦꯕ ꯑꯩ ꯋꯥꯛꯀꯤꯡ ꯆꯦꯜꯂꯨꯕꯅꯦꯕ ꯍꯜꯂꯛꯄꯗ ꯀ꯭ꯂꯥꯁ ꯍꯧ ꯂꯩꯔꯝꯃꯦ ꯑꯗꯩ ꯅꯣꯠ ꯈꯔꯗꯤ ꯇꯧꯁꯜꯍꯧꯋꯦ ꯁꯥꯔ ꯉꯁꯥꯏꯒꯤ ꯕꯤꯖꯤꯅꯦꯁ ꯄꯥꯔꯁꯟ ꯃꯌꯥꯝꯗꯣ ꯖꯦꯔꯦꯃꯤ ꯀꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯁꯥꯔꯅ ꯖꯦꯔꯦꯃꯤ ꯐ꯭ꯔꯦꯒ꯭ꯔꯦꯟꯁ ꯅꯣꯠ ꯈꯔ ꯑꯗꯨꯗꯣ ꯇꯧꯁꯜꯍꯧ ꯄꯔꯁꯟꯗꯨꯒꯤ ꯃꯔꯝꯗ ꯅꯠꯇꯦꯀꯣ ꯄꯔꯁꯟꯗꯨꯅ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁꯇꯨ ꯌꯦꯡꯉꯨ ꯍꯥꯏꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯌꯦꯡꯉꯨ ꯚꯥꯞ ꯇꯧ ꯀꯩꯝ ꯈꯜꯂꯨꯅꯨ ꯌꯥꯔꯦ ꯔꯁ ꯇꯧꯒꯅꯨ ꯑꯩ ꯇꯝ ꯇꯧꯔꯛꯀꯦ ꯇꯝ ꯆꯪꯉꯛꯑꯣ ꯌꯥꯔꯦ ꯀꯣꯟꯐꯤꯗꯦꯟꯁ ꯋꯥꯡꯈꯠꯂꯛꯑꯣ ꯅꯪ ꯍꯧꯖꯤꯛ ꯄꯔꯁꯣꯅꯦꯜ ꯗꯦꯕꯂꯞꯃꯦꯟ ꯀꯥꯏꯗꯣ ꯇꯧꯔꯁꯤ ꯄꯔꯁꯣꯅꯦꯜ ꯗꯦꯕꯂꯞꯃꯦꯟꯁꯤꯗꯤ ꯀꯩꯅꯣ ꯄꯔꯁꯣꯅꯦꯜ ꯗꯦꯕꯂꯞꯃꯦꯟꯁꯦ ꯑꯩꯅ ꯑꯗꯨꯝ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯄꯤꯊꯣꯛꯏ ꯃꯌꯥꯝꯗꯨꯗꯤ ꯄꯔꯁꯣꯅꯦꯜ ꯗꯦꯕꯂꯞꯃꯦꯟ ꯉꯥꯛꯇꯅꯤ ꯀꯩꯅꯣꯗꯣ ꯃꯅꯨꯡꯗ ꯁꯥꯊꯤꯕ ꯒ꯭ꯔꯣꯠ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨꯝ ꯇꯧꯁꯦꯕ ꯃꯊꯪ ꯒ꯭ꯔꯣꯠ ꯇꯧꯅꯕ ꯑꯗꯨꯒ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜꯁ ꯉꯁꯥꯏ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜꯁꯀꯤ ꯃꯇꯥꯡ ꯍꯥꯏꯈꯤꯕꯗꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯔꯛꯀꯦ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜꯁꯦ ꯀꯃꯥꯏꯅ ꯏꯝꯄ꯭ꯔꯨꯚ ꯇꯧꯅꯤ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯄꯔꯐꯦꯛꯁꯅꯤꯖꯝꯁꯦ ꯁꯤ ꯊꯕꯛ ꯂꯧꯊꯣꯛꯈ꯭ꯔꯣ ꯄꯔꯐꯦꯛ ꯑꯣꯏꯗ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯁꯤꯃ ꯂꯧꯊꯣꯛꯈ꯭ꯔꯣ ꯁꯤ ꯀꯤꯂꯔꯅꯦ ꯁꯤꯁꯦ ꯂꯣꯏ ꯍꯥꯠꯇꯣꯛꯇꯣꯏꯅꯦ ꯁꯤꯁꯤꯅ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤ ꯇꯥꯔꯗꯤ ꯋꯥꯁꯀꯤ ꯖꯒꯥꯗ ꯏꯁ ꯌꯨꯁ ꯇꯧꯕ ꯇꯥꯔꯗꯤ ꯑꯥꯔꯒꯤ ꯖꯒꯥꯗ ꯋꯦꯔ ꯌꯨꯁ ꯇꯧꯕ ꯇꯥꯔꯗꯤ ꯍꯦꯞ ꯕꯤꯟꯒꯤ ꯖꯒꯥꯗ ꯍꯦꯞ ꯌꯨꯁ ꯇꯧꯕ ꯇꯥꯔꯗꯤ ꯁꯤ ꯈꯟꯕ ꯋꯥꯈꯟꯁꯦ ꯁꯤꯃ ꯈꯜꯂꯨꯔꯅꯨ ꯀꯣ ꯅꯪꯅ ꯇꯧꯗꯣꯏꯁꯦ ꯕꯤꯖꯤꯅꯦꯁꯅꯤ ꯅꯪ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜꯁꯀꯤ ꯇꯤꯆꯔ ꯅꯠꯇꯦ ꯐꯥꯔꯁꯇ ꯁꯤꯁꯤꯃ ꯅꯤꯡꯁꯤꯡꯉꯣ ꯅꯪ ꯏꯪꯂꯤꯁꯀꯤ ꯇꯤꯆꯔ ꯅꯠꯇꯦ ꯁ꯭ꯀꯨꯜꯗ ꯆꯠꯂ ꯇꯥꯛꯀꯗꯕ ꯃꯤ ꯅꯠꯇꯦ ꯅꯪ ꯇꯧꯗꯣꯏꯁꯦ ꯑꯣꯟꯂꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯠ ꯇꯧꯕ ꯄꯥꯎ ꯐꯥꯎꯅꯕ ꯑꯗꯨꯒ ꯕꯦꯁ ꯋꯦꯗ ꯅꯪꯅ ꯉꯥꯡꯕ ꯁꯤ ꯈꯛꯇꯅꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯁꯦ ꯃꯤꯅ ꯍꯣꯏ ꯃꯤ ꯈꯔ ꯂꯩ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯦꯌꯔ ꯑꯣꯏꯗꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯦꯇꯔ ꯁꯨꯡꯑꯣꯏ ꯑꯣꯏꯗꯦ ꯀꯣ ꯑꯩꯅ ꯃꯤ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯏꯪꯂꯤꯁ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯉꯥꯡꯒꯦꯔꯥ ꯀꯩꯗꯧꯒꯦꯔꯥ ꯑꯩꯒꯤꯗꯤ ꯃꯥꯅ ꯄꯤꯗꯣꯔꯤꯕ ꯚꯦꯂꯨꯁꯦ ꯑꯩꯉꯣꯟꯗ ꯀꯥꯟꯅꯒꯗ꯭ꯔꯥ ꯀꯥꯟꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯛꯇꯅꯦ ꯑꯩꯅ ꯌꯦꯡꯉꯤꯁꯦ ꯑꯥꯏ ꯗꯣꯟ ꯀꯦꯌꯔ ꯑꯕꯥꯎꯠ ꯃꯥꯒꯤ ꯏꯪꯂꯤꯁ ꯀꯃꯥꯏꯅ ꯉꯥꯡꯉꯤ ꯍꯣꯏ ꯈꯤꯇꯪꯗꯤ ꯏꯝꯄ꯭ꯔꯦꯁꯟ ꯍꯥꯏꯕꯁꯤꯗꯤ ꯏꯪꯂꯤꯁꯀ ꯅꯥꯟꯅ ꯉꯥꯡꯉ ꯇꯥꯔꯗꯤ ꯑꯗꯨꯝ ꯃꯤꯅ ꯁꯨꯝ ꯏꯝꯄ꯭ꯔꯦꯁꯟ ꯑꯃ ꯋꯥꯡꯉꯦ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯈꯟꯅꯕꯅꯦ ꯀꯩꯅꯣꯝꯗ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗꯗꯤ ꯏꯪꯂꯤꯁꯁꯦ ꯀꯩꯅꯣ ꯍꯥꯏ ꯀ꯭ꯂꯥꯁꯇ ꯌꯥꯝꯅ ꯇ꯭ꯔꯤꯠ ꯇꯧꯋꯦ ꯍꯥꯏ ꯀ꯭ꯂꯥꯁ ꯑꯣꯏꯅ ꯇ꯭ꯔꯤꯠ ꯇꯧꯋꯦ ꯏꯪꯂꯤꯁ ꯉꯥꯡꯕ ꯃꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕ ꯃꯤꯅꯤ ꯍꯥꯏꯕ ꯄꯣꯠꯇ ꯋꯥꯈꯜ ꯑꯃ ꯈꯟꯅꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯤ ꯄꯣꯠꯁꯦ ꯑꯔꯥꯟꯕ ꯄꯣꯠꯅꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒꯨꯝꯕ ꯗꯔꯀꯥꯔ ꯇꯥꯗꯦꯕ ꯍꯥꯏꯕꯗꯤ ꯅꯪ ꯏꯪꯂꯤꯁ ꯉꯥꯡꯒꯦꯔꯥ ꯉꯥꯡꯉꯣꯏꯒꯦꯔꯥ ꯀꯝꯃ꯭ꯌꯨꯅꯤꯀꯦꯠ ꯇꯧ ꯇꯥꯔꯗꯤ ꯅꯪꯅ ꯄꯤꯗꯣꯔꯤꯕ ꯚꯦꯂꯨꯁꯦ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯇ ꯀꯥꯟꯅꯗꯣꯏ ꯑꯣꯏꯇꯥꯔꯗꯤ ꯂꯦꯠꯁ ꯗꯨ ꯏꯠ ꯁꯤ ꯈꯛꯇꯅꯦꯕ ꯑꯩꯒꯤꯗꯤ ꯁꯣ ꯁꯦꯝ ꯊꯤꯡ ꯅꯣꯏꯅꯁꯨ ꯌꯦꯡꯉꯨꯅꯦ ꯌꯨ ꯑꯦꯁꯀꯤ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯒꯤ ꯁꯥꯟꯅꯔꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯨ ꯑꯦꯁꯀꯤ ꯅꯪ ꯌꯨ ꯀꯦꯒꯤ ꯀ꯭ꯂꯥꯏꯟꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯌꯨ ꯀꯦꯒꯤ ꯅꯪꯒꯤ ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯣꯏꯅ ꯅꯪꯒꯤ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯗꯖꯟ ꯃꯦꯇꯔꯅꯦ ꯃꯣꯏꯅ ꯉꯥꯡꯉꯤ ꯏꯪꯂꯤꯁꯁꯨ ꯕ꯭ꯔꯣꯀꯟ ꯌꯥꯝ ꯌꯥꯎꯋꯦꯕ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯗ ꯀꯩ ꯂꯩ ꯃꯣꯏꯗꯤ ꯃꯄꯥꯟꯒꯤ ꯃꯤꯅꯤ ꯌꯨ ꯀꯦꯒꯤ ꯃꯤꯅ ꯉꯥꯡꯕꯅꯤ ꯃꯣꯏ ꯏꯪꯂꯤꯁꯇ ꯆꯨꯝꯃꯦꯅ ꯈꯟꯖꯕ ꯋꯥꯅꯦꯕ ꯅꯪ ꯅꯤꯒꯥꯅ ꯉꯥꯡꯕ ꯕ꯭ꯂꯦꯛ ꯑꯃꯦꯔꯤꯀꯟꯅ ꯉꯥꯡꯕ ꯏꯪꯂꯤꯁꯇꯣ ꯑꯃ ꯇꯥꯎ ꯅꯇ ꯄꯨꯔꯥ ꯕ꯭ꯔꯣꯀꯟ ꯉꯥꯛꯇꯅꯤ ꯃꯣꯏ ꯉꯥꯡꯉꯤ ꯃꯌꯥꯝꯁꯤꯡꯗꯣ ꯒ꯭ꯔꯥꯃꯔꯒ ꯑꯃ ꯌꯥꯎꯗꯕ ꯃꯣꯏ ꯉꯥꯡꯉꯤ ꯃꯌꯥꯝꯁꯤꯡꯗꯣ ꯕꯠ ꯑꯦꯠ ꯗꯤ ꯑꯦꯟ ꯑꯣꯐ ꯗ ꯗꯦ ꯕ꯭ꯂꯦꯛ ꯑꯃꯦꯔꯤꯀꯟꯅ ꯉꯥꯡꯕ ꯏꯪꯂꯤꯁꯇꯤ ꯏꯪꯂꯤꯁꯅꯤ ꯍꯥꯏꯕꯅꯦꯕ ꯃꯩꯇꯩ ꯃꯆꯥꯅ ꯉꯥꯡꯕ ꯏꯪꯂꯤꯁꯇꯤ ꯏꯪꯂꯤꯁ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯃꯆꯥꯅ ꯉꯥꯡꯕ ꯏꯪꯂꯤꯁꯇꯤ ꯏꯪꯂꯤꯁ ꯅꯠꯇꯦ ꯍꯥꯏꯕꯅꯦꯕ ꯁꯤ ꯄꯣꯏꯟꯠꯁꯤꯅꯦꯕꯀꯣ ꯑꯗꯨ ꯇꯥꯔꯗꯤ ꯑꯗꯨꯒꯤ ꯀꯩꯝ ꯀꯤꯒꯅꯨ ꯑꯗꯨꯅ ꯏꯝꯄ꯭ꯔꯨꯚ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯤꯗꯤ ꯑꯩꯅ ꯄꯤꯔꯛꯄ ꯁ꯭ꯀꯤꯜꯁꯨ ꯈꯛꯇ ꯅꯠꯇꯕ ꯑꯩꯅꯁꯨ ꯍꯥꯏꯔꯛꯀꯅꯤ ꯏꯪꯂꯤꯁ ꯏꯝꯄ꯭ꯔꯨꯚ ꯇꯧꯒꯦ ꯍꯤꯟꯗꯤ ꯏꯝꯄ꯭ꯔꯨꯚ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯈ꯭ꯋꯥꯏ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯁꯦ ꯍꯣꯏ ꯐꯤल्म ꯌꯦꯡꯕ ꯏꯁꯩ ꯇꯥꯕ ꯑꯗꯩ ꯀꯩꯅꯣ ꯇꯧꯕꯁꯦ ꯂꯣꯏ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯕꯠ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯗꯤ ꯉꯥꯡꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯉꯥꯡꯗ꯭ꯔꯒꯗꯤ ꯏꯝꯄ꯭ꯔꯨꯚ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏꯕ ꯁꯝ ꯋꯥꯠ ꯁꯣꯏꯔꯁꯨ ꯀꯩꯗꯧꯔꯁꯨ ꯄꯉꯥꯡ ꯉꯥꯡꯁꯤꯟꯕ ꯑꯗꯨꯝ ꯄꯉꯥꯡ ꯉꯥꯡꯕ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯅꯪ ꯍꯧꯖꯤꯛ ꯍꯤꯟꯗꯤ ꯍꯩꯇꯦ ꯀꯥꯏꯗꯤ ꯍꯤꯟꯗꯤ ꯍꯩꯇꯦ ꯍꯥꯏꯕꯁꯦ ꯀꯤꯗꯣꯏꯅꯦꯕ ꯍꯤꯟꯗꯤ ꯍꯩꯇꯦ ꯏꯪꯂꯤꯁ ꯍꯩꯇꯦꯁꯦ ꯀꯤꯗꯣꯏꯅꯦꯕ ꯑꯁ ꯁꯣꯏꯈ꯭ꯔꯗꯤ ꯀꯩꯗꯧꯕ ꯋꯥꯈꯜꯁꯦ ꯈꯟꯗꯣꯏꯅꯦꯕ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯉꯥꯡꯉꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯗꯅꯦꯕ ꯍꯩꯍꯧꯔꯣꯏꯗꯣꯏꯁꯦ ꯉꯥꯡꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕꯀꯣ ꯍꯥꯏꯕꯗꯤ ꯅꯁꯥ ꯅꯊꯟꯇ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯍꯥꯏꯕꯗꯤ ꯅꯁꯥ ꯅꯊꯟꯇ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯋꯦ ꯁꯥꯔ ꯑꯩꯁꯨ ꯁꯥꯏꯌꯦꯕ ꯅꯁꯥ ꯅꯊꯟꯇ ꯋꯥꯔꯤ ꯁꯥꯎꯕꯀꯣ ꯅꯁꯥ ꯅꯊꯟꯇ ꯋꯥꯔꯤ ꯁꯥꯎ ꯅꯪꯒꯤ ꯋꯥꯈꯜꯁꯦ ꯁꯨꯝ ꯌꯦꯡꯉꯨꯅꯦ ꯁꯨꯝ ꯋꯥꯁꯔꯨꯝꯗꯒ ꯐꯝꯕ ꯃꯇꯝꯗ ꯕꯥꯠꯔꯨꯝꯗꯒ ꯆꯠꯄ ꯃꯇꯝꯗ ꯏꯪꯂꯤꯁꯇ ꯋꯥꯈꯜ ꯑꯃꯃꯨꯛ ꯈꯟꯕ ꯃꯇꯥꯡ ꯑꯃꯨꯛ ꯂꯥꯛꯄꯅꯦ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯃꯩꯇꯩ ꯃꯔꯣꯟꯗ ꯈꯟꯗꯕꯗꯁꯨ ꯗꯦꯠꯁ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯑꯗꯣ ꯏꯪꯂꯤꯁꯇ ꯋꯥꯈꯜ ꯈꯜꯂꯨ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯏꯪꯂꯤꯁꯇ ꯈꯜꯂꯤꯕ ꯋꯥꯈꯟꯗꯣ ꯏꯪꯂꯤꯁꯇꯣ ꯑꯣꯟꯊꯣꯛꯑ ꯉꯥꯡꯉꯨꯅꯦ ꯑꯝꯇ ꯗꯦꯠꯁ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯀꯩꯒꯨꯝꯕ ꯄꯣꯗꯀꯥꯁ ꯑꯃ ꯇꯥꯔꯨꯀꯥꯟꯗ ꯄ꯭ꯔꯣꯅꯟꯁꯤꯌꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯦꯟꯁꯦ ꯍꯥꯏꯕꯗꯤ ꯃꯣꯏꯗꯧ ꯉꯥꯡꯕ ꯍꯥꯏꯕ ꯅꯠꯇꯕ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯉꯥꯡꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟꯂꯅꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯀꯩꯅꯣꯗ ꯂꯥꯛꯇꯥꯔꯗꯤꯀꯣ
ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯗ ꯂꯥꯛꯇꯥꯔꯗꯤ ꯇꯣꯉꯥꯟꯕ ꯑꯃ ꯂꯥꯛꯑꯅꯤꯕ but again ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯃꯇꯝꯗ suppose ꯑꯩꯒꯤꯗ ꯍꯥꯏꯔꯒꯦ ꯑꯩꯅ ꯑꯦꯛꯁꯦꯟꯁꯦ ꯇꯣꯉꯥꯜꯂꯛꯏꯁꯦ ꯄ꯭ꯔꯣꯅꯥꯎꯟꯁꯤꯌꯦꯁꯟ ꯇꯣꯉꯥꯜꯂꯛꯏꯁꯦ ꯀꯃꯥꯏꯅ ꯇꯣꯉꯥꯜꯂꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯨꯝ ꯇꯥꯔꯒ ꯇ꯭ꯔꯥꯏ ꯇꯧꯔꯛꯑꯀꯥꯟꯗ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗ ꯑꯩꯁꯦ ꯕ꯭ꯂꯦꯛ ꯑꯃꯦꯔꯤꯀꯟ ꯌꯥꯝ ꯐꯣꯂꯣ ꯇꯧꯔꯛꯑꯦꯕ ꯔꯦꯞ ꯃ꯭ꯌꯨꯖꯤꯛꯁꯦ ꯌꯥꯝ ꯐꯣꯂꯣ ꯇꯧꯔꯛꯑꯦꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯕ꯭ꯂꯦꯛ ꯑꯃꯦꯔꯤꯀꯟꯒꯤ ꯃꯣꯏꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯉꯥꯡꯅꯤꯡꯕꯩ ꯇꯥꯏꯞꯇ ꯉꯥꯡꯉꯣꯏꯕ ꯉꯥꯡꯉꯀꯥꯟꯗ ꯈꯔ ꯂꯩꯔꯀꯥꯟꯗ ꯃꯤꯒꯤ ꯃꯑꯣꯡꯒ ꯇꯧꯔ ꯇꯥꯔꯗꯤ ꯄꯛꯇꯕ ꯃꯑꯣꯡꯒ ꯇꯥꯗꯣꯏꯅꯦꯕ but again ꯑꯗꯨꯒꯤ ꯃꯇꯨꯡ ꯁꯨꯝ ꯇꯧꯔꯛꯑꯀꯥꯟꯗꯗꯤ ꯑꯩ ꯏꯁꯥꯒꯤ ꯄ꯭ꯔꯣꯅꯥꯎꯟꯁꯤꯌꯦꯁꯟꯁꯦ ꯈꯤꯇꯪ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯀꯥꯟꯗ ꯏꯁꯥꯒꯤ ꯃꯑꯣꯡꯗ ꯉꯥꯡꯖꯔꯛꯄ ꯋꯥꯅꯦꯕ ꯃꯤ ꯈꯔꯅ ꯑꯃꯨꯛ ꯍꯥꯏꯌꯦꯕ ꯅꯪꯅ ꯉꯥꯡꯉꯤꯁꯦ ꯅꯪ ꯁꯨꯃꯥꯏꯅ ꯉꯥꯡꯉꯦ ꯕ꯭ꯔꯣꯁꯦ ꯑꯩꯒꯤ ꯃꯅꯨꯡꯗ ꯊꯣꯛꯂꯛꯄ ꯀꯩꯅꯣꯅꯦꯕ ꯉꯥꯡꯕ ꯈꯨꯉꯥꯡꯅꯦꯕ ꯁꯣ ꯑꯗꯨꯅ ꯁꯤꯗꯤ ꯅꯪꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯀꯥꯟꯗ ꯉꯥꯡꯉꯛꯀꯗꯕꯅꯦꯕ ꯍꯧꯖꯤꯛ ꯅꯉꯣꯟꯗ ꯑꯩ ꯍꯧꯖꯤꯛ ꯋꯥ ꯑꯃ ꯍꯥꯏꯕ ꯃꯇꯝꯗ ꯀꯩꯅꯣꯝꯃ ꯍꯥꯏꯔꯁꯦꯕ how are you ꯀꯩ ꯍꯥꯏꯕꯁꯦ ꯑꯗꯒꯤ what are you doing ꯀꯩ ꯍꯥꯏꯕꯁꯦꯀꯣ ꯁꯤꯒꯤ ꯃꯤꯒꯤ ꯄ꯭ꯔꯣꯅꯥꯎꯟꯁꯤꯌꯦꯁꯟ ꯈꯦꯠꯅꯔꯛꯀꯅꯤꯕ ꯅꯪꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟꯁꯦ ꯈꯦꯠꯅꯔꯛꯀꯅꯤ ꯅꯪꯒꯤ ꯇꯣꯅꯥലിꯇꯤꯁꯦ ꯈꯦꯠꯅꯔꯛꯀꯅꯤꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯒꯤꯗꯤ ꯍꯤꯟꯗꯤꯗ ꯍꯥꯏꯔꯒ ꯑꯗꯩ ꯀꯍꯥ ꯔꯍते हो भाई ꯀꯩ ꯍꯥꯏꯕꯁꯦ ꯅꯪ ꯁꯤ ꯇꯣꯅꯥലിꯇꯤ ꯇꯣꯡꯉꯥꯜꯂꯛꯀꯅꯤꯕ ꯅꯣꯏꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤ ꯇꯣꯅꯥലിꯇꯤꯁꯤ ꯅꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯇꯣꯅꯥലിꯇꯤꯁꯦ ꯀꯃꯥꯏꯅ ꯉꯥꯡꯒꯅꯤ ꯍꯥꯏ ꯇꯥꯔꯗꯤ ꯁꯨꯃꯥꯏꯅ ꯉꯥꯡꯕ ꯏꯪꯂꯤꯁꯁꯨ ꯂꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥꯗ ꯂꯩꯀꯣ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯉꯥꯡꯕ ꯍꯥꯏꯗꯤ ꯇꯣꯟꯁꯦ ꯁꯨꯡꯌꯥ ꯌꯥꯎꯗꯕ I was there I was sleeping ꯁꯤ ꯁꯨꯃꯥꯏꯅ ꯇꯣꯟ ꯌꯥꯎꯗꯕꯤꯗ ꯄꯨꯔꯥ ꯁ꯭ꯇ꯭ꯔꯦꯠꯇ ꯉꯥꯡꯕꯁꯦ ꯁꯤ ꯁꯣꯏꯗꯣꯏꯅꯦꯕ ꯁꯤ ꯄꯣꯠꯁꯦ ꯈꯪꯕ꯭ꯔꯥ ꯇꯣꯅꯥലിꯇꯤꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯇꯣꯅꯥലിꯇꯤ ꯍꯥꯏꯕꯗꯤ ꯁꯤꯆꯨꯋꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥꯡꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ oh I was there man ꯇꯣꯅꯥലിꯇꯤ ꯃꯈꯜ ꯑꯃꯅꯦ ꯁꯤ ꯄꯣꯠꯁꯦ I have watched that movie man I like it ꯁꯤ ꯇꯣꯅꯥലിꯇꯤꯅꯦꯕ I have watched that movie ꯀꯩ ꯍꯥꯏꯕ ꯇꯣꯅꯥലിꯇꯤꯁꯤꯗ ꯅꯪꯒꯤ ꯗꯤꯐ꯭ꯔꯦꯟꯁꯦ ꯂꯥꯛꯇꯣꯏꯅꯦꯕ ꯇꯣꯅꯥലിꯇꯤꯁꯨ ꯄ꯭ꯔꯦꯛꯇꯤꯁ ꯇꯧ ꯑꯗꯒꯤꯗꯤ ꯄ꯭ꯔꯣꯅꯥꯎꯟꯁꯤꯌꯦꯁꯟꯁꯦ ꯌꯥꯔꯤꯉꯩ ꯄ꯭ꯔꯣꯅꯥꯎꯟꯁꯤꯌꯦꯁꯟꯁꯤꯗ ꯁꯦꯡꯅꯕ ꯍꯣꯠꯅꯧꯕ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯁ꯭ꯇꯛ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯁꯤ ꯄꯣꯠꯁꯤꯗꯤꯀꯣ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯪꯁꯦ ꯑꯩꯈꯣꯏꯅ ꯉꯥꯡꯉꯨꯔꯤꯕ ꯂꯦꯡꯒ꯭ꯋꯦꯖꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯂꯦꯡꯒ꯭ꯋꯦꯖ ꯌꯥꯝ ꯍꯥꯔꯗ ꯑꯣꯏꯌꯦꯕ ꯃꯤꯅ ꯃꯇꯧ ꯇꯧ ꯉꯝꯗꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯃꯤꯅ ꯃꯇꯧ ꯇꯧ ꯉꯝꯕ ꯂꯦꯡꯒ꯭ꯋꯦꯖ ꯅꯠꯇꯦꯕ ꯇꯝꯕꯗ ꯌꯥꯝ ꯋꯥꯕ ꯂꯦꯡꯒ꯭ꯋꯦꯖꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥꯃꯛꯇꯁꯨ ꯑꯩꯈꯣꯏꯅ ꯉꯥꯡꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯣꯟ ꯑꯃ ꯉꯥꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯁꯨ ꯈꯤꯇꯪ ꯁ꯭ꯂꯤꯞ ꯑꯣꯐ ꯇꯪꯁꯦ ꯑꯗꯨꯝ ꯊꯣꯛꯑꯦꯕ ꯑꯩꯈꯣꯏꯗꯁꯨ ꯁꯣ ꯊꯣꯛꯀꯅꯤ ꯑꯗꯨ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯨꯝ ꯉꯥꯡꯉꯨꯕꯅ ꯍꯥꯏꯕꯗꯤ ꯃꯤꯅ ꯍꯥꯏꯔꯒ ꯍꯥꯏꯌꯨ ꯀꯩꯅꯣ ꯑꯩꯒꯤꯗꯤ ꯂꯦꯡꯒ꯭ꯋꯦꯖ ꯅꯠꯇꯦ ꯀꯩꯅꯣ ꯑꯩꯗꯤ ꯁꯤ ꯇꯝꯃꯒ ꯍꯩꯔꯛꯄꯅꯦ ꯑꯗꯨ ꯅꯪꯒꯤꯗꯤ ꯃꯥꯗꯔ ꯇꯪꯅꯦ ꯑꯗꯨꯝ ꯉꯥꯡꯉꯨ ꯌꯥꯔꯦ ꯀꯩꯝ ꯀꯥꯏꯗꯦ ꯍꯥꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯩꯅꯣ ꯑꯀꯤꯕ ꯀꯩꯝ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯤꯔꯨꯔꯅꯨ ꯌꯥꯔꯦ ꯀꯤꯔꯨꯔꯗꯤ ꯇꯣꯛꯑꯦ ꯉꯥꯡꯕ ꯉꯝꯗꯦꯅ ꯁꯨꯝ ꯑꯩꯗꯤ ꯏꯀꯥꯏꯖꯩꯅ ꯇꯧꯕ ꯇꯥꯔꯗꯤ ꯏꯀꯥꯏꯖꯕ ꯃꯤꯒꯤꯗꯤ ꯖꯒꯥ ꯂꯩꯇ꯭ꯔꯦ ꯑꯗꯨꯝ ꯁꯤꯃ ꯈꯪꯖꯜꯂꯨ ꯅꯪꯒ ꯃꯤ ꯑꯃꯒ ꯂꯦꯞꯃꯤꯟꯅꯕ ꯃꯇꯝꯗ ꯀ꯭ꯂꯥꯏꯟꯗꯣ ꯁꯤ ꯂꯩꯔꯒ ꯅꯪꯅ ꯏꯀꯥꯏꯖꯩꯅ ꯇꯧ ꯂꯩꯗꯤ ꯁꯤꯅ ꯑꯗꯨꯝ ꯂꯧꯈꯤ ꯇꯥꯕꯅꯤ ꯀ꯭ꯂꯥꯏꯟꯗꯣ ꯑꯗꯨꯝ ꯁꯤꯝꯄꯜ ꯔꯨꯖꯤꯠ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯁꯥ ꯇꯥꯔꯦ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯃꯗ꯭ꯔꯣ ꯁꯥ ꯉꯝꯃꯅꯤ ꯀꯣꯟꯐꯤꯗꯦꯟꯁ ꯑꯥ ꯌꯧꯈ꯭ꯔꯦ ꯃꯤ ꯔꯨꯖꯤꯠ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯗꯥꯎꯠ ꯑꯝꯇ ꯂꯩꯅꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯕꯤꯔꯌꯥꯟꯗ ꯂꯣꯏ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯕꯣ ꯂꯟꯆꯦꯟꯕ ꯂꯣꯏ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯕꯣ ꯑꯣꯏꯔꯦ ꯁꯥꯔ ꯌꯥꯔꯦ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯇꯥꯛꯁ ꯂꯥꯛꯑꯅꯤ ꯍꯌꯦꯡ ꯅꯨꯡꯗꯥꯡꯗ ꯀꯣꯔꯁ ꯑꯃ ꯂꯥꯛꯑꯅꯤ ꯑꯗꯣ ꯍꯟꯗꯛꯁꯦ ꯀꯣꯔꯁ 2 ꯄꯤꯒꯦ ꯇꯧꯔꯝꯕꯅꯦ ꯄꯤꯗ꯭ꯔꯤꯗꯣ ꯀꯩꯅꯣ ꯍꯥꯏꯕꯗ ꯔꯣꯗ ꯃꯦꯞ ꯂꯥꯛꯇꯕ ꯃꯤ ꯌꯥꯝ ꯌꯥꯎꯕ ꯑꯗꯨꯒꯤ ꯔꯣꯗ ꯃꯦꯞ ꯂꯥꯛꯇꯕꯅꯤꯅ ꯅꯣꯏꯅ ꯊꯦꯡꯊꯍꯟꯕ ꯃꯤꯗꯣ ꯅꯣꯏꯅ ꯅꯁꯥꯅ ꯈꯪꯖꯔꯣ ꯇꯥꯛꯁ ꯑꯃ ꯄꯤꯗꯣ ꯊꯦꯡꯊꯔꯕ ꯑꯗꯨꯒꯤ ꯀꯣꯔꯁꯇꯣ ꯂꯥꯛꯇ꯭ꯔꯤꯗꯣ ꯃꯤ ꯑꯃꯅ ꯁꯣꯏꯕꯗꯒꯤ ꯂꯥꯛꯇ꯭ꯔꯕꯅꯦ ꯍꯥꯏꯕꯁꯦ ꯈꯪꯉꯣ ꯁꯤꯁꯨ ꯅꯣꯏꯅ ꯅꯁꯥꯅ ꯃꯅꯨꯡꯗ ꯄ꯭ꯔꯦꯁꯔ ꯊꯝꯅꯔꯣꯀꯣ ꯍꯥꯏꯕꯗꯤ ꯃꯤ ꯑꯃꯅ ꯊꯦꯡꯊꯔꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯂꯥꯛꯑꯔꯣꯏꯗꯕꯅꯦ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯗꯨꯝ ꯊꯦꯡꯊꯗꯣꯔꯕꯅꯦ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯁꯤꯒꯤ ꯔꯨꯜꯁ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟ ꯃꯦꯟꯇꯦꯟ ꯇꯧꯅꯔꯣ ꯊꯨꯅ ꯄꯥꯝꯃꯦ ꯍꯥꯏ ꯇꯥꯔꯗꯤ ꯂꯣꯏꯅꯃꯛ ꯂꯣꯏꯁꯟꯅꯕ ꯃꯇꯝ ꯆꯥꯅ ꯑꯗꯣ ꯑꯃꯅ ꯊꯦꯡꯊ ꯂꯩꯇꯥꯔꯗꯤ ꯅꯣꯏꯁꯨ ꯆꯦꯛ ꯇꯧꯔꯣ ꯀꯅꯥ ꯊꯥꯔꯛꯇ꯭ꯔꯤꯁꯦ ꯀꯅꯥ ꯇꯧꯗ꯭ꯔꯤꯁꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯃꯦꯀꯞ ꯇꯧꯅ ꯊꯨꯅ ꯊꯥꯔꯛ ꯇꯥꯔꯗꯤ ꯊꯨꯅ ꯐꯪꯉꯤ ꯑꯩꯁꯨ ꯊꯨꯅ ꯄꯤꯔꯛꯑꯦ ꯌꯥꯔꯕꯣ ꯁꯥꯖꯦꯠ ꯌꯥꯔꯦ ꯁꯥꯔ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯉꯁꯤ ꯀ꯭ꯂꯥꯁꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤ ꯀꯥꯟꯅꯩ ꯉꯁꯤ ꯀ꯭ꯂꯥꯁꯁꯦ ꯀꯩꯕ ꯀꯥꯟꯅꯩꯌꯦꯕ ꯌꯥꯝꯅ ꯀꯥꯟꯅꯩꯗꯪ ꯍꯥꯏꯒꯅꯨꯀꯣ ꯍꯌꯦꯡ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯑꯣ ꯀꯥꯟꯅꯩꯗꯪꯗꯨꯗ ꯑꯗꯨꯗꯪ ꯇꯥꯅꯤꯡꯗꯦ ꯀꯥꯟꯅꯩ ꯍꯥꯏꯕꯗꯨ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯔꯤꯖꯜꯠꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯁꯥꯔ ꯀꯣꯏꯁꯟ ꯑꯝꯇ ꯍꯪꯖꯧꯒꯦꯅꯦ ꯁꯨꯡꯍꯪ ꯍꯪꯗꯦ ꯍꯥꯏꯅꯤ ꯍꯥꯏꯔꯛꯑꯣ ꯍꯥꯏꯗꯤ ꯖꯁ ꯌꯨꯇꯨꯕꯇ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯁꯤꯗꯤ ꯌꯥꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯋꯤꯗꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯀꯣꯄꯤꯔꯥꯏꯠ ꯆꯥꯕ ꯈꯣꯠꯄ ꯌꯥꯝ ꯇꯧꯋꯤꯗꯅ ꯑꯗꯨꯗ ꯁꯤꯗꯒꯤ ꯁꯥꯔ ꯑꯩꯅ ꯕꯣꯗꯀꯥꯁꯀꯨꯝꯕ ꯄꯤꯔꯦ ꯈꯜꯂꯣꯅꯦ ꯁꯤꯗ ꯑꯩꯅ ꯍꯥꯏꯔꯛꯇꯣꯏꯁꯤ ꯖꯁ ꯃꯥꯏꯟ ꯁꯦꯠ ꯄꯜꯂꯦ ꯈꯜꯂꯣꯅꯦ ꯃꯥꯏꯟ ꯁꯦꯠꯀꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ ꯑꯃ ꯁꯥꯔ ꯌꯥꯎꯍꯜꯂꯤꯗꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯗꯥꯏꯗꯒꯤ ꯂꯧꯒꯦꯁꯦ ꯁꯤ ꯈꯤꯇꯪ ꯄꯔꯁꯅꯦꯜꯗꯤ ꯑꯣꯏꯔꯦꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯩꯝ ꯍꯥꯏꯗꯤ ꯄꯔꯁꯅꯦꯜ ꯄꯤꯟꯇꯔꯦꯁꯇꯕꯨꯗꯤ ꯌꯦꯡꯉꯦ ꯑꯗꯣ ꯀꯣꯄꯤꯔꯥꯏꯠ ꯄꯤꯟꯇꯔꯦꯁꯇꯕꯨꯗꯤ ꯑꯗꯨꯝ ꯐꯪꯉꯦꯕꯀꯣ ꯑꯗꯨ ꯁꯤ ꯀꯣꯄꯤꯔꯥꯏꯠ ꯆꯥꯕ ꯌꯥꯎꯋꯦꯕ
ꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯗꯥꯎꯠ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯀꯣꯔꯁ ꯄꯤꯔꯛꯀꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯍꯧꯖꯤꯛ ꯍꯥꯏꯒꯦ ꯄꯤꯟꯇꯔꯦꯁ ꯍꯥꯏꯕ ꯄꯣꯠꯁꯤꯗꯤ ꯑꯗꯨꯗꯩ ꯁꯤꯖꯤꯟꯅꯧꯅꯣ ꯅꯪꯅ ꯀꯥꯏꯗ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕ ꯄꯤꯟꯇꯔꯦꯁ ꯅꯠꯇꯕ ꯀꯥꯏꯗ ꯁꯤꯖꯤꯟꯅꯩ ꯍꯥꯏꯔꯣ ꯑꯩꯁꯦ ꯃꯦꯟꯂꯤ ꯄꯤꯟꯇꯔꯦꯁꯇꯪ ꯁꯤꯖꯤꯟꯅꯩ ꯁꯥꯔ ꯄꯤꯛꯁꯦꯜꯁ ꯀꯥꯏꯅ ꯑꯇꯩ ꯂꯩ ꯁꯤꯖꯤꯟꯅꯗꯦ ꯄꯤꯛꯁꯦꯜꯁ ꯂꯩ ꯑꯗꯒꯤꯗꯤ ꯄꯤꯛꯁꯥꯕꯦ ꯑꯃ ꯁꯤꯖꯤꯟꯅꯧꯔꯨꯅꯨ ꯄꯤꯛꯁꯥꯕꯦꯁꯤ ꯑꯗꯨꯝ ꯍꯥꯏꯖꯤꯜꯂꯒ ꯑꯗꯨꯝ ꯀꯣꯄꯤꯔꯥꯏꯠ ꯏꯁꯨ ꯄꯤꯖꯕꯅꯤ ꯄꯤꯛꯁꯦꯜꯁꯤꯃ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯗꯒꯤꯗꯤ ꯑꯃꯗꯣ ꯀꯔꯤ ꯑꯩ ꯊꯥꯕꯤꯔꯛꯀꯦ ꯀꯩꯅꯣꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯊꯥꯔꯛꯀꯦ ꯑꯗꯨꯒ ꯃ꯭ꯌꯨꯖꯤꯛ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯃ꯭ꯌꯨꯖꯤꯛꯁꯤꯃ ꯃꯨꯟꯅ ꯌꯦꯡꯉꯣ ꯀꯣꯄꯤꯔꯥꯏꯠ ꯆꯥꯕ ꯃ꯭ꯌꯨꯖꯤꯛ ꯌꯦꯡꯉꯒꯗꯤ ꯆꯥꯒꯗꯕ ꯃ꯭ꯌꯨꯖꯤꯛ ꯌꯦꯡꯉꯒꯗꯤ ꯑꯗꯨꯝ ꯀꯣꯄꯤꯔꯥꯏꯠ ꯆꯥ ꯇꯥꯕ ꯑꯗꯨꯅ ꯀꯣꯄꯤꯔꯥꯏꯠ ꯆꯥꯗꯅꯕ ꯑꯗꯒꯤꯗꯤ ꯃꯣꯏꯅ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯁꯨꯝ ꯌꯦꯡꯉꯣ ꯀꯣꯟꯇꯦꯟ ꯄꯤꯔꯤꯁꯦ ꯊꯔꯠ ꯄꯥꯔꯇꯤꯅ ꯄꯤꯔꯤꯕ ꯐ꯭ꯔꯤ ꯀꯣꯟꯇꯦꯟꯁꯦ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯗꯥꯏꯔꯦꯛꯂꯤ ꯀꯣꯟꯇꯦꯟꯗꯣ ꯄꯤꯒꯅꯨ ꯍꯥꯏꯅꯦꯕ ꯗꯥꯏꯔꯦꯛꯂꯤ ꯃꯣꯏꯒꯤ ꯀꯣꯟꯇꯦꯟꯁꯦ ꯃꯤꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯄꯤꯒꯅꯨ ꯍꯥꯏꯅꯦꯕ ꯅꯪꯅ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯀꯣꯟꯇꯦꯟꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯀꯚꯔ ꯇꯧꯈꯤꯕ ꯍꯥꯏꯕꯗꯤ ꯃꯤꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ ꯂꯧꯊꯣꯛꯄ ꯌꯥꯗꯕ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯃꯣꯗꯤꯐꯥꯏ ꯇꯧꯔ ꯄꯤꯔꯛ ꯇꯥꯔꯗꯤ ꯃꯣꯏ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦꯕ ꯑꯗꯨꯕꯨ ꯀꯩꯅꯣꯒꯤꯗꯨꯅꯗꯤ ꯑꯩꯅ ꯍꯥꯏꯁꯦ ꯄꯤꯟꯇ꯭ꯔꯦꯁꯀꯤꯗꯨ ꯅꯠꯇꯦ ꯄꯤꯛꯁꯦꯜꯒꯤ ꯋꯥꯔꯤꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯁ꯭ꯇꯤꯜ ꯃꯤꯑꯣꯏꯕꯁꯦ ꯌꯥꯝ ꯐꯠꯇꯦ ꯄꯩꯁꯥ ꯇꯥꯟꯅꯕ ꯍꯣꯠꯅꯕꯅꯤꯅ ꯃꯣꯏꯅ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯑꯗꯨ ꯇꯥꯔꯁꯨ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯅ ꯏꯗꯤꯠ ꯇꯧꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯍꯥꯏꯕꯗꯤ ꯗꯥꯏꯔꯦꯛꯂꯤ ꯅꯪꯅ ꯄꯤꯔꯛꯏꯕ ꯄ꯭ꯔꯗꯛꯁꯦ ꯁꯤꯖꯤꯟꯅꯗꯦ ꯁꯤꯗꯩꯁꯦ ꯑꯩꯅ ꯅ꯭ꯌꯨ ꯋꯦ ꯑꯣꯐ ꯀꯩꯅꯣ ꯍꯥꯞꯆꯤꯜꯂꯒ ꯁꯤꯖꯤꯟꯅꯩ ꯍꯥꯏꯌꯣ ꯁꯥꯔꯗꯒꯤ ꯁꯤꯗ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯃꯁꯥꯅ ꯐ꯭ꯔꯤ ꯊꯥꯗꯣꯛꯄꯅꯦ ꯍꯥꯏꯁꯦ ꯃ꯭ꯌꯨꯖꯤꯛ ꯈꯔ ꯂꯩꯕꯅꯤꯀꯣ ꯁꯤꯖꯤꯟꯅꯔꯒ ꯀꯣꯄꯤꯔꯥꯏꯠ ꯆꯥꯕ ꯂꯩꯕꯅꯤ ꯑꯩꯉꯣꯟꯗ ꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯝꯅꯁꯨ ꯆꯦꯛꯁꯜꯂꯣ ꯁꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯆꯦꯅꯦꯜ ꯆꯥꯎꯗ꯭ꯔꯤꯉꯩꯗꯤ ꯐꯩ ꯆꯦꯅꯦꯜ ꯆꯥꯎꯔꯀꯥꯟꯗꯗꯤ ꯀꯣꯄꯤꯔꯥꯏꯠ ꯌꯥꯝ ꯆꯥꯕ ꯐꯠꯇꯦꯕ ꯑꯗꯨꯅ ꯌꯨꯇ꯭ꯌꯨꯕꯀꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯂꯩ ꯃ꯭ꯌꯨꯖꯤꯛꯀꯤꯗꯤ ꯍꯣꯏ ꯁꯥꯔ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯂꯩꯕꯅꯦ ꯌꯥꯝꯗꯤ ꯌꯥꯎꯗꯕꯅꯦ ꯑꯗꯨ ꯌꯦꯡꯉꯣ ꯑꯩ ꯄꯤꯔꯛꯀꯦ ꯑꯩ ꯇꯥꯛꯂꯛꯀꯦꯁꯦ ꯃꯊꯪ ꯂꯣꯏ ꯇꯥꯛꯂꯛꯀꯦꯁꯦ ꯉꯁꯤ ꯂꯣꯏ ꯂꯣꯏꯁꯜꯂꯁꯦ ꯍꯥꯏꯔꯣ ꯀꯩꯅꯣ ꯍꯣꯏ ꯁꯥꯔ ꯌꯥꯝ ꯋꯥꯠꯂꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯀ꯭ꯂꯥꯁ ꯌꯥꯝ ꯋꯥꯠꯂꯤ ꯌꯨꯇ꯭ꯌꯨꯕ ꯀ꯭ꯂꯥꯁ ꯋꯥꯠꯂꯤ ꯑꯗꯩ ꯏꯃꯦꯜ ꯃꯥꯔꯀꯦꯇꯤꯡ ꯀ꯭ꯂꯥꯁ ꯋꯥꯠꯂꯤ ꯐꯅꯦꯜ ꯗꯤꯖꯥꯏꯅꯤꯡ ꯀ꯭ꯂꯥꯁ ꯋꯥꯠꯂꯤ ꯋꯦꯕꯁꯥꯏꯠ ꯗꯤꯖꯥꯏꯅꯤꯡ ꯀ꯭ꯂꯥꯁ ꯋꯥꯠꯂꯤ ꯁꯤꯒꯨꯝꯕ ꯁ꯭ꯀꯤꯜꯁ ꯉꯥꯛꯇꯅꯦ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯀ꯭ꯂꯥꯁ ꯋꯥꯠꯂꯤ ꯕꯤꯖꯤꯅꯦꯁ ꯕꯤꯜꯗꯤꯡ ꯀ꯭ꯂꯥꯁ ꯋꯥꯠꯂꯤ ꯌꯥꯝ ꯊꯤ ꯋꯥꯠꯂꯤ ꯀꯩꯅꯣ ꯉꯁꯤꯃꯛ ꯂꯣꯏꯁꯜꯂꯁꯦ ꯍꯥꯏꯔꯣ ꯑꯍꯤꯡ ꯇꯨꯝꯗꯉꯩ ꯌꯥꯏ ꯃꯤ ꯈ꯭ꯋꯥꯡ ꯅꯥꯕ ꯌꯥꯎꯅꯔꯦ ꯃꯤ ꯑꯥꯔꯖꯨꯟꯒ ꯂꯣꯏ ꯈ꯭ꯋꯥꯡ ꯅꯥꯔꯦ ꯍꯧꯖꯤꯛ ꯐꯔꯦ ꯀꯣꯏꯁꯟ ꯂꯩꯇ꯭ꯔꯕꯣ ꯋꯦꯕꯁꯥꯏꯠꯁꯦ ꯁꯥꯔ ꯈꯤꯇꯪ ꯊꯨꯅ ꯇꯥꯛꯄꯤꯌꯨ ꯋꯦꯕꯁꯥꯏꯠꯇꯤ ꯌꯥꯝ ꯂꯥꯏꯍꯦ ꯇꯥꯛꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯀꯅꯥꯅꯣ ꯄꯥꯔꯤ ꯅꯠꯇ꯭ꯔꯣ ꯄꯥꯔꯤ ꯀꯌꯥ ꯂꯩꯈ꯭ꯔꯒꯦ ꯋꯦꯔ ꯏꯁ ꯄꯥꯔꯤ ꯁꯥꯔ ꯇꯥ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯩ ꯅꯦꯠꯇꯨ ꯂꯣꯏꯊꯣꯛꯈ꯭ꯔꯕ ꯁꯥꯔ ꯑꯗꯣ ꯌꯨꯝ ꯊꯪꯅꯕꯗꯩ ꯋꯥꯏ ꯐꯥꯏ ꯁꯝꯕ ꯑꯣꯏꯕ ꯅꯦꯠꯇꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯀꯌꯥ ꯋꯦꯕꯁꯥꯏꯠ ꯇꯥꯛꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯋꯦꯕꯁꯥꯏꯠꯇꯤ ꯌꯥꯝ ꯀꯨꯏ ꯆꯪꯉꯣꯏ ꯋꯦꯕꯁꯥꯏꯠ ꯃꯈꯜ ꯁꯥꯐꯝꯗ ꯌꯥꯝ ꯂꯩ ꯑꯗꯣ ꯄꯤꯔꯒꯦ ꯌꯥꯔꯦ ꯑꯗꯨꯁꯨ ꯄꯤꯒꯦ ꯑꯗꯨ ꯀꯨꯏꯗꯅ ꯃꯊꯪꯒꯤ ꯌꯦꯡꯉꯁꯦ ꯍꯟꯗꯛ ꯀꯣꯟꯇꯦꯟ ꯀ꯭रिꯌꯦꯁꯟꯁꯨ ꯀꯩꯀꯥꯁꯨ ꯄꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯈꯟꯅꯔꯁꯤ ꯀꯔꯝ ꯀꯥꯟꯗ ꯄꯤ ꯌꯥꯒꯦꯗ ꯊꯨꯅꯕꯨꯗꯤ ꯇꯥꯛꯀꯦ ꯌꯥꯔꯕꯣ ꯑꯇꯣꯞꯄ ꯌꯥꯔꯕꯣ ꯄꯝꯀꯤꯟ ꯀꯥꯏ ꯂꯩꯒ꯭ꯔꯒꯦ ꯌꯥꯔꯦ ꯁꯥꯔ ꯌꯥꯔꯕꯣ ꯌꯥꯔꯦ ꯑꯣꯀꯦ ꯇꯥꯔꯦ ꯑꯣꯀꯦ ꯇꯥꯔꯦꯕ ꯎꯝ ꯉꯥꯏꯈꯣꯀꯣ ꯄꯥꯏꯌꯣ ꯑꯝꯇ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯒꯥꯏꯁ ꯍꯧꯕꯗꯩ ꯂꯣꯏꯕꯧ ꯐꯖꯅ ꯀꯩꯅꯣ ꯇꯧꯕꯩꯗꯃꯛꯇ ꯑꯩꯅ ꯄꯤꯔꯤꯕ ꯚꯦꯂꯨꯁꯦ ꯌꯧꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯌꯧꯔꯝꯗ ꯇꯥꯔꯁꯨ ꯃꯊꯪꯗ ꯑꯃꯨꯛ ꯍꯦꯟꯅ ꯌꯧꯅꯕ ꯚꯦꯂꯨ ꯄꯤꯔꯛꯀꯦ ꯍꯦꯟꯅ ꯌꯦꯡꯉꯣ ꯇꯧꯔꯁꯤ ꯒ꯭ꯔꯣ ꯇꯧꯔꯁꯤ ꯃꯊꯪ ꯆꯠꯂꯁꯤ ꯑꯩ ꯅꯣꯏꯒꯤ ꯀꯩꯅꯣ ꯐꯪꯉꯦ ꯑꯩꯅ ꯂꯣꯏ ꯄꯤꯔꯅꯤ ꯍꯣꯠꯅꯔꯣ ꯂꯦꯠꯁ ꯗꯨ ꯏꯠ ꯂꯦꯠꯁ ꯀꯤꯜ ꯏꯠ ꯍꯌꯦꯡꯗꯒꯤ ꯍꯧꯔꯁꯦ ꯍꯌꯦꯡꯗꯣ ꯊꯥꯗꯅꯕ ꯇꯧꯔꯣꯀꯣ ꯍꯌꯦꯡꯒꯤ ꯇꯥꯛꯁꯇꯣ ꯐꯖꯅ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯣ ꯌꯦꯡꯉꯁꯤ ꯌꯥꯔꯦ ꯔꯤꯗꯝ ꯌꯥꯔꯦꯀꯣ